ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜꯗ ꯂꯩꯔꯤꯕ ꯁꯥ ꯎꯆꯦꯛ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯄꯨꯝꯕ ꯃꯃꯥ ꯏꯃꯥ ꯍꯥꯏꯔꯤꯕꯁꯤ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯋꯥꯠꯇ ꯄꯥꯗꯕꯒꯨꯝ ꯀꯦꯖꯅ ꯑꯣꯏꯅꯖꯅ ꯂꯩꯖꯕꯅꯤ꯫ ꯃꯃꯥ ꯂꯩꯇꯕ ꯃꯆꯥ ꯑꯃꯅ ꯅꯨꯡꯉꯥꯏꯗꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ꯫ ꯆꯤꯔꯕ ꯇꯥꯟꯖꯥꯗꯗꯤ ꯃꯃꯥ ꯂꯩꯇꯕ ꯃꯆꯥ ꯑꯃꯠꯇ ꯃꯅꯤꯡ ꯊꯨꯡꯂꯝꯂꯣꯏ꯫ ꯃꯃꯥ ꯍꯥꯏꯕꯁꯤꯅ ꯄꯨꯝꯅꯃꯛꯄꯨ ꯀꯠꯊꯣꯛꯄꯤꯗꯨꯅ ꯃꯆꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏꯗꯤ ꯃꯆꯥꯒꯤ ꯈꯟꯗꯕ꯭ꯔꯥ? ꯈꯜꯂꯤ, ꯈꯪꯁꯨ ꯈꯪꯏ꯫ ꯃꯄꯥ ꯑꯣꯏꯕ ꯃꯣꯏꯁꯨ ꯃꯆꯥꯁꯤꯡꯒꯤ ꯑꯋꯥꯕ, ꯅꯨꯡꯉꯥꯏꯕ, ꯍꯔꯥꯎꯕ, ꯁꯥꯎꯅꯤꯡꯕ ꯄꯨꯝꯅꯃꯛ ꯈꯪꯏ꯫ ꯑꯗꯨꯕꯨ ꯀꯨꯞꯅ ꯌꯦꯡꯂꯨꯔꯕꯗꯤ ꯏꯃꯥ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯃꯆꯥꯅꯤ ꯍꯥꯏꯗꯣꯏꯔꯥ, ꯊꯥꯗꯣꯏ ꯑꯃꯗꯤ ꯊꯥꯅꯤꯜ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯥꯈ꯭ꯔꯥ ꯑꯣꯏꯔꯤꯕ ꯃꯄꯥ ꯌꯥꯏꯃꯅ ꯄꯨꯝꯅꯃꯛ ꯃꯃꯥ ꯑꯃꯗꯒꯤ ꯇꯥꯗꯕ ꯃꯤꯅꯨꯡꯁꯤꯗꯨ ꯐꯪꯖꯩ꯫ ꯑꯌꯨꯛꯅꯤ ꯌꯥꯏꯃ ꯃꯆꯥ ꯑꯅꯤꯕꯨ ꯍꯧꯗꯣꯛꯄ ꯆꯪꯂꯛꯏ꯫ "ꯍꯩ ꯊꯥꯗꯣꯏ, ꯊꯥꯅꯤꯜ, ꯍꯧꯒꯠꯂꯣꯅꯦ ꯅꯈꯣꯏ ꯑꯅꯤꯕꯨ꯫ ꯅꯨꯃꯤꯠꯁꯨ ꯊꯣꯛꯂꯛꯑꯦ, ꯇꯨ ꯑꯝꯇ ꯌꯦꯡꯉꯨ ꯊꯣꯡꯅꯥꯎꯁꯤꯗ꯫ ꯅꯨꯃꯤꯠꯅꯅꯦ ꯍꯥꯟꯅ ꯊꯣꯛꯂꯛꯄꯁꯦ ꯏꯀꯥꯏꯗ꯭ꯔꯥ ꯅꯣꯏꯕꯨ?" ꯊꯥꯗꯣꯏꯅ "ꯕꯥꯕꯥ ꯍꯧꯒꯠꯂꯛꯑꯒꯦ, ꯌꯥꯝ ꯏꯪꯉꯦꯅ ꯁꯨꯝ ꯍꯤꯞꯆꯤꯜꯂꯒ ꯂꯩꯔꯦ." ꯊꯥꯅꯤꯜꯗꯤ ꯃꯄꯥꯅ ꯍꯧꯗꯣꯛꯂꯤꯕꯗꯨ ꯇꯥꯔꯕꯁꯨ ꯀꯔꯤꯝꯇ ꯈꯨꯝꯗꯅ ꯑꯗꯨꯃꯛ ꯇꯨꯝꯁꯤꯟꯗꯨꯅ ꯂꯩ꯫ "ꯃꯔꯝ ꯃꯣꯛꯄꯅꯤꯁꯤ, ꯍꯧꯒꯠꯂꯣ꯫ ꯅꯆꯦꯁꯤꯁꯨꯅꯦ ꯍꯧꯗꯣꯔꯛꯑꯣ꯫ ꯄꯥꯕꯅ ꯆꯥꯒ ꯂꯣꯜꯂꯒ ꯊꯝꯂꯝꯂꯕꯅꯤ, ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯊꯣꯛꯂꯒ ꯆꯥꯗꯣ ꯊꯛꯇꯣꯛꯑꯣꯀꯣ, ꯄꯥꯕꯁꯨ ꯊꯕꯛ ꯆꯠꯅꯕ ꯇꯧꯔꯒꯦ." "ꯍꯣꯏ ꯄꯥꯕ." "ꯏꯆꯦ ꯍꯧꯒꯠꯂꯣ, ꯏꯆꯦ ꯇꯥꯕ꯭ꯔꯣ ꯏꯆꯦ?" "ꯇꯥꯏ, ꯍꯧꯒꯠꯂꯛꯑꯒꯦ꯫ ꯑꯩ ꯊꯣꯛꯑꯝꯃꯒꯦꯀꯣ, ꯄꯥꯕꯁꯨ ꯊꯕꯛ ꯆꯠꯈꯤꯗꯣꯔꯦ, ꯍꯣꯔꯦꯟ ꯉꯥꯃꯨꯛ ꯆꯥꯅꯕ ꯁꯦꯜ ꯈꯔ ꯂꯧꯍꯧꯒꯦꯕ." ꯊꯥꯅꯤꯜ ꯀꯔꯤꯁꯨ ꯈꯨꯝꯗ ꯏꯁꯥꯎ ꯁꯥꯎꯅꯤꯡꯕꯒꯨꯝ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯅꯤꯈꯛ ꯄꯣꯛꯄꯗ ꯃꯤꯆꯪ-ꯃꯤꯈꯥꯏ ꯅꯥꯏꯕ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ꯫ ꯑꯩꯕꯨꯅ ꯐꯖꯅ ꯍꯧꯗꯣꯛꯄꯤꯔꯝꯗꯕ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯍꯧꯒꯠꯂꯕꯅꯤ ꯌꯥꯔꯦꯅ ꯈꯜꯂꯒ ꯆꯠꯈ꯭ꯔꯤꯅꯤ꯫ ꯑꯩ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯃꯆꯥꯅꯨꯄꯤꯁꯤꯗꯅꯦ ꯁꯦꯜ ꯄꯤꯔꯝꯅꯕ ꯊꯑꯣꯏꯅ ꯇꯧꯔꯤꯅꯦꯕ꯫ ꯃꯥꯅ ꯁꯦꯜ ꯂꯧꯕ ꯊꯣꯛꯈ꯭ꯔꯤꯁꯦ ꯄꯥꯕꯅ ꯏꯪꯒꯤꯠ ꯇꯧꯔꯝꯒꯅꯤ ꯁꯣꯏꯗꯅ꯫ ꯈꯪꯅꯤꯕ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯆꯥꯒꯤꯕ ꯉꯝꯃꯣꯛꯇꯣ ꯄꯤꯖꯔꯣꯏ, ꯈꯤꯇꯪ ꯄꯤꯖꯒꯦ, ꯌꯥꯝ ꯄꯤꯖꯅꯤꯡꯉꯗꯤ." ꯑꯁꯨꯝꯅ ꯊꯥꯅꯤꯜ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯑꯁꯦꯡꯕꯗꯤ ꯃꯄꯥꯅ ꯍꯧꯗꯣꯛꯄ ꯂꯥꯛꯄꯗꯨ ꯃꯥꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯃꯥꯅ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯒꯠꯆꯗꯕꯅꯤ꯫ ꯃꯥꯁꯨ ꯍꯧꯒꯠꯂꯒ ꯁꯦꯜꯗꯨ ꯃꯥꯅ ꯂꯧꯔꯁꯨ ꯌꯥꯔꯤꯕꯅꯤ꯫ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯄꯨꯝꯅꯃꯛ ꯐꯠꯇꯅ ꯈꯜꯂꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯔꯝꯗꯥꯏ ꯑꯗꯨꯗ ꯊꯥꯗꯣꯏꯅ "ꯏꯆꯦ, ꯆꯦꯡꯐꯨ ꯃꯅꯨꯡꯗ ꯉꯥ ꯑꯌꯥꯏꯕ ꯊꯅꯝꯃꯤ ꯍꯥꯏꯕꯅꯤ ꯄꯥꯕꯅ, ꯑꯗꯨꯒ ꯆꯥꯁꯤ." "ꯏ, ꯆꯦꯡꯐꯨ ꯃꯅꯨꯡꯗꯗꯤ ꯀꯩꯒꯤ ꯊꯝꯃꯤꯕ? ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯝꯗꯦꯅ." "ꯏꯆꯦꯗꯤ ꯊꯣꯛꯁꯨ ꯊꯣꯛꯂꯛꯇꯅ ꯆꯦꯡꯐꯨ ꯃꯅꯨꯡꯗ ꯊꯝꯗ꯭ꯔꯗꯤ ꯉꯥꯗꯣ ꯍꯧꯗꯣꯡꯅ ꯆꯦꯟꯈꯤꯅꯤꯅ ꯇꯧꯔꯤꯅꯤ." "ꯌꯥꯔꯦ ꯈꯪꯉꯦ, ꯑꯩ ꯆꯥꯗꯅꯕ ꯂꯣꯠꯂꯤ ꯑꯣꯏꯔꯝꯅꯤ." "ꯅꯠꯇꯤꯌꯦ, ꯄꯥꯕꯅ ꯏꯆꯦꯒ ꯆꯥꯎ ꯍꯥꯏꯔꯝꯃꯤ." ꯑꯁꯨꯝꯅ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ, ꯋꯥꯍꯩ ꯈꯨꯗꯤꯡ ꯐꯠꯇꯕ ꯋꯥꯈꯜꯇꯅꯤ ꯊꯥꯅꯤꯜ ꯃꯥꯅ ꯈꯜꯂꯤꯕꯁꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯌꯥꯏꯃꯁꯨ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯜꯂꯛꯂꯤ꯫ "ꯕꯦꯝꯃ, ꯊꯥꯅꯤꯜ, ꯅꯣꯏꯕꯨ ꯏꯁꯤꯡꯒ ꯁꯣꯛꯆꯤꯜꯂꯨꯆꯣꯅꯦ, ꯅꯨꯃꯤꯗꯥꯡ ꯇꯥꯈꯤꯗꯧꯔꯦ." "ꯀꯩꯅꯣ ꯄꯥꯕ, ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯏꯁꯤꯡ ꯁꯣꯛꯑꯣꯗꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯣ? ꯆꯥꯔꯝꯗꯥꯏ ꯊꯛꯂꯝꯗꯥꯏꯗꯅ ꯊꯥꯗꯣꯏꯗ ꯍꯥꯏꯕ, ꯑꯗꯨꯒ ꯊꯕꯛ ꯇꯧꯔꯝꯗꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯕ꯫ ꯄꯥꯕ, ꯑꯩꯈꯣꯏꯁꯤ ꯅꯆꯥ ꯉꯥꯛꯇꯅꯤ, ꯃꯤꯆꯪ ꯃꯤꯈꯥꯏ ꯌꯥꯝ ꯅꯥꯏꯕꯤꯒꯅꯨ꯫ ꯄꯥꯕꯅ ꯅꯆꯥ ꯑꯅꯤꯈꯛ ꯂꯩꯕꯁꯤꯗ ꯑꯗꯨꯛ ꯌꯥꯝꯅ ꯑꯆꯥꯟ-ꯃꯤꯔꯥꯏ ꯅꯥꯏꯔꯗꯤ ꯀꯝꯗꯧꯅ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯅꯕ ꯉꯝꯗꯣꯏꯅꯣ?" "ꯍꯩꯃꯥ, ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯗ ꯑꯆꯥꯟ-ꯃꯤꯔꯥꯏ ꯅꯥꯏꯈ꯭ꯔꯕꯒꯦꯅꯦ ꯕꯦꯝꯃ? ꯆꯞ ꯃꯥꯟꯅꯩꯅꯦ, ꯅꯈꯣꯏꯅꯗꯤ ꯑꯗꯨꯝꯅ ꯈꯜꯂꯕꯁꯨ ꯄꯥꯕꯒꯤ ꯏꯐꯝꯗꯗꯤꯅꯦ ꯈꯦꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦꯅꯦ." "ꯌꯥꯔꯦ ꯌꯥꯔꯦ ꯄꯥꯕ, ꯑꯩꯁꯨ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ, ꯀꯅꯥꯅ ꯅꯨꯡꯁꯤ ꯀꯅꯥꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯣ꯫ ꯁꯣꯛꯑꯣꯏ ꯏꯁꯤꯡ ꯑꯝꯇ, ꯄꯥꯕꯅ ꯂꯨꯅ ꯇꯧꯖꯕ ꯅꯆꯥꯅꯨꯄꯤꯗꯨꯗ ꯑꯣꯏꯅ ꯍꯥꯏ, ꯑꯩꯉꯣꯟꯗꯒ ꯍꯥꯏꯕꯤꯔꯛꯀꯅꯨ." ꯌꯥꯏꯃ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨ ꯀꯔꯤꯁꯨ ꯈꯟꯖꯟꯗꯦ, ꯑꯉꯥꯡ ꯑꯣꯏꯔꯤꯕꯒꯤ ꯑꯗꯨꯛ ꯇꯧꯖꯔꯤꯅꯤ ꯈꯟꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯊꯥꯅꯤꯜ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯑꯐꯕ ꯑꯃꯠꯇ ꯈꯟꯕ ꯉꯝꯗꯦ꯫ ꯊꯥꯅꯤꯜ ꯃꯅꯥꯎꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯌꯦꯡꯊꯤꯗꯨꯅꯇ ꯂꯩ꯫ ꯃꯥꯅ ꯃꯅꯥꯎꯅꯨꯄꯤ ꯊꯥꯗꯣꯏꯕꯨ ꯅꯨꯡꯁꯤꯕ ꯁꯨꯛꯉꯝ ꯉꯝꯗꯦ꯫ ꯊꯥꯅꯤꯜ ꯊꯥꯗꯣꯏꯗ ꯀꯩꯊꯦꯜ ꯆꯠꯂꯒ ꯐꯖꯕ ꯐꯤꯔꯣꯜ ꯈꯔ ꯂꯩꯔꯨꯁꯤ, ꯃꯄꯥꯗꯒꯤ ꯁꯦꯜ ꯂꯧꯔꯛꯑꯣ ꯍꯥꯏꯔꯤ꯫ "ꯊꯥꯗꯣꯏ, ꯉꯁꯤꯗꯤ ꯄꯥꯕꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯔꯛꯑꯣ,
ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯐꯤꯔꯣꯜ ꯑꯍꯟꯕ ꯈꯔ ꯂꯩꯔꯨꯁꯤ꯫ ꯍꯣꯏ ꯏꯆꯦ, ꯄꯥꯕꯗꯣ ꯉꯔꯥꯡ ꯁꯦꯜ ꯈꯔ ꯐꯪꯂꯦ ꯍꯥꯏꯕꯅꯤ, ꯑꯩ ꯂꯧꯔꯛꯀꯦ꯫ ꯏꯁ, ꯅꯪꯗꯤ ꯄꯥꯕꯅ ꯁꯦꯜ ꯐꯪꯕ ꯀꯥꯁꯦ ꯌꯥꯝ ꯈꯪꯏꯅ, ꯄꯥꯕꯅ ꯂꯣꯟ ꯍꯥꯏꯔꯛꯏꯔꯣ? ꯅꯠꯇꯦꯗ ꯏꯆꯦ, ꯉꯔꯥꯡ ꯄꯥꯕꯅ ꯀꯣꯟ ꯐꯦꯡꯂꯤꯉꯩꯗ ꯍꯥꯏꯔꯛꯄꯅꯤ, ꯏꯆꯦꯗꯤ ꯉꯟꯇꯥꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯕꯅꯤꯅ ꯈꯪꯉꯝꯃꯔꯣꯏ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯩ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯍꯥꯏꯔꯤꯅꯤꯅꯦ, ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯃꯆꯥꯅꯤꯕꯨ ꯆꯞ ꯃꯥꯟꯅ ꯅꯨꯡꯁꯤꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯍꯦ, ꯄꯥꯕꯅ ꯏꯆꯦ ꯏꯕꯥꯅꯤꯒꯤ ꯑꯍꯥꯟꯕ ꯐꯤꯖꯣꯜ ꯊꯣꯟꯒꯅꯤ ꯍꯟꯗꯛ ꯁꯦꯜ ꯐꯪꯕꯗ ꯑꯗꯨꯝ ꯍꯥꯏꯔꯤꯗꯨꯗꯤ, ꯏꯆꯦꯁꯨ ꯈꯪꯉꯤꯗꯨꯕꯨ꯫ ꯍꯣ, ꯍꯥꯏꯗ ꯌꯥꯗꯕꯒꯤ ꯍꯥꯏꯖꯅꯕꯩ ꯋꯥꯅꯤ, ꯄꯥꯕꯅ ꯍꯥꯏꯒꯦ ꯍꯥꯏꯔꯗꯤꯅꯦ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯄꯨꯂꯞ ꯍꯥꯏꯕ ꯌꯥꯏ ꯀꯩꯅꯣ꯫ ꯑꯁ, ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯜꯂꯅꯨꯕ, ꯑꯩ ꯄꯥꯕꯗꯒꯤ ꯂꯧꯔꯛꯑꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯂꯧꯔꯣ, ꯅꯪꯅ ꯍꯥꯏꯔꯗꯤ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ꯫ ꯊꯥꯗꯣꯏ ꯀꯔꯤꯁꯨ ꯈꯟꯗ ꯃꯄꯥꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯔꯗꯨꯅ ꯃꯆꯦ ꯊꯥꯅꯤꯜꯒ ꯃꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯣꯏꯁꯤꯜꯂꯤꯕꯗꯨꯗꯁꯨ ꯀꯨꯞꯁꯦꯟꯅꯤ ꯁꯦꯟꯅꯔꯤꯕ ꯃꯆꯦ ꯃꯥꯅ ꯃꯅꯥꯎꯅꯨꯄꯤꯅ ꯀꯌꯥꯝ ꯀꯦꯔꯤꯕ, ꯀꯔꯝꯕ ꯐꯖꯕ ꯐꯤꯖꯣꯜꯕꯨ ꯁꯦꯠꯂꯤꯕ, ꯃꯉꯣꯟꯗꯒꯤ ꯍꯦꯜꯂꯤꯕ꯭ꯔꯥ ꯄꯨꯝꯅꯃꯛꯁꯨ ꯌꯦꯡꯁꯤꯜꯂꯤ꯫ ꯏꯆꯦ, ꯆꯠꯅꯕ ꯇꯧꯔꯁꯤ, ꯊꯦꯡꯈ꯭ꯔꯅꯤ, ꯍꯣꯔꯦꯟ ꯑꯄꯥꯝ ꯄꯥꯝꯗ ꯈꯟꯕꯗ ꯍꯦꯛꯇ ꯊꯦꯡꯈꯤꯗꯣꯏꯅꯤ꯫ ꯑꯗꯨ ꯌꯥꯝ ꯀꯦꯔꯤꯗꯨꯅ ꯀꯅꯥ ꯎꯅꯗꯧ ꯂꯩꯒꯦ? ꯏꯁ, ꯃꯥꯁꯨ ꯀꯦꯔꯤꯁꯤꯕꯨ ꯀꯅꯥ ꯎꯅꯔꯣꯏꯌꯦ, ꯁꯨꯝ ꯀꯦꯔꯤꯅꯤ꯫ ꯊꯥꯅꯤꯜ ꯃꯅꯥꯎꯅꯨꯄꯤꯗꯒꯤ ꯍꯦꯟꯅ ꯀꯦꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯐꯖꯕ ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯥꯎꯅꯤꯡꯂꯤꯕꯅꯤ꯫ ꯌꯥꯔꯦ, ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯋꯥꯏ ꯑꯗꯨꯗ ꯅꯨꯄꯥ ꯈꯔ ꯂꯩꯔꯝꯃꯤ꯫ ꯀꯦꯡꯕꯅ, "ꯍꯣꯏ ꯖꯦꯀꯣ, ꯀꯥꯏ ꯆꯠꯇꯣꯏꯅꯣ?" ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯂꯛꯅꯔꯛꯄꯗ ꯊꯥꯅꯤꯜ ꯃꯅꯥꯎꯅꯨꯄꯤꯗ ꯌꯦꯡꯉꯤ꯫ ꯀꯦꯡꯕꯅ, "ꯌꯥꯝ ꯄꯣꯡꯉꯤꯀꯣ ꯃꯁꯝ ꯁꯥꯡꯕꯤ, ꯃꯤꯡ ꯑꯝꯇ ꯍꯥꯏꯔꯝꯃꯨꯗꯅ." ꯊꯥꯅꯤꯜ ꯃꯅꯥꯎꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯣꯏꯅ ꯂꯛꯅꯔꯛꯄꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤ꯫ "ꯂꯥꯛꯑꯣ, ꯆꯠꯁꯤ." ꯀꯦꯡꯕꯅ, "ꯑꯝꯇ ꯍꯥꯏꯔꯝꯃꯣꯃꯤ, ꯑꯩ ꯅꯪ ꯌꯥꯝ ꯄꯥꯝꯃꯦꯕ." ꯀꯩꯁꯨ ꯈꯨꯝꯗꯦ ꯑꯅꯤꯃꯛ꯫ ꯀꯦꯡꯕꯅ, "ꯅꯪꯅ ꯃꯃꯥꯟꯅꯕꯤꯔꯥ? ꯃꯥꯒꯤ ꯃꯃꯤꯡ ꯑꯝꯇ ꯍꯥꯏꯔꯝꯃꯨ, ꯅꯃꯥꯟꯅꯕꯤꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ, ꯑꯝꯇ ꯍꯥꯏꯅꯕꯤꯌꯣꯃꯤ." ꯊꯥꯗꯣꯏꯅ, "ꯂꯥꯛꯃꯤꯟꯅꯔꯤꯁꯦ ꯏꯆꯦꯅꯤ, ꯎꯁꯤꯠꯇꯕ ꯇꯧꯒꯅꯨ." ꯊꯥꯅꯤꯜꯗꯤ ꯀꯩꯁꯨ ꯈꯨꯝꯗꯦ, ꯃꯥꯗꯤ ꯃꯅꯥꯎꯅꯨꯄꯤ ꯊꯥꯅꯤꯜꯗ ꯑꯣꯏꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯀꯦꯡꯕꯅ, "ꯑꯣꯍꯣ, ꯑꯩꯗꯤ ꯈꯪꯉꯨꯗ꯭ꯔꯦ, ꯑꯗꯣ ꯂꯩꯐꯝꯗꯣ ꯍꯥꯏꯔꯝꯃꯨ, ꯂꯨꯡꯕ ꯂꯥꯛꯀꯦ." "ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗꯅꯦ ꯂꯦꯝꯅ ꯂꯩꯕꯤꯍꯧꯔꯣ, ꯃꯤ ꯃꯃꯥꯡꯗ ꯌꯥꯝ ꯐꯖꯗꯦ." "ꯍꯣꯏ ꯍꯣꯏ, ꯅꯨꯡꯁꯤꯕꯤꯅ ꯍꯥꯏꯔꯕꯅꯤꯅ ꯂꯩꯍꯧꯔꯒꯦ, ꯑꯗꯣ ꯃꯇꯨꯡꯗꯁꯨ ꯂꯥꯛꯀꯅꯤꯀꯣ ꯑꯩꯗꯤ, ꯅꯪ ꯂꯨꯡꯕ." ꯑꯁꯨꯝꯅ ꯀꯦꯡꯕ ꯍꯣꯏꯁꯨ ꯂꯩꯍꯧꯔꯦ꯫ ꯊꯥꯅꯤꯜ ꯃꯅꯥꯎꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯂꯝꯕꯤꯗ ꯆꯠꯄꯗ ꯆꯨꯝꯅ ꯆꯠꯄ ꯍꯩꯇ꯭ꯔꯣ? ꯅꯃꯥꯏ ꯅꯃꯤꯠꯇꯣ ꯑꯔꯩꯕ ꯃꯈꯩ ꯀꯦꯁꯤꯜꯂꯒ ꯏꯔꯥꯡ ꯄꯨꯕꯅ ꯁꯛꯇꯨꯅ ꯈꯠꯈꯠ ꯂꯥꯎꯅ ꯆꯠꯂꯕꯅꯤꯅ ꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯣꯟꯁꯤꯜꯂꯛꯏꯅꯤ꯫ ꯑꯩ ꯅꯪꯒ ꯆꯠꯃꯤꯟꯅꯕꯁꯦ ꯍꯩꯅꯔꯣꯏꯗꯧꯔꯤ, ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯕ ꯏꯈꯠꯈꯠꯂꯗꯅ." "ꯑꯩ ꯁꯨꯝꯅ ꯆꯠꯄꯅꯤ ꯏꯆꯦ, ꯃꯣꯏꯅ ꯀꯔꯟ ꯇꯥꯖꯔꯛꯄꯅꯤ." "ꯌꯥꯔꯦ, ꯅꯆꯤꯟꯗꯨ ꯈꯨꯝꯃꯅꯨ, ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤ." ꯊꯥꯅꯤꯜ ꯁꯥꯎꯅꯤꯡ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯌꯧꯔꯛꯂꯤ꯫ ꯄꯣꯠꯐꯝ ꯑꯃꯗ ꯆꯪꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯄꯥꯝꯕ ꯁꯨꯝ ꯈꯜꯂꯤ꯫ ꯊꯥꯗꯣꯏꯅ, "ꯏꯅꯦ, ꯁꯤꯒꯤ ꯐꯨꯔꯤꯠꯁꯤꯕꯨ ꯀꯌꯥ ꯄꯤꯒꯦ?" "2 ꯃꯈꯥꯏꯈꯛ ꯄꯤꯌꯦ ꯏꯕꯦꯝꯃ, ꯅꯉꯣꯟꯗ ꯑꯣꯟꯊꯣꯛꯅꯁꯨ ꯄꯛꯆꯔꯅꯤ, ꯅꯁꯛꯅ ꯅꯁꯛ ꯐꯖꯔꯤꯕ, ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯦ?" ꯊꯥꯗꯣꯏ ꯅꯣꯛꯂꯒ, "ꯏꯅꯦ, ꯑꯩꯗꯤ ꯁꯝꯗꯣꯟ ꯈꯨꯟꯗꯒꯤꯅꯤ." ꯊꯥꯅꯤꯜ ꯁꯥꯎꯅꯤꯡꯅ, "ꯌꯥꯔꯦ, ꯐꯤ ꯂꯩꯕ ꯂꯥꯛꯏꯔꯥ ꯌꯨꯝ ꯇꯥꯛꯄ ꯂꯥꯛꯏꯔꯥ? ꯑꯩꯒꯤ ꯂꯩꯒꯗꯕ ꯋꯥꯠꯂꯤ." ꯃꯁꯛ ꯃꯁꯥꯁꯨ ꯈꯪꯗꯕ ꯃꯤꯅ ꯍꯪꯂꯒ ꯑꯗꯨꯝ ꯀꯣꯠꯊꯔꯒ ꯉꯥꯡꯉ ꯂꯩꯇꯣ ꯇꯟꯗ꯭ꯔꯣ? ꯁꯠ ꯂꯩꯔꯣ." "ꯀꯩꯅꯣ ꯏꯆꯦ, ꯑꯁ, ꯃꯤ ꯃꯃꯥꯡꯁꯤꯗ ꯏꯅꯦꯁꯦ ꯀꯩꯅꯣꯝ ꯈꯜꯂꯝꯃꯅꯤ." "ꯏꯕꯦꯝꯃ, ꯅꯆꯦꯔꯥ? ꯁꯨꯝ ꯅꯨꯡꯁꯤꯗꯨꯅ ꯍꯪꯕꯅꯤꯗ ꯏꯕꯦꯝꯃ, ꯌꯥꯔꯦꯁꯦ, ꯂꯨꯄꯥ 2 ꯈꯛ ꯄꯤꯔꯝꯃꯣ." "ꯑꯗꯣ ꯏꯕꯦꯝꯃ, ꯅꯪꯕꯨ ꯑꯩꯒꯤꯁꯤꯗꯗꯤ ꯌꯥꯎꯗ꯭ꯔꯕ꯭ꯔꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯐꯨꯔꯤꯠꯇꯨꯕꯣ?" "ꯌꯥꯎꯗꯦ, ꯐꯨꯔꯤꯠꯅꯦꯅ ꯐꯖꯕ ꯑꯃꯐꯥꯎ ꯎꯗꯦ. ꯅꯅꯥꯎꯅꯨꯄꯤꯅ ꯑꯁꯨꯛ ꯐꯖꯕ ꯑꯃ ꯈꯜꯂꯤꯁꯤꯗꯤ, ꯐꯖꯅ ꯌꯦꯡꯉꯣ, ꯐꯖꯕ ꯌꯥꯎꯕꯅꯤ." "ꯑꯁ, ꯄꯥꯝꯗꯦ, ꯁꯦꯜꯗꯣ ꯁꯠ ꯄꯤꯔꯝꯃꯣ ꯂꯥꯛꯑꯣ." ꯃꯇꯥ ꯑꯃꯅꯤꯅꯦ꯫ ꯊꯥꯅꯤꯜ ꯄꯩꯊꯣꯛꯇꯨꯅ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯣꯛꯂꯒ ꯂꯦꯞꯂꯒ ꯂꯩ꯫ "ꯏꯅꯦ, ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ." ꯊꯥꯗꯣꯏ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯊꯥꯗꯣꯏꯗꯤ ꯑꯍꯥꯟꯕ ꯆꯪꯕ ꯄꯣꯠꯐꯝꯗꯨꯗꯒꯤ ꯑꯄꯥꯝꯕ ꯑꯃꯗꯨꯝ ꯈꯜꯂꯒ ꯂꯧꯔꯛꯂꯤ꯫ ꯊꯥꯅꯤꯜꯗꯤ ꯃꯋꯥ ꯄꯦꯠꯄ, ꯃꯕꯨꯛ ꯐꯠꯇꯕ ꯃꯤꯅꯤꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯃꯤꯅ ꯐꯖꯩ ꯍꯥꯏꯔꯛꯄꯗꯨꯒꯤ ꯁꯥꯎꯅꯤꯡ ꯆꯠꯄꯅ ꯃꯥꯅ ꯑꯄꯥꯝꯕ ꯐꯤꯖꯣꯜ ꯑꯃꯠꯇ ꯍꯦꯛ ꯊꯦꯡꯅꯔꯝꯗꯦ꯫ ꯑꯌꯨꯛꯇꯒꯤ ꯆꯠꯄ ꯀꯩꯊꯦꯜꯗꯨ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯕꯅꯤ꯫ ꯀꯣꯟꯅꯊꯪꯗ ꯊꯥꯅꯤꯜꯒꯤ ꯐꯨꯔꯤꯠ ꯑꯃꯈꯛ ꯂꯩꯔꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯊꯥꯅꯤꯜꯅ, "ꯃꯤ ꯑꯃꯅ ꯉꯥꯡꯂꯛꯑꯁꯨ ꯑꯃꯅ ꯉꯥꯡꯉꯛꯑꯁꯨ ꯅꯣꯛꯈꯤ ꯑꯗꯨꯝ ꯑꯣꯟꯁꯤꯟꯅꯔꯒ ꯉꯥꯡꯅꯔꯒ ꯂꯩꯗꯨ ꯀꯩꯒꯤꯅꯣ? ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ, ꯏꯈꯠꯈꯠꯆꯤꯟꯅꯔꯗꯅ. ꯄꯣꯠꯁꯦ ꯉꯁꯥꯏꯅ ꯂꯩꯔꯗꯤ ꯉꯟꯅ ꯍꯜꯂꯣꯏꯗ꯭ꯔꯕ? ꯅꯪꯅ ꯃꯇꯝꯁꯦ ꯂꯣꯏꯅ ꯃꯥꯡꯍꯜꯂꯕꯅꯤ." ꯑꯁꯦꯡꯕꯗꯤ ꯊꯥꯗꯣꯏ ꯀꯅꯥꯒꯁꯨ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯃꯤꯅ ꯀꯧꯔꯛꯂꯤꯕꯗꯨꯁꯨ ꯃꯥꯒꯤ ꯃꯤꯀꯧ ꯃꯤꯔꯝ ꯐꯖꯕ, ꯃꯤ ꯀꯣꯏꯗꯕ,
ꯂꯝꯆꯠ ꯕꯦꯕꯥꯔ ꯑꯗꯨꯗ ꯅꯨꯡꯁꯤꯗꯨꯅ ꯊꯦꯡꯅꯕ ꯃꯤꯁꯤꯡꯅꯁꯨ ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯥꯅꯤꯜ ꯃꯥꯒꯤ ꯄꯣꯠ ꯈꯟꯕꯗꯅꯤ ꯑꯗꯨ ꯀꯨꯏꯅ ꯆꯪꯂꯤꯕꯗꯣ꯫ ꯑꯗꯨꯒ ꯌꯨꯝ ꯌꯧꯔꯛꯂꯒꯁꯨ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯃꯅꯥꯝꯇ ꯌꯥꯎꯁꯤꯟꯒꯗꯕ ꯅꯠꯇꯦ, ꯊꯥꯗꯣꯏꯅ ꯄꯨꯝꯅꯃꯛ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯊꯥꯗꯣꯏꯃꯥꯗꯤ ꯃꯐꯤ ꯃꯔꯣꯜ ꯁꯠ ꯁꯠ ꯍꯣꯡꯗꯣꯛꯇꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯊꯕꯛꯁꯤꯡꯗꯨ ꯁꯠ ꯁꯠ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯊꯥꯅꯤꯜ ꯃꯥꯗꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯐꯠꯇ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯊꯥꯗꯣꯏꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯌꯦꯠꯇꯣꯔꯤ, ꯃꯥ ꯍꯦꯛ ꯂꯩꯔꯤꯈꯩ ꯀꯅꯥꯝꯇꯅ ꯑꯩꯁꯦ ꯅꯨꯡꯁꯤꯔꯔꯣꯏ꯫ ꯊꯦꯡꯅꯕ ꯃꯤꯈꯨꯝ ꯈꯨꯗꯤꯡ ꯃꯥꯕꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯨꯝ ꯇꯧꯏ꯫ ꯏꯅꯥꯎꯅꯨꯄꯤ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯌꯦꯜꯂꯛꯄ ꯃꯥꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯊꯥꯅꯤꯜ ꯐꯠꯇ ꯋꯥꯈꯜ ꯀꯌꯥꯁꯤ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯥꯅꯤꯜꯅ ꯐꯠꯇ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯗꯨꯅ ꯑꯐ ꯐꯠꯇ ꯀꯔꯤꯁꯨ ꯈꯟꯊꯕ ꯇꯧꯗ ꯃꯅꯥꯎꯅꯨꯄꯤꯕꯨ ꯃꯥꯡꯍꯟꯈ꯭ꯔꯒꯦ ꯈꯟꯅ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯌꯥꯠꯇꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯥꯗꯣꯏ, ꯇꯥꯕ꯭ꯔꯣ ꯊꯥꯗꯣꯏ? ꯀꯥꯏ ꯂꯩꯒꯦ? ꯊꯥꯗꯣꯏ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯈꯨꯠꯇ ꯅꯨꯔꯥ ꯑꯃ ꯄꯥꯏꯔꯗꯨꯅ ꯋꯥꯏ ꯇꯩꯔꯝꯗꯨ ꯂꯦꯞꯂꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯃꯅꯤꯡꯗ ꯂꯩꯌꯦ ꯏꯆꯦ, ꯀꯩ ꯍꯥꯏꯒꯦ? ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯨ ꯑꯗꯨꯒ ꯁꯤꯗ ꯂꯥꯛꯑꯣ꯫ ꯍꯣꯏ ꯂꯣꯏꯗꯣꯔꯦ, ꯂꯥꯛꯑꯒꯦ꯫ ꯊꯥꯗꯣꯏ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯃꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯏꯆꯦ? ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯤ꯫ ꯀꯥꯏꯗꯅꯣ? ꯆꯠꯂꯒ ꯈꯪꯒꯅꯤ꯫ ꯊꯥꯗꯣꯏ ꯋꯥꯈꯜꯗ ꯐꯠꯇꯕ ꯑꯝꯇ ꯈꯟꯗ ꯅꯣꯛꯐꯦ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯍꯩꯁ, ꯑꯩ ꯆꯤꯡꯅꯩꯀꯣ꯫ ꯊꯥꯅꯤꯜꯗꯤ ꯃꯥꯒꯤ ꯐꯠꯇꯕ ꯂꯥꯂꯣꯡꯗꯨ ꯆꯤꯡꯅꯔꯤꯕ꯭ꯔꯥ ꯈꯟꯗꯨꯅ ꯄꯥꯈꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯅꯪꯅ ꯆꯤꯡꯅꯩꯁꯦ? ꯏꯇꯩ ꯎꯅꯗꯣꯏꯔꯣ? ꯑꯩꯒ ꯈꯪꯍꯟꯗꯕꯤꯗ ꯏꯇꯩ ꯑꯃꯒ ꯂꯩꯔ ꯆꯠꯂꯕ? ꯏꯔꯥꯡ ꯌꯥꯝ ꯇꯧꯅꯨꯀꯣ, ꯌꯦꯡꯅꯤꯡꯗꯦ, ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯛꯑꯣ꯫ ꯊꯥꯗꯣꯏ ꯀꯩꯁꯨ ꯈꯟꯗ ꯑꯗꯨꯃꯛ ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯣꯏꯁꯤꯟꯕꯗꯨ ꯎꯕꯗ ꯃꯄꯥ ꯌꯥꯏꯃꯅ, ꯏꯆꯥꯆꯥ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯏꯄꯥ ꯃꯪꯍꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯀꯣ, ꯂꯥꯞꯅ ꯆꯠꯀꯅꯣ꯫ ꯊꯥꯅꯤꯜꯅ, ꯀꯩꯁꯨ ꯂꯥꯞꯅ ꯆꯠꯇꯣꯏ ꯅꯠꯇꯦ, ꯀꯩꯊꯦꯜ ꯐꯥꯎꯇꯪꯅꯤ꯫ ꯀꯩꯅꯣꯅꯦ ꯅꯈꯣꯏꯕꯨ, ꯅꯍꯥꯟꯇ ꯀꯩꯊꯦꯜ ꯆꯠꯂꯨꯕꯗ ꯉꯥꯏꯔꯤꯕꯗꯥꯏꯅꯦ? ꯄꯣꯠ ꯑꯃ ꯀꯥꯎꯗꯅ ꯂꯩꯔꯛꯇ꯭ꯔꯤ, ꯑꯗꯨ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣ, ꯂꯣꯏꯁꯤꯜꯂꯨꯔꯕꯅꯤꯅ꯫ ꯑꯗꯣ ꯍꯥꯏꯗꯤ ꯍꯌꯦꯡꯗꯤ ꯄꯪꯊꯦꯡ ꯊꯦꯡꯅ ꯂꯩꯔꯛꯀꯅꯨꯀꯣ꯫ ꯊꯥꯗꯣꯏꯅ, ꯍꯣꯏ ꯄꯥꯕ, ꯑꯗꯨꯗꯤ ꯆꯠꯂꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯥꯗꯣꯏꯅ, ꯏꯆꯦ ꯀꯥꯏꯗꯅꯣꯕ ꯆꯠꯇꯣꯏꯁꯤ? ꯊꯥꯅꯤꯜ ꯍꯥꯏꯐꯦꯠ ꯅꯣꯛꯁꯤꯟꯅꯔꯒ, ꯀꯅꯥꯅꯣꯃ ꯎꯅꯔꯨꯁꯦꯅ ꯇꯧꯕꯅꯤ꯫ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯣꯔꯦꯟ ꯎꯔꯒ ꯈꯪꯅꯤ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯏ꯫ ꯎꯃꯪ ꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯑꯁꯨꯛꯄ ꯃꯐꯝ ꯑꯃꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯂꯣꯛ ꯑꯣꯏꯅ ꯆꯦꯜꯂꯤꯕꯗꯨꯒꯤ ꯆꯤꯡꯃꯥꯏ ꯑꯉꯝꯕ ꯃꯄꯥꯗꯨ ꯂꯦꯞꯂꯒ, ꯁꯤꯗ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ꯫ ꯀꯩꯅꯣ ꯏꯆꯦ, ꯃꯐꯝꯁꯦ ꯌꯥꯝ ꯁꯨꯏ, ꯁ꯭ꯋꯥꯏꯗ ꯎꯅꯗꯣꯏꯔꯣ? ꯑꯧ, ꯁ꯭ꯋꯥꯏꯗ ꯎꯅꯁꯤ ꯍꯥꯏꯈꯤ꯫ ꯊꯥꯗꯣꯏ ꯈꯔꯗꯤ ꯍꯩꯅꯗꯦ ꯃꯐꯝꯗꯨ, ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯃꯥꯁꯨ ꯂꯦꯞꯂꯒ ꯂꯩ꯫ ꯊꯥꯅꯤꯜꯗꯤ ꯇꯥꯟꯖꯥ ꯌꯦꯡꯂꯤ꯫ ꯊꯥꯗꯣꯏꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯣꯛ ꯑꯗꯨꯗ ꯌꯦꯡꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯂꯣꯛꯁꯤ ꯌꯥꯝ ꯐꯖꯗ꯭ꯔꯥ? ꯁꯤꯗ ꯋꯥꯁꯤ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯈꯤꯗ꯭ꯔꯦ꯫ ꯊꯥꯅꯤꯜ ꯃꯥꯅ ꯊꯥꯗꯣꯏꯗꯨꯕꯨ ꯂꯣꯛ ꯑꯗꯨꯗ ꯏꯟꯊꯈ꯭ꯔꯦ꯫ ꯅꯪꯗꯤ ꯑꯗꯨꯗ ꯇꯥꯗꯨꯅ ꯁꯤꯈꯤꯕꯅ ꯃꯇꯤꯛ ꯆꯥꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯌꯦꯜꯂꯛꯄ ꯃꯤꯗꯤ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯕꯅꯤ꯫ ꯊꯥꯅꯤꯜ ꯃꯅꯥꯎꯅꯨꯄꯤꯕꯨ ꯂꯣꯛ ꯑꯗꯨꯗ ꯏꯟꯊꯔꯝꯂꯒ ꯃꯌꯨꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯏ꯫ ꯕꯥꯕꯥ, ꯕꯥꯕꯥ, ꯕꯥꯕꯥ ꯇꯥꯕ꯭ꯔꯣ? ꯀꯥꯏꯗ ꯂꯩꯒꯦ? ꯌꯥꯏꯃ ꯏꯃꯨꯡꯗꯒꯤ ꯇꯍꯥ ꯇꯍꯥ ꯆꯦꯟꯊꯣꯔꯛꯇꯨꯅ, ꯍꯩ ꯀꯩꯗꯧꯔꯦ ꯅꯅꯥꯎꯗꯤ? ꯊꯥꯅꯤꯜ ꯄꯥꯈꯠꯆꯕ ꯃꯇꯧ ꯎꯠꯁꯤꯟꯅꯗꯨꯅ, ꯕꯥꯕꯥ, ꯊꯥꯗꯣꯏꯗꯣ ꯑꯩꯅ ꯄꯣꯠꯐꯝ ꯑꯃꯗ ꯐꯤ ꯈꯜꯂꯤꯉꯩꯗ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯈꯔꯅ ꯂꯥꯛꯑꯒ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯃꯥꯒꯤ ꯈꯪꯅꯕ ꯑꯣꯏꯔꯝꯒꯗ꯭ꯔꯗꯤ ꯈꯪꯗꯦ, ꯑꯩ ꯄꯥꯈꯠꯇꯨꯅ ꯄꯣꯠ ꯑꯝꯇ ꯂꯩꯇꯨꯅ ꯆꯦꯜꯂꯛꯂꯤꯕꯁꯤꯅꯤ ꯄꯥꯕ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯃꯇꯥꯡꯗꯨꯗ ꯑꯗꯨꯋꯥꯏꯗ ꯅꯨꯄꯥ ꯑꯝꯇ ꯂꯩꯇꯕ꯭ꯔꯣ? ꯅꯠꯇꯦ, ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯕ? ꯂꯩꯇꯦ, ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯀꯔꯣꯝꯗ ꯆꯠꯈꯤ? ꯏꯄꯥ ꯊꯤꯔꯨꯒꯦ꯫ ꯏꯆꯥꯗꯣ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯣꯏꯅꯣ? ꯐꯠꯇꯦꯗꯀꯣ ꯃꯤꯁꯤꯡꯁꯦ꯫ ꯌꯥꯏꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯤ꯫ ꯑꯗꯨꯒ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ꯫ ꯍꯥꯏꯌꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥ ꯇꯣꯝꯕꯤꯗꯣ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯌꯣ꯫ ꯈꯪꯗꯦ ꯄꯥꯕ, ꯐꯥꯔꯒ ꯄꯨꯈꯤꯕꯕꯨ ꯑꯩꯅ ꯈꯪꯒꯗ꯭ꯔꯣ? ꯑꯩ ꯏꯆꯥ ꯇꯣꯝꯕꯤꯗꯨ ꯊꯤꯔꯨꯒꯦ꯫ ꯅꯪ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯣ, ꯃꯄꯥ ꯑꯩꯅ ꯁꯣꯏꯗꯅ ꯐꯪꯅꯕ ꯊꯤꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯃ ꯃꯈꯨꯠꯇ ꯈꯨꯗꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯡꯗ ꯀꯔꯤꯁꯨ ꯇꯣꯡꯗ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗ ꯆꯦꯟꯈꯤ꯫ ꯊꯥꯅꯤꯜ ꯃꯇꯥꯡ ꯑꯗꯨ ꯐꯥꯎꯕ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯁꯥ ꯐꯠꯇꯅ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯌꯦꯡꯉꯨꯕꯁꯦ, ꯃꯆꯥ ꯇꯣꯝꯕꯤꯁꯤꯅ ꯃꯆꯥ ꯑꯣꯏꯅ ꯈꯜꯂꯤꯅꯦꯕ꯫ ꯑꯩꯕꯨꯅ ꯌꯨꯝꯁꯤꯗ ꯏꯇꯣꯝꯇ ꯁꯤꯖꯥꯎꯔꯁꯅꯨꯅ ꯊꯅꯝꯃꯤꯅꯦꯕ꯫ ꯌꯥꯝ ꯐꯠꯇꯕ ꯑꯍꯜꯅꯤ꯫ ꯑꯁꯨꯛ ꯐꯠꯇꯕ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯒ ꯐꯒꯗꯧꯅꯤ꯫ ꯌꯦꯡꯅꯤꯡꯗꯕꯅ ꯃꯤꯠꯁꯤ ꯅꯥꯔꯦ꯫ ꯀꯥꯟꯅꯗꯦ, ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯑꯗꯨꯝ ꯇꯨꯝꯊꯣꯛꯀꯦ꯫ ꯏꯃꯨꯡ ꯑꯗꯨ ꯃꯅꯥꯎꯅꯨꯄꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯥꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯒꯦ ꯍꯥꯏꯕꯁꯨ ꯈꯟꯗꯦ꯫ ꯀꯅꯥꯅꯕꯨ ꯊꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯣ? ꯅꯨꯡꯉꯥꯏꯅ ꯐꯃꯨꯡꯗꯨꯗ ꯇꯨꯝꯊꯣꯛꯇꯨꯅ ꯂꯩ꯫
नुमिदांगी थेंजिलक्लबा हिंग ओइरकदरो मतम मदुदा याइमा मपी थेथोक्तुना मागी युम मदुदा तपना संगले बेमा दनाउदु करुमदु मुकिबनो चाकलिदको नफा आइदी थानिल इसाउ साउनिंगना प्ररुप थोरकलगा करिनो अदम कपलगा लेरगे हाइब्रा मा मांख्रसु आई लेहरिसिदी आइगी कैसु खंद्रब मीना फानिना फाख्रबदुबु थीरगा अमु कैदौना दोइनो आई चाकलामबने चाकसे खर थोंबिबा याइ अइना तौबदो सुआइबिरिब्राबा मिसंग मिखै याम नाइबिगनो पापा करिनो इबेमा नंगना मिसंग मिखै नाइबा हाइरिबसे इपाना नोइबु नमा याउदा साउनब योलकपसिदा करिदा खेनब थमख्रबगे वारबसु वाना मियामदगी सोन्थादा लेहलिबनी होनारिबनी ऐसो नोंगमता वाइ हाइखिब्रो अइना कपलिबसे नंगसु खंगफम थोइ ननाउदना मफम खंगदना मांख्रगा इपाना करमना नुंगाइना लेगनी कराइदनो माना लेरमगदबा असुक वाना साकना खांगलिउ मैसाक मयामसे इसादा नुंगसिबगिनि थानिल हारिबा गांगलिबा पुंबा मागी मनादा हापते अस यारेसे चाकतु थोंदोकपिरो ऐ चाकलाबे याइमा मचा अहल थानिलदा थवाइ साकनि येंगलदुना करिसु वा मखा तारमदा चाखुमना संगदुना साक थोमली अइगिनि हाइबदा इसा अहल सिनतना कनासु लेहौत्रे इसा तोंबिना ngasi फाव हलक्त्रिबसिनदि अमुक हनहलकनि थासत्रे इसा अहलसे मपुकनिंग सुनथानबा यादे मपा अयमा लेरिङैदा इसागी करी वाटहनगनि वांगांग अदुक हैजदबगी तौजरिबनि मागी मतम हाइबदो लाक्लगा अदबक सेमदोकजरसनि अई इसा अहलगिदबक अवाब सफम उथोक्ता थबकन सुदुन हिंगलगे मपा मादी असुमना खली अदुबु थानिल मानदी मपाबुसु नुंसिबा फाउदे अयुक्नि थानिल मपादा सेल पियु हाइदुना इसौ लांगी अदुकक पियु हाइबा फाउ लेते हाइरबनि नसानुपि सिगिबदुना हाइरदि साइना पिख्रनि नंगी मोंगदुदा मिसंग मिखैनाय हाइबसे अदुम खंगबा ताबा नत्रो इबेमा पाबुसु लेरबदि पिरिबदुनिने लेतबगिनिने हाइरिबसे अइनेना पिनिंगलिबनि इपासु इसा सिंगमददुना थबकसु जत्रे थबक चलबदी अदुमक पिरिबदुनि हो यारे लोइना खंगे पाबनैबु नुंसि नुंसिदि नचिंदुना हाइद्रसुने नंगना तौथोरक्तिबा नौंगदुना दम ताकजरे बेमा नंगसु मतम अमदा नमित्त नसा उरबा मतमदा सोइदुना खंगलकनि इखोइना नोइबु कयाम नुंसिगी हाइबदो यारे चलो स्वाइदि येंनिंदे चाक फाव मतम चान पिजनि खंगदे इपासे इसा यामना ngamद्रने हे ngasiदी साकतो थोंबा ngamगदबा माद्रे अदुदि साकसे ऐ थोंगो हाइरिरो होइने खरा थोंगलो इपासे याम वारे चथोए स्वाइदा ऐबु नंगी मिनाइरो चाक थोंगो काइना काइरिनो निगेरा कनादगिनो लागा सागिरा चाउरसु ऐ साक थोंबा काइदुदि उपाय सुक्लै लेते याइमा ngasiदी मसासु नुंगाइतबगा मबुकनिंग यामना नुंसिरे नुपा ओइरबसु याइमा मिलु पिरांदु तमना सिंथरे इपागी थानिल नंगसे ऐगी इसा थानिल दुनिको ओ खुलकपने खुलकपा येनिंगदे स्वाइदगने कप्तनगा तौरकनु नमुचल फतब नंगदी नपुनसिदो कप्तुन लेजब ताबा याइमा मसादा वा मखा मतारुचे मागी मसा थादोइबु ngasiदी हेना निंगसिंगलकपगुम तौरी पेंदना मसिंदा तपना सोली इपागी थादोइ इसा तोंबे नंगबु कदाइदा लेगे इपागी नाक्ता लाओ पाबा इसाबु उनिंगे इपा यामना वारेनि इसा तोंबे मपाना मंगोल मसिदुदा फमदुना मंगोलगी खोंतेन अदुदा ngathaduna kaplibadu nangna sangsinduna thanilna yam uningbro nachanupido asi haiduna mapadubu makut makna laktuna inthui aduga hairei sikro nangsu nasa sibidugi manakta sakro asi haiduna sakri hana yenglamda yaima nongkhak longna takri sorhon masuwari upai lekte masana laikachaba haibaduni याइमु वाना खांगलगा तपना सोर होंथरदुना याइमा yang वाना बेना मसाबु कौजदुना कपजरी थानिल केना थोलक्तुना मागा खंगनजबा खोंबबु उनारी खोंबना कइनो सुमथेंगैसिबो हुमबु फत्तबा हनुबा मिनुखांग अमा लेबदो अदुगा ngangnariङैदा थेंगिनि अदो अइना हाइबिसेलदुदि पुरक्लब्रो काइदैनोदा पिरक्ते नंगना सेलदा हाइ खांलाक्पा ngamtre सेलबु उदवादा पाइमदुना पियो पियो दाहायबा हनुबुदो नारगा लेरि थबक सुबु चटपा ngamji चाक फाव थोंबा नते हातोख्रसिरो हेरा हातपा काइदुदि हेमनद्रो
ꯃꯥ ꯂꯩꯇ꯭ꯔꯗꯤ ꯌꯨꯝꯗꯨꯗ ꯏꯊꯟꯇ ꯂꯩꯒꯗ꯭ꯔꯣ? ꯏꯁ, ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯁꯤꯗꯤ. ꯅꯪꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯗ꯭ꯔꯣꯕꯅꯤ ꯀꯩꯅꯣ. ꯅꯪꯒꯤ ꯈꯜꯂꯒꯕꯨꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯅꯤꯡꯉꯦꯕ. ꯑꯗꯣ ꯑꯩꯗꯤ ꯊꯕꯛ ꯇꯧꯕ ꯌꯥꯝ ꯇꯜꯂꯤ. ꯑꯗꯨꯒꯤ ꯈꯜꯂꯒ ꯌꯨꯝꯒ ꯄꯥꯅꯤꯡꯗ꯭ꯔꯤ. ꯊꯕꯛꯀꯤꯕꯨ ꯏꯃꯥꯅ ꯑꯗꯨꯝ ꯇꯧꯖꯁꯅꯤ ꯀꯩꯅꯣ. ꯑꯗꯨꯗꯤ ꯆꯦꯜꯂꯁꯤꯔꯣ? ꯌꯥꯏꯅꯦ, ꯉꯁꯤ ꯍꯦꯛꯇ ꯆꯦꯜꯂꯁꯤ. ꯑꯗꯨꯅ ꯐꯔꯦ. ꯍꯅꯨꯕꯗꯨꯁꯨ ꯅꯥꯔꯤꯅꯦꯅ ꯅꯥꯍꯩꯔꯒ ꯂꯩꯍꯧꯕꯅꯤ. ꯊꯥꯅꯤꯡꯗꯕꯅ ꯑꯩ ꯌꯨꯝꯗ ꯍꯟꯖꯤꯟꯅꯤꯡꯗ꯭ꯔꯕꯅꯤ. ꯉꯁꯤꯗꯤ ꯄꯟꯊꯨꯡ ꯌꯧꯗꯣꯔꯦꯅꯦ. ꯍꯣꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯅꯥꯔꯒ ꯂꯩꯍꯧꯔꯤꯕ ꯃꯄꯥꯗꯨꯒꯤ ꯀꯔꯤꯁꯨ ꯈꯟꯗ ꯊꯥꯅꯤꯜ ꯈꯣꯝꯕꯒ ꯆꯦꯟꯈ꯭ꯔꯦ. ꯅꯣꯡꯉꯥꯟꯕꯒ ꯌꯥꯏꯃꯒꯤ ꯌꯨꯝꯗ ꯑꯍꯜ ꯈꯔ ꯇꯧꯗꯨꯅ ꯍꯥꯏꯗꯣꯛꯄ ꯂꯥꯛꯂꯤ ꯕꯤꯔꯅ. ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯤꯕꯒꯦ? ꯃꯤ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯣ. ꯌꯥꯏꯃ ꯃꯁꯥꯗꯣ ꯉꯝꯗꯕꯅ ꯂꯣꯏꯔꯕꯅꯤ. ꯍꯧꯒꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯕꯅꯤ. ꯌꯥꯏꯃ ꯇꯥꯔꯗꯨꯅ, ꯀꯅꯥ ꯀꯅꯥꯅꯣ ꯏꯕꯨꯡꯉꯣꯍꯣꯏ? ꯆꯠꯅꯕꯤ ꯈꯪꯗꯦꯗꯤ ꯈꯟꯕꯤꯒꯅꯨ. ꯏꯃꯨꯡꯁꯤꯗ ꯍꯦꯛꯇ ꯆꯪꯕꯤꯔꯛꯑꯣ. ꯑꯍꯜꯁꯤꯡꯗꯨ ꯏꯃꯨꯡꯗꯨꯗ ꯆꯪꯂꯛꯏ. ꯇꯥꯗ ꯁꯨꯝꯗꯧꯕꯅꯤ. ꯇꯥꯗꯒꯤ ꯏꯆꯥꯅꯨꯄꯤ ꯊꯥꯅꯤꯜ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯉꯔꯥꯡ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ. ꯑꯗꯨꯅ ꯄꯥꯎ ꯑꯃꯇ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ. ꯇꯥꯗ ꯌꯥꯝ ꯁꯣꯟꯅ ꯎꯔꯦ. ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ? ꯌꯥꯏꯃ ꯑꯁꯦꯡꯕꯗꯤ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯕꯒ ꯆꯥꯛ ꯆꯥꯗꯕꯒꯤ ꯁꯣꯟꯊꯕꯒ ꯉꯔꯥꯡ ꯃꯆꯥꯅꯨꯄꯤꯅ ꯏꯟꯊꯨꯕꯗ ꯎꯈꯣꯡꯇꯦꯟꯗ ꯃꯀꯣꯛꯇꯨ ꯌꯩꯈꯤꯕꯒ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯟꯗꯨꯅ ꯃꯁꯥꯗꯣ ꯍꯀꯣꯏ ꯀꯥꯡꯈꯠꯄ ꯉꯝꯗꯕꯒꯤ ꯄꯨꯝꯅꯃꯛꯁꯤ ꯂꯣꯠꯁꯤꯟꯗꯨꯅ, ꯀꯔꯤ ꯑꯣꯏꯅꯤ? ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯗꯨꯛ ꯇꯧꯔꯤꯕꯅꯤ. ꯉꯔꯥꯡꯁꯨ ꯇꯨꯁꯤꯟꯕꯗ ꯀꯣꯛꯁꯤ ꯌꯩꯁꯤꯟꯈ꯭ꯔ ꯃꯥꯜꯂꯦ. ꯑꯗꯨꯅꯅꯤ. ꯑꯁ, ꯑꯣꯟꯊꯣꯛꯄ ꯗꯁꯥꯅꯤ. ꯏꯕꯥꯏ ꯍꯦꯛꯇ ꯀꯧꯖꯔꯒꯦ. ꯏꯕꯥꯏ, ꯚꯛꯇꯤ ꯃꯆꯥ ꯑꯃꯇꯪ ꯇꯧꯖꯔꯝꯒꯦ. ꯍꯧꯒꯠꯄꯤꯔꯛꯑꯣ. ꯏꯆꯥꯅꯨꯄꯤꯗꯣ ꯍꯣꯔꯦꯟ ꯉꯟꯇꯥ ꯊꯤꯜꯂꯛꯂꯒꯦ. ꯌꯥꯏꯃ ꯋꯥꯈꯜ ꯈꯔ ꯈꯟꯊꯔꯒ ꯇꯞꯅ ꯈꯨꯝꯂꯛꯏ. ꯏꯆꯦꯟ, ꯑꯩꯁꯦ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ. ꯏꯆꯥꯁꯤ ꯉꯝꯂꯕꯗꯤ ꯄꯨꯝꯅꯃꯛ ꯆꯦꯟ ꯆꯣꯡꯗꯨꯅ ꯍꯣꯠꯅꯕ ꯉꯝꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯏꯆꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯩꯅ ꯏꯆꯥꯕꯨ ꯑꯋꯣꯡ ꯑꯋꯨꯟ ꯇꯝꯗꯨꯅ ꯂꯨꯍꯣꯡꯕꯤꯕ ꯉꯝꯒꯅꯤ ꯊꯥꯖꯗꯦ. ꯑꯗꯨꯅ ꯏꯆꯦꯟ, ꯃꯄꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯒꯤ ꯗꯥꯟ ꯊꯥꯗꯕ ꯑꯣꯏꯅ ꯑꯩ ꯂꯥꯛꯆꯒꯦ. ꯕꯤꯔ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ. ꯍꯣꯏ ꯍꯣꯏ ꯏꯕꯥꯏ. ꯑꯗꯨꯗꯤ ꯑꯁꯣꯝꯗ ꯑꯗꯨꯝ ꯐꯅꯕ ꯁꯤꯟꯖꯔꯒꯦ. ꯕꯤꯔ ꯌꯥꯏꯃꯕꯨ ꯅꯨꯡꯉꯥꯏꯇꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯆꯠꯈꯤ. ꯕꯤꯔ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯅꯨꯄꯤꯅ, ꯀꯩ ꯍꯥꯏꯅꯔꯛꯂꯒꯦ? ꯃꯄꯥꯗꯣ ꯑꯣꯟꯊꯣꯛꯅꯕꯨ ꯁꯣꯜꯍꯧꯈ꯭ꯔꯦꯗ. ꯃꯄꯥꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯦꯜꯂꯤꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯅꯃꯧꯁꯤꯕꯨ ꯑꯩꯗꯤ ꯀꯌꯥ ꯀꯩꯗꯧꯗꯦ. ꯐꯃꯨꯡꯗꯒꯤꯕꯨ ꯀꯨꯝꯊꯕ ꯉꯝꯍꯧꯗꯦꯅꯦ. ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ. ꯍꯦꯛ ꯆꯦꯜꯂꯛꯄꯁꯤꯗꯒꯤ ꯍꯧꯔꯒ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯝꯆꯠ ꯕꯦꯕꯥꯔ ꯑꯃ ꯏꯌꯥꯎ ꯌꯥꯎꯕ ꯎꯗꯦ. ꯈꯔ ꯊꯣꯏꯆꯠꯅꯗꯧꯔꯤ. ꯌꯦꯡꯕ ꯇꯥꯕꯅꯤꯅꯦ. ꯅꯆꯥꯅꯨꯄꯥꯁꯤꯅ ꯄꯨꯁꯤꯜꯂꯛꯄ ꯃꯧ ꯀꯌꯥ ꯃꯊꯣꯡ ꯆꯥꯅꯤꯒꯦ? ꯃꯥꯒ ꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ. ꯌꯥꯅ ꯌꯥꯅꯕ ꯂꯩꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ. ꯍꯧꯖꯤꯛꯄꯨ ꯍꯨꯟꯗꯣꯛꯇꯨꯕ ꯌꯥꯔꯤꯕ꯭ꯔꯣ? ꯑꯍꯜꯗꯨꯒꯤ ꯈꯜꯂꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯗꯤꯅꯦ ꯍꯦꯟꯖꯤꯟꯕꯒ ꯑꯝꯇ ꯌꯥꯔꯣꯏꯗꯧꯅꯤ. ꯏꯁꯥꯁꯨ ꯑꯍꯜ ꯑꯣꯏꯗ꯭ꯔꯤ. ꯃꯣꯏꯅ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ. ꯃꯁꯝꯗꯣ ꯄꯨꯔꯣꯛ ꯄꯨꯔꯣꯛ ꯍꯦꯛꯇ ꯐꯨꯗꯠꯀꯗꯕꯅꯤ. ꯑꯦꯔꯥ, ꯃꯃꯥ ꯅꯪꯕꯨ ꯅꯆꯥꯅꯃꯨꯛ ꯇꯥꯛꯈꯤꯅꯤꯅꯦ. ꯂꯨꯍꯣꯡꯕꯁꯨ ꯁꯣꯝꯗꯗꯕꯨ ꯍꯣꯡꯅꯨ ꯍꯥꯏꯔꯦ. ꯏꯁ, ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯎꯟꯄꯣꯠ ꯎꯜꯂꯛꯑꯣꯏ. ꯃꯁꯥ ꯉꯥꯛꯇ ꯍꯣꯡꯉꯨ ꯍꯥꯏꯕꯅꯤꯅꯦ. ꯇꯥꯔꯤꯗꯅ, ꯑꯩ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯗꯧꯔꯤꯗ. ꯑꯩꯀꯣ ꯀꯩꯗꯧꯅꯗꯣꯏꯅꯣꯕ? ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯁꯥ ꯉꯥꯛꯇ ꯆꯠꯄꯁꯤꯕꯨ ꯆꯠꯅꯔꯤꯕ꯭ꯔꯕ? ꯅꯠꯇꯦ. ꯃꯄꯥꯗꯨꯅ ꯃꯥꯒꯤ ꯀꯔꯤꯁꯨ ꯇꯧꯕꯤꯕ ꯉꯝꯃꯣꯏ ꯈꯪꯉꯗꯤ ꯑꯇꯩ ꯇꯧꯗ꯭ꯔꯕꯁꯨ ꯁꯅꯥ ꯃꯆꯦꯠ ꯈꯔꯗꯁꯨ ꯂꯦꯞꯁꯤꯟꯖꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ. ꯌꯦꯡꯉꯣ, ꯀꯔꯤꯝꯇꯒ ꯄꯨꯔꯛꯇ꯭ꯔꯕ ꯑꯩꯗꯤ ꯐꯤꯖꯦꯠ ꯑꯝꯇ ꯊꯣꯛꯂꯣꯏꯗꯧꯅꯤ. ꯃꯁꯥꯅ ꯆꯦꯜꯂꯛꯂꯤꯕ ꯃꯐꯤꯁꯤ ꯅꯠꯇꯅꯅꯦ, ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯥꯒꯤꯅꯦ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯝꯕ ꯌꯥꯔꯣꯏ. ꯀꯣꯟꯅꯒꯤ ꯊꯣꯛꯄ ꯇꯧꯔꯁꯤ ꯃꯃꯥ. ꯑꯍꯜ ꯂꯃꯟ ꯈꯔ ꯇꯥꯟꯅꯔꯨꯈꯤꯒꯦ. ꯂꯨꯍꯣꯡꯕꯗꯣ ꯀꯩꯅꯣ ꯇꯧꯗꯅ ꯑꯃꯨꯛꯇ ꯁꯤꯜ ꯂꯥꯡꯅꯕ ꯇꯧꯁꯤ. ꯏꯆꯥꯁꯤ ꯃꯇꯣꯝꯇꯅꯤ. ꯆꯥꯎꯅ ꯃꯤꯃꯥꯡꯗ ꯂꯩꯅꯗꯨꯅ ꯍꯣꯡꯒꯦ ꯈꯟꯖꯕꯅꯤ. ꯄꯨꯡꯀꯥꯏ ꯍꯦꯛ ꯀꯥꯏꯔꯦ ꯃꯁꯤꯒꯤ ꯌꯨꯝꯒꯥꯏꯕꯤꯁꯤꯅ. ꯑꯁꯨꯝꯅ ꯈꯔ ꯈꯠꯅ ꯈꯔ ꯆꯩꯅ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯈ꯭ꯔꯦ. ꯊꯥꯅꯤꯜ ꯃꯄꯥꯕꯨ ꯃꯥꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯕу ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯑꯃ ꯇꯧꯈꯤꯕꯗꯨꯒꯤ ꯃꯍꯩꯅꯔꯥ ꯃꯥꯅ ꯃꯌꯨꯝꯗ ꯃꯍꯥꯔꯥꯅꯤ ꯁꯥꯗꯨꯅ ꯂꯩꯈꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯒꯗꯤ ꯈꯦꯟꯅꯔꯦ. ꯃꯄꯨꯔꯣꯏꯕ ꯈꯣꯝꯕꯁꯨ ꯌꯨꯗ ꯂꯥꯏꯆꯨꯗꯨꯅ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ. ꯃꯅꯦꯝꯁꯨ ꯐꯠꯇꯦ. ꯃꯀꯨꯁꯨ ꯃꯅꯦꯝꯅ ꯉꯝꯕꯅꯤꯅ ꯀꯩꯁꯨ ꯍꯥꯏꯗꯦ. ꯊꯥꯅꯤꯜꯒꯤ ꯄꯨꯟꯁꯤꯗꯨ ꯎꯃꯣꯟ ꯑꯣꯜꯂꯦ. ꯃꯥ ꯌꯥꯝ ꯋꯥꯅ ꯌꯨꯝ ꯑꯗꯨ ꯂꯩꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯤ. ꯌꯥꯏꯃ ꯃꯁꯥꯗꯨ ꯆꯥꯗꯕꯁꯨ ꯌꯥꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯆꯥꯛ ꯅꯤꯔꯒ ꯆꯥꯕ, ꯐꯪꯗ꯭ꯔꯒꯅ ꯇꯣꯛꯄ. ꯃꯥ ꯃꯁꯥꯗꯨ ꯌꯥꯝꯅꯁꯨ ꯁꯣꯜꯂꯤ. ꯃꯆꯥꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯣꯟꯅ ꯀꯌꯥ ꯐꯣꯡꯅ ꯀꯌꯥ ꯀꯞꯇꯨꯅ ꯂꯦꯟꯖꯔꯤ.
ꯁꯣꯝꯗ ꯅꯍꯥꯟ ꯃꯈꯩ ꯋꯥꯈꯜ ꯇꯥꯗꯗꯨꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯂꯦꯜꯂꯤꯕꯅꯤ ꯊꯥꯗꯣꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯣꯈꯥꯗ ꯑꯣꯟꯊꯗꯨꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯃꯔꯛꯇꯨꯗ ꯂꯩꯔꯤꯉꯩ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕ ꯃꯥꯅ ꯂꯣꯛ ꯑꯗꯨꯗ ꯃꯅꯥꯏ ꯑꯅꯤꯒ ꯇꯧꯗꯨꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯄꯗ ꯊꯥꯗꯣꯏ ꯃꯥꯕꯨ ꯊꯦꯡꯅꯗꯨꯅ ꯄꯨꯔꯦꯝꯕ ꯃꯥꯅ ꯀꯟꯕꯤꯔꯒ ꯊꯥꯗꯣꯏꯕꯨ ꯂꯩꯀꯟꯅꯗꯨꯅ ꯊꯝꯕꯤꯔꯛꯄꯅꯤ꯫ ꯊꯥꯗꯣꯏ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯃꯀꯣꯛ ꯉꯥꯎꯕꯒꯨꯝ ꯃꯥꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯁꯤꯗ ꯁꯦꯖꯦꯠ ꯄꯥꯏꯁꯤꯟꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩ꯫ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤꯗꯨꯅ ꯊꯥꯗꯣꯏꯗ ꯑꯣꯟꯁꯤꯜꯂꯒ "ꯕꯦꯝꯃ, ꯋꯥꯈꯜ ꯂꯥꯛꯂꯕ꯭ꯔꯣ? ꯑꯩꯅ ꯂꯩꯔꯤꯁꯤ ꯀꯥꯏꯗꯅꯣ? ꯀꯣꯅꯨꯡꯗꯅꯤ, ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ?" ꯊꯥꯗꯣꯏ ꯏꯉꯛꯉꯛꯅ "ꯀꯣꯅꯨꯡꯗ ꯑꯩꯗꯤ ꯃꯇꯧ ꯀꯔꯝꯅ?" ꯃꯦꯝꯃꯅ "ꯑꯩ ꯍꯥꯏꯒꯦ, ꯐꯖꯅ ꯃꯤꯠꯇꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯥꯡꯉꯨ." "ꯏꯅꯦ, ꯑꯩ ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯁꯤꯗ?" "ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯏꯅꯤꯡꯊꯧ ꯑꯃꯨꯛꯇ ꯀꯧꯔꯨꯈꯤꯒꯦ." ꯃꯦꯝꯃ ꯊꯥꯗꯣꯏꯅ ꯃꯤꯔꯣꯜ ꯇꯥꯔꯛꯄꯒꯤ ꯃꯃꯤ ꯎꯕꯗꯨꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯈꯤꯗꯨꯅ ꯄꯨꯔꯦꯝꯕ ꯃꯥꯕꯨ ꯀꯧꯔꯨꯔꯦ꯫ ꯄꯨꯔꯦꯝꯕ ꯊꯥꯗꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ "ꯅꯪ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯣ?" ꯑꯩ ꯀꯩꯗꯧꯔꯒꯦ?" "ꯍꯥꯏꯒꯦ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯣ ꯅꯤꯡꯁꯤꯡꯕ ꯉꯝꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯣ." ꯑꯩꯒꯤ ꯃꯤꯡ?" "ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ?" "ꯊꯥꯗꯣꯏ, ꯑꯩ ꯊꯥꯗꯣꯏꯅꯤ. ꯑꯩꯒꯤ ꯃꯤꯡ ꯊꯥꯗꯣꯏ ꯀꯧꯏ꯫ ꯄꯥꯕ, ꯑꯩꯒꯤ ꯄꯥꯕꯗꯤ, ꯑꯩꯒꯤ ꯏꯆꯦ, ꯃꯣꯏ ꯀꯥꯏꯗ ꯂꯩꯒꯦ? ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯑꯩ ꯂꯩꯔꯝꯂꯤꯕꯅꯣ? ꯑꯩꯒꯤ ꯌꯨꯝꯗ ꯊꯤꯜꯂꯣ." "ꯅꯪꯕꯨ ꯑꯩꯅ ꯅꯪꯒꯤ ꯌꯨꯝꯗ ꯁꯣꯏꯗꯅ ꯊꯤꯟꯒꯅꯤ. ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯅ ꯋꯥꯈꯜ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ. ꯍꯥꯏꯌꯨ, ꯅꯪꯒꯤ ꯌꯨꯝ ꯀꯥꯏꯗꯅꯣ?" ꯑꯩꯒꯤ ꯌꯨꯝ ꯁꯝꯗꯣꯟ ꯈꯨꯟꯈꯥꯗ. ꯑꯩꯒꯤ ꯄꯥꯕꯗꯣ ꯑꯩ ꯎꯗꯕꯗ ꯌꯥꯝꯅ ꯋꯥꯔꯝꯅꯤ. ꯏꯆꯦꯁꯨ ꯑꯩꯕꯨ ꯎꯅꯤꯡꯂꯝꯒꯅꯤ." "ꯅꯠꯇꯦ, ꯏꯆꯦꯅ ꯏꯕꯨ ꯅꯨꯃꯤꯠꯇꯨꯗ ꯂꯣꯈꯥꯗ ꯃꯈꯨꯠꯅ ꯏꯟꯊꯈꯤꯕꯅꯤ." "ꯀꯩ ꯃꯔꯝꯒꯤ?" ꯊꯥꯗꯣꯏ ꯅꯤꯡꯁꯤꯡꯂꯨꯔꯒ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯏꯆꯦꯅ ꯃꯅꯥꯎꯍꯣꯏꯕꯨ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯗꯨꯅ ꯊꯕꯛ ꯑꯗꯨ ꯇꯧꯔꯤꯕꯅꯣ? ꯑꯩ ꯏꯆꯦꯕꯨ ꯋꯥꯔꯧ. ꯃꯈꯣꯏ ꯑꯅꯤ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ? ꯄꯥꯕꯗꯣ ꯃꯆꯥ ꯑꯩꯕꯨ ꯌꯥꯝ ꯎꯅꯤꯡꯂꯝꯒꯅꯤ. ꯑꯩ ꯊꯤꯜꯂꯣ, ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯤꯟꯕꯤꯌꯣ." "ꯊꯤꯟꯒꯦ. ꯅꯪ ꯋꯥꯈꯜꯗ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯒꯅꯨ. ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯊꯤꯟꯅꯤ. ꯋꯥꯈꯜꯗ ꯐꯖꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯥꯅꯕ ꯍꯣꯠꯅꯈꯤꯁꯤ." "ꯑꯩ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯔꯦ. ꯑꯩ ꯌꯨꯝꯗ ꯆꯠꯄ ꯄꯥꯝꯃꯤ. ꯄꯥꯕꯒꯤ ꯏꯆꯦꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯎꯅꯤꯡꯉꯤ." ꯄꯨꯔꯦꯝꯕ ꯊꯥꯗꯣꯏꯅ ꯇꯥꯛꯃꯟꯕꯗꯒꯤ ꯊꯥꯗꯣꯏꯕꯨ ꯃꯌꯨꯝ ꯑꯗꯨꯗ ꯊꯤꯟꯕꯤꯔꯛꯏ꯫ ꯊꯥꯗꯣꯏ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯌꯨꯝꯗ ꯆꯦꯟꯁꯤꯟꯗꯨꯅ "ꯕꯥꯕꯥ, ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? ꯏꯆꯦ, ꯅꯣꯏ ꯀꯥꯏꯗ ꯂꯩꯒꯦ?" ꯌꯥꯏꯃ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ "ꯑꯩꯒꯤ ꯏꯆꯥ ꯂꯥꯛꯏ. ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯕꯤ ꯂꯥꯛꯏ. ꯏꯄꯥꯒꯤ ꯕꯦꯝꯃ, ꯄꯥꯕ ꯁꯤꯗ ꯂꯩꯌꯦ. ꯂꯥꯛꯑꯣ. ꯄꯥꯕ, ꯏꯆꯥꯕꯨ ꯎꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ." "ꯕꯥꯕꯥ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯕꯥꯕꯥ, ꯀꯩꯒꯤꯅꯣ ꯐꯃꯨꯡꯗ ꯂꯩꯔꯤꯁꯦ? ꯅꯪ ꯀꯩꯗꯧꯔꯒꯦ?" "ꯏꯄꯥꯒꯤ ꯏꯆꯥ ꯇꯣꯝꯕꯤ, ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯔꯨꯕꯒꯦ? ꯏꯄꯥꯗꯤ ꯅꯪꯒꯤ ꯈꯟꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯔꯨꯔꯦꯗꯀꯣ." "ꯕꯥꯕꯥ, ꯑꯩ ꯅꯍꯥꯟ ꯃꯈꯩ ꯀꯣꯅꯨꯡ ꯑꯃꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯩꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕꯤꯕꯅꯤ. ꯑꯩ ꯉꯁꯤꯗꯤ ꯄꯥꯕ, ꯏꯆꯦ, ꯅꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯈꯣꯏꯗ ꯊꯤꯜꯍꯜꯂꯛꯂꯤꯕꯅꯤ. ꯅꯍꯥꯟ ꯃꯈꯩ ꯑꯩꯁꯦ ꯋꯥꯈꯜ ꯇꯥꯗꯗꯨꯅ ꯂꯩ ꯍꯥꯏ. ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ? ꯏꯄꯥꯗ ꯍꯥꯏꯌꯨ." "ꯍꯥꯏꯒꯦ. ꯑꯩ ꯄꯨꯝꯅꯃꯛ ꯄꯥꯕꯗ ꯇꯝꯒꯦ. ꯑꯗꯨ ꯄꯥꯕ, ꯑꯩꯕꯨ ꯊꯤꯟꯕꯤꯔꯛꯂꯤꯕ ꯏꯕꯨꯡꯗꯣ ꯃꯁꯛ ꯈꯪꯅꯧ, ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯄꯨꯔꯦꯝꯕꯕꯨ ꯀꯧꯔꯛꯏ꯫ "ꯏꯕꯣꯛ, ꯄꯥꯕꯒ ꯁꯛ ꯈꯪꯅꯔꯨ ꯂꯥꯛꯑꯣ. ꯄꯥꯕꯗꯣ ꯌꯥꯝ ꯁꯣꯟꯖꯤꯜꯂꯝꯃꯤ. ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯤ. ꯏꯆꯦꯁꯨ ꯂꯩꯔꯝꯗꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯦꯝꯕꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯄꯨꯔꯦꯝꯕ ꯂꯩꯔꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩ ꯊꯥꯗꯣꯏꯅ ꯆꯝꯂꯤꯕ, ꯏꯪꯅ ꯐꯖꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯗꯁꯨ ꯍꯦꯟꯅ ꯊꯥꯗꯣꯏꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯖꯔꯤ꯫ ꯄꯨꯔꯦꯝꯕ ꯃꯅꯨꯡ ꯆꯪꯂꯛꯄꯗ ꯌꯥꯏꯃꯕꯨ ꯍꯦꯛ ꯎꯕꯗ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯈꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯆꯥꯗ ꯊꯛꯇꯕꯅ ꯃꯌꯥꯡ ꯀꯪꯁꯤꯟꯕꯅꯤ ꯍꯥꯏꯕꯗꯨ ꯌꯦꯡꯕꯗ ꯑꯗꯨꯃꯛ ꯈꯪꯂꯤ꯫ "ꯄꯥꯕꯨꯡ, ꯊꯥꯗꯣꯏꯒꯤ ꯏꯆꯦ ꯑꯃ ꯂꯩ ꯍꯥꯏꯕꯗꯨꯗꯤ ꯀꯥꯏ ꯂꯩꯈ꯭ꯔꯕꯒꯦ?" ꯌꯥꯏꯃ ꯃꯁꯥ ꯊꯥꯅꯤꯜ ꯄꯟꯕꯗ ꯊꯃꯣꯏꯗ ꯋꯥ ꯈꯔ ꯐꯨꯝꯗꯨꯅ ꯑꯋꯥꯕꯒꯤ ꯋꯥꯔꯤ ꯀꯌꯥꯗꯨ ꯂꯣꯠꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯂꯛꯏ꯫ "ꯏꯆꯥ ꯊꯥꯅꯤꯜꯗꯤ ꯂꯨꯍꯣꯡꯈ꯭ꯔꯦ. ꯃꯄꯥꯏꯅ ꯏꯆꯥꯕꯨ ꯑꯋꯨꯡ ꯑꯋꯨꯟ ꯇꯝꯗꯨꯅ ꯂꯧꯈꯠꯄꯤꯕꯁꯨ ꯉꯝꯗꯦ. ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯦ." ꯄꯨꯔꯦꯝꯕ ꯌꯥꯏꯃꯒꯤ ꯃꯥꯏꯊꯣꯡꯗ ꯂꯣꯠꯇꯨꯅ ꯇꯥꯔꯤꯕ ꯑꯋꯥꯕꯒꯤ ꯃꯃꯤꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯑꯗꯨꯃꯛ ꯈꯪꯏ꯫ ꯀꯔꯤꯒꯤꯁꯨ ꯈꯪꯂꯣꯏ? ꯃꯍꯥꯛ ꯅꯤꯡꯊꯧꯅꯤ. ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯄꯨꯝꯅꯃꯛꯇ ꯃꯇꯤꯛ ꯆꯥꯕꯅꯤ. ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯥꯏꯊꯣꯡꯒꯤ ꯃꯔꯣꯜ ꯈꯪꯕꯅꯤ꯫ "ꯄꯥꯕꯨꯡ, ꯆꯥꯕ ꯊꯛꯄꯗꯤ ꯀꯝꯗꯧꯅ?"
Ibungo, haibada phajaba oidreda. Mingondagi niduna saba, phangdragana tokpa. Handak numit nini humni sidi, hagol kangkatpa ngamdraduna, phamungsida tumak lairibasini. Thadoi, mapagi waridu taaduna, laiba ngamlaktraduna, mamittu, milupirang aduna, pikthaladuna, ningnik lauba khonjelda hairei. Yarale po papa. Papa hundokduna, ay kaidasu chatlaroi. Asuk sangba matamse, papuna karamda lilamgani, ay khangi. Papa, nachana papa hundokduna chali haiduna warauгanu ko. Hausikti, papagi kari watkani, pumnamak nachana ngamnaba hotnagani. Hanagum papagi thawna panghak, papagi phajaba saktam. Nupa thokpana taw pumnamak nachana muk hanjalhangani. Ichil inaw wat apata setningbada setlan, chaningbada pisa tawduna ngamnaba hotnabado. Madudagi sang tadana nachaina hotnagani. Puremba pumnamakto taduna tumina leirambani. Purembagi thamoigi wahang pumba masina thokna hangnaruba leita. Thadoi magi masindagi haidorakliba wahaisingduna purembagi thamoi khudum chankhre. Babu, ijal, ai wafam khra haizagi. Lairiba phibam tanjasida abung amadi ijal thadoina. Yum ama pandu leiba haibase awabam oirani. Aduna yaragadi konungdu satuna aikoi puna leirasi. Ai pabung amadi ijalbu thadoktuna khongse thangba ngamani thajatri. Ibungo, konungdu satlaga leiba haibase ibungona puningi haidunasu ningthau haiba masu leibanina yarakani thajade. Kaisu leitabai khoibu karamna konungdi hekta muk changani. Ipa isa warabasu wana mafam asida dumak leijahauge. Ibungo, ipana ngamlaba kanda isabu soidana ipagi yumda karigumba masaminasi. Babung, kaisu tawrui aina pubada kanamtana kaisu hairui. Ibungo se ningthaugi asanmu oigadoira natraga lanmigumba oigadra. Babung, ai ningthau puremba haibaduni chakrasi tunghaina leurasi. 𝗖𝗵_ཕ ꯊꯥꯗꯣꯏ ꯉꯛꯅ ꯍꯥ ꯈꯨꯔꯨꯝꯖꯔꯤ ꯏꯕꯨꯡ ꯅꯠꯇꯦ ꯏꯅꯤꯡꯊꯧ ꯑꯩꯗꯤ ꯈꯪꯗꯗꯨꯅ ꯍꯥꯏꯕ ꯌꯥꯕ ꯌꯥꯗꯕ ꯀꯌꯥꯝ ꯍꯥꯏꯈ꯭ꯔꯦ ꯏꯄꯥ ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ ꯏꯅꯤꯡꯊꯧ ꯅꯅꯥ ꯏꯄꯥ ꯏꯆꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯈꯪꯗꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯌꯨꯛꯇ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯈ꯭ꯔꯕꯁꯨ ꯉꯥꯛꯄꯤꯌꯨꯀꯣ ꯄꯥꯕꯨꯡ ꯏꯆꯜ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯏꯕꯨꯡ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯕꯤꯌꯨ ꯏꯆꯜ ꯅꯪꯁꯨ ꯏꯕꯨꯡ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯕꯤꯌꯨ ꯑꯗꯨꯅ ꯍꯦꯟꯅ ꯃꯔꯤ ꯆꯦꯠꯄꯒꯨꯝ ꯈꯟꯖꯩ ꯑꯗꯨ ꯄꯥꯕꯨꯡ ꯅꯆꯥꯅ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯄꯥꯕꯨꯡꯅ ꯀꯣꯅꯨꯡꯗ ꯂꯩꯕ ꯍꯩꯅꯗꯦ ꯍꯥꯏꯔꯕꯁꯨ ꯌꯨꯝ ꯑꯃ ꯅꯧꯅ ꯁꯥꯗꯨꯅ ꯊꯝꯂꯕꯁꯨ ꯑꯩ ꯊꯝꯖꯒꯦ ꯉꯁꯤꯒꯤꯗꯤ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯀꯔꯤꯒꯤ ꯍꯩꯅꯔꯣꯏꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯗꯤ ꯀꯣꯅꯨꯡꯗ ꯂꯩꯕ ꯐꯪꯖꯕ ꯍꯥꯏꯕꯁꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯅꯆꯥꯅ ꯍꯦꯛꯇ ꯊꯥꯡꯖꯔꯒꯦ ꯗꯣꯂꯥꯏꯊꯛꯇ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯆꯠꯁꯤ ꯌꯥꯏꯃ ꯊꯥꯗꯣꯏ ꯄꯨꯔꯦꯝꯕ ꯃꯥꯅ ꯌꯥꯗ꯭ꯔꯗꯨꯅ ꯅꯝꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯤ ꯊꯥꯗꯣꯏ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯅ ꯍꯦꯜꯂꯤꯕꯅꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕꯅ ꯊꯥꯗꯣꯏ ꯃꯥꯕꯨꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯪꯏ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯃꯥꯗꯤ ꯋꯥꯈꯜ ꯇꯥꯔꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯀꯅꯥꯁꯨ ꯃꯁꯛ ꯈꯪꯗꯦ ꯀꯣꯅꯨꯡꯗ ꯂꯩꯔꯛꯄ ꯊꯥ ꯍꯦꯜꯂꯛꯂꯦ ꯑꯗꯨꯕꯨ ꯄꯨꯔꯦꯝꯕ ꯊꯥꯗꯣꯏꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯔꯕꯁꯨ ꯏꯉꯥꯎꯉꯥꯎꯖꯕ ꯃꯇꯧꯗꯨꯗ ꯃꯆꯤꯟꯗꯨꯃꯛꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯕꯗꯤ ꯉꯝꯗꯦ ꯏꯆꯜ ꯂꯩꯌꯦꯡꯉꯝꯃꯤꯔꯣ ꯏꯅꯤꯡꯊꯧ ꯂꯩꯀꯣꯜꯁꯤꯗ ꯄꯥꯏꯔꯤꯕ ꯀꯨꯔꯥꯛꯁꯤꯡꯁꯦ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯀꯣ ꯃꯅꯤꯡꯇꯝꯅ ꯀꯅꯥꯒꯤ ꯃꯤꯈꯥꯁꯨ ꯄꯣꯟꯗ ꯂꯩꯔꯥꯡ ꯃꯈꯜ ꯀꯌꯥꯁꯤꯒꯤ ꯃꯔꯛꯇ ꯃꯅꯤꯡꯇꯝꯅ ꯁꯥꯟꯅꯔꯤꯕꯁꯦ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯍꯔꯥꯎꯅ ꯁꯥꯟꯅꯔꯤꯕ ꯁꯨꯝꯅ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯏꯅ ꯂꯥꯏꯔ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕ ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯨꯡꯖꯥꯏꯅ ꯏꯅꯤꯡꯇꯝꯂꯨꯕ ꯉꯝꯕ ꯅꯠꯇꯦꯗ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯦꯠꯅꯩ ꯏꯅꯤꯡꯊꯧ ꯈꯦꯠꯅꯩꯀꯣ ꯊꯥꯗꯣꯏ ꯅꯪ ꯑꯩꯉꯣꯟꯗ ꯏꯅꯤꯡꯊꯧ ꯀꯧꯒꯅꯨ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯀꯩꯒꯤꯅꯣ ꯃꯤꯌꯥꯝꯅ ꯈꯟꯕ ꯃꯤꯌꯥꯝꯅ ꯀꯧꯅꯕ ꯄꯨꯝꯕ ꯑꯩꯅꯁꯨ ꯏꯅꯤꯡꯊꯧꯗ ꯀꯧꯕ ꯈꯟꯕ ꯏꯀꯥꯏ ꯈꯨꯝꯅꯕꯁꯦ ꯀꯔꯤ ꯀꯥꯏꯕꯒꯦ ꯏꯅꯤꯡꯊꯧꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯏꯄꯥꯅꯤ ꯄꯨꯔꯦꯝꯕ ꯅꯣꯛꯂꯒ ꯑꯣ ꯃꯌꯥꯝꯒꯤ ꯃꯄꯥ ꯑꯣꯏꯔꯁꯨꯅꯦ ꯅꯪꯒꯤꯗꯤ ꯃꯄꯥ ꯑꯣꯏꯅꯤꯡꯗꯦ ꯅꯪꯒꯤꯅ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯍꯟꯅꯤꯡꯉꯤ ꯑꯩꯒꯤꯅ ꯊꯋꯥꯏꯒꯤ ꯃꯕꯦꯝꯃ ꯊꯥꯗꯣꯏ ꯉꯛꯅ ꯏꯅꯤꯡꯊꯧ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯄꯨꯔꯦꯝꯕ ꯍꯥꯏꯐꯦꯠ ꯁꯨꯛꯇꯣꯛꯂꯒ ꯏꯅꯤꯡꯊꯧ ꯀꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯊꯥꯗꯣꯏ ꯏꯀꯥꯏꯅ ꯂꯨꯛꯊꯔꯒ ꯏꯀꯥꯏꯆꯣ ꯀꯩ ꯀꯧꯗꯣꯏꯅꯣ ꯈꯪꯗꯦ ꯄꯨꯔꯦꯝꯕ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯍꯥꯏꯐꯦꯠ ꯆꯪꯁꯤꯜꯂꯒ ꯄꯥꯝꯃꯨꯕ ꯀꯧꯎ ꯄꯥꯝꯃꯨꯕꯤ ꯊꯥꯗꯣꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯦꯟꯈꯤ ꯄꯨꯔꯦꯝꯕꯁꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯆꯤꯟꯗ ꯆꯣꯟꯗꯨꯅ ꯂꯩꯍꯧꯏ ꯑꯉꯥꯎꯕꯤꯁꯤꯗꯤ
ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯔꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯍꯔꯥꯎꯅꯩ ꯂꯥꯏꯕꯛ ꯊꯤꯕꯤ ꯃꯥꯕꯨ ꯃꯤꯌꯥꯝꯂꯛꯇꯒꯤ ꯊꯣꯏꯗꯣꯛꯅ ꯃꯔꯥꯏꯕꯛ ꯐꯕꯤ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯅ ꯁꯣꯟꯅꯔꯤ ꯅꯣꯡꯃ ꯄꯨꯔꯦꯝꯕ ꯌꯥꯏꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯐꯝ ꯈꯔ ꯍꯧꯗꯣꯛꯂꯔꯤ ꯄꯥꯕꯨꯡ ꯅꯆꯥ ꯋꯥꯝ ꯊꯧꯗꯣꯛꯆꯒꯦ ꯏꯀꯥꯏ ꯈꯪꯗꯦꯗꯤ ꯈꯟꯕꯤꯒꯅꯨ ꯊꯥꯗꯣꯏꯒꯤ ꯏꯆꯦ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯂꯧꯈꯠꯄꯤꯔꯁꯤ ꯑꯗꯨꯒ ꯊꯥꯗꯣꯏꯒ ꯏꯕꯥꯅꯤꯒꯤ ꯊꯧꯔꯝꯁꯨ ꯄꯥꯡꯊꯣꯛꯂꯁꯤ ꯏꯇꯩꯃꯗꯨꯒꯤ ꯆꯪꯒꯗꯧꯕ ꯄꯣꯠꯂꯝ ꯄꯨꯝꯕ ꯅꯆꯥ ꯂꯥꯡꯖꯔꯒꯦ ꯌꯥꯏꯃ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯏꯄꯥꯁꯦ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯀꯔꯤꯁꯨ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯁꯥꯅ ꯄꯥꯡꯕꯤꯕꯒꯤ ꯄꯥꯡꯕꯤꯕ ꯃꯗꯨꯃꯇꯪꯒ ꯄꯥꯡꯊꯣꯛꯂꯁꯤ ꯑꯁꯤꯕꯒꯨꯝ ꯂꯩꯔꯨꯔꯕ ꯄꯨꯟꯁꯤꯁꯤꯕꯨ ꯏꯁꯥꯅ ꯍꯤꯡꯒꯠꯍꯟꯕꯤꯔꯦ ꯄꯥꯕꯨꯡ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯄꯥꯕꯨꯡꯅ ꯏꯇꯩꯃꯕꯨꯗꯤ ꯏꯆꯜꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯣꯛꯄꯤꯔꯛꯂꯤꯕꯁꯦ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯁꯛ ꯑꯃꯅꯤ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯑꯊꯨꯕꯗ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡ ꯌꯥꯏꯃ ꯄꯨꯔꯦꯝꯕꯅ ꯃꯅꯥꯏ ꯃꯁꯜ ꯈꯔ ꯄꯤꯔꯗꯨꯅ ꯃꯆꯥꯕꯨ ꯂꯧꯈꯠꯄꯒꯤ ꯄꯥꯎ ꯍꯥꯏꯅꯕ ꯂꯥꯛꯂꯝꯃꯤ ꯕꯦꯝꯃ ꯌꯨꯝꯁꯤꯕꯨ ꯏꯆꯥ ꯊꯥꯅꯤꯜꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯏꯕꯦꯆꯥꯅ ꯀꯅꯥ ꯕꯦꯝꯃ ꯑꯩꯁꯦ ꯊꯥꯅꯤꯜꯒꯤ ꯃꯄꯥꯕꯨꯡꯅꯦ ꯏꯆꯥꯕꯨ ꯂꯧꯈꯠꯄꯒꯤ ꯄꯥꯎ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯏꯕꯦꯆꯥ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯏ ꯃꯥꯅ ꯇꯥꯈ꯭ꯔꯤꯕ ꯊꯥꯅꯤꯜꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯃꯄꯥ ꯌꯥꯏꯃꯒꯤ ꯃꯑꯣꯡꯁꯤꯗ ꯑꯉꯛꯄꯒꯤ ꯑꯉꯛꯄ ꯉꯥꯛꯇ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯃꯇꯥꯡꯗꯨ ꯊꯥꯅꯤꯜ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯅ ꯂꯩꯔꯝꯗꯦ ꯇꯥꯗ ꯏꯃꯧꯗꯤ ꯂꯩꯇꯦ ꯃꯥ ꯂꯥꯛꯂꯒ ꯇꯝꯖꯔꯒꯦ ꯀꯔꯤ ꯅꯨꯃꯤꯠꯇ ꯑꯣꯏꯔꯕꯅꯣ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠꯁꯤꯡꯗ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯈꯜꯂꯒ ꯍꯦꯛꯇ ꯄꯥꯡꯊꯣꯛꯂꯁꯤ ꯏꯕꯦꯆꯥ ꯀꯔꯤꯁꯨ ꯍꯩꯗ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯏꯕꯦꯆꯥ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯃꯧꯗ ꯅꯨꯡꯁꯤꯕ ꯋꯥ ꯃꯆꯦꯠ ꯑꯝꯇ ꯉꯥꯡꯗꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯏꯕꯦꯆꯥ ꯊꯃꯣꯏ ꯈꯖꯤꯛ ꯑꯣꯟꯕꯒꯨꯝ ꯕꯦꯝꯃ ꯑꯩ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯗꯅ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯅꯈꯣꯏ ꯄꯥꯕꯨꯗꯣ ꯉꯁꯥꯏ ꯌꯨꯝꯁꯤ ꯂꯥꯛꯂꯝꯃꯤ ꯊꯥꯅꯤꯜ ꯍꯔꯥꯎꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯥꯕ ꯂꯥꯛꯑꯝꯃꯦ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯔꯝꯒꯦ ꯃꯆꯥ ꯑꯩꯕꯨ ꯎꯅꯤꯡꯉꯦ ꯍꯥꯏꯔꯝꯕ꯭ꯔꯥ ꯏꯃꯥ ꯅꯪꯕꯨ ꯂꯧꯈꯠꯄꯤꯔꯅꯤ ꯍꯥꯏꯔꯝꯕꯅꯤ ꯊꯥꯅꯤꯜ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯐꯠꯇꯕ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯕꯅꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃꯗꯤ ꯃꯄꯥꯕꯨꯡꯗ ꯐꯠꯇꯅ ꯈꯜꯂꯝꯕ ꯅꯨꯡꯁꯤꯔꯝꯗꯕ ꯄꯨꯝꯕ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕꯤ ꯊꯥꯅꯤꯜꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯇ ꯋꯥꯅ ꯂꯦꯟꯖꯔꯛꯄꯅꯤ ꯑꯣ ꯃꯆꯥ ꯑꯩꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯕꯨ ꯀꯌꯥꯗ ꯇꯥꯊꯤ ꯑꯣꯏꯅ ꯇꯧꯕꯤꯈꯤꯕ ꯑꯗꯨꯒ ꯃꯆꯥꯒꯤꯗꯃꯛꯇ ꯀꯝꯗꯧꯅ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯒꯗꯧꯔꯤꯕꯅꯣ ꯕꯥꯕꯥ ꯅꯪ ꯌꯥꯝ ꯋꯥꯔꯝꯒꯅꯤꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡ ꯊꯥꯅꯤꯜꯕꯨ ꯂꯧꯈꯠꯄꯤꯕꯒꯤ ꯊꯧꯔꯝꯗꯨ ꯀꯣꯅꯨꯡꯗ ꯄꯥꯡꯊꯣꯛꯂꯁꯤ ꯍꯥꯏꯕꯗꯨꯗ ꯄꯨꯝꯅꯃꯛ ꯑꯉꯛꯄꯅ ꯄꯤꯛ ꯊꯜꯂꯤ ꯏꯕꯦꯆꯥ ꯃꯤꯔꯥ ꯊꯣꯝꯕ ꯊꯥꯅꯤꯜ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯇꯧꯗꯨꯅ ꯂꯧꯈꯠꯄꯒꯤ ꯊꯧꯔꯝꯗꯨ ꯌꯥꯎꯕ ꯂꯥꯛꯏ ꯊꯥꯅꯤꯜ ꯃꯄꯥꯕꯨ ꯎꯕꯗ ꯅꯨꯡꯁꯤꯅ ꯃꯄꯤꯔꯥ ꯆꯦꯟꯅ ꯌꯦꯡꯖꯔꯒ ꯕꯥꯕꯥ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯣ ꯅꯆꯥ ꯉꯁꯤꯗ ꯈꯪꯂꯦ ꯄꯥꯎꯅ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯕꯒꯦ ꯍꯥꯏꯕ ꯕꯥꯕꯥ ꯅꯆꯥ ꯑꯩ ꯄꯥꯕꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯕꯥꯕꯥ ꯀꯞꯀꯅꯨꯁꯦ ꯃꯄꯥ ꯑꯃꯅ ꯃꯆꯥ ꯑꯃꯗ ꯀꯔꯤꯒꯤ ꯋꯥꯔꯧꯗꯣꯏꯅꯣ ꯀꯔꯤꯁꯨ ꯈꯟꯗꯦ ꯕꯥꯕꯥ ꯃꯇꯧ ꯀꯔꯝꯅ ꯀꯣꯅꯨꯡꯁꯤꯗ ꯌꯥꯏꯃ ꯃꯆꯥ ꯇꯣꯝꯕꯤꯕꯨ ꯀꯧꯔꯛꯏ ꯏꯆꯥ ꯇꯣꯝꯕꯤ ꯂꯥꯛꯑꯣꯅꯦ ꯅꯆꯦ ꯂꯥꯛꯏ ꯊꯥꯗꯣꯏ ꯊꯣꯡꯖꯤꯜ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯃꯄꯤꯅ ꯄꯤꯛ ꯊꯜꯂꯕ ꯃꯤꯂꯨ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯇꯞꯅ ꯂꯨꯞꯊꯔꯒ ꯊꯣꯛꯂꯛꯏ ꯊꯥꯅꯤꯜ ꯉꯛꯅ ꯊꯥꯗꯣꯏ ꯏꯆꯦ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯕ꯭ꯔꯣ ꯊꯥꯅꯤꯜ ꯈꯪꯍꯧꯗ ꯊꯤꯡꯗꯨꯅ ꯊꯝꯂꯝꯕ ꯃꯄꯤꯗꯨ ꯇꯞꯅ ꯆꯤꯡꯊꯗꯨꯅ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯅꯪꯅ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯄꯨꯛ ꯐꯠꯇꯕꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕꯤ ꯅꯆꯦ ꯑꯩ ꯏꯅꯥꯎꯒꯤ ꯅꯐꯝꯗ ꯈꯨꯔꯨ ꯑꯁꯤ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯈꯨꯔꯨꯝꯂꯕꯁꯨ ꯀꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯄꯥꯄꯁꯤꯕꯨ ꯊꯥꯗꯣꯏ ꯅꯪꯅ ꯑꯃꯨꯛꯇ ꯀꯣꯛꯄꯤꯌꯨ ꯅꯆꯦ ꯑꯩ ꯂꯥꯜꯂꯦ ꯊꯥꯗꯣꯏ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯑꯃꯗꯤ ꯄꯥꯕꯒꯤ ꯃꯤꯅꯨꯡꯁꯤꯅ ꯑꯩꯕꯨ ꯃꯤꯀꯞ ꯊꯣꯛꯍꯟꯕꯤꯔꯤ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ ꯅꯆꯦ ꯑꯩꯁꯦ ꯌꯥꯏꯃꯅ ꯕꯦꯝꯃ ꯅꯅꯥꯎ ꯑꯁꯤꯕꯨꯁꯨ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯒꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯕꯁꯨ ꯃꯧꯒꯤ ꯁꯤꯡꯗ ꯆꯟꯈꯤꯒꯗꯧꯔꯦ ꯊꯥꯅꯤꯜꯅ ꯏꯆꯦꯅ ꯏꯅꯥꯎꯒꯤꯗꯃꯛ ꯑꯔꯩꯕ ꯃꯈꯩ ꯄꯤꯒꯅꯤ ꯏꯅꯥꯎꯒꯤꯗꯃꯛ ꯅꯆꯦ ꯑꯩ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯌꯨ ꯀꯔꯤ ꯄꯥꯝꯒꯦ ꯏꯆꯦ ꯀꯔꯤꯁꯨ ꯄꯥꯝꯗꯦ ꯅꯅꯥꯎꯒꯤꯅꯤ ꯍꯥꯏꯗꯨꯅ ꯏꯆꯦꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯨꯍꯣꯡꯕꯗꯨꯗ ꯁꯔꯨꯛ ꯌꯥꯕꯤꯕꯗꯨ ꯈꯛ ꯄꯥꯝꯃꯤ
ꯏꯅꯥꯎꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕ ꯂꯥꯏꯕꯛ ꯐꯕ ꯕꯣꯔꯗꯣ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯅꯆꯦ ꯑꯩꯕꯨꯁꯨ ꯈꯪꯅꯍꯜꯂꯨ꯫ ꯌꯥꯏꯃꯅ ꯃꯦꯝꯃ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯄꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯕꯨꯅꯤ꯫ ꯊꯥꯅꯤꯜ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯄꯨꯛꯅꯤꯡ ꯄꯦꯟꯖꯅ ꯃꯇꯤꯛ ꯆꯥꯏ ꯏꯅꯥꯎꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯏ ꯂꯥꯏꯕꯛ ꯐꯕꯤꯗ ꯑꯣꯏꯌꯨꯀꯣ ꯀꯜꯂꯛꯄꯅ ꯍꯦꯟꯗꯨꯅ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕꯗ ꯀꯜꯂꯛꯎꯕ ꯅꯆꯦ ꯑꯩꯒꯤ ꯂꯥꯏꯕꯛꯇꯗꯤ ꯏꯁꯣꯔ ꯃꯥꯅ ꯑꯩꯒꯤ ꯆꯥꯅꯕꯗꯨꯃꯛ ꯇꯝꯕꯤꯔꯝꯃꯤ ꯁꯤꯟꯕꯤꯔꯝꯃꯤ ꯀꯅꯥꯗꯁꯨ ꯀꯥꯏꯖꯗꯕ ꯄꯨꯝꯅꯃꯛꯀꯤ ꯐꯅꯕꯗ ꯈꯟꯕ ꯅꯪꯒꯤꯗꯤ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯃꯥꯕꯨ ꯑꯣꯏꯅ ꯐꯪꯖꯔꯦꯗꯣ꯫ ꯏꯆꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯇꯩꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯑꯩ ꯊꯥꯖꯩ꯫ ꯑꯁꯨꯝꯅ ꯊꯥꯅꯤꯜꯕꯨ ꯄꯨꯔꯦꯝꯕꯅ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯕꯤꯗꯨꯅ ꯂꯧꯈꯠꯄꯤꯈ꯭ꯔꯕꯗ ꯄꯨꯔꯦꯝꯕ ꯑꯃꯗꯤ ꯊꯥꯗꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯁꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯕꯨꯛ ꯐꯠꯇꯕꯤ ꯊꯥꯅꯤꯜ ꯑꯁꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯄꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯑꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯄꯨꯔꯦꯝꯕ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯈꯣꯏꯁꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯈꯨꯜ ꯑꯃꯗꯅꯤ ꯉꯝꯕ ꯀꯧꯕ ꯅꯨꯄꯥ ꯄꯥꯈꯪ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯉꯝꯕ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯖꯩ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯦꯜ ꯇꯥꯟꯕꯒꯤ ꯋꯥꯈꯜꯇꯃꯛ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇꯒ ꯌꯥꯝꯅ ꯇꯣꯔꯣꯛ ꯈꯣꯟꯗꯥꯅꯅ ꯀꯧꯅ ꯉꯥꯡꯅꯕ ꯇꯧꯔꯝꯗꯦ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯃꯥꯟꯅꯕ ꯑꯃꯠꯇ ꯐꯥꯎꯕ ꯇꯤꯟꯅꯔꯝꯗꯦ꯫ ꯑꯁꯪꯕꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯑꯦꯟꯁꯥꯡ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯇꯥꯕ꯭ꯔꯥ ꯏꯆꯥꯕꯣ? ꯉꯝꯕ ꯄꯣꯠ ꯑꯗꯨ ꯇꯥꯅ ꯊꯥꯅ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯅꯣꯡꯈꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯥ ꯀꯩꯗꯧꯔꯒꯦ? ꯐꯩꯗꯣꯝꯁꯤꯃꯇꯪ ꯊꯥꯕ ꯂꯣꯏꯔꯝꯈꯤꯒꯦ ꯇꯧꯕꯅꯤ꯫ ꯅꯪꯕꯨ ꯆꯥꯛꯁꯤꯗꯗꯤ ꯆꯥꯈꯤꯁꯤꯗ ꯍꯥ ꯏꯃꯥꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯁꯨꯅꯦ ꯏꯃꯥ ꯋꯥꯅꯤ ꯏꯇ ꯍꯥꯏꯕ ꯂꯥꯎ ꯆꯥꯛꯁꯤ ꯍꯥꯟꯅꯅꯦ ꯑꯃꯨꯛꯇ ꯆꯥꯈꯤꯁꯤ꯫ ꯍꯣꯏ ꯏꯃꯥ ꯊꯤꯕꯤꯔꯝꯂꯨ ꯑꯩꯁꯨ ꯂꯥꯛꯑꯒꯦ꯫ ꯂꯥꯛꯑꯣ ꯑꯃꯨꯛ ꯀꯧꯅꯔꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤꯗꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯝꯕ ꯊꯥꯔꯝꯂꯤꯕ ꯍꯪꯒꯥꯝ ꯃꯔꯨ ꯑꯗꯨ ꯅꯥꯀꯟꯅ ꯊꯝꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯗꯣꯛꯅꯕ ꯍꯥꯏꯗꯅ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯂꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗ ꯉꯝꯕ ꯀꯩꯗꯧꯔꯤꯅꯣ? ꯉꯝꯕ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯑꯗꯨꯝ ꯈꯪꯂꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯅ ꯇꯧꯏꯁꯤ ꯎꯗ꯭ꯔꯣ ꯁꯤꯡꯖꯨ ꯆꯥꯏꯕ꯫ ꯂꯥꯏꯖꯅ ꯌꯥꯔꯤꯕꯨꯡꯉꯣ ꯑꯩꯅ ꯅꯪꯒꯤ ꯁꯪꯒꯣꯝꯒ ꯄꯨꯕꯤꯔꯛꯂꯒ ꯋꯥꯇꯥ ꯈꯣꯟꯗꯥꯒꯗꯤ꯫ ꯉꯝꯕ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯂꯥꯏꯖꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯃꯥꯃꯅ ꯆꯨꯝꯃꯤꯔꯣ ꯀꯗꯥꯏ ꯄꯤꯔꯣ ꯏꯃꯥꯗ ꯂꯣꯜꯍꯟꯒꯦ꯫ ꯂꯥꯏꯖ ꯁꯪꯒꯣꯝꯗꯨ ꯉꯝꯕꯗ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯈꯪꯅꯦꯅ ꯅꯣꯡꯃꯇ ꯀꯣꯏꯕꯁꯨ ꯆꯠꯇꯕ ꯀꯨꯝꯍꯩ ꯍꯔꯥꯎ ꯌꯥꯎꯕꯁꯨ ꯎꯗꯦ ꯀꯔꯤ ꯄꯥꯈꯪꯅꯣ ꯈꯪꯗꯦꯅꯦ꯫ ꯑꯉꯥꯡꯅ ꯆꯩ ꯆꯥꯒꯦꯔꯣ ꯍꯥ ꯀꯨꯝꯍꯩ ꯍꯔꯥꯎ ꯀꯥꯏꯅ ꯑꯗꯨꯝꯕ ꯏꯔꯥꯡ ꯄꯂꯥꯡꯒꯤ ꯊꯕꯛꯇꯣ ꯑꯩꯗꯤ ꯌꯥꯎꯗꯦ ꯍꯩꯅꯗꯦꯀꯣ꯫ ꯍꯔꯦ ꯄꯥꯈꯪ ꯁꯥꯔꯤ ꯆꯍꯤꯗꯤ ꯌꯧꯔꯝꯂꯅꯤ ꯑꯗꯨꯒ ꯀꯨꯝꯍꯩ ꯍꯔꯥꯎ ꯌꯥꯎꯗꯦ ꯀꯥꯏꯅ ꯑꯇꯩ ꯂꯥꯏꯔꯤ ꯑꯩ ꯀꯥꯡ ꯁꯥꯟꯅꯕ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ ꯌꯦꯡꯕ ꯄꯨꯕꯤꯌꯨ꯫ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯅꯪꯅ ꯄꯥꯈꯪꯉꯩꯒꯤ ꯇꯨꯡꯁꯨꯝ ꯏꯅꯩꯗꯣ ꯏꯀꯥꯏꯗ꯭ꯔꯣ? ꯅꯋꯥꯒ ꯑꯝꯇ ꯐꯪꯗꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ꯫ ꯂꯥꯏꯖ ꯇꯞꯅ ꯁꯣꯟꯖꯩ꯫ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯂꯩꯗꯣꯔꯕꯁꯤꯕꯨ ꯀꯔꯤꯕꯨ ꯍꯧꯖꯤꯛꯀꯤꯗꯣ? ꯀꯩꯁꯨ ꯍꯥꯏꯗꯦ ꯐꯪꯅꯤ ꯍꯥꯏꯕ꯫ ꯉꯝꯕ ꯅꯣꯛꯇꯨꯅ ꯃꯁꯤ ꯉꯥꯡꯁꯤꯗꯤꯕ ꯐꯔꯦ ꯍꯜꯂꯣ ꯑꯩ ꯆꯥꯛ ꯆꯥꯗꯣꯔꯦ꯫ ꯂꯥꯏꯖ ꯁꯥꯎꯅ ꯑꯣꯏ ꯏꯕꯨꯡꯉꯣ ꯅꯣꯏꯒꯤ ꯆꯥꯛꯇꯣ ꯑꯩꯅ ꯆꯥꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯗꯨ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯝꯕꯗꯤ ꯃꯇꯧꯗꯨꯗ ꯅꯣꯛꯇꯨꯅ ꯌꯦꯡꯍꯧꯔꯝꯃꯤ꯫ ꯑꯁꯪꯕꯤꯅ ꯏꯕꯨꯡꯉꯣ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯅꯣꯛꯇꯨꯅ ꯂꯩꯔꯕꯗꯤ? ꯁꯪꯒꯣꯝ ꯑꯗꯨꯅ ꯀꯅꯥꯅ ꯄꯤꯔꯝꯂꯤꯕꯅꯣ? ꯂꯥꯏꯖ ꯂꯥꯛꯑꯝꯕꯔꯣ? ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯅꯅꯕ ꯃꯃꯥ ꯃꯆꯥꯗꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯥꯏꯖ ꯁꯥꯎꯔꯤꯕꯅꯤ ꯁꯥꯗꯅ ꯃꯆꯤꯟ ꯑꯗꯨ ꯑꯔꯩꯕ ꯃꯈꯩ ꯇꯨꯝꯊꯣꯛꯂꯗꯨꯅ ꯂꯝꯕꯤꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯁꯛꯐꯝꯗꯨꯗ ꯇꯣꯝꯕꯅ ꯏꯌꯥꯝꯕꯗꯣꯅꯣ ꯂꯥꯏꯖ ꯂꯥꯛꯑꯦ꯫ ꯀꯔꯤꯅꯣ ꯃꯆꯤꯟ ꯑꯁꯤꯗꯤ ꯈꯣꯏꯅꯒ ꯆꯤꯛꯄꯤꯈ꯭ꯔꯕ ꯖꯥꯠꯂ? ꯈꯣꯡꯃꯨꯛ ꯇꯨꯝꯃꯒ ꯂꯥꯛꯏꯁꯤꯕꯣ? ꯗꯣꯅꯣ ꯎꯈꯥꯗꯨꯗ ꯇꯨꯝꯂꯝꯕꯗꯨꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯂꯥꯏꯖꯒꯤ ꯃꯆꯤꯟꯗ ꯈꯣꯏꯅ ꯆꯤꯛꯏ ꯍꯥꯏꯕ? ꯈꯛꯅꯤꯗꯣ ꯈꯣꯏ ꯉꯁꯤꯗꯤ ꯄꯥꯈꯪꯉꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯕ ꯇꯥꯔꯦꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯖꯒꯤ ꯂꯝꯕꯤꯗꯨꯕꯨ ꯊꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯗꯣꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯥꯏꯖ ꯀꯔꯝꯕ ꯈꯣꯏꯅꯣ ꯍꯥꯏꯌꯣ ꯅꯪꯉꯣꯟꯗ ꯆꯤꯛꯂꯝꯂꯤꯕꯗꯣ ꯗꯣꯅꯣ ꯏꯇꯤꯛ ꯈꯪꯍꯟꯒꯦ꯫ ꯂꯥꯏꯖ ꯏꯪꯉꯛꯉꯛꯅ
Dono haiba sono phono suba kaino ha nungsanaga sagalakpasida nang kayam thakchilurage kaino haisibo aidi nangna nasin tumaga lakpaduda khoina sikpirabrana yare wado ngakan wado ngakan taningreba sakta maknaga uyanmani maladana hando he swaida wasi airamduna laizadu satkirami dono tomado onsinduna sauna nang munga sai koin si dai ha no sintiba tomana kanana maloiduno masinduna areka tumtoga lai duga aina ngasai na yam thaksinganuna haibana tro tom thi sidiba nungthilgi matamni ngamba makut aduda insang yawba khawmasa ma paiduna thambal hoida laklami thambalna haima ibungo ngamba isa laklidana law 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 sida phamuse ainya nasanupida isinga puthokhalake ngamba thambalna pirakliba lina saba phampham aduda phamthei aduga mana purakliba khawmasa tuda muk yengi thambal imunglomda mamaidu khajik onsili aduga khonjeladu kalap tawna lawi ibema hai bemau hai isingdo khuzayamta puthoraugne Thambalna dumna haiba loibaga imung adudagi nupiga yakpa khonjel amana thambalgi pakhum adu piraklami oima ai tummi ngamjadre nangi pakhongane atta sibirakanba nonganbadagi numita phawba nangi pakhonane leisabi aisia ukaita oima nang Thambal masagi khumlakliba pakhum aduda ngambagi mamangda khajik ikaiba phawrami ikaibaduna ngambagi mamang aduda sauksinaduna masabu jeraklami Hai, hingzabi, isingdo yam tuna puthoro oimi. Haima, mila emi nangbo. Ne, yarnida, kabuyurano. Hangamse inena lobo laktrabaduda tiluge haiduna ayekta lakpani. Inena lupa manga piyu hairambado. Hainasu khara hapnaga pirabani. Ise ine sunya hausikta lakke haidan taramlibasini. Sisi, si lawroko matung sinya isadagi dum lawdoribani. Leirang Makuda ising thana yauriba kuzaidu paiduna isaudu langna mapanadu thongdaklami aduga matungon thoktuna phamliba nupadu piraklami masinaduda khara saurap tawnusu hairi nayumdagi isingamna thaglangtro mimimda laga ising thakya isibo nangna ising thakya haidana isia tumbaglo ikaredana ngamba ingangakna nupidu yenglaktuna ising adu bulawi leirangdi mana ngangluribuduga masak matok phajaba Nupamo oirambasida mamay kuptana ngambada yengdur leirami aduga nokfet tawna wakhalda khali kaino isidi oima masakuba asam tawina sidabu aina thina nganglurini o thotna nungai khijeda ado warauram gajrani nati asabu nupasina ikhoigi chahi supa waitai bidraba sumanga sidaga phamlaga leiramba aduga aina phajabi saraga kundo parenga to huaba as masana mami kupta makai nokfe tawduna ngambada yenglaga leiribadu ubada thambalna leirang hai bitena wa manbiya leirang khangpre khangna kundo do tapno biro kanagi kundo no ha nayum pan su khangloi da binangna tawja sar siune leirang Mamagi waduda mamada mamit adu phaini yengi ngambasu noktuna ine ayung jaluki gedudi hoi saluro phajana ningthina saluko ngambasu hoi hairamduna mayumlomda halaklami ngambana sakra matung leirang mamada yamna saung hairi ima kaiginu nangna aingona kra sa ningsini sibo mi naise kainina khalamdoino thambal thawa sadana hai karibu khalamdorige masigi leisabi asia onthokna masin kankreda masakna masak thiriba sini mana khalamdau baibo ima nang naigon yetpase yelida konthokna so asiyairamduna imunglomda sangtre leirang adu sauna thambaldi kari sukhaluda hangam adubu yengduna leiri asumna hawkre mathangi numitni sauren mangol aduda phamduna ibema tabra nangbo ising khuzayamta puthorawne laiza Makuda khuzai mapaiduna mangol adu thoglaklammi aduga mapagi manak aduda phamthaduna baba ai 𝗪𝗵𝗵𝗇 pangamoi ko isana pirudrabadi karamaina tawni babadi
ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯋꯥꯠꯂꯤ ꯑꯩ ꯈꯪꯗꯦ ꯄꯥꯕ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯑꯌꯦꯡꯕꯤꯅ ꯍꯩ ꯅꯪꯅ ꯄꯤꯔꯣꯏꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯄꯤꯗꯧꯔꯤ ꯍꯥ ꯆꯠꯂꯒ ꯀꯣꯏ ꯄꯤꯔꯨꯁꯣ ꯂꯥꯏꯖꯥ ꯃꯃꯥꯗ ꯃꯣꯟꯁꯤꯟꯗꯨꯅ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯆꯥꯛꯁꯨ ꯑꯃꯨꯛ ꯊꯣꯡꯗꯣꯏꯕ ꯅꯨꯄꯥꯃꯛꯀꯤ ꯁꯛꯇꯥꯃꯛꯅꯤ ꯆꯥꯎꯔꯦꯟꯅ ꯅꯠꯇꯦ ꯅꯪꯕꯨ ꯉꯝꯕꯒ ꯈꯠꯅꯕ꯭ꯔꯅꯦ ꯍꯥ ꯅꯈꯣꯏ ꯑꯅꯤꯁꯤꯅꯅꯦ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ ꯑꯌꯦꯡꯕꯤꯅ ꯑꯃꯨꯛ ꯑꯣ ꯈꯠꯅꯔꯝꯃꯅꯤ ꯄꯨꯔꯥ ꯍꯨꯏꯒ ꯍꯧꯗꯣꯡꯒ ꯇꯤꯟꯅꯕ ꯌꯥꯗꯕꯗꯣ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ ꯀꯗꯥꯏ ꯃꯈꯣꯏ ꯃꯄꯥ ꯁꯪꯒꯣꯝꯗꯣ ꯑꯩ ꯑꯣꯏꯅ ꯄꯤꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯦꯡꯕꯤꯅ ꯁꯪꯒꯣꯝ ꯑꯗꯨꯕу ꯑꯁꯪꯕꯤ ꯍꯣꯏꯗ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯑꯌꯦꯡꯕꯤꯅ ꯏꯆꯦ ꯁꯪꯒꯣꯝ ꯊꯤꯜꯂꯛꯏꯌꯦ ꯑꯁꯪꯕꯤ ꯅꯣꯛꯇꯨꯅ ꯍꯩꯃ ꯑꯌꯦꯡꯕꯤ ꯏꯆꯦꯅ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯂꯕꯁꯨ ꯌꯥꯕꯗꯨꯕꯣ ꯏꯆꯦ ꯑꯩꯅ ꯍꯦꯛꯇ ꯊꯤꯜꯂꯛꯂꯕꯅꯤ ꯑꯗꯣ ꯏꯕꯨꯡꯉꯣꯕꯨ ꯂꯩꯇꯕ꯭ꯔꯣ ꯂꯩꯇꯤꯌꯦ ꯈꯨꯔꯥꯃꯩꯄꯥꯛꯈꯣꯏꯒꯤ ꯁꯖꯤꯛꯇꯣ ꯐꯥꯜꯂꯨꯅꯦ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ ꯂꯥꯛꯄꯨꯗꯤ ꯂꯥꯛꯑꯅꯤꯗ ꯑꯣ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯆꯥꯛ ꯑꯃꯠꯇ ꯊꯣꯡꯍꯧꯗ꯭ꯔꯤ ꯍꯣꯏ ꯂꯥꯛꯑꯣ ꯏꯆꯦꯅꯦ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯊꯤꯟꯗꯣꯛꯀꯦ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯅꯤ ꯂꯩꯔꯥꯡ ꯃꯇꯥ ꯑꯅꯤꯒ ꯂꯣꯏꯅꯗꯨꯅ ꯏꯪ ꯂꯥꯎꯅ ꯊꯣꯛꯂꯤꯕ ꯅꯤꯡꯊꯝꯊꯥꯒꯤ ꯅꯨꯡꯁꯥ ꯑꯗꯨꯕꯨ ꯌꯥꯏꯗꯨꯅ ꯅꯣꯕꯥꯞ ꯃꯦꯠꯄꯗꯨꯕꯨ ꯍꯥꯎꯅ ꯆꯥꯔꯤ ꯏꯕꯦꯝꯆꯥꯅ ꯏꯇꯥ ꯅꯨꯄꯥꯗꯨꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝ ꯐꯖꯒꯦ ꯀꯣꯝꯕꯤꯔꯩꯅ ꯃꯁꯛꯁꯨ ꯐꯖꯩ ꯍꯥꯏ ꯅꯥꯀꯟꯗ ꯇꯥꯂꯣꯏ ꯑꯃ ꯂꯩꯔꯝꯗꯅꯕ ꯂꯩꯔꯥꯡꯅ ꯑꯁ ꯅꯣꯏꯅꯦ ꯉꯥꯡꯕ ꯑꯃ ꯏꯇꯥ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯃꯣꯏꯒꯤ ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯑꯝꯇ ꯊꯤꯔꯨꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯦ ꯉꯥꯎꯔꯒ ꯆꯠꯈꯤꯕ ꯇꯥꯔꯤꯃꯤ ꯀꯣꯝꯕꯤꯔꯩꯅ ꯍꯣꯏꯗ ꯊꯤꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯒꯤꯕꯣ ꯑꯩꯗꯤ ꯃꯥꯒ ꯍꯦꯛ ꯊꯦꯡꯅꯕꯒ ꯅꯨꯡꯁꯤ ꯍꯦꯛꯇ ꯐꯣꯡꯗꯣꯛꯂꯗꯕꯅꯤ ꯏꯀꯥꯏꯕꯒ ꯌꯥꯕ ꯅꯠꯇꯦ ꯏꯕꯦꯝꯆꯥꯅ ꯑꯗꯨꯅꯤ ꯏꯇꯥ ꯑꯄꯥꯝꯕ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯉꯥꯏꯔꯣꯏꯗꯕꯅꯤ ꯍꯦꯛꯇ ꯀꯣꯏꯒꯗꯧꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯣꯛꯂꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯕꯨꯛ ꯃꯅꯥꯛ ꯑꯗꯨ ꯂꯩꯔꯤꯕ ꯏꯁꯤꯡꯈꯣꯡ ꯃꯆꯥꯗꯨꯗ ꯅꯨꯄꯥ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯉꯥ ꯐꯥꯅꯔꯝꯃꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯉꯝꯕꯁꯨ ꯌꯥꯎꯔꯝꯃꯤ ꯉꯝꯕꯅ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯍꯩꯁꯦꯠ ꯗꯣꯅꯣꯗ ꯃꯈꯨꯠ ꯑꯗꯨ ꯈꯖꯤꯛ ꯏꯟꯗꯨꯅ ꯍꯥꯏꯔꯛꯏ ꯉꯝꯕꯁꯦ ꯉꯥ ꯐꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯅꯪꯕꯣ ꯈꯨꯗꯣꯡꯆꯥꯕꯁꯦ ꯃꯥꯡꯍꯟꯒꯅꯨꯅꯦ ꯂꯥꯏꯖꯍꯣꯏꯒ ꯃꯣꯏꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯝ ꯆꯥꯟꯅꯕꯅꯤ ꯑꯗꯨꯅ ꯉꯝꯕꯁꯦ ꯇꯤꯟꯅꯁꯜꯂꯒ ꯅꯪꯒꯤꯁꯨ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯌꯦꯡꯍꯧꯕ ꯌꯥꯗ꯭ꯔꯣ ꯗꯣꯅꯣ ꯍꯩꯁꯦꯠꯀꯤ ꯋꯥꯗꯨꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝ ꯈꯖꯤꯛ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯕꯣ ꯅꯪꯒꯤ ꯋꯥꯗꯨ ꯌꯥꯏꯅꯦ ꯁꯤꯁꯦ ꯑꯩꯒꯤ ꯉꯥꯈꯥ ꯑꯃ ꯐꯥꯕꯅꯤ ꯅꯪꯒꯤ ꯇꯨꯡꯒꯣꯜꯗ ꯍꯥꯞꯄꯤꯒꯦꯁꯦ ꯌꯥꯔꯦ ꯅꯪ ꯑꯃꯁꯨ ꯂꯥꯛ ꯉꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯝꯕꯅ ꯂꯣꯡꯎꯞ ꯇꯥꯟꯗꯨ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯗꯣꯅꯣꯗꯨ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯉꯝꯕ ꯉꯥꯕꯨ ꯀꯌꯥꯝ ꯐꯥꯔꯒꯦ ꯉꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯇꯥꯎ ꯌꯥꯝ ꯐꯥꯕ ꯑꯣꯏꯗ꯭ꯔꯤꯗ ꯉꯥꯕꯨ ꯏꯔꯩ ꯂꯩꯇꯕ ꯃꯥꯜꯂꯦ ꯍꯩꯁꯦꯠꯅ ꯍꯥꯀꯨꯝꯗꯤ ꯁꯤꯒꯤ ꯀꯣꯝ ꯃꯆꯥꯁꯦ ꯉꯥ ꯌꯥꯝ ꯐꯅꯈꯤꯕꯅꯤ ꯑꯗꯣ ꯀꯨꯝꯁꯤꯗꯤ ꯏꯔꯩꯕꯨ ꯂꯩꯇ ꯃꯥꯜꯂꯤꯗ ꯗꯣꯅꯣꯅ ꯏꯇꯥꯎ ꯉꯥꯁꯨ ꯐꯥꯕ ꯅꯠꯇꯦ ꯂꯩꯔꯥꯏꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯈꯤꯁꯤꯗ ꯑꯩꯗꯤ ꯋꯥꯕꯅꯕꯨ ꯂꯣꯏꯔꯦ ꯍꯣꯏ ꯌꯥꯏ ꯏꯇꯥꯎ ꯑꯩꯁꯨ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ ꯉꯥꯏꯍꯥꯛꯇꯪ ꯐꯝꯈꯤꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯂꯩꯔꯥꯏꯗꯨꯗ ꯑꯃꯨꯛ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯤ ꯍꯩꯁꯦꯠꯅ ꯏꯇꯥꯎ ꯉꯝꯕ ꯏꯇꯥꯎꯗꯤ ꯅꯣꯡꯃꯇ ꯂꯩꯀꯥꯏꯗ ꯃꯤ ꯄꯨꯟꯕꯁꯨ ꯎꯗꯦ ꯅꯪꯕꯨ ꯊꯕꯛꯇ ꯁꯨꯗꯅ ꯂꯩꯕꯗꯨꯕꯨ ꯑꯗꯨꯝ ꯍꯩꯅꯕ꯭ꯔꯣ ꯉꯝꯕ ꯅꯣꯛꯇꯨꯅ ꯏꯇꯥꯎ ꯍꯧꯖꯤꯛ ꯑꯩꯅ ꯁꯨꯔꯤꯕꯁꯤꯅ ꯍꯌꯦꯡ ꯑꯩꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕ ꯀꯥꯟꯗ ꯃꯣꯏꯅ ꯅꯨꯡꯉꯥꯏꯖꯅꯕꯅꯤ ꯗꯣꯅꯣꯅ ꯑꯁ ꯅꯨꯄꯤꯒꯗꯤ ꯌꯥꯝ ꯂꯨꯅ ꯇꯧꯗꯣꯔꯤꯅꯤ ꯑꯗꯨꯗꯤ ꯏꯇꯥꯎ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯧꯄꯥ ꯃꯥꯒꯤ ꯍꯥꯏꯕ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯂꯝꯗꯨꯅ ꯑꯩꯒꯤꯗꯃꯛ ꯑꯩꯒꯤ ꯏꯃꯨꯡꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯃꯍꯥꯛꯄꯨ ꯀꯔꯤꯒꯤ ꯂꯨꯅ ꯇꯧꯔꯣꯏꯗꯣꯏꯅꯣ ꯇꯧꯐꯝꯁꯨ ꯊꯣꯛꯏꯗ ꯍꯣꯏ ꯁꯤꯇꯥꯎ ꯑꯗꯣ ꯉꯁꯤꯗꯒꯤ ꯅꯪꯁꯨ ꯌꯨꯝꯗꯒꯤ ꯈꯔ ꯊꯣꯛꯂꯛꯑꯣ ꯅꯠꯇ꯭ꯔꯗꯤꯕꯣ ꯅꯇꯨꯒ ꯑꯝꯇ ꯐꯪꯗꯕ ꯇꯥꯔꯦ ꯉꯝꯕꯁꯨ ꯅꯣꯛꯇꯨꯅ ꯍꯣꯏ ꯇꯥꯎ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯉꯝꯕꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯀꯌꯥ ꯂꯣꯏꯅꯔꯛꯇꯕ ꯄꯨꯜꯂꯛꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯟꯗꯛ ꯗꯣꯅꯣ ꯑꯃꯗꯤ ꯍꯩꯁꯦꯠꯀ ꯇꯣꯏꯅ ꯄꯨꯟꯕꯁꯤꯗ ꯃꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯗꯣꯅꯣꯒ ꯍꯩꯁꯦꯠꯀꯗꯤ ꯀꯔꯝꯅ ꯉꯝꯕꯒꯤ ꯂꯣꯏꯔꯤꯕ ꯉꯥꯅꯨ ꯌꯦꯟ ꯃꯌꯥꯝ ꯑꯁꯤ ꯆꯥꯊꯣꯛꯁꯤꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅꯇ ꯂꯩꯔꯝꯃꯤ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞ ꯂꯩꯔꯤꯕ ꯏꯪꯈꯣꯜꯒꯤ ꯐꯩꯗꯣꯝ ꯑꯗꯨꯗ ꯗꯣꯅꯣ ꯃꯈꯨꯠꯇ ꯍꯪꯒꯥꯝ ꯃꯔꯨꯗꯨ ꯄꯥꯏꯗꯨꯅ ꯊꯥꯔꯤ ꯍꯩꯁꯦꯠꯁꯨ ꯌꯣꯝꯄꯥꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯗꯣꯅꯣꯅ ꯊꯥꯔꯛꯂꯤꯕ ꯍꯪꯒꯥꯝ ꯃꯔꯨ ꯑꯗꯨꯒꯤ ꯃꯥꯡꯊꯥꯅ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯔꯝꯃꯤ ꯗꯣꯅꯣꯅ ꯍꯩꯁꯦꯠꯂꯕ ꯄꯩꯌꯥꯃꯟꯕ
ꯌꯨꯄꯥꯛ ꯇꯧꯔꯤꯕꯅꯤꯅ ꯇꯧꯔꯤꯕꯗꯨꯕꯨ ꯊꯥꯔꯦꯛ ꯅꯥꯔꯦꯛ ꯌꯦꯡꯅꯤꯡꯗꯦ ꯏꯕꯣ ꯑꯣ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯤꯌꯦ ꯌꯦꯡꯕꯤꯅꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯅꯪꯒꯤ ꯍꯨꯟꯐꯝ ꯊꯣꯡ ꯃꯔꯨꯗꯣ ꯑꯗꯨꯝ ꯍꯜꯂꯛꯄ ꯀꯩꯗꯧꯒꯦ ꯏꯁ ꯌꯨ ꯊꯛꯄ ꯅꯪꯉꯣꯟꯗꯗꯤ ꯀꯅꯥ ꯌꯦꯡꯉꯛꯇꯣꯏꯕ ꯍꯥ ꯃꯃꯤꯠ ꯇꯥꯡꯕ ꯅꯨꯄꯤꯅꯒ ꯑꯣꯏꯔꯝꯅꯤ ꯏꯕꯣ ꯅꯪꯗꯤ ꯅꯁꯛ ꯍꯥꯏꯔ ꯐꯖꯗꯦ ꯅꯔꯜ ꯍꯥꯏꯔ ꯄꯥꯏꯗꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯈꯔ ꯍꯩꯖꯤꯜꯂꯨꯅꯦ ꯍꯌꯦꯡ ꯌꯥꯑꯣꯡꯗ ꯏꯜꯂꯁꯨ ꯀꯥꯟꯅꯅꯕ ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡꯋꯥꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯇꯥꯗ ꯄꯥꯈꯪꯒꯅ ꯍꯥꯏꯅꯕ ꯇꯥꯔꯦ ꯗꯣꯅꯣ ꯁꯥꯎꯅ ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯅꯨꯅꯦ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯛ ꯐꯖꯔꯤꯕ ꯑꯩꯅꯤ ꯅꯪ ꯍꯧꯔꯛꯀꯅꯨꯗ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯥꯀꯟꯗ ꯁꯤꯡꯈꯥꯏꯗꯨꯅ ꯂꯩꯔꯤꯕ ꯉꯝꯕꯗꯨ ꯅꯣꯛꯇꯨꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯥꯔꯦꯗ ꯐꯥꯒꯤꯗꯒꯤ ꯑꯃꯨꯛ ꯈꯠꯅꯔꯛꯇꯅꯀꯣ ꯗꯣꯅꯣꯅ ꯏꯇꯥꯎ ꯍꯩꯁꯦꯠꯅ ꯍꯥꯏꯁꯦ ꯅꯪꯁꯨ ꯇꯥꯎꯅꯤ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯐꯖꯩ ꯅꯠꯇꯦ ꯃꯥꯒꯤ ꯁꯤꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯇꯥꯅꯕ꯭ꯔꯕ ꯉꯁꯥꯏꯗꯒꯤ ꯏꯪꯈꯣꯜ ꯄꯣꯠ ꯊꯥꯃꯤꯟꯅꯔꯤꯁꯦ ꯌꯥꯔꯤꯁꯤꯗꯣ ꯑꯃꯨꯛ ꯈꯠꯅꯔꯛꯄ ꯇꯥꯔꯦꯃꯤ ꯑꯁꯪꯕꯤ ꯃꯆꯥꯁꯤꯡꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ ꯅꯪꯒꯤ ꯃꯔꯨꯞ ꯑꯅꯤꯁꯤꯒꯅꯦ ꯆꯥꯊꯣꯛꯂꯔꯣꯏ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯒꯦ ꯏꯇꯥꯎꯅꯤ ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯍꯩꯁꯦꯠꯅ ꯏꯃꯥ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯏꯃꯥꯅ ꯆꯒꯦꯝꯄꯣꯝꯃꯤ ꯁꯤꯡꯖꯨ ꯑꯃꯁꯨ ꯌꯥꯎꯏ ꯏꯆꯥꯁꯤꯡꯅ ꯆꯥꯅꯕ ꯍꯥꯏꯗꯅ ꯑꯗꯣ ꯍꯣꯔꯦꯟꯗꯤꯅꯦ ꯅꯇꯥꯎꯒ ꯌꯦꯜꯂ ꯉꯥꯅꯨꯔ ꯑꯃ ꯍꯦꯛ ꯊꯣꯡꯂꯒ ꯆꯥꯔꯣꯀꯣ ꯗꯣꯅꯣꯅ ꯍꯣꯏꯗ ꯏꯃꯥ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯤ ꯉꯝꯕꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯑꯩꯒꯤꯗ ꯊꯣꯡꯂꯒ ꯆꯥꯔꯁꯤ ꯑꯔꯦꯝꯕ ꯄꯥꯝꯕ ꯑꯅꯤꯗꯨꯗꯤ ꯍꯔꯥꯎꯅ ꯃꯃꯤꯠ ꯑꯗꯨ ꯃꯤꯆꯤꯒ ꯈꯠꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯂꯞ ꯑꯗꯨ ꯆꯥꯛ ꯆꯥꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯔꯥꯡ ꯃꯇꯥ ꯑꯅꯤꯒ ꯂꯣꯏꯅꯗꯨꯅ ꯏꯀꯥꯏꯕꯒ ꯈꯪꯗꯕ ꯃꯈꯩ ꯉꯝꯕ ꯍꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯉꯝꯕꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯏꯕꯦꯝꯆꯥꯅ ꯏꯇꯥ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯕꯨ ꯃꯤꯒ ꯑꯝꯇ ꯆꯠꯄ ꯎꯗ꯭ꯔꯤꯁꯤꯕꯣ ꯀꯣꯝꯕꯤꯔꯩꯅ ꯅꯠꯇꯦꯗ ꯅꯪꯒꯤꯁꯦ ꯈꯨꯜꯗꯤ ꯆꯨꯝꯃꯤꯀꯣ ꯆꯨꯝꯃꯤꯍꯦ ꯉꯁꯥꯏ ꯑꯩꯅꯅꯦ ꯑꯩꯈꯣꯏ ꯏꯃꯥꯗ ꯐꯖꯅ ꯍꯪꯉꯕꯅꯤ ꯉꯁꯤꯅꯦ ꯅꯨꯄꯥ ꯂꯨꯝꯕ ꯆꯠꯄ꯭ꯔꯥ ꯍꯥꯏꯕꯨ ꯂꯩꯀꯥꯏ ꯆꯔꯥ ꯆꯟꯗꯅ ꯅꯨꯄꯥꯒ ꯑꯝꯇ ꯐꯪꯗꯅ ꯇꯣꯛꯄ ꯇꯥꯔꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯐꯪꯅꯔꯛꯄꯅꯤꯅ ꯅꯁꯛꯇꯨꯒ ꯏꯕꯦꯝꯃ ꯄꯛꯇꯦ ꯂꯥꯛꯑꯣ ꯑꯥꯗ ꯌꯨꯃꯥꯏ ꯆꯦꯟꯕ ꯅꯨꯄꯥ ꯍꯨꯝꯐꯝꯃꯤꯁꯦ ꯑꯁꯤꯗ ꯑꯣꯏꯅ ꯍꯪꯂꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯗꯣꯅꯣ ꯍꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯧꯔꯛꯏ ꯈꯨꯔꯥ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯗꯣꯅꯣ ꯏꯉꯛꯉꯛꯅ ꯍꯩꯁꯦꯠ ꯅꯪ ꯀꯧꯔꯛꯏ ꯍꯩꯁꯦꯠꯅ ꯑꯩꯉꯣꯟꯗ ꯑꯣꯏꯔꯝꯃꯣꯏꯗ ꯈꯔ ꯅꯁꯛ ꯅꯇꯧ ꯐꯖꯕ ꯅꯪꯉꯣꯟꯗ ꯑꯣꯏꯔꯝꯒꯅꯤ ꯂꯩꯔꯥꯡ ꯗꯣꯅꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯀꯧꯔꯛꯏ ꯈꯨꯔꯥ ꯑꯩꯅ ꯍꯪꯖꯔꯤꯁꯦ ꯈꯨꯔꯥꯗꯅꯤ ꯍꯟꯗꯛꯇꯤ ꯗꯣꯅꯣꯗꯨ ꯆꯥꯎꯅ ꯑꯩꯕꯨ ꯅꯣꯏ ꯅꯄꯥꯒꯤ ꯈꯨꯔꯥꯔꯣ ꯍꯥ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯨꯄꯤꯒ ꯂꯣꯏꯅ ꯁꯦꯡꯖꯥꯏꯕꯧ ꯀꯥꯏꯅꯤ ꯉꯁꯤ ꯀꯣꯝꯕꯤꯔꯩꯅ ꯏꯇꯥ ꯂꯩꯔꯥꯡ ꯆꯠꯂꯔꯨꯁꯤ ꯂꯥꯛꯑꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯤꯒ ꯈꯔ ꯃꯤꯃꯥꯟꯅꯗꯕ ꯃꯥꯜꯂꯤ ꯇꯣꯝꯕꯅ ꯏꯕꯦꯝꯃ ꯄꯥꯈꯪ ꯑꯩꯈꯣꯏꯗ ꯈꯨꯔꯥ ꯀꯧꯔꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯁꯥꯎꯕ ꯇꯥꯕꯅꯤꯅꯦ ꯂꯩꯔꯥꯡ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯕꯨꯡꯁꯤꯡ ꯅꯆꯜꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯅꯆꯜ ꯍꯥꯟꯅ ꯈꯪꯖꯍꯧꯗ꯭ꯔꯦ ꯇꯣꯝꯕ ꯍꯩꯁꯩꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯂꯣꯟꯅ ꯆꯤꯔꯣꯜ ꯇꯧꯏ ꯏꯕꯨꯡꯉꯣꯏ ꯆꯍꯤꯗꯤ ꯈꯨꯃꯨ ꯊꯣꯛꯑꯝꯃꯅꯤ ꯍꯩꯁꯦꯠꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯅ ꯑꯩꯁꯦ ꯀꯥꯏꯔꯤꯕ ꯈꯨꯅꯤꯡꯁꯤꯒ ꯅꯠꯇꯦ ꯂꯩꯁꯥꯕꯤꯅꯤ ꯁꯤꯕꯨ ꯗꯣꯅꯣꯅ ꯀꯩꯅꯣ ꯍꯪꯒꯦꯕꯣ ꯁꯁꯥꯡꯉꯣ ꯑꯩ ꯃꯁꯛ ꯊꯤꯕ ꯅꯨꯄꯤ ꯀꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯃꯔꯝꯗꯤ ꯅꯪꯒꯤ ꯅꯁꯛ ꯑꯊꯤꯕꯗꯣ ꯑꯩꯉꯣꯟꯗ ꯂꯧꯅꯔꯛꯀꯅꯤ ꯂꯩꯔꯥꯡ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯁꯛꯇꯥ ꯄꯨꯗꯥꯃꯛꯅ ꯅꯥꯏꯅꯣꯟ ꯉꯝꯃꯨ ꯃꯕꯨ ꯑꯀꯪꯕꯤ ꯃꯥꯜꯂꯗꯅ ꯍꯪꯂꯔꯣꯏꯗ꯭ꯔꯣ ꯍꯪꯒꯦ ꯁ꯭ꯋꯥꯏꯗꯒꯤ ꯉꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯈꯪꯕꯤꯕ꯭ꯔꯣ ꯈꯪꯂꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯕ ꯉꯝꯕꯗꯣ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯅꯪ ꯅꯥꯏꯔꯒ ꯑꯩꯅ ꯍꯦꯛ ꯈꯥꯏꯗꯣꯛꯀꯗ꯭ꯔꯣ ꯏꯕꯨꯡ ꯅꯆꯟꯁꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ ꯇꯥ ꯉꯝꯕꯕꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯌꯥꯔꯗꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ ꯅꯁꯛ ꯈꯨꯊꯤꯗꯨꯒ ꯉꯝꯕꯒꯤ ꯃꯌꯨꯝ ꯊꯤꯔꯛꯏꯕ ꯅꯠꯇꯦ ꯁꯤꯕꯨ ꯄꯛꯇꯦ ꯍꯥꯏꯕꯤꯅꯕ ꯀꯅꯥꯝ ꯂꯩꯇ꯭ꯔꯕꯣ ꯍꯦ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯌꯥꯝ ꯇꯥꯕꯅꯤ ꯅꯪ ꯀꯌꯥꯝ ꯐꯖꯔꯗꯅ ꯕꯦꯝꯃ ꯐꯖꯕꯤ ꯈꯨꯅꯤꯡꯗꯣ ꯑꯝꯇ ꯊꯥꯡꯗꯣꯛꯄꯤꯔꯣ ꯍꯋꯥꯏ ꯃꯔꯨ ꯈꯤꯇ ꯍꯨꯟꯖꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯂꯝꯃꯤ ꯂꯩꯔꯥꯡ ꯈꯔ ꯇꯞꯊꯗꯨꯅ ꯏꯕꯨꯡꯁꯤꯡ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ ꯗꯣꯅꯣꯅ ꯇꯞꯅ ꯇꯨ ꯑꯥꯗ ꯆꯔꯨ ꯏꯀꯨ ꯑꯃ ꯄꯩꯔꯒ ꯂꯩꯔꯤꯁꯦ ꯎꯕ꯭ꯔꯥ ꯑꯁꯤ ꯃꯣꯏ ꯃꯌꯨꯝꯅꯤ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯏꯕꯨꯡ ꯀꯣꯝꯕꯤꯔꯩꯅ ꯏꯇꯥ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤ ꯌꯨꯝꯁꯨ ꯈꯪꯂꯕꯁꯤꯕꯨ ꯉꯁꯤꯒꯤꯗꯤ ꯌꯨꯝ ꯊꯤꯕꯗ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯑꯍꯨꯝꯗꯣ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯇꯣꯝꯕꯅ
ꯍꯟꯈ꯭ꯔꯤꯅꯤ ꯇꯥꯈꯩ ꯇꯥꯒ ꯗꯣꯅꯣꯅ ꯀꯥꯟꯅꯗꯦꯁꯦ ꯏꯇꯥꯎ ꯉꯝꯕꯗ ꯍꯥꯏꯔꯒ ꯃꯣꯏꯒꯤ ꯌꯦꯟꯗꯣ ꯑꯃꯗꯨꯝ ꯆꯥꯔꯨꯁꯤ ꯐꯅꯗꯤ ꯌꯥꯝꯃꯦꯀꯣ ꯑꯩꯈꯣꯏꯅ ꯊꯦꯝꯅ ꯆꯥꯊꯣꯛꯄꯤꯔꯤꯁꯦ ꯃꯥꯅ ꯍꯥꯏꯔꯛꯄ ꯊꯕꯛꯇꯤ ꯑꯩꯈꯣꯏꯅ ꯅꯣꯡꯇ ꯌꯥꯕꯁꯨ ꯅꯠꯇꯦ ꯄꯪꯉꯗꯤ ꯃꯥꯡꯖꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯀꯥꯟꯗꯦ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯉꯝꯕ ꯍꯣꯏꯗ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯁꯤꯟꯅꯗꯨꯅ ꯉꯝꯕꯅ ꯂꯣꯏꯖꯔꯤꯕ ꯌꯦꯟ ꯉꯥꯅꯨꯁꯤꯡꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯥꯕꯗ ꯑꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯉꯝꯕꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯆꯥꯕꯕꯨ ꯆꯥꯖꯁꯅꯨ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯜꯂꯝꯃꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗꯅꯤ ꯂꯥꯏꯖ ꯌꯥꯝ ꯁꯥꯎꯅ ꯇꯥꯉꯝꯕ ꯅꯪꯕꯨ ꯉꯥꯎꯔꯕ ꯗꯣꯅꯣ ꯍꯥꯏꯕ ꯑꯔꯦꯝꯕ ꯆꯥꯕ ꯄꯥꯝꯕꯗꯨꯒ ꯄꯨꯟꯗꯅ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯕ ꯌꯦꯡꯒꯣꯜ ꯑꯁꯦ ꯌꯦꯟꯒ ꯑꯝꯇ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦ ꯀ꯭ꯔꯣꯡ ꯂꯥꯎꯔꯣꯏꯗꯅꯁꯦ ꯉꯝꯕ ꯅꯣꯛꯇꯨꯅ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯅ ꯆꯥꯕꯕꯨ ꯆꯥꯖꯁꯅꯨ ꯀꯩꯗꯧꯒꯦ ꯁꯤꯕꯣ ꯅꯪꯅ ꯃꯔꯨꯞꯅꯤ ꯀꯥꯏꯅ ꯈꯟꯖꯔꯤꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯅꯣꯡꯃꯇ ꯅꯪꯒꯤꯅꯦ ꯍꯥꯏꯗꯅ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯈ꯭ꯔꯒꯦ ꯃꯥꯡꯍꯟ ꯇꯥꯒꯠꯄ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯅꯣꯡꯃꯇ ꯅꯪꯅ ꯊꯕꯛꯇꯪ ꯇꯧꯁꯦ ꯆꯠꯁꯦꯅ ꯍꯥꯏꯕꯗ ꯃꯣꯏꯅ ꯌꯥꯕꯤꯔꯛꯄ꯭ꯔꯕ ꯁꯨꯝꯁꯨ ꯁꯨꯝꯂꯤꯕꯅꯤ ꯉꯝꯕꯅꯗꯤ ꯃꯈꯣꯏꯕꯨ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯈꯟꯖꯗꯨꯅ ꯃꯣꯏꯅ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡ ꯑꯗꯨꯝ ꯌꯥꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯅꯣꯡꯃꯇ ꯉꯝꯕꯅ ꯊꯕꯛ ꯑꯃ ꯇꯧꯁꯤ ꯆꯠꯁꯤ ꯍꯥꯏꯕꯗ ꯌꯥꯕꯤꯔꯛꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯉꯝꯕ ꯋꯥꯈꯜ ꯀꯔꯤꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯕꯁꯨ ꯂꯩꯇꯦ ꯑꯗꯨꯃꯛ ꯐꯅ ꯈꯜꯂꯝꯃꯤ ꯌꯥꯔꯦꯀꯣ ꯑꯉꯥꯡꯅꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯑꯁꯪꯕꯤꯅ ꯍꯥꯏꯒꯨꯝꯗꯅ ꯕꯨꯡꯉꯣ ꯅꯈꯣꯏꯅ ꯆꯥꯊꯣꯛꯂꯤꯕ ꯉꯥꯅꯨ ꯌꯦꯟ ꯃꯌꯥꯝꯗꯣ ꯅꯪꯅ ꯌꯣꯟꯖꯔꯕꯗꯤ ꯁꯦꯟꯗꯣꯡ ꯃꯌꯥꯝ ꯑꯃꯗꯤ ꯐꯪꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯁ ꯏꯃꯥ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯅꯆꯥꯗꯤ ꯀꯃꯥꯏꯅ ꯃꯤ ꯇꯤꯟꯅꯧ ꯍꯥꯏꯕꯅꯣ ꯁꯤꯗꯒꯤ ꯑꯉꯥꯡ ꯃꯁꯤꯃꯁꯨꯅꯦ ꯆꯠꯂꯣꯁꯨ ꯌꯥꯔꯦ ꯅꯌꯨꯝ ꯆꯠꯂꯣꯕ ꯑꯋꯣꯠ ꯑꯄꯥ ꯍꯦꯛ ꯁꯥꯔꯗꯅ ꯉꯝꯕꯅ ꯑꯗꯨꯝꯅ ꯉꯥꯡꯂꯛꯄꯗꯨꯗꯗꯤ ꯂꯥꯏꯖꯗꯨ ꯄꯦꯔꯤ ꯇꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯌꯤꯡꯕꯤꯅ ꯏꯕꯦꯝꯃ ꯂꯥꯏꯖ ꯉꯥꯏꯈꯣꯅꯤ ꯅꯪꯕꯨ ꯑꯣ ꯆꯠꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯅꯪꯁꯨꯅꯤ ꯏꯕꯨꯡꯉꯣ ꯑꯉꯥꯡꯁꯤꯗꯤ ꯍꯦꯛꯇ ꯉꯥꯡꯕꯤ ꯐꯖꯅ ꯍꯥꯏꯕ ꯌꯥꯕ ꯋꯥꯗꯨꯗ ꯏꯃꯥ ꯁꯥꯎ ꯐꯔꯀꯥꯟꯗ ꯃꯔꯩ ꯂꯥꯛꯆꯔꯁꯅꯤ ꯑꯗꯣ ꯑꯩ ꯂꯧꯕꯨꯛ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯊꯦꯡꯅꯃꯛꯅꯒ ꯍꯜꯂꯛꯀꯅꯨꯀꯣ ꯂꯥꯏꯖꯅ ꯉꯝꯕꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯀꯞꯇꯨꯅ ꯆꯦꯟꯊꯣꯔꯛꯈꯤꯕꯗꯨ ꯎꯕꯗ ꯗꯣꯅꯣ ꯄꯥꯈꯠꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯥꯏꯖ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯑꯩ ꯇꯧꯒꯦꯁꯦ ꯅꯪꯒꯤ ꯇꯥꯗꯣꯅꯣ ꯂꯩꯔꯤꯉꯩꯗ ꯀꯅꯥꯅ ꯅꯪꯉꯣꯟ ꯂꯥꯛꯆꯕ ꯉꯝꯗꯣꯔꯤꯒꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯑꯣ ꯂꯥꯏꯖ ꯁꯥꯎꯅ ꯇꯥꯗꯣꯅꯣ ꯀꯩꯒꯤꯅꯣ ꯅꯪꯅꯁꯨ ꯌꯥꯝ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯁꯤꯕꯣ ꯅꯪꯕꯨ ꯅꯃꯥꯏꯒ ꯑꯝꯇ ꯄꯥꯟꯗ꯭ꯔꯕꯣ ꯂꯥꯏꯖ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯗ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯗꯨꯅ ꯅꯪꯅ ꯐꯅ ꯊꯤꯅ ꯉꯥꯡꯂꯁꯨ ꯆꯩꯔꯁꯨ ꯑꯩ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯔꯣꯏꯌꯦ ꯉꯝꯗꯦ ꯂꯥꯏꯖ ꯍꯦꯟꯅ ꯁꯥꯎꯔꯗꯨꯅ ꯗꯣꯅꯣꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ ꯍꯩꯁꯦꯠꯀ ꯇꯣꯡꯕꯒꯗꯤ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯇꯥꯉꯝꯕ ꯈꯛꯇꯒꯤꯅꯤ ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯍꯟꯖꯤꯟ ꯁꯨꯝ ꯌꯦꯠꯂꯤꯁꯤꯕꯣ ꯅꯃꯥꯏ ꯄꯥꯜꯂꯤꯕꯗꯣ ꯂꯩꯇꯦꯡꯒꯤꯗꯃꯛ ꯄꯥꯟꯕ ꯅꯠꯇꯦ ꯈꯔꯁꯨ ꯏꯀꯥꯏꯕ ꯈꯪꯉꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏꯖꯗꯨ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯗꯣꯅꯣ ꯃꯈꯖꯥꯏ ꯑꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯝꯕꯤꯅꯤꯒ ꯈꯪꯗꯃꯈꯩ ꯑꯣꯛ ꯈꯣꯡ ꯃꯈꯩ ꯀꯞꯂꯛꯂꯝꯃꯤ ꯃꯇꯧꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯊꯦꯝꯕꯤꯔꯝꯃꯤ ꯗꯣꯅꯣ ꯀꯞꯅ ꯆꯠꯈ꯭ꯔꯤꯕ ꯂꯥꯏꯖꯕꯨ ꯇꯥꯅꯕ ꯂꯧꯔꯛꯏ ꯄꯨꯛꯐꯠꯇꯕꯤ ꯍꯤꯡꯆꯥꯕꯤ ꯅꯨꯡꯁꯤꯠ ꯂꯩꯕꯤ ꯑꯁꯨꯛ ꯀꯨꯏꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯔꯤꯕ ꯁꯦꯟꯅꯖꯔꯤꯕ ꯏꯕꯨꯡ ꯃꯤꯔꯥꯏꯔꯒ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯤ ꯉꯝꯕꯅꯤ ꯀꯥꯏꯅ ꯍꯥꯏꯅꯦ ꯅꯪ ꯅꯆꯤꯟꯗꯣ ꯅꯪ ꯂꯩꯊꯣꯛꯄ ꯀꯣꯏꯌꯨꯀꯣ ꯅꯪ ꯅꯆꯤꯟꯗꯣ ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯗꯣꯅꯣꯗꯨ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ ꯃꯇꯧꯗꯨꯗ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤꯕ ꯑꯍꯜ ꯑꯃꯅ ꯍꯥꯏ ꯗꯣꯅꯣ ꯍꯥꯏꯕ ꯌꯨꯝꯃꯥꯏꯁꯦꯟꯕꯧ ꯅꯃꯥ ꯁꯤꯔꯕ꯭ꯔꯣ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯣ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯅꯣꯏꯒꯤ ꯅꯣꯏ ꯀꯅꯥ ꯌꯦꯡꯕꯤꯌꯨ ꯍꯥꯏꯒꯦ ꯃꯊꯧꯗꯤ ꯂꯩꯇꯅ ꯃꯣꯏꯅ ꯏꯍꯦ ꯃꯁꯤꯗꯤ ꯍꯩꯁꯦꯠꯅ ꯏꯇꯥꯎ ꯑꯁ ꯌꯥꯝ ꯎꯁꯤꯠꯇꯕ ꯈꯪꯅꯤ ꯂꯥꯏꯖꯅ ꯌꯥꯝ ꯂꯨꯅ ꯇꯧꯖꯕ ꯌꯦꯟ ꯑꯔꯥꯡꯕꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯃꯗꯨ ꯍꯨꯔꯥꯜꯂꯒ ꯆꯥꯊꯣꯛꯑꯁꯤ ꯑꯗꯨꯅꯤ ꯆꯥꯊꯣꯛꯀꯗꯕꯅꯤ ꯍꯦꯔꯥ ꯑꯩꯈꯣꯏꯕꯨ ꯅꯨꯄꯥꯅꯤꯅ ꯎꯁꯤꯠꯇꯕ ꯗꯣꯅꯣ ꯀꯞꯇꯨꯅ ꯏꯇꯥꯎ ꯑꯩ ꯉꯝꯃꯣꯏ ꯏꯇꯥꯎ ꯑꯩ ꯉꯝꯃꯣꯏꯕ ꯗꯣꯅꯣꯅ ꯐꯅ ꯌꯥꯗ꯭ꯔꯕꯁꯨ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯇꯧꯗꯨꯅ ꯂꯥꯏꯖꯅ ꯌꯥꯝ ꯂꯨꯅ ꯇꯧꯖꯕ ꯌꯦꯟ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯝꯃꯤ ꯌꯦꯟꯗꯨ ꯎꯕꯗ ꯗꯣꯅꯣꯗꯨ ꯑꯃꯨꯛ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ ꯏꯇꯥꯎ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯌꯦꯟꯗꯣ ꯑꯩ ꯑꯃꯨꯛꯇ ꯄꯥꯝꯍꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯌꯦꯟ ꯑꯗꯨꯕꯨ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯌꯦꯟ ꯑꯗꯨ ꯑꯃꯨꯛ ꯀꯣꯟꯗꯨꯅ ꯀꯞꯂꯤ ꯑꯣ ꯑꯔꯥꯡꯕꯤ ꯑꯁꯤꯗꯒꯤꯗꯤ ꯅꯪ ꯑꯃꯨꯛ ꯑꯗꯨ ꯎꯕ ꯐꯪꯂꯔꯣꯏꯀꯣ ꯅꯪ ꯄꯥꯕꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯔꯥꯡꯕꯤ ꯑꯁ
ꯌꯦꯡꯅꯤꯡꯗꯕꯅꯕ ꯁꯤꯅꯤꯡꯕ ꯃꯌꯥꯝ ꯌꯥꯎꯏꯕ ꯆꯥꯛꯂꯝ ꯊꯝꯗꯥꯏꯁꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯟ ꯑꯗꯨꯕꯨ ꯇꯥꯞ ꯂꯧꯏ ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯍꯥꯏꯗꯠꯇꯨꯅ ꯍꯥꯠꯂꯝꯃꯤ ꯐꯔꯦꯗ ꯁꯤ ꯑꯣꯏꯔꯗꯤ ꯀꯞꯀꯦꯁꯨ ꯀꯞꯄꯣ ꯑꯩꯈꯣꯏꯗꯤ ꯊꯣꯡꯂꯨꯔꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯕ ꯊꯛꯄ ꯑꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯗꯣꯅꯣꯅ ꯏꯇꯥꯎ ꯅꯍꯥꯟꯒꯤ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯏꯇꯥꯎ ꯉꯝꯕꯕꯨ ꯄꯥꯝꯕ ꯌꯥꯎ ꯃꯥꯜꯂꯦ ꯑꯩꯅ ꯈꯜꯂꯤꯕꯁꯤꯅ ꯑꯁꯨꯝ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤꯗꯨꯒ ꯉꯝꯃꯒ ꯈꯪꯅꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯉꯤꯗꯅ ꯍꯣꯏꯅꯦ ꯏꯇꯥꯎ ꯌꯥꯏꯅꯦ ꯑꯗꯣ ꯃꯈꯣꯏꯅ ꯍꯥꯏꯅꯈꯤꯕꯗ ꯍꯌꯦꯡ ꯂꯥꯛꯅꯤꯗꯤ ꯍꯥꯏꯅꯈꯤꯕꯅꯤ ꯅꯍꯥꯟꯒꯤ ꯃꯐꯝꯗꯨꯗ ꯍꯌꯦꯡꯁꯦ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨꯔꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯃꯤ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕꯒꯤ ꯇꯨꯡꯗ ꯎꯁꯤꯟꯅꯁꯤꯟꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯗꯣꯅꯣꯅ ꯀꯧꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯅꯈꯣꯏꯅ ꯉꯝꯕ ꯍꯪꯂꯤꯕꯗꯣ ꯀꯩꯒꯤꯅꯣ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯃꯥ ꯄꯥꯝꯕ ꯌꯥꯎꯕ꯭ꯔꯣ ꯂꯩꯔꯥꯡ ꯏꯀꯥꯏꯔꯁꯨ ꯏꯀꯥꯏꯅ ꯉꯝꯕꯕꯨ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯃꯥꯒ ꯊꯦꯡꯅꯈꯤꯕ ꯄꯨꯝꯕ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ ꯗꯣꯅꯣꯗꯤ ꯉꯝꯕꯕꯨ ꯄꯥꯝꯂꯝꯕꯗꯨꯗ ꯍꯦꯟꯅ ꯍꯔꯥꯎꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯣ ꯉꯝꯕꯗꯣ ꯑꯩ ꯌꯥꯅꯕ ꯁꯤꯜꯂꯒꯦ ꯑꯗꯣ ꯋꯥ ꯑꯃꯗꯤ ꯏꯕꯥꯅꯤ ꯌꯥꯅꯕ ꯇꯥꯕ ꯀꯩ ꯋꯥꯅꯣ ꯉꯝꯕꯁꯦ ꯍꯣꯠꯅꯕ ꯌꯥꯝ ꯀꯟꯕꯅꯤ ꯃꯔꯜ ꯃꯊꯨꯝꯁꯨ ꯄꯩꯈꯩ ꯂꯩꯕꯅꯤ ꯅꯪꯁꯨ ꯉꯝꯕꯒꯤ ꯃꯔꯜ ꯃꯊꯨꯝꯗ ꯉꯥꯎꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯅ ꯅꯪꯅ ꯉꯝꯕꯗꯒꯤ ꯂꯧꯊꯣꯔꯛꯄ ꯆꯥꯊꯣꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯊꯨꯡꯂꯛꯀꯗꯕꯅꯤ ꯂꯩꯔꯥꯡꯁꯨ ꯅꯣꯛꯇꯨꯅ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯒꯅꯨ ꯑꯩꯅ ꯊꯣꯛꯄ ꯁꯤꯟꯒꯤ ꯌꯥꯅꯕꯗ ꯁꯤꯟꯕꯤꯔꯛꯑꯣ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯉꯝꯕꯅ ꯐꯅ ꯌꯥꯗ꯭ꯔꯕꯁꯨ ꯗꯣꯅꯣꯅ ꯁꯤꯟꯗꯨꯅ ꯂꯩꯔꯥꯡꯒ ꯃꯈꯣꯏꯅꯤ ꯈꯪꯅꯍꯜꯂꯝꯃꯤ ꯉꯝꯕ ꯑꯍꯥꯟꯕꯗꯗꯤ ꯂꯩꯔꯥꯡꯕꯨ ꯀꯌꯥ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ ꯑꯗꯨꯕꯨ ꯂꯩꯔꯥꯡꯒꯤ ꯍꯦꯟꯖꯤꯟꯕ ꯃꯤꯕꯨ ꯁꯨꯝꯍꯠꯄ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯉꯝꯕ ꯂꯩꯔꯥꯡꯕꯨ ꯅꯨꯡꯁꯤꯔꯣꯏꯒꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯝꯃꯤ ꯂꯩꯔꯥꯡꯁꯨ ꯉꯝꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯦ ꯈꯪꯂꯕꯗ ꯉꯝꯕꯒꯤ ꯃꯔꯜ ꯃꯊꯨꯝ ꯀꯌꯥ ꯑꯃ ꯆꯥꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯗꯣꯅꯣꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏꯖꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯉꯝꯕꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯋꯥꯈꯜꯗꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯝꯗꯦ ꯇꯣꯝꯕꯅ ꯏꯇꯥꯎ ꯅꯪ ꯂꯥꯏꯖꯁꯤ ꯇꯣꯛꯑꯣꯗ ꯅꯣꯡꯃꯇ ꯅꯪꯕꯨ ꯐꯖꯅ ꯀꯧꯕꯤ ꯉꯥꯡꯕꯤ ꯇꯧꯕꯁꯨ ꯅꯠꯇꯦ ꯗꯣꯅꯣ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯇꯥꯎ ꯑꯩꯅ ꯐꯅ ꯃꯇꯧ ꯍꯣꯛꯇ꯭ꯔꯕꯁꯨ ꯑꯩ ꯃꯥꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯁꯤꯅꯕꯨ ꯑꯁꯨꯛ ꯐꯠꯇꯕ ꯊꯕꯛꯁꯦ ꯏꯇꯥꯎ ꯉꯝꯕꯒꯤ ꯃꯐꯝꯗ ꯇꯧꯍꯜꯂꯤꯕꯁꯤꯅꯤ ꯑꯁ ꯈꯪꯗ꯭ꯔꯦ ꯏꯇꯥꯎ ꯂꯩꯔꯥꯡꯗꯨꯅ ꯆꯥꯊꯣꯛꯄ ꯌꯥꯕ ꯆꯥꯊꯣꯛꯂꯒ ꯍꯨꯟꯗꯣꯛꯑꯒ ꯊꯝꯕꯤꯔꯝꯗꯅꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯍꯥꯠꯇꯣꯛꯀꯗꯧꯅꯤ ꯁꯣꯝꯗꯅ ꯂꯩꯔꯥꯡꯒ ꯉꯝꯕꯒ ꯎꯅꯔꯝꯃꯤ ꯂꯩꯔꯥꯡꯅ ꯉꯝꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯔꯣꯏꯗ꯭ꯔꯣ ꯀꯩꯕꯨꯅꯣ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯑꯁ ꯍꯧꯔꯛꯑꯗꯕꯅꯤ ꯑꯩꯅ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯇꯪ ꯁꯥꯕꯤꯌꯣꯅ ꯍꯥꯏꯕꯗꯣ ꯍꯣꯏꯗ ꯁꯥꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨ ꯂꯩꯔꯥꯡ ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯑꯃꯠꯇꯁꯨ ꯊꯝꯂꯛꯇ꯭ꯔꯤ ꯅꯪꯅ ꯑꯍꯥꯟꯕꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯒꯅꯨꯀꯣ ꯑꯁ ꯌꯥꯔꯦꯕ ꯁꯅꯥꯗꯨꯗ ꯁꯥꯎ ꯅꯪꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯝꯇ ꯑꯩ ꯇꯧꯔꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝ ꯊꯥꯖꯩꯗ ꯑꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯍꯜꯂꯤꯕ ꯁꯅꯥꯁꯦ ꯑꯣꯈꯥꯛꯇꯤ ꯌꯥꯝꯂꯝꯃꯅꯤ ꯅꯣꯡꯃꯗꯁꯨ ꯁꯤꯔꯛꯄꯨꯗꯤ ꯅꯪꯕꯨ ꯀꯥꯏꯗ ꯊꯝꯒꯦ ꯂꯩꯔꯥꯡ ꯅꯣꯛꯇꯨꯅ ꯂꯩꯌꯦ ꯍꯌꯦꯡ ꯑꯩꯅ ꯅꯈꯣꯏꯗ ꯂꯥꯛꯂꯕ ꯀꯥꯟꯗ ꯄꯨꯔꯛꯀꯦ ꯍꯥꯏꯗꯅ ꯂꯣꯏꯅ ꯊꯝꯖꯤꯜꯂꯤꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯂꯥꯏꯖꯅ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯥꯏꯖꯗꯤ ꯃꯊꯃꯣꯏꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯄꯤꯗꯨꯁꯨ ꯇꯥꯔꯛꯂꯝꯃꯤ ꯄꯟꯊꯕ ꯇꯧꯗ ꯉꯝꯕ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯪꯒꯣꯜ ꯑꯗꯨꯗ ꯀꯞꯇꯨꯅ ꯐꯝꯂꯝꯃꯤ ꯂꯥꯏꯖꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯀꯞꯂꯤꯕꯗꯨ ꯉꯝꯕꯒꯤ ꯃꯃꯥꯅ ꯎꯔꯝꯃꯤ ꯏꯕꯦꯝꯃ ꯂꯥꯏꯖ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ ꯂꯥꯏꯖ ꯀꯞꯇꯨꯅ ꯏꯅꯦ ꯉꯝꯕꯅ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯏꯅꯦ ꯑꯍꯤꯡꯕꯤꯁꯨ ꯈꯪꯏ ꯂꯥꯏꯖꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯑꯗꯨꯅ ꯑꯍꯤꯡꯕꯤꯅꯁꯨ ꯂꯥꯏꯖꯕꯨ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯤꯕꯅꯣ ꯃꯥꯁꯨ ꯏꯆꯥꯕꯨ ꯅꯨꯡꯁꯤꯔꯝꯒꯅꯤꯗ ꯏꯅꯦ ꯉꯝꯕꯗꯣ ꯅꯨꯄꯤ ꯑꯃ ꯀꯣꯏꯕ ꯃꯥꯜꯂꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯄꯥꯟꯗ ꯅꯨꯄꯤꯗꯨꯕꯨ ꯎꯅꯍꯧꯏ ꯏꯅꯦ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯕꯦꯝꯃ ꯀꯞꯀꯅꯨꯁꯦ ꯑꯩꯅꯦ ꯅꯪ ꯉꯝꯕꯗ ꯃꯇꯨꯡ ꯇꯧꯗꯅ ꯐꯖꯅ ꯍꯥꯏꯒꯦꯁꯦ ꯏꯅꯦ ꯍꯥꯏꯔꯨꯅꯨ ꯑꯩꯅ ꯄꯥꯎ ꯇꯝꯕ ꯑꯣꯏꯅ ꯑꯃꯨꯛ ꯈꯟꯈꯤꯅꯤ ꯑꯩ ꯆꯠꯂꯒꯦꯅꯦ
ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯗꯨ ꯆꯦꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯏꯪꯕꯤꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯈꯪꯗꯕ ꯅꯠꯇꯦ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯆꯥꯕꯨ ꯉꯥꯡꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯏꯇꯥꯎ, ꯅꯨꯄꯤꯅꯦꯅ ꯁꯅꯥ ꯁꯥꯎꯗ ꯍꯥꯏ꯫ ꯑꯩꯅ ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯑꯦ, ꯆꯦꯜꯂꯁꯦ ꯍꯥꯏꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯗꯣꯅꯣꯅ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ? ꯑꯗꯨ ꯏꯇꯥꯎ, ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯅꯨꯄꯤꯅꯤ꯫ ꯁꯅꯥ ꯁꯥꯎ ꯍꯥꯏꯗꯣ ꯁꯥꯀꯣ ꯁꯅꯥꯗꯣ꯫ ꯁꯅꯥꯗꯣ ꯎꯕꯗ ꯃꯥꯏꯅ ꯌꯥꯖꯔꯛꯁꯅꯤꯗ꯫ ꯈꯪꯗꯦ ꯏꯇꯥꯎ, ꯅꯪꯅ ꯁꯤꯟꯕꯤꯗꯅ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯍꯥꯛ ꯑꯃ ꯑꯩꯒꯤꯗꯃꯛꯇ ꯐꯪꯍꯟꯕꯤꯕꯁꯦ ꯏꯇꯥꯎ, ꯅꯪꯕꯨ ꯌꯥꯝ ꯊꯥꯒꯠꯂꯤ꯫ ꯑꯗꯣ ꯅꯈꯣꯏꯒꯤꯗꯤ ꯐꯖꯅ ꯅꯨꯡꯁꯤꯅꯈ꯭ꯔꯦ꯫ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯋꯥꯔꯧꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯁꯨ ꯑꯝꯇ ꯈꯪꯒꯦꯗꯅ꯫ ꯗꯣꯅꯣ ꯅꯣꯛꯇꯨꯅ ꯀꯣꯟꯅ ꯈꯪꯉꯣꯗ ꯏꯇꯥꯎ, ꯀꯣꯟꯅ ꯍꯥꯏꯒꯦ꯫ ꯑꯗꯣ ꯁꯅꯥ ꯁꯥꯋꯥꯏꯗꯣ ꯀꯥꯎꯅꯤ꯫ ꯁꯥꯔꯒ ꯀꯣꯛ ꯄꯤꯁꯤꯟꯀꯣ, ꯅꯔꯜ ꯍꯥꯏꯔ ꯂꯩꯇꯕꯁꯨ ꯅꯠꯇꯦ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯩꯁꯨ ꯁꯥꯕꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯗ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯏꯪꯕꯤ ꯃꯆꯥꯗꯨ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯊꯕꯛꯇ ꯁꯨꯔꯒ ꯂꯩꯔꯝꯕ ꯅꯪꯅ ꯀꯌꯥꯝ ꯀꯨꯏꯔꯦ ꯊꯕꯛ ꯁꯨꯔꯛꯇ꯭ꯔꯤꯕꯁꯦ? ꯂꯩꯖꯕ ꯁꯦꯜꯁꯤꯡ ꯑꯗꯨꯅ ꯀꯔꯥꯏꯗ ꯊꯝꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯐꯥꯎ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯇꯧꯅꯨ ꯇꯧꯅꯨ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯏꯃꯥ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯃꯥ, ꯅꯆꯥ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯤ꯫ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯆꯥꯅ ꯍꯦꯛꯇ ꯄꯤꯅꯤꯡꯉꯤ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤꯅꯤ꯫ ꯅꯪꯒꯤ ꯑꯣꯏꯗ꯭ꯔꯤꯉꯩ ꯀꯩꯗꯧꯅꯨꯡꯗ ꯊꯥꯖꯕ ꯊꯝꯂꯣꯏꯗꯕꯅꯤ꯫ ꯐꯅ ꯁꯤꯡꯕ ꯅꯨꯄꯥ ꯑꯣꯏꯁꯅꯨ, ꯅꯨꯄꯤ ꯑꯃꯒꯤꯅꯦ ꯃꯤꯠꯁꯤꯒꯤ ꯂꯥꯡꯊꯥꯛꯂꯛꯄ ꯃꯇꯝꯗ ꯊꯨꯔꯣꯏꯗꯕ ꯅꯨꯄꯥ ꯑꯝꯇ ꯂꯩꯇꯕꯅꯤ꯫ ꯑꯐꯕ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛꯇꯤ ꯆꯪꯅ ꯁꯔꯒ ꯀꯥꯏ, ꯑꯗꯨꯒ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛꯇꯤꯅꯦ ꯅꯣꯔꯣꯛꯀꯤ ꯀꯨꯝꯗ ꯇꯥꯏ꯫ ꯃꯁꯤ ꯀꯥꯎꯒꯅꯨ꯫ ꯊꯃꯣꯏ ꯁꯦꯡꯗꯕ ꯅꯨꯄꯤꯅ ꯀꯩꯗꯧꯅꯨꯡꯗ ꯌꯨꯝꯕꯨꯔꯦꯝꯕꯤꯒꯤ ꯑꯥꯔꯊ ꯈꯪꯂꯣꯏ꯫ ꯃꯁꯤ ꯅꯪ ꯀꯥꯎꯕ ꯌꯥꯗꯦ꯫ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯉꯝꯕ ꯃꯃꯥꯗ ꯀꯧꯇꯛꯇꯤ ꯆꯥꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯉꯝꯕ ꯂꯩꯔꯥꯡꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯂꯩꯖꯔꯝꯕ ꯁꯦꯟꯊꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ꯫ ꯂꯩꯔꯥꯡꯁꯨ ꯉꯝꯕꯒꯤ ꯃꯔꯜ ꯃꯊꯨꯝ ꯈꯨꯗꯤꯡꯃꯛ ꯇꯦꯡꯕ ꯂꯣꯏꯔꯛꯂꯕ ꯀꯥꯟꯗ ꯉꯝꯕꯒꯤ ꯃꯐꯝꯗ ꯇꯣꯛꯅꯔꯁꯤ ꯍꯥꯏꯅ ꯇꯣꯏꯅ ꯍꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯉꯝꯕ ꯆꯥꯎꯅ, ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ? ꯍꯧꯖꯤꯛ ꯑꯩ ꯁꯦꯜ ꯑꯝꯇ ꯂꯩꯇ꯭ꯔꯦ꯫ ꯁꯤꯅꯔꯣ ꯅꯪꯅ ꯑꯩꯈꯣꯏꯅꯤ ꯇꯣꯛꯅꯕ ꯄꯥꯝꯃꯤꯁꯦ? ꯂꯩꯔꯥꯡ ꯊꯋꯥ ꯁꯥꯗꯅ, ꯍꯣꯏ, ꯑꯩꯗꯤ ꯅꯪꯒꯤ ꯅꯔꯟꯒꯤꯗꯃꯛ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪ ꯑꯃꯨꯛ ꯄꯥꯝꯂꯛꯇ꯭ꯔꯦ꯫ ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯔꯦ꯫ ꯉꯝꯕ ꯆꯥꯎꯅ, ꯂꯩꯔꯥꯡ, ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ? ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ꯫ ꯑꯁ, ꯑꯣꯟꯊꯣꯛꯅꯁꯨ ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯉꯁꯤꯗꯒꯤꯅꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ꯫ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯦ꯫ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯃꯔꯨꯞ ꯗꯣꯅꯣꯅ ꯁꯤꯡꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯒꯤ ꯅꯔꯟꯗꯣ ꯃꯥꯁꯨ ꯆꯥꯕ ꯌꯥꯎꯕꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯑꯣꯏꯅ ꯂꯧꯔꯣ꯫ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯗꯧꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯗꯨ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯝꯕ ꯎꯄꯥꯏ ꯂꯩꯇ ꯊꯃꯣꯏꯗꯨ ꯅꯤꯡꯉꯝꯗꯅ ꯂꯩꯍꯧꯔꯤ꯫ ꯉꯁꯤꯗꯤ ꯗꯣꯅꯣꯕꯨꯁꯨ ꯍꯦꯟꯅ ꯋꯥꯔꯧꯈ꯭ꯔꯦ꯫ ꯑꯁꯨꯛ ꯊꯥꯖꯕ ꯃꯔꯨꯞ ꯑꯃꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯁꯨꯛ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯑꯃ ꯂꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯥ ꯅꯣꯡꯃꯇ ꯈꯜꯂꯨꯗꯕꯅꯤ꯫ ꯉꯝꯕ ꯌꯥꯝꯅ ꯆꯥꯎꯅ ꯗꯣꯅꯣ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯗꯣꯅꯣ ꯂꯥꯏꯖꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯥꯏꯖꯕꯨ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯃꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯂꯥꯏꯖꯗꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨꯕꯨꯗ ꯗꯣꯅꯣ ꯅꯪꯍꯧꯔꯤ ꯃꯇꯥꯒꯨ꯫ ꯂꯥꯏꯖ, ꯑꯩꯅꯦ, ꯅꯪ ꯇꯥ ꯗꯣꯅꯣꯅꯤ꯫ ꯂꯥꯏꯖ ꯆꯥꯎꯅ, ꯇꯥ ꯗꯣꯅꯣ, ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯁꯤꯕꯣ? ꯂꯥꯏꯖ, ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ꯫ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯌꯥꯕꯤꯌꯨꯕ꯫ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯉꯝꯒꯅꯤ꯫ ꯇꯥ ꯗꯣꯅꯣ, ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ꯫ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯍꯥꯏꯁꯤꯅꯤ꯫ ꯅꯁꯛ ꯁꯛꯇꯥꯗꯨꯒ ꯅꯪꯒꯨꯝꯕ ꯁꯤꯀꯤ ꯊꯣꯛꯇꯕ ꯅꯨꯄꯥ ꯑꯃꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯄꯥꯝꯗꯣꯏꯅꯣ? ꯍꯥ? ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ꯫ ꯅꯪꯅ ꯌꯥꯔꯦ ꯍꯥꯏꯕꯗ ꯑꯩ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯗꯧꯅꯤ꯫ ꯑꯁ, ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯆꯠꯍꯧꯔꯣ, ꯅꯠꯇ꯭ꯔꯗꯤ ꯈꯨꯖꯥꯝ ꯍꯩꯖꯤꯜꯂꯛꯄ ꯁꯣꯏꯔꯣꯏꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏꯖꯗꯨ ꯆꯪꯈꯤꯔꯝꯃꯤ꯫ ꯗꯣꯅꯣꯗꯤ ꯅꯣꯛꯇꯨꯅ ꯂꯥꯏꯖꯕꯨ ꯌꯦꯡꯍꯧꯔꯤ꯫ ꯇꯣꯝꯕꯅ, ꯑꯁ, ꯆꯠꯁꯤꯜꯂꯛꯑꯣ꯫ ꯍꯣꯏꯗ, ꯁꯤ ꯑꯣꯏꯔꯗꯤ ꯆꯥꯛ ꯆꯪꯉꯅꯤ꯫ ꯑꯗꯨ ꯏꯇꯥꯎ, ꯑꯇꯩ ꯂꯥꯏꯔꯤ ꯏꯇꯥꯎ ꯉꯝꯕꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯥꯡ ꯂꯧꯊꯣꯛꯄꯤꯔꯤꯁꯦ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ? ꯑꯁ, ꯏꯇꯥꯎ ꯉꯝꯕꯅ ꯋꯥꯅ ꯇꯥꯟꯖꯔꯒ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅꯤ, ꯃꯥꯅ ꯏꯇꯥꯎ ꯉꯝꯕꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯛꯄ ꯁꯦꯜ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯑꯩꯅ ꯂꯧꯍꯧꯔꯤꯁꯦ꯫ ꯁꯤꯅ ꯍꯌꯦꯡ ꯂꯩꯔꯥꯡꯅ ꯂꯥꯞꯊꯣꯛꯈ꯭ꯔꯁꯨ ꯃꯉꯣꯟꯗ ꯈꯔ ꯍꯧꯗꯣꯛꯅꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯅ ꯊꯝꯖꯤꯟꯕꯤꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯀꯥꯟꯅꯗꯕ ꯅꯠꯇꯦ꯫ ꯍꯩꯆꯦꯠꯅ,
ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯐ ꯐꯠꯇ ꯍꯥꯏꯗꯨꯅꯤꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯤꯉꯩ ꯉꯝꯕ ꯄ꯭ꯔꯕ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗꯣꯅꯣꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯀꯤꯟꯅ ꯊꯤꯜꯂꯛꯂꯝꯃꯤ ꯗꯣꯅꯣ ꯃꯁꯥꯗꯨ ꯇꯨꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯏꯉꯛꯉꯛꯅ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯉꯝꯕ ꯆꯥꯎꯅ ꯑꯩꯈꯣꯏꯕꯨ ꯑꯩꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯑꯗꯨꯒ ꯅꯣꯏꯅ ꯁꯨꯛ ꯍꯟꯊꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯅꯣꯡꯃꯇ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯂꯣꯏꯅ ꯈꯪꯏ ꯅꯈꯣꯏ ꯃꯁꯦꯟ ꯃꯥꯟꯅꯔꯒ ꯑꯩꯒꯤ ꯏꯔꯜ ꯏꯊꯨꯝꯕꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯑꯩꯒꯤꯅ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯂꯕ ꯅꯠꯇ꯭ꯔꯣ ꯉꯁꯤꯗꯒꯤ ꯃꯔꯨꯞꯀꯤ ꯃꯔꯤꯗꯨꯁꯨ ꯑꯩꯅ ꯊꯥꯗꯠꯂꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯝꯕ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯃꯥꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯥꯕꯨ ꯉꯥꯏꯔꯤꯕꯗꯨ ꯎꯕꯗ ꯉꯝꯕ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ ꯑꯍꯤꯡꯕꯤꯁꯨ ꯃꯁꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯃꯁꯥꯕꯨ ꯊꯦꯝꯂꯝꯃꯤ ꯐꯔꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯃꯥꯡꯈꯤꯕ ꯃꯇꯝ ꯃꯥꯡꯈꯤꯕ ꯁꯦꯜ ꯑꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯏꯁꯣꯔ ꯃꯥꯅ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯣ ꯅꯆꯥ ꯂꯥꯜꯂꯦ ꯏꯃꯥ ꯉꯁꯤꯗꯒꯤ ꯏꯃꯥꯒꯤ ꯋꯥ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯝꯇꯒꯤ ꯋꯥ ꯇꯥꯔꯔꯣꯏ ꯏꯃꯥ ꯅꯆꯥꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯑꯌꯤꯡꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯀꯞꯀꯅꯨ ꯆꯠꯈꯤꯕ ꯃꯥꯅ ꯆꯠꯈ꯭ꯔꯕꯁꯨ ꯏꯆꯥꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯅꯤ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯃꯇꯥꯡ ꯑꯗꯨꯗ ꯗꯣꯅꯣ ꯇꯣꯝꯕ ꯍꯩꯖꯦꯠ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯈꯨꯠꯇ ꯐꯤ ꯃꯌꯣꯝ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯉꯝꯕꯗꯤ ꯁꯥꯎꯔꯗꯨꯅ ꯀꯔꯤꯃꯨꯛ ꯄꯥꯝꯂꯤꯒꯦ ꯍꯥ ꯅꯈꯣꯏ ꯀꯔꯤ ꯄꯥꯝꯂꯤꯒꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯔꯤꯃꯨꯛ ꯆꯥꯕ ꯂꯥꯛꯂꯤꯕꯅꯣ ꯅꯈꯣꯏꯒꯤ ꯇꯥꯗꯣ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯆꯟꯅꯐꯝ ꯂꯩꯔꯔꯣꯏ ꯗꯣꯅꯣꯅ ꯏꯇꯥꯎ ꯉꯝꯕ ꯏꯇꯥꯎꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯂꯥꯟꯅ ꯂꯧꯔ ꯃꯥꯜꯂꯦ ꯁꯤ ꯂꯧꯁꯤꯜꯂꯨ ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯦ ꯁꯦꯜꯅꯤ ꯃꯍꯥꯛꯅ ꯏꯇꯥꯎꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯩꯅ ꯊꯥꯖꯕ ꯌꯥꯗꯦ ꯈꯟ ꯂꯧꯁꯤꯟꯗꯨꯅ ꯏꯇꯥꯎꯒꯤꯗꯃꯛ ꯊꯝꯍꯧꯕꯅꯤ ꯁꯤ ꯏꯇꯥꯎ ꯁꯦꯜꯁꯤ ꯂꯧꯁꯤꯜꯂꯨ ꯗꯣꯅꯣꯒꯤ ꯋꯥꯗꯨꯗ ꯉꯝꯕ ꯉꯛꯅ ꯀꯔꯤ ꯍꯥꯏꯕ ꯇꯣꯝꯕꯅ ꯃꯥꯅꯤ ꯏꯇꯥꯎ ꯑꯁꯦꯡꯕꯅꯤ ꯃꯥꯅ ꯅꯪꯒꯤ ꯂꯟꯊꯨꯝ ꯌꯦꯡꯂꯒ ꯅꯨꯡꯁꯤꯔꯛꯄꯅꯤ ꯈꯛꯂꯛꯄꯗꯒꯤ ꯏꯇꯥꯎ ꯗꯣꯅꯣꯅ ꯂꯩꯔꯥꯡꯗ ꯗꯝꯀꯥ ꯇꯧꯗꯨꯅ ꯁꯦꯜ ꯑꯁꯦ ꯏꯇꯥꯎꯅ ꯂꯩꯔꯥꯡꯅ ꯄꯤꯔꯤ ꯈꯨꯗꯤꯡ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯀꯛꯇꯨꯅ ꯂꯧꯍꯧꯕꯅꯤ ꯍꯩꯁꯦꯠꯅ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯁꯣꯏꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯕꯨ ꯅꯪꯒꯤ ꯃꯔꯨꯞꯃꯛꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯗꯣꯅꯣ ꯀꯞꯇꯨꯅ ꯏꯇꯥꯎ ꯑꯩꯈꯣꯏꯅꯁꯨ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯪ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤꯗꯃꯛ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯅ ꯑꯁꯨꯛ ꯐꯠꯇꯕ ꯊꯕꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯒꯤꯗꯃꯛ ꯅꯪ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯇꯥꯎ ꯉꯝꯕ ꯁꯦꯜ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯤ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯉꯥꯡꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯑꯩ ꯂꯥꯜꯂꯤ ꯏꯇꯥꯎ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯈꯣꯏꯕꯨ ꯑꯩꯅ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯃꯆꯥꯁꯤꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯌꯤꯡꯕꯤꯗꯤ ꯃꯣꯃꯣꯅꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯁꯪꯕꯤ ꯑꯌꯤꯡꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯍꯩꯃꯥ ꯏꯆꯦ ꯂꯥꯛꯂꯤꯗꯅ ꯀꯥꯈꯠꯄꯤꯔꯧꯁꯤ ꯐꯤꯗꯥ ꯁꯣꯝꯗ ꯐꯝꯕꯤꯌꯣ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯟꯗꯤ ꯂꯩꯇꯕ꯭ꯔꯣ ꯑꯩꯁꯦ ꯃꯥꯒ ꯋꯥ ꯑꯝꯇꯪ ꯇꯥꯟꯅꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤꯅꯦ ꯂꯩꯌꯦ ꯏꯆꯦ ꯑꯩ ꯀꯧꯊꯣꯔꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯒ ꯄꯨꯟꯅ ꯊꯣꯔꯛꯂꯝꯃꯤ ꯆꯥꯎꯔꯦꯟ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯝꯊꯔꯛꯇꯨꯅ ꯏꯆꯦ ꯀꯔꯤ ꯂꯩꯔꯦ ꯆꯥꯎꯔꯦꯟ ꯋꯥꯁꯦ ꯏꯆꯦ ꯀꯔꯝꯅ ꯍꯪꯗꯣꯛꯀꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯍꯟꯗꯛ ꯑꯃꯨꯛ ꯁꯣꯏꯔꯕꯗꯤꯅꯦ ꯐꯤꯕꯝ ꯑꯃ ꯇꯥꯔꯔꯣꯏ ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯁꯨ ꯈꯪꯅꯖꯕ ꯏꯆꯥ ꯂꯥꯏꯖꯁꯦ ꯑꯩꯒꯤ ꯏꯃꯧ ꯑꯁ ꯑꯩꯗꯤꯅꯦ ꯑꯣꯟꯊꯣꯛꯅꯤꯡꯕ ꯑꯣꯏꯕ ꯄꯥꯝꯖꯈ꯭ꯔꯦꯃꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯕꯤꯔꯁꯤ ꯆꯥꯎꯔꯦꯜꯒ ꯃꯥꯒꯤ ꯅꯨꯄꯤꯒꯗꯤ ꯑꯌꯤꯡꯕꯤꯒꯤ ꯋꯥꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯤꯅ ꯉꯝꯕꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏꯅꯁꯨ ꯈꯪꯂꯤꯕꯅꯤ ꯂꯥꯏꯖꯁꯨ ꯋꯥꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗ ꯏꯀꯥꯏꯅ ꯂꯩꯖꯔꯤ ꯆꯥꯎꯔꯦꯟꯅ ꯏꯆꯦ ꯅꯅꯥꯎ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯦꯅ ꯁꯤ ꯇꯧꯁꯦ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯌꯥꯖꯔꯦ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯉꯝꯕꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯄ ꯆꯥꯎꯔꯦꯟ ꯃꯥꯒꯤ ꯏꯆꯥꯅꯤ ꯃꯃꯥ ꯑꯩꯅ ꯍꯥꯏꯕꯗ ꯃꯥꯅ ꯌꯥꯗꯕ ꯌꯥꯏ ꯍꯥꯏꯕꯔꯣ ꯐꯔꯦ ꯐꯔꯦ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯅꯔꯒ ꯑꯊꯨꯕ ꯃꯇꯝꯗꯅꯦ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤꯀꯣ ꯁꯣꯝꯗ ꯗꯣꯅꯣ ꯑꯁꯥꯎꯕꯅ ꯍꯦꯜꯂꯗꯨꯅ ꯂꯩꯔꯥꯡꯕꯨ ꯌꯥꯝ ꯊꯤꯅ ꯉꯥꯡꯂꯝꯃꯤ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤ ꯅꯣꯏꯒꯤ ꯅꯃꯤꯠꯇ ꯎꯔꯤꯁꯦ ꯁꯦꯜ ꯈꯛꯇꯅꯤ ꯑꯩꯒꯤ ꯃꯔꯨꯞꯅ ꯅꯪꯒꯤ ꯅꯐꯝꯗ ꯀꯌꯥꯝ ꯂꯥꯟꯈ꯭ꯔꯒꯦ ꯍꯥ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯑꯣꯏꯔꯤꯕ ꯃꯇꯧꯗꯣ ꯑꯩꯈꯣꯏꯗꯤ ꯌꯦꯡꯕ ꯉꯝꯗꯦ ꯂꯩꯔꯥꯡ ꯊꯋꯥ ꯁꯥꯗꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯩꯒ
ꯃꯔꯤ ꯂꯣꯏꯅꯔꯕꯅꯤ ꯁꯤꯗ ꯅꯪꯅ ꯋꯥ ꯉꯥꯡꯂꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯂꯩꯔꯥꯡ ꯑꯗꯨꯛ ꯅꯕꯨꯛ ꯆꯦꯡꯄꯤꯛꯄ ꯅꯪꯁꯨ ꯅꯄꯨꯟꯁꯤꯗꯣ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯉꯝꯂꯣꯏ ꯗꯣꯅꯣꯅ ꯐꯅ ꯉꯥꯡꯂꯕꯁꯨ ꯊꯋꯥꯁꯥꯗ ꯂꯩꯔꯥꯡꯗꯤ ꯑꯗꯨꯃꯛ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯉꯝꯕꯁꯨ ꯃꯃꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯨꯍꯣꯡꯕꯗꯨꯕꯨ ꯌꯥꯅꯤꯡꯗꯦ ꯌꯥꯔꯛꯂꯝꯃꯤ ꯗꯣꯅꯣꯗꯤ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯁꯨꯛ ꯄꯥꯝꯖꯕ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃꯅ ꯃꯥꯒꯤ ꯆꯥꯟꯅꯖꯕ ꯃꯔꯨꯞ ꯑꯃꯒꯤ ꯑꯣꯏꯈꯤꯕꯗ ꯀꯔꯝꯕ ꯊꯃꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯎꯖꯅꯤꯡꯗꯨꯅ ꯂꯥꯏꯖꯕꯨ ꯎꯅꯔꯝꯃꯤ ꯇꯥꯗꯣꯅꯣ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩꯗꯤ ꯃꯃꯤꯗ ꯉꯥꯎꯕꯅꯤ ꯁꯨꯞꯅꯇꯪꯒꯤ ꯅꯪꯒꯤ ꯃꯃꯤꯗ ꯉꯥꯎꯖꯕ ꯀꯔꯝꯅ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯄꯨꯗꯤ ꯑꯣꯏꯕ ꯉꯝꯒꯅꯤ ꯂꯩꯔꯥꯡ ꯗꯣꯅꯣꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯖꯗꯦ ꯃꯥꯁꯨ ꯈꯪꯏ ꯗꯣꯅꯣꯅ ꯃꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨꯗꯤ ꯉꯝꯕꯅ ꯑꯣꯏꯈꯤꯕꯅ ꯃꯥꯅ ꯗꯣꯅꯣꯕꯨ ꯅꯨꯡꯁꯤꯕ ꯉꯝꯈꯤꯗꯕꯅꯤ ꯗꯣꯅꯣ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯅꯪꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕꯤꯃ ꯊꯤꯕꯤꯈ꯭ꯔꯣ ꯑꯗꯨꯛ ꯊꯃꯣꯏ ꯁꯦꯡꯕ ꯗꯣꯅꯣꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯆꯟꯅꯐꯝ ꯂꯩꯇꯦ ꯂꯥꯏꯖꯥ ꯅꯪ ꯗꯣꯅꯣꯁꯦ ꯉꯁꯤꯗꯒꯤꯗꯤ ꯅꯐꯝꯗ ꯂꯝꯂꯥꯟꯕ ꯍꯥꯏꯗꯣ ꯑꯣꯏꯔꯅꯤꯀꯣ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯒꯤ ꯊꯣꯡꯒꯜꯗꯁꯨ ꯂꯥꯛꯂꯔꯣꯏ ꯅꯪꯅ ꯊꯤꯅ ꯉꯥꯡꯕꯗꯨꯁꯨ ꯑꯩ ꯇꯥꯕ ꯐꯪꯂꯔꯣꯏꯀꯣ ꯂꯥꯏꯖꯥ ꯗꯣꯅꯣꯒꯤ ꯋꯥꯗꯨꯗ ꯃꯥ ꯍꯦꯟꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯆꯜꯃꯛꯅꯤ ꯈꯟꯗꯨꯅ ꯀꯩꯅꯥꯗꯥꯟ ꯄꯤꯕꯤꯌꯨꯀꯣ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯄꯦꯟꯊꯣꯛꯄ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯈꯪꯒꯅꯤ ꯐꯔꯦ ꯅꯪ ꯆꯪꯈ꯭ꯔꯣ ꯍꯌꯦꯡꯁꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯃꯤꯅ ꯎꯔꯒ ꯅꯪꯕꯨ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯂꯥꯏꯖꯁꯨ ꯗꯣꯅꯣꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ ꯗꯣꯅꯣ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯀꯞꯂꯝꯃꯤ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯂꯥꯛꯍꯟꯅꯤꯡꯗ ꯂꯥꯛꯂꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯤ 𝗪𝗵 ꯀꯌꯥꯅ ꯂꯩꯇꯦꯡꯗꯨꯅ ꯂꯥꯛꯅꯔꯤ ꯉꯝꯕ ꯅꯨꯄꯥ ꯃꯥꯅ ꯐꯖ ꯃꯥꯏꯊꯣꯡ ꯃꯆꯨ ꯇꯔꯦꯠꯀꯤ ꯌꯦꯠꯂꯤꯕ ꯀꯧꯌꯦꯠ ꯑꯗꯨꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯈ꯭ꯔꯦ ꯑꯉꯧꯕ ꯃꯆꯨꯇꯒꯤ ꯐꯤꯖꯦꯠꯅ ꯂꯩꯇꯦꯡ ꯃꯥꯡ ꯊꯥꯗꯨꯅ ꯁꯥꯃꯨ ꯃꯊꯛ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯂꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯂꯝꯕꯤ ꯃꯄꯥꯟ ꯑꯗꯨꯗ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯅꯩ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯟꯅꯩ ꯕꯣꯔꯁꯦ ꯃꯁꯛ ꯐꯖꯩ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯕꯁꯨ ꯗꯣꯅꯣꯒꯤ ꯃꯐꯝꯗꯗꯤ ꯇꯩꯅ ꯑꯣꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯁꯨꯛ ꯁꯨꯛꯏ ꯍꯔꯥꯎꯕꯒꯤ ꯃꯥꯏꯊꯣꯡ ꯑꯃꯠꯇꯁꯨ ꯎꯔꯝꯗꯦ ꯇꯣꯝꯕꯅ ꯏꯇꯥꯎ ꯈꯔꯁꯨ ꯅꯣꯛ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯏꯇꯥꯎ ꯉꯝꯕꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯑꯩꯁꯨ ꯉꯝꯅꯕꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯝꯗ꯭ꯔꯤ ꯏꯃꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯇꯥꯎ ꯑꯁꯨꯛ ꯋꯥꯅ ꯈꯪꯂꯝꯂꯕꯗꯤ ꯑꯩ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯂꯣꯏꯗꯕꯅꯤ ꯇꯣꯝꯕ ꯄꯤꯛꯂꯤꯉꯩꯗꯒꯤ ꯗꯣꯅꯣꯕꯨ ꯇꯤꯟꯅꯔꯛꯄ ꯑꯣꯏꯕꯅ ꯀꯔꯝꯅ ꯊꯦꯝꯅꯤ ꯊꯦꯝꯐꯝ ꯈꯪꯗ꯭ꯔꯦ ꯅꯣꯛꯇꯨꯅꯇ ꯐꯥꯒꯤ ꯇꯧꯗꯨꯅ ꯂꯩꯖꯕ ꯗꯣꯅꯣꯒꯤ ꯑꯍꯣꯡꯕꯁꯤ ꯎꯕꯗ ꯃꯈꯣꯏꯁꯨ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯨꯍꯣꯡꯕꯗꯨꯁꯨ ꯇꯪꯈꯥꯏ ꯆꯟꯗꯨꯅ ꯈꯨꯟꯗꯣꯛ ꯍꯨꯛꯄꯒꯤ ꯃꯇꯥꯡꯗꯨ ꯌꯧꯔꯛꯄꯅ ꯗꯣꯅꯣ ꯃꯃꯤꯠ ꯑꯗꯨꯗꯤ ꯃꯄꯤ ꯏꯔꯥꯠꯆꯦꯟ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯂꯥꯏꯖꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯣꯅꯣꯅ ꯀꯩꯅꯥꯗꯥꯟ ꯄꯤꯔꯝꯃꯤ ꯂꯥꯏꯖꯁꯨ ꯗꯣꯅꯣꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯈꯖꯤꯛ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯃꯥꯅ ꯍꯦꯟꯈ꯭ꯔꯕꯗꯤ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯗꯣꯅꯣ ꯂꯥꯏꯖꯅ ꯆꯠꯈ꯭ꯔꯤꯕꯗꯨꯕꯨ ꯂꯝꯕꯤ ꯅꯥꯀꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯣꯃꯣ ꯅꯣꯛꯅ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ ꯆꯍꯤ 15-13 ꯃꯨꯛꯀꯤ ꯂꯦꯡꯒꯥ ꯑꯣꯏꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯊꯦꯛꯇꯅ ꯆꯠꯂꯤ ꯃꯅꯥꯗ ꯅꯥꯆꯣꯝ ꯑꯃꯁꯨ ꯆꯤꯜꯂꯤ ꯈꯨꯜꯒꯤ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯈꯔꯅ ꯂꯛꯅꯩ ꯌꯥꯏꯁꯅꯥ ꯌꯥꯝ ꯐꯖꯩꯀꯣ ꯅꯥꯆꯣꯝ ꯆꯤꯟꯕꯒꯗꯣ ꯌꯥꯝ ꯄꯛꯆꯩ ꯍꯥꯏꯗ꯭ꯔꯁꯨ ꯈꯪꯖꯩ ꯑꯗꯣ ꯅꯪ ꯊꯦꯛꯇꯅ ꯆꯠꯂꯤꯗꯣ ꯀꯩꯒꯤꯅꯣ ꯆꯨꯝꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯐꯖꯅ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯅꯊꯧ ꯅꯠꯇꯦ ꯁꯤꯕꯨ ꯑꯩꯅ ꯊꯦꯛꯅꯤꯡꯗꯅ ꯊꯦꯛꯏꯔꯣ ꯁꯥꯎꯔꯣꯏ ꯏꯅꯥꯎꯕ ꯅꯌꯥꯝꯕꯅ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯅꯤ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯗꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯦꯛꯇꯅ ꯆꯠꯈꯤ ꯅꯨꯄꯥꯗꯨ ꯑꯁꯨꯝꯅ ꯍꯥꯏꯖꯧꯏ ꯏꯃꯥ ꯁꯥꯎꯔꯤ ꯃꯥꯜꯂꯦ ꯅꯨꯄꯤ ꯃꯥꯟꯕꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯇꯧꯔꯤꯁꯦ ꯅꯨꯄꯥ ꯑꯃꯅ ꯑꯉꯛꯄꯅꯤ ꯃꯄꯨ ꯃꯥꯒꯤ ꯈꯨꯁꯦꯝꯁꯦ ꯅꯨꯄꯥ ꯑꯣꯏꯅꯗꯤ ꯄꯣꯛꯂꯒ ꯅꯨꯄꯤꯒꯤ ꯁꯥꯖꯠ ꯑꯣꯏꯅ ꯆꯠꯄ ꯑꯩꯗꯤ ꯐꯅꯕꯨ ꯅꯨꯡꯁꯤꯔꯤ ꯁꯣꯝꯗ ꯌꯥꯏꯁꯅꯥꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯕꯥꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯣ ꯍꯜꯂꯛꯂꯤ ꯏꯃꯥ ꯁꯤꯅ ꯍꯟꯗꯛ ꯊꯥꯒꯤ ꯁꯦꯟꯗꯣꯏꯅꯤ ꯑꯗꯣ ꯑꯕꯣꯛ ꯃꯦꯝꯇꯣꯟꯗꯤ ꯍꯨꯜꯂꯛꯇ꯭ꯔꯦ
ꯏꯄꯨ ꯇꯣꯝꯕꯗꯣ ꯅꯥꯔꯦ ꯑꯗꯨꯅ ꯀꯣꯟꯅ ꯄꯤꯔꯛꯂꯒꯦ ꯁꯥꯎꯅꯨ ꯍꯥꯏꯔꯛꯏ ꯑꯗ ꯑꯩꯅꯁꯨ ꯌꯥꯏꯗ ꯑꯅꯥꯕ ꯌꯥꯎꯔꯒꯕꯨꯅ ꯍꯥꯏꯔꯝꯕꯅꯤ ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯗꯤꯅꯦ ꯈꯔꯁꯨ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯕ ꯇꯥꯕꯅꯤ ꯑꯗꯣ ꯏꯃꯥ ꯑꯩ ꯐꯤ ꯁꯥꯒꯦ ꯑꯩꯒꯤ ꯐꯤꯁꯥꯀꯣꯟ ꯑꯝꯇ ꯂꯩꯕꯤꯌꯨ ꯅꯨꯄꯥꯅꯕꯨ ꯀꯅꯥꯅ ꯐꯤ ꯁꯥꯟꯅꯒꯦ ꯏꯃꯥꯒꯤ ꯌꯥꯏꯁꯅꯥ ꯅꯪꯁꯤ ꯅꯨꯄꯥꯅꯤꯅꯦ ꯅꯪꯒꯤ ꯅꯨꯄꯤꯒꯨꯝꯅ ꯇꯧꯕꯅ ꯇꯧꯗꯣ ꯁꯦꯝꯗꯣꯛꯎꯅꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯕꯣ ꯁꯣꯝꯗ ꯏꯃꯨꯡꯗꯅꯤ ꯂꯥꯏꯕꯤꯅ ꯍꯦ ꯏꯃꯥꯒꯤ ꯂꯥꯛꯄ ꯃꯄꯥꯅ ꯁꯦꯟ ꯄꯤꯅꯈ꯭ꯔꯦ ꯆꯠꯂꯣ ꯅꯪꯒꯤ ꯁꯦꯟ ꯄꯤꯌꯨ ꯍꯥꯏꯔꯨꯁꯣ ꯂꯥꯛꯄꯅ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯃꯣꯏꯗꯒꯤ ꯅꯤꯔꯒ ꯍꯤꯡꯁꯦ ꯍꯥꯏꯅꯣ ꯑꯩꯅ ꯀꯣꯛ ꯂꯣꯏꯁꯤꯟꯈ꯭ꯔꯁꯤꯁꯨ ꯌꯥꯗꯦ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯑꯗꯨꯒꯤ ꯃꯇꯝꯁꯨ ꯂꯥꯛꯈꯤꯅꯤ ꯍꯧꯖꯤꯛ ꯃꯣꯏ ꯍꯦꯛ ꯇꯥꯇꯣꯛꯄ ꯍꯥꯏꯕꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯑꯩꯈꯣꯏꯗ ꯁꯤꯡꯅꯈꯤꯗꯣꯏꯅꯤ ꯑꯗꯨ ꯆꯠꯂꯣ ꯁꯦꯜꯁꯦ ꯍꯥꯟꯅ ꯂꯧꯔꯨꯁꯣ ꯂꯥꯏꯕꯤ ꯑꯁꯤ ꯊꯕꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯤ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯄꯨꯔꯣꯏꯕ ꯉꯟꯅ ꯀꯥꯏꯅꯈꯤꯗꯨꯅ ꯃꯄꯥꯝꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯄꯨꯔꯛꯇꯨꯅ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯂꯩꯔꯝꯃꯤ ꯊꯕꯥꯁꯨ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯨꯕꯅ ꯂꯥꯏꯕꯤꯅ ꯋꯥꯔꯝꯒꯗꯕꯗꯨ ꯈꯜꯂꯒ ꯃꯍꯥꯛꯅ ꯂꯥꯏꯕꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯂꯝꯗꯦ ꯑꯅꯝꯕ ꯃꯇꯝꯗ ꯃꯌꯥꯝꯕꯅ ꯊꯅꯝꯕ ꯂꯟꯊꯨꯝ ꯑꯁꯤꯇꯕꯨ ꯃꯤꯇꯥꯔꯝꯃꯤ ꯊꯕꯥꯁꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯕꯤꯒꯤ ꯄꯨꯛꯆꯦꯜ ꯈꯪꯂꯛꯂꯝꯃꯤ ꯂꯥꯛꯄꯅ ꯏꯅꯦ ꯁꯦꯜꯒ ꯂꯩꯕ꯭ꯔꯣ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯀꯔꯤꯒꯤꯅꯣ ꯂꯥꯛꯄ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯂꯩꯕ ꯑꯗꯨꯒꯤ ꯀꯔꯤ ꯊꯕꯛꯀꯤꯅꯣꯅꯦ ꯑꯗꯣ ꯂꯥꯛꯄ ꯑꯔꯦꯝꯕꯗ ꯁꯦꯜ ꯄꯪꯂꯣꯏ ꯂꯣꯏꯁꯤꯟꯒꯅꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯁꯤꯖꯤꯟꯅꯕ ꯇꯝ ꯏꯅꯦ ꯁꯦꯜꯗꯣ ꯁꯠ ꯄꯤꯔꯣ ꯄꯤꯔꯣꯏ ꯍꯥꯏꯔꯒꯅ ꯇꯣꯛ ꯑꯣꯖꯥ ꯁꯥꯗꯨꯅ ꯉꯥꯡꯕꯤꯔꯛꯀꯅꯨ ꯍꯩꯃ ꯏꯅꯦꯅ ꯏꯁꯝ ꯁꯝꯅ ꯍꯥꯏꯕꯅꯤꯅꯦ ꯁꯥꯎꯔꯤꯔꯣ ꯅꯪꯕꯣ ꯁꯦ ꯅꯪꯒꯤ ꯁꯦꯜ ꯍꯥꯏꯕꯗꯣ ꯂꯧꯔꯣ ꯑꯁꯨꯝꯅ ꯂꯥꯛꯄ ꯁꯦꯜ ꯑꯗꯨ ꯂꯧꯔꯒ ꯆꯠꯈ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯈꯥꯕꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯏꯅꯦ ꯑꯩꯒꯤꯁꯨ ꯁꯦꯜ ꯄꯤꯌꯨ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤꯅ ꯄꯤꯔꯒ ꯑꯩꯒꯤꯅ ꯄꯤꯗꯕ ꯍꯩꯃ ꯈꯥꯕ ꯅꯪꯗꯤ ꯀꯩꯗꯧꯅꯕ ꯁꯦꯜꯅꯣ ꯃꯔꯝ ꯂꯩ ꯄꯤꯌꯨ ꯃꯔꯝꯗꯨꯗꯤ ꯍꯥꯏꯌꯨꯗꯅ ꯈꯥꯕ ꯑꯩꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯩꯒꯦ ꯇꯧꯕ ꯄꯤꯔꯣꯏꯅꯦ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯐꯤꯔꯣꯜ ꯂꯩꯕꯒꯤ ꯑꯣꯏꯔꯗꯤ ꯀꯣꯟꯅ ꯏꯅꯦ ꯄꯤꯔꯒꯦ ꯑꯗꯨꯒ ꯂꯩꯔꯣ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯀꯩꯅꯣ ꯏꯅꯦꯒꯤ ꯈꯨꯠꯇ ꯄꯥꯏꯗꯨꯅ ꯎꯅꯔꯣ ꯅꯈꯨꯠꯇ ꯁꯦꯜ ꯄꯥꯏꯅ ꯁꯦꯜ ꯂꯩꯇ꯭ꯔꯦ ꯍꯦꯛꯇ ꯍꯥꯏ ꯉꯝꯃꯤꯅꯦ ꯁꯤꯒꯤ ꯁꯦꯜꯁꯤꯗꯤ ꯏꯅꯦꯅ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯁꯥꯟꯗꯣꯛꯅꯕꯅꯤ ꯈꯥꯕ ꯅꯪ ꯁꯥꯎꯔꯅꯨ ꯅꯪꯒꯤ ꯐꯤꯔꯣꯜ ꯂꯩꯅꯕ ꯁꯦꯜꯗꯣ ꯃꯊꯪꯗ ꯏꯅꯦꯅ ꯁꯣꯏꯗꯅ ꯄꯤꯔꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯐꯤꯔꯣꯜꯗꯣ ꯂꯩꯔꯣ ꯍꯟꯗꯛꯇꯤ ꯁꯥꯎꯔꯅꯨ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯌꯥꯝꯅ ꯐꯕ ꯁꯥꯗꯨꯅꯅꯦ ꯉꯥꯡꯕꯤꯔꯛꯀꯅꯨ ꯉꯁꯤ ꯅꯣꯡꯃꯈꯛ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯁꯤꯗ ꯄꯤꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯁꯦ ꯁꯩꯗꯥꯡꯕꯅꯦ ꯍꯥꯏꯅ ꯏꯅꯦꯅ ꯍꯟꯊꯅ ꯌꯦꯡꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯑꯗꯨꯕꯨꯗꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯌꯥꯏꯁꯅꯥꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏꯍꯜꯒ ꯏꯕꯥꯏꯇꯣꯟꯒꯁꯦ ꯊꯕꯛꯇꯤ ꯃꯅꯥꯝꯇ ꯁꯨꯗꯦ ꯑꯗꯨꯒ ꯁꯦꯜ ꯄꯤꯌꯨꯅ ꯄꯪꯏꯗꯅꯦ ꯄꯤꯗ꯭ꯔꯒꯅ ꯁꯥꯎꯏ ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯀꯥꯟꯅꯗꯦ ꯏꯃꯥꯅ ꯀꯜꯂꯤꯉꯩꯁꯤꯗꯅꯦ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯒ ꯏꯃꯥꯏꯆꯥ ꯂꯩꯈ꯭ꯔꯁꯤ ꯅꯄꯥꯅ ꯊꯝꯕꯤꯔꯕ ꯏꯪꯈꯣꯜꯁꯤ ꯅꯅꯦꯅ ꯂꯧꯖꯔꯨꯁꯅꯨ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯏꯃꯥ ꯅꯪꯒꯤ ꯅꯅꯦꯁꯤ ꯑꯩꯅꯗꯤ ꯅꯄꯥꯒꯤ ꯃꯆꯟꯅꯤ ꯈꯟꯗꯅ ꯅꯨꯡꯁꯤꯅ ꯇꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯁꯤ ꯆꯥꯎꯔꯛꯄꯗꯒꯤ ꯅꯅꯦꯁꯤ ꯅꯄꯥꯅ ꯊꯅꯝꯕ ꯂꯟ ꯊꯨꯝꯁꯤꯗꯅꯦ ꯌꯥꯝꯃꯤ ꯇꯥꯔꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯊꯨꯕꯗ ꯌꯨꯝ ꯍꯣꯡꯗꯣꯛꯂꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅꯅꯦ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝꯁꯤ ꯃꯨꯟꯈꯤꯕ ꯇꯥꯔꯦ ꯃꯃꯥ ꯃꯆꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯥꯏꯕꯤꯅ ꯇꯥꯔꯝꯃꯤ ꯏꯁ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯒ ꯌꯨꯝ ꯍꯣꯡꯗꯣꯛꯂꯁꯤ ꯀꯥꯏꯅ ꯑꯩꯅꯗꯤ ꯀꯅꯥ ꯅꯠꯇꯦ ꯏꯅꯝꯃꯅꯤ ꯈꯜꯂꯒ ꯊꯦꯝꯗꯨꯅ ꯃꯔꯜ ꯂꯧꯊꯣꯛꯀꯦ ꯇꯧꯕꯁꯦ ꯌꯥꯔꯣꯏꯗꯧꯔꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦꯗꯅ ꯃꯥꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯗꯤ ꯃꯆꯥꯁꯤꯗꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯅ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯗꯨꯅ ꯄꯥꯜꯍꯧꯔꯒꯦ ꯑꯁꯨꯝꯅ ꯂꯥꯏꯕꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒ ꯊꯕꯥꯕꯨ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯅ ꯋꯥ ꯇꯥꯅꯔꯝꯃꯤ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯃꯅꯤ ꯂꯥꯏꯕꯤꯅ ꯍꯩ ꯈꯥꯕ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯅꯪ ꯃꯈꯣꯡꯁꯤ ꯐꯥꯎꯅꯦ ꯀꯩꯅꯣ ꯂꯥꯏꯕꯤ ꯊꯥꯗꯣꯛꯑꯣꯏꯃꯤ ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯣ ꯏꯅꯝꯃ ꯋꯥꯔꯧꯕ ꯌꯥꯗꯦ ꯏꯅꯝꯃꯁꯨ ꯇꯥꯆꯧꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ ꯍꯩ ꯂꯥꯛꯄ ꯃꯁꯤ ꯅꯨꯄꯤꯁꯦ ꯁꯠ ꯂꯣꯏꯁꯤꯟꯈ꯭ꯔꯣ ꯑꯁꯨꯝꯅ ꯂꯥꯏꯕꯤꯅ ꯍꯥꯏꯔꯛꯄꯒ ꯂꯥꯛꯄꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯣꯟ ꯑꯗꯨꯅ ꯊꯕꯥꯒꯤ ꯃꯃꯥꯏꯗ ꯃꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯂꯥꯏꯕꯤ ꯑꯃꯗꯤ ꯈꯥꯕꯅ ꯊꯕꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯐꯔꯝꯃꯤ ꯂꯥꯏꯕꯤꯅ ꯁꯤꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯂꯟ ꯊꯨꯝ ꯄꯨꯝꯕꯒꯤ ꯃꯄꯨ ꯑꯩꯅ ꯑꯣꯏꯔꯅꯤꯗꯅ ꯂꯥꯏꯕꯤ
ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯔꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕ ꯊꯕꯥꯗꯨ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯍꯩꯃꯥ ꯃꯁꯤꯒꯤ ꯃꯤꯅꯨꯈꯥꯡꯁꯦ ꯁꯤꯔꯝꯗ꯭ꯔꯤꯅ꯫ ꯂꯥꯛꯄꯅ ꯏꯃꯥ ꯃꯣꯟꯅ ꯃꯦꯟꯕꯅꯗꯤ ꯀꯥꯟꯅꯔꯣꯏ ꯃꯈꯧꯔꯤꯁꯦ ꯃꯦꯠꯈꯥꯏꯔꯒ ꯍꯜꯂꯁꯤ꯫ ꯊꯕꯥ ꯌꯥꯝ ꯋꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏꯕꯤ ꯑꯩꯅ ꯏꯀꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ ꯅꯪ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯀꯟꯕꯤꯌꯨ ꯑꯩꯕꯨ ꯏꯁꯥꯒ ꯀꯥꯏꯅꯍꯟꯕꯤꯒꯅꯨ꯫ ꯑꯁ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯤꯁꯦ ꯃꯈꯧꯔꯤꯁꯦ ꯃꯦꯠꯈꯥꯏꯔꯒ ꯍꯥꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯊꯕꯥꯕꯨ ꯃꯈꯧꯔꯤ ꯃꯦꯠꯈꯥꯏꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯁꯤꯗꯤ ꯁꯤꯔ ꯃꯥꯜ ꯍꯟꯗꯛꯇꯤ꯫ ꯈꯥꯕꯅ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯇꯅꯕ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ꯫ ꯍꯥꯏ ꯅꯣꯏ ꯑꯅꯤ ꯃꯤꯅ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯃꯅꯤꯡꯇꯣꯡ ꯐꯥꯎꯗꯣꯛꯂꯒ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯕꯥꯅꯤꯗ ꯆꯤꯡꯅꯈꯤꯅꯤ꯫ ꯑꯩꯁꯨꯅꯦ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯕ ꯆꯠꯄ ꯁꯥꯔꯨꯈꯤꯒꯦ ꯀꯣ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯈꯤꯔꯝꯃꯤ ꯃꯔꯝꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯃꯣꯏꯗ ꯆꯤꯡꯅꯈꯤꯗꯅꯕ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯥꯏꯁꯅꯥ ꯃꯈꯨꯠꯇ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯃ ꯄꯥꯏꯔꯒ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯥ ꯏꯃꯥ ꯀꯥꯏꯗ ꯂꯩꯒꯦ? ꯏꯃꯥꯅ ꯄꯥꯝꯖꯕ ꯀꯕꯣꯛ ꯈꯣꯏꯗꯨꯝꯗꯣ ꯂꯩꯔꯛꯏ꯫ ꯏꯃꯥ ꯇꯥꯗ꯭ꯔꯣ? ꯏꯃꯥ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯑꯁꯤ ꯍꯥꯏꯅ ꯃꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯄꯗ ꯃꯃꯥꯅ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯊꯋꯥꯏ ꯌꯥꯎꯗꯅ ꯇꯥꯔꯒ ꯂꯩꯔꯤꯕꯗꯨ ꯇꯨꯝꯂꯤꯕꯣꯏ ꯅꯤꯡꯂꯝꯃꯤ꯫ ꯌꯥꯏꯁꯅꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯃꯥꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯏꯃꯥ ꯅꯨꯡꯊꯤꯜꯁꯤꯗ ꯇꯨꯝꯁꯤꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯁꯤ ꯍꯧꯒꯠꯂꯣ ꯏꯃꯥ ꯏꯃꯥꯅ ꯄꯥꯝꯖꯕ ꯀꯕꯣꯛ ꯈꯣꯏꯗꯨꯝꯗꯣ ꯄꯨꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯁꯅꯥꯅ ꯃꯃꯥꯕꯨ ꯀꯧꯕꯗ ꯃꯃꯥꯗꯤ ꯑꯃꯨꯛ ꯍꯟꯅ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯌꯥꯏꯁꯅꯥꯅ ꯄꯥꯈꯠꯂꯗꯨꯅ ꯃꯃꯥꯕꯨ ꯅꯣꯝꯗꯨꯅ ꯀꯧꯕꯗ ꯃꯃꯥꯗꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯀꯩꯅꯣ ꯏꯃꯥ ꯅꯪ ꯇꯧꯁꯤ ꯀꯩꯅꯣ? ꯏꯃꯥ ꯅꯆꯥꯕꯨ ꯀꯅꯥꯗ ꯏꯃꯥ ꯀꯧ ꯍꯥꯏꯕꯅꯣ? ꯏꯃꯥ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯍꯧꯒꯠꯂꯣ ꯏꯃꯥ ꯍꯧꯒꯠꯂꯣꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯕꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯀꯩꯝ ꯈꯪꯗꯕ ꯁꯥꯔꯒꯅꯦ ꯀꯞꯁꯤꯟꯅꯧꯔꯒꯦ꯫ ꯑꯩꯕꯨ ꯄꯤꯁꯤ ꯇꯥꯔꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯅꯦ ꯍꯦꯛꯇ ꯄꯤꯁꯦ ꯁꯨꯡꯅ ꯀꯞꯂꯒ ꯂꯣꯏꯔꯦꯗ꯫ ꯑꯁꯨꯝꯅ ꯂꯥꯏꯕꯤ ꯃꯅꯝꯃꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯁꯤꯟꯅꯔꯝꯃꯤ꯫ ꯏꯅꯝꯃ ꯀꯔꯤꯅꯣ ꯏꯅꯝꯃꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯏꯅꯝꯃ? ꯅꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯧꯒꯠꯂꯣꯅꯦ ꯏꯅꯝꯃ ꯅꯪꯕꯣ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯇꯧꯗꯨꯅ ꯊꯕꯥꯕꯨ ꯂꯩꯔꯣꯜ ꯆꯟꯁꯤꯜꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯌꯥꯏꯁꯅꯥꯅꯗꯤ ꯊꯕꯥꯁꯤ ꯃꯪꯂꯥꯛꯅꯗꯨꯅ ꯁꯤꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯂꯥꯏꯕꯤꯅ ꯌꯥꯏꯁꯅꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯊꯅꯝꯕ ꯂꯟ ꯊꯨꯝ ꯄꯨꯝꯕꯒꯤ ꯃꯄꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯌꯥꯏꯁꯅꯥꯕꯨꯅ ꯃꯤꯅꯥꯏ ꯑꯃꯒꯨꯝ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯍꯥꯏ ꯌꯥꯏꯁꯅꯥ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯀꯔꯤ ꯇꯧꯔꯤꯒꯦ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯀ꯭ꯋꯥ ꯃꯇꯞ ꯑꯝꯇ ꯂꯩꯔꯨꯁꯣꯅ ꯍꯥꯏꯔꯤꯁꯤ ꯅꯪ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ? ꯏꯅꯦ ꯑꯩ ꯏꯕꯥꯏꯍꯜꯅ ꯃꯁꯥ ꯅꯝꯃꯨ ꯂꯥꯎ ꯍꯥꯏꯗꯅ ꯃꯁꯥ ꯅꯝꯃꯨꯕꯅꯤ ꯁꯦꯜꯗꯨ ꯄꯤꯕꯤꯔꯣ ꯑꯩ ꯆꯠꯆꯔꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯌꯥꯏꯁꯅꯥ ꯄꯣꯠꯐꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯅꯤꯒꯤ ꯀ꯭ꯋꯥ ꯂꯩꯔꯝꯃꯤ ꯃꯧ ꯅꯍꯥ ꯑꯃꯅ꯫ ꯍꯩꯃꯥ ꯌꯥꯏꯁꯅꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯌꯥꯡꯒꯤ ꯀꯪꯂꯗꯅ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯕ꯭ꯔꯣ? ꯆꯥꯏ ꯇꯩꯇꯩꯃ꯫ ꯌꯥꯏꯁꯅꯥ ꯅꯪꯕꯨ ꯅꯣꯏ ꯏꯅꯦꯅ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯣ? ꯅꯪꯕꯨ ꯅꯣꯏ ꯏꯅꯦꯒ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟꯅ ꯃꯆꯤꯟꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯏꯁꯅꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯃꯥꯗꯨ ꯂꯩꯔꯤꯉꯩꯗꯗꯤ ꯀꯦꯅ ꯃꯧꯅ ꯂꯩꯖꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯃꯥꯒꯤ ꯋꯥꯈꯜꯗ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯦꯝꯃ ꯃꯣꯏꯒꯤ ꯃꯅꯦ ꯍꯜꯂꯛꯄꯤꯗꯨꯅꯅꯦ ꯌꯥꯝ ꯊꯤꯅ ꯇꯧꯕꯤ ꯍꯥꯏꯕꯅꯤ꯫ ꯍꯩꯃꯥ ꯇꯧꯔꯝꯅꯤ ꯃꯣꯏꯒꯤ ꯃꯅꯦ ꯂꯩꯕꯤꯗꯣ ꯀꯌꯥ ꯐꯝꯃꯤ ꯃꯥꯟꯗꯦꯕ꯫ ꯍꯣꯏ ꯌꯥꯏꯁꯅꯥꯒꯤ ꯃꯄꯥꯅ ꯊꯅꯝꯕ ꯂꯟ ꯊꯨꯝ ꯄꯨꯝꯕꯁꯨꯅꯦ ꯃꯅꯦꯗꯨꯅ ꯂꯣꯏꯅ ꯄꯥꯏꯁꯤꯟꯕꯤꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯒ ꯌꯥꯏꯁꯅꯥꯕꯨꯅꯅꯦ ꯃꯤꯅꯥꯏꯗꯧꯅ ꯁꯤꯖꯤꯟꯅꯕꯤꯌꯦ꯫ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯤꯅ ꯌꯦꯡꯉꯨꯅꯦ꯫ ꯑꯁ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯌꯥꯏꯁꯅꯥꯁꯦ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗ꯫ ꯕꯦꯝꯃ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯩꯗꯧꯔꯨꯅꯤ? ꯑꯩꯁꯨ ꯏꯁꯨ ꯌꯥꯏꯁꯅꯥꯁꯤ ꯃꯥꯒꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯁꯣꯝꯗ ꯌꯥꯏꯁꯅꯥꯁꯨ ꯃꯌꯨꯝꯗ ꯌꯧꯔꯛꯇꯨꯅ ꯃꯅꯦꯗ ꯀ꯭ꯋꯥꯗꯨ ꯄꯤ꯫ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝ ꯀꯨꯏꯔꯛꯏꯗꯤ? ꯃꯤ ꯌꯥꯝꯅ ꯆꯤꯜꯂꯝꯃꯤ ꯑꯗꯨꯒꯤꯅꯤꯅꯦ꯫ ꯈꯥꯕꯅ ꯅꯨꯄꯤ ꯃꯥꯟꯕ ꯑꯩꯒꯤ ꯐꯤ ꯁꯨ ꯍꯥꯏꯗꯣ ꯁꯨꯔꯕꯅ? ꯍꯩꯃꯥ ꯀꯥꯎꯏ ꯏꯕꯥꯏꯇꯣꯟ ꯑꯩ ꯁꯨꯍꯧꯗ꯭ꯔꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯗꯨꯛ ꯐꯖꯅ ꯁꯨ ꯍꯥꯏꯔꯝꯂꯒ ꯀꯥꯎꯔꯦ ꯀꯥꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯨꯝꯃꯗꯅ
ꯅꯊꯤꯕꯣꯡ ꯆꯥꯕꯗꯤ ꯅꯣꯡꯃꯇ ꯀꯥꯎꯔꯝꯃꯣꯏꯅꯦ ꯅꯪ ꯂꯩꯕꯤꯅ ꯃꯤꯅꯥꯏ ꯃꯆꯥ ꯅꯪ ꯅꯃꯥꯏꯇꯣꯟꯅ ꯐꯤꯁꯨ ꯍꯥꯏꯔꯝꯕꯗꯤ ꯀꯣꯛ ꯁꯨꯕ ꯀꯩꯗꯧꯏ ꯍꯥ ꯌꯥꯏꯁꯅꯥꯗꯨ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯖꯗ ꯇꯨꯃꯤꯟꯅ ꯂꯨꯛꯊꯔꯒ ꯃꯈꯣꯏꯒꯤ ꯃꯤꯁꯩꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯈꯥꯕꯅ ꯏꯁꯤꯁꯨ ꯀꯥꯔꯛꯇꯣꯔꯦ ꯃꯁꯤ ꯃꯤꯅꯥꯏ ꯃꯆꯥꯁꯦ ꯃꯁꯤꯗ ꯐꯨꯔꯒ ꯑꯩ ꯄꯦꯜꯂꯗꯧꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯅ ꯌꯥꯏꯁꯅꯥꯕꯨ ꯀꯥꯎꯕꯒ ꯅꯦꯠꯄꯒ ꯇꯧꯕꯤꯔꯝꯃꯤ ꯌꯥꯏꯁꯅꯥ ꯀꯞꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯥꯏꯇꯣꯟ ꯅꯥꯏꯌꯦ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯏꯅꯦ ꯏꯕꯥꯏꯇꯣꯟ ꯆꯦꯛꯇ ꯈꯥꯝꯕꯤꯌꯨ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯕꯤꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯂꯥꯏꯕꯤ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯥꯏꯁꯅꯥꯕꯨ ꯀꯥꯎꯊꯣꯔꯛꯏ ꯆꯠꯂꯨꯍꯦ ꯑꯁ꯭ꯋꯥꯏꯗ ꯅꯨꯡꯁꯤꯔꯅꯤ ꯀꯥꯏꯅ ꯇꯧꯔꯤꯔ ꯈꯪꯗꯦꯅꯦ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯃꯆꯥꯁꯦ ꯈꯥꯕꯅ ꯅꯪ ꯍꯌꯦꯡꯈꯩ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯀꯥꯎꯈꯤꯗ꯭ꯔꯥ ꯅꯪ ꯀꯥꯎꯈꯤꯗ꯭ꯔꯣ ꯑꯩ ꯀꯥꯎꯖꯔꯣꯏ ꯑꯩ ꯂꯥꯟꯖꯔꯦ ꯏꯕꯥꯏꯇꯣꯟ ꯃꯊꯪꯗꯒꯤꯗꯤ ꯑꯩ ꯀꯥꯎꯗꯅꯕ ꯍꯣꯠꯅꯖꯔꯒꯦ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯑꯁꯤ ꯍꯥꯏꯅ ꯀꯞꯆꯔꯤ ꯊꯕꯥꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯌꯥꯏꯁꯅꯥꯗꯤ ꯋꯥꯅ ꯍꯤꯡꯂꯝꯃꯤ ꯃꯃꯥ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯃꯅꯦ ꯑꯃꯗꯤ ꯃꯕꯥꯏ ꯑꯅꯤꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯌꯥꯏꯁꯅꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯃꯃꯥ ꯂꯥꯛꯂꯝꯃꯤ ꯏꯃꯥꯒꯤ ꯌꯥꯏꯁꯅꯥ ꯏꯆꯥꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯣ ꯏꯃꯥ ꯅꯪ ꯅꯍꯥꯟꯈꯩ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯑꯩ ꯏꯃꯥ ꯂꯩꯇꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯀꯞꯀꯅꯨꯁꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯂꯥꯛꯂꯕꯁꯤꯗꯤ ꯏꯆꯥꯕꯨꯅꯦ ꯏꯃꯥꯅ ꯇꯨꯝꯕ ꯁꯨꯝꯕꯤꯒꯦ ꯏꯆꯥ ꯄꯣꯊꯥꯔꯣ ꯑꯩ ꯄꯣꯊꯥꯔꯣꯏ ꯑꯩꯅ ꯇꯨꯝꯂꯤꯉꯩ ꯏꯃꯥ ꯆꯠꯈꯤꯅꯤ ꯑꯗꯨꯅ ꯑꯩ ꯄꯣꯊꯥꯔꯣꯏ ꯏꯃꯥ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯑꯩ ꯊꯥꯗꯣꯛꯂꯝꯂꯒ ꯅꯪ ꯆꯠꯄ ꯌꯥꯔꯣꯏ ꯏꯃꯥ ꯏꯃꯥꯒꯤ ꯌꯥꯏꯁꯅꯥ ꯏꯃꯥꯅ ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯣꯏ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯈꯪꯍꯧꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯔꯛꯄꯗꯒꯤ ꯊꯕꯥ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤ ꯌꯥꯏꯁꯅꯥ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯄꯗ ꯇꯥꯏꯕꯪ ꯐꯥꯎꯅ ꯀꯞꯂꯛꯂꯝꯃꯤ ꯏꯃꯥ ꯆꯠꯈꯤꯅꯨ ꯏꯃꯥ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯕꯤ ꯌꯥꯏꯁꯅꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯍꯤꯡꯁꯤꯗ ꯅꯃꯥ ꯑꯁꯤꯕꯗꯣ ꯀꯧꯗꯨꯅ ꯀꯞꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯅꯦ ꯀꯞꯀꯦ ꯍꯥꯏꯔꯒꯅ ꯀꯗꯥꯏꯗ ꯆꯠꯂꯒ ꯀꯞꯄꯨꯁꯨ ꯁ꯭ꯋꯥꯏꯗꯒꯅꯦ ꯀꯞꯄꯤꯔꯅꯨ ꯃꯊꯪꯗꯒ ꯍꯦꯛ ꯀꯞꯂꯛꯑꯕ ꯅꯪ ꯑꯩꯕꯨ ꯇꯨꯝꯕ ꯌꯥꯍꯟꯗ꯭ꯔꯕ ꯅꯆꯤꯟꯗꯨꯗ ꯐꯤꯕꯨꯟ ꯅꯝꯃꯒꯅꯦ ꯊꯝꯒꯗꯕꯅꯤ ꯅꯪ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯕꯤ ꯆꯠꯈꯤꯔꯝꯃꯤ ꯌꯥꯏꯁꯅꯥꯁꯨ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯒ ꯇꯨꯃꯤꯟꯅ ꯀꯞꯆꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯃꯥ ꯃꯆꯥ ꯑꯃ ꯂꯥꯏꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯥꯏꯕꯤꯅ ꯀꯅꯥ ꯕꯦꯝꯃ ꯌꯨꯝꯁꯤꯕꯨ ꯏꯕꯨꯡꯉꯣ ꯂꯥꯛꯄꯒꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯤ ꯀꯩꯗꯧꯔꯦ ꯑꯩꯒꯤ ꯏꯆꯥ ꯍꯪꯂꯤꯕꯗꯤ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯣ ꯃꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯏꯕꯨꯡꯉꯣ ꯂꯥꯛꯄꯒ ꯈꯪꯅꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯦ ꯑꯗꯨꯅ ꯏꯆꯥꯕꯨ ꯏꯕꯨꯡꯉꯣ ꯂꯥꯛꯄꯅ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕ ꯂꯥꯛꯆꯕꯅꯤ ꯊꯣꯏꯕꯤꯅ ꯏꯃꯥ ꯑꯩꯕꯨ ꯅꯃꯥ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯑꯩꯒꯤ ꯈꯣꯏꯖꯤ ꯈꯥꯗ ꯁꯥꯒꯩꯁꯤꯒꯤ ꯏꯃꯤꯠ ꯑꯃ ꯂꯩ ꯇꯥꯟꯖꯥꯗꯨꯗ ꯂꯥꯛꯄ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯇꯥ ꯂꯥꯛꯄ ꯑꯩ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ ꯑꯩꯅ ꯇꯥ ꯂꯥꯛꯄꯕꯨ ꯑꯃꯨꯛꯇ ꯎꯅꯁꯤ ꯍꯥꯏꯅ ꯄꯥꯎ ꯍꯥꯏꯈꯤꯕꯁꯨ ꯇꯥ ꯂꯥꯛꯄꯗꯤ ꯁꯨꯛꯂꯥꯛ ꯂꯥꯛꯈꯤꯗꯕꯗꯨꯗ ꯑꯩꯅ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯀꯗꯥꯏꯗꯤ ꯑꯉꯥꯎꯕꯤꯅꯣ ꯁꯤꯕꯨ ꯁ꯭ꯋꯥꯏꯗꯒ ꯆꯣꯏꯔꯣꯏ ꯂꯣꯜꯂꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯥꯏꯕꯤꯅ ꯍꯣꯏꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯇꯧꯕ ꯌꯥꯝ ꯉꯝꯃꯤ ꯕꯦꯝꯃ ꯆꯠꯄꯤꯔꯣ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯅꯆꯥꯅꯨꯄꯤꯁꯦ ꯄꯨꯕꯤꯈ꯭ꯔꯣ ꯀꯔꯤꯅꯣ ꯏꯅꯥꯎ ꯏꯕꯦꯝꯃ ꯏꯆꯥꯁꯦ ꯅꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯏ ꯌꯥꯎꯔꯕꯅꯤ ꯅꯆꯥꯅꯨꯄꯥꯁꯤꯅ ꯑꯄꯪꯕꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤ ꯂꯥꯡ ꯊꯥꯛꯄꯤꯔꯒ ꯍꯧꯖꯤꯛꯅ ꯅꯆꯥꯅꯨꯄꯥꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯁꯛ ꯈꯪꯗꯦ ꯀꯥꯏꯅ ꯅꯆꯥꯅꯨꯄꯥꯗꯣ ꯊꯨꯅ ꯀꯧꯊꯣꯔꯛꯎ ꯋꯥ ꯉꯥꯡꯅꯒꯦ ꯏꯃꯥꯏ ꯄꯦꯝꯃ ꯃꯆꯥꯅꯨꯄꯤꯁꯦ ꯂꯨꯛꯃꯥꯏꯗ ꯍꯥꯞꯂꯒ ꯌꯣꯜꯂꯨꯔꯒ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯆꯥꯁꯤꯒꯤ ꯃꯄꯥꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯀꯥꯏꯅ ꯀꯤꯠꯅ ꯃꯦꯝꯃꯤ ꯅꯪꯁꯨ ꯅꯨꯄꯤ ꯅꯠꯇ꯭ꯔꯥ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯗꯕ ꯊꯥꯖꯗ꯭ꯔꯒ ꯂꯥꯛꯑꯣ ꯍꯪꯅꯔꯨꯁꯤ ꯑꯩꯒꯤ ꯈꯨꯜꯗ ꯆꯠꯇꯨꯅ ꯅꯆꯥꯅꯨꯄꯥꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯂꯩꯅꯕ ꯃꯔꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯪꯕꯅꯤ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯆꯠꯇꯨꯅ ꯍꯪꯗꯣꯏꯕ ꯑꯁ ꯌꯥꯔꯦ ꯈꯔ ꯊꯨꯅ ꯂꯦꯡꯕꯤꯈ꯭ꯔꯣ ꯑꯩꯒꯤ ꯏꯆꯥꯅꯅꯦ ꯃꯁꯛ ꯈꯪꯅ ꯍꯥꯏꯔꯝꯂꯃꯛꯇꯗ ꯑꯗꯨꯝ ꯏꯀꯥꯏ ꯈꯪꯗꯗꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯅꯣꯏꯒꯤꯁꯦ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯇꯧꯔꯤꯕ꯭ꯔꯣ ꯑꯗꯨꯒꯤꯗꯤ ꯁꯦ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯕꯤꯅ ꯁꯦꯜ ꯈꯔ
ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯂꯪꯁꯤꯜꯂꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯑꯁꯥꯎꯕꯅ ꯍꯦꯜꯂꯗꯨꯅ ꯂꯥꯏꯕꯤꯒ ꯐꯨꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯄꯅ ꯊꯣꯛꯂꯛꯂꯒ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯃꯆꯥꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎ ꯃꯈꯩ ꯐꯨꯕꯤꯗꯨꯅ ꯃꯉꯛꯁꯝ ꯄꯥꯏꯔꯒ ꯏꯟꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯗꯨ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯀꯞꯇꯨꯅ ꯆꯠꯈꯤ꯫ ꯂꯥꯏꯕꯤꯅ ꯑꯁ ꯀꯝꯗꯧꯋꯤ ꯑꯩꯒꯤ ꯏꯆꯥꯗꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ ꯅꯣꯏꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤꯅꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯁꯥꯟꯅꯄꯣꯠꯅꯦ꯫ ꯌꯥꯏꯁꯅꯥ ꯇꯧꯔꯤꯕ ꯄꯨꯝꯕ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯗꯨꯝ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯒ ꯑꯁꯣꯛꯄꯗꯨꯕꯨ ꯌꯦꯡꯕꯤꯔꯨꯁꯤꯔꯅꯦ꯫ ꯂꯥꯏꯕꯤꯅ ꯍꯩ ꯌꯥꯏꯁꯅꯥ ꯅꯪꯕꯨ ꯐꯤ ꯐꯧꯔꯤꯕꯁꯤꯡꯁꯦ ꯂꯧꯁꯤꯜꯂꯨꯅꯦ ꯅꯣꯡ ꯇꯥꯔꯛꯀꯗꯧꯔꯦ ꯍꯥꯏꯗ꯭ꯔꯤꯈꯩ ꯈꯪꯗꯦ ꯃꯁꯤꯒꯤ ꯁꯥ ꯃꯔꯛ ꯉꯥ ꯃꯔꯛꯁꯤꯕ꯫ ꯍꯩ ꯌꯥꯏꯁꯅꯥ ꯁꯤꯔꯕ꯭ꯔꯅꯦ ꯅꯪꯕꯣ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ ꯅꯅꯥꯗꯨꯕꯣ? ꯏꯅꯦ ꯇꯥꯔꯦ ꯑꯩ ꯂꯧꯁꯤꯟꯖꯔꯒꯦ꯫ ꯅꯠꯇꯦ ꯅꯣꯡꯁꯤ ꯇꯥꯔꯛꯀꯗꯧꯔꯦ ꯍꯥꯏꯔꯗꯤ ꯅꯁꯥꯅ ꯈꯪꯅ ꯐꯤꯁꯦ ꯂꯧꯁꯤꯟꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯁꯨꯝ ꯅꯃꯤꯠꯇꯨꯗ ꯈꯨꯗꯣꯝꯕꯤꯁꯤꯅ ꯆꯛ ꯆꯛ ꯊꯤꯟꯗꯅ ꯇꯥꯛꯑꯣ ꯍꯥꯏꯔꯤꯔꯣ? ꯅꯊꯤꯕꯣꯡ ꯆꯥꯕꯗꯤ ꯉꯥꯡꯅꯗꯦꯅꯦ ꯆꯠꯂꯣ ꯁꯠ ꯂꯧꯁꯤꯜꯂꯨꯁꯣ ꯅꯣꯡꯁꯦ ꯇꯥꯔꯛꯀꯗꯧꯔꯦ꯫ ꯑꯁꯨꯝꯅ ꯌꯥꯏꯁꯅꯥ ꯐꯤ ꯂꯧꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯐꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯏꯁꯪ ꯃꯆꯨꯗ ꯍꯪꯒꯥꯝ ꯃꯆꯨꯅ ꯃꯣꯏꯔꯥꯡ ꯐꯤꯖꯟ ꯍꯛꯄꯗꯨꯕꯨ ꯎꯕꯗ ꯌꯥꯏꯁꯅꯥ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯐꯤꯗꯨ ꯏꯟꯁꯤꯟꯗꯨꯅ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯗ ꯌꯦꯡꯖꯔꯝꯃꯤ꯫ ꯂꯥꯛꯄꯅ ꯍꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ? ꯏꯕꯥꯏꯍꯜ ꯐꯤꯒꯁꯦ ꯃꯀꯣꯛꯇ ꯀꯨꯞꯂꯗꯅ ꯅꯪ ꯅꯨꯄꯤ ꯌꯥꯝ ꯁꯥꯅꯤꯡꯕ꯭ꯔꯥ ꯅꯪ ꯍꯥ ꯃꯁꯤ? ꯑꯁꯤ ꯍꯥꯏꯅ ꯂꯥꯛꯄꯅ ꯌꯥꯏꯁꯅꯥꯕꯨ ꯌꯥꯝ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯌꯥꯏꯁꯅꯥ ꯀꯞꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯗꯦ꯫ ꯂꯥꯛꯄꯅ ꯃꯁꯤ ꯉꯥꯡꯁꯤꯅ ꯑꯩꯈꯣꯏꯁꯦ ꯂꯩꯀꯥꯏ ꯑꯃꯗ ꯌꯣꯜꯂꯕꯅꯤ ꯌꯥꯝ ꯂꯦꯝꯖꯔꯦ ꯈꯜꯂꯤꯔꯕ ꯍꯥ ꯅꯨꯄꯤ ꯁꯥꯔꯒ ꯅꯪ? ꯅꯣꯏꯒꯤ ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠꯇꯤ ꯇꯥꯛꯄꯤꯔꯝꯗ꯭ꯔꯕꯅꯤꯅ ꯃꯆꯥꯁꯦ ꯂꯣꯏꯔꯦꯗꯅ ꯍꯧꯖꯤꯛꯇꯤ꯫ ꯏꯕꯥꯏꯍꯜ ꯉꯥꯡꯅꯤꯡꯕ ꯆꯩꯅꯤꯡꯕꯗꯣ ꯑꯩꯉꯣꯟꯗ ꯆꯩꯕꯤꯌꯨ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯏꯃꯥꯗꯤ ꯄꯟꯕꯤꯅꯨ꯫ ꯁꯤꯌꯥ ꯑꯉꯥꯡ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯍꯥ ꯋꯥ ꯉꯥꯡꯕ ꯍꯩꯔꯤꯁꯦ ꯅꯪ ꯃꯉꯥꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯂꯥꯛꯄꯅ ꯌꯥꯏꯁꯅꯥꯕꯨ ꯑꯃꯨꯛ ꯐꯨꯖꯤꯟꯕꯤ꯫ ꯑꯁꯨꯝꯅ ꯌꯥꯏꯁꯅꯥ ꯃꯅꯦ ꯑꯃꯗꯤ ꯃꯕꯥꯏ ꯑꯅꯤꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯋꯥꯅ ꯈꯥꯡꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯏꯕꯤꯅ ꯍꯩ ꯌꯥꯏꯁꯅꯥ ꯍꯟꯗꯛ ꯊꯥꯒꯤ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯂꯨꯁꯣ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯕ ꯃꯥꯒꯤ ꯃꯦꯝꯇꯣꯟ ꯍꯥꯏꯕ꯭ꯔꯥ ꯍꯅꯨꯕꯤꯗꯣ ꯃꯥ ꯁꯦꯟꯗꯣꯏ ꯍꯨꯜꯂꯛꯇꯕ ꯊꯥ 5ꯃꯨꯛ ꯁꯨꯔꯦ ꯑꯗꯨꯅꯅꯦ ꯃꯃꯥꯡꯒꯤ ꯄꯨꯊꯕ ꯁꯦꯟꯗꯣꯏꯁꯤꯡꯗꯣ ꯄꯤꯈꯠꯂꯧ ꯍꯥꯏꯌꯨ꯫ ꯏꯅꯦ ꯑꯕꯣꯛ ꯃꯦꯝꯇꯣꯟꯗꯣ ꯃꯣꯏꯒꯤ ꯏꯄꯨꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯤꯕꯅꯤ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯌꯦꯡꯕꯤꯁꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯅꯤꯅ꯫ ꯍꯩꯔꯦꯗ ꯍꯥ ꯍꯩꯔꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯍꯩ ꯇꯥꯅꯤꯡꯗꯦ ꯍꯩꯄꯥ ꯌꯥꯝ ꯁꯥꯒꯅꯨ ꯃꯣꯏ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯒꯦꯔꯥ ꯌꯥꯎꯔꯣꯏꯔꯥ ꯑꯩ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯁꯦꯟꯗꯣꯏꯗꯣ ꯁꯣꯏꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯌꯥꯏꯁꯅꯥꯗꯨ ꯃꯦꯝꯇꯣꯟ ꯍꯣꯏ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯩꯃꯥ ꯏꯁꯨ ꯌꯥꯏꯁꯅꯥ ꯅꯪ ꯂꯥꯛꯏꯔꯣ? ꯍꯣꯏ ꯑꯕꯣꯛ ꯑꯗꯣꯕꯣ ꯑꯩꯁꯦ ꯁꯦꯟꯗꯣꯏ ꯂꯧꯕ ꯂꯥꯛꯏꯅꯤ ꯏꯅꯦꯅ ꯁꯦꯟꯗꯣꯏ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯏꯁꯨ ꯅꯪꯕꯨ ꯑꯕꯣꯛꯁꯦ ꯈꯨꯠꯇ ꯁꯦꯜ ꯑꯝꯇ ꯄꯥꯏꯗꯦꯅꯦ ꯌꯥꯔꯒꯗꯤ ꯃꯇꯝ ꯈꯔꯗꯒ ꯌꯦꯡꯕꯤꯌꯨ ꯑꯕꯣꯛꯁꯦ ꯂꯩꯃꯟꯗꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯕꯣꯛ ꯑꯩꯁꯨ ꯀꯩꯕꯨ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯏꯅꯦꯅ ꯄꯩꯁꯥ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏ꯫ ꯑꯕꯣꯛ ꯈꯪꯗꯦꯗ ꯑꯩꯒꯤ ꯏꯅꯦꯁꯦ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯝꯇ ꯂꯩꯇꯦ꯫ ꯅꯃꯥꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗ ꯂꯩꯈꯤꯗꯕꯁꯦ ꯅꯅꯦ ꯍꯣꯏꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯈ꯭ꯔꯦ꯫ ꯅꯪꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯃꯈꯣꯏꯅ ꯄꯥꯏꯁꯤꯜꯂꯒ ꯅꯪꯕꯨꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯈꯪꯗ꯭ꯔꯦꯗ ꯑꯕꯣꯛ ꯑꯩ ꯍꯤꯡꯕꯁꯦ ꯌꯥꯝ ꯋꯥꯔꯦ ꯑꯩꯁꯨ ꯏꯃꯥꯒꯤ ꯇꯨꯡ ꯏꯟꯈ꯭ꯔꯁꯤꯔ ꯈꯜꯂꯕꯅꯤ ꯃꯣꯏꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯍꯥꯏꯍꯩꯗꯤ ꯏꯁꯨ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯃꯣꯏꯅ ꯏꯁꯨꯗ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯈꯨꯂꯥꯛꯄꯗ ꯇꯥꯛꯊꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯌꯥꯏꯁꯅꯥ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯇꯣꯟꯗꯒꯤ ꯁꯦꯟꯗꯣꯏ ꯂꯧꯔꯛꯇꯦ ꯍꯥꯏꯅ ꯂꯥꯏꯕꯤꯅ ꯌꯥꯏꯁꯅꯥꯕꯨ ꯌꯥꯝ ꯆꯩꯔꯝꯃꯤ꯫ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯥꯏꯕ ꯑꯩꯅ ꯁꯦꯟꯗꯣꯏꯗꯣ ꯂꯧꯔꯛꯇꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯩꯒꯤ ꯋꯥꯁꯦ ꯌꯥꯝ ꯊꯋꯥ ꯁꯥꯗ꯭ꯔꯦꯅꯦ ꯅꯪ ꯍꯥ ꯇꯥꯗ꯭ꯔꯦꯕ ꯅꯅꯥꯗꯨꯅ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯅꯊꯤꯕꯣꯡ ꯆꯥꯛ ꯑꯝꯇ ꯄꯤꯖꯔꯣꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯅꯪ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏꯀꯣ ꯈꯪꯂꯕ꯭ꯔꯥ? ꯃꯗꯨꯒꯤ ꯃꯦꯝꯇꯣꯟꯅ ꯍꯥꯏꯕꯤ ꯍꯅꯨꯕꯤ ꯃꯤꯒꯤ ꯁꯦꯜ ꯍꯥꯠꯄꯤꯗꯣ ꯃꯥ ꯑꯃꯁꯨꯅꯦ ꯑꯩ ꯆꯠꯂꯒ ꯆꯞ ꯆꯥꯕꯤꯕ ꯉꯥꯡꯅꯒꯦ ꯍꯦꯔꯥ ꯂꯥꯏꯕꯤ ꯏꯗꯤ ꯈꯪꯍꯟꯒꯦꯗꯣ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯂꯥꯏꯕꯤꯅ ꯌꯥꯏꯁꯅꯥꯕꯨ ꯆꯥꯛ ꯄꯤꯖꯔꯝꯗꯦ꯫ ꯆꯐꯨꯗ ꯆꯥꯛ ꯈꯔ ꯌꯥꯎꯕꯗꯨꯁꯨ ꯂꯥꯏꯕꯤꯅ ꯍꯨꯟꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯁꯅꯥꯗꯤ ꯆꯥꯛ ꯌꯥꯝꯅ ꯂꯝꯂꯝꯃꯤ꯫ ꯑꯩꯕꯨ ꯆꯐꯨꯗ ꯆꯥꯛ ꯌꯥꯎꯔꯤꯕ꯭ꯔꯥ ꯌꯦꯡꯉꯨꯁꯤꯔꯅꯦ? ꯑꯩ ꯌꯦꯡꯂꯨꯈꯤꯒꯦ꯫
ꯑꯁꯤ ꯍꯥꯏꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯐꯨꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯆꯥꯛ ꯑꯃꯇ ꯌꯥꯎꯔꯝꯗ꯭ꯔꯤ꯫ ꯌꯥꯏꯁꯅ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯜꯂꯒ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯇꯨꯝꯂꯤꯉꯩ ꯃꯥꯒꯤ ꯃꯃꯥ ꯊꯕꯥꯗꯨ ꯃꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯏꯆꯥꯕꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕ꯭ꯔꯣ? ꯁꯦ, ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯆꯥꯛ ꯌꯣꯝ ꯄꯨꯔꯛꯂꯦ꯫ ꯏꯃꯥꯒꯤ ꯌꯥꯏꯁꯅ, ꯏꯃꯥ ꯏꯆꯥꯕꯨ ꯆꯥꯛ ꯏꯟꯕꯤꯒꯦ ꯂꯥꯛꯑꯣ꯫ ꯏꯃꯥ, ꯍꯥꯎꯅꯦ, ꯏꯆꯥꯕꯨ ꯏꯃꯥꯅ ꯆꯥꯛ ꯏꯟꯕꯤꯒꯦ ꯂꯥꯛꯑꯣ꯫ ꯁꯦ, ꯅꯌꯥꯗꯨ ꯀꯥꯊꯣꯛꯑꯣ꯫ ꯌꯥꯝ ꯍꯥꯎꯏ ꯏꯃꯥ, ꯏꯃꯥꯅ ꯏꯟꯕ ꯆꯥꯛꯁꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯑꯣꯏꯅꯝꯅ ꯍꯥꯎꯔꯤꯕ? ꯏꯃꯥ, ꯅꯪꯁꯨ ꯏꯟꯕꯤꯒꯦ꯫ ꯏꯃꯥꯗꯤ ꯆꯥꯅꯤꯡꯗꯦ꯫ ꯏꯃꯥꯅ ꯆꯥꯊꯣꯛꯂꯕꯗꯤ ꯏꯆꯥ ꯄꯨꯛ ꯊꯜꯂꯣꯏ꯫ ꯑꯗꯨꯅ ꯏꯆꯥ ꯄꯨꯛ ꯊꯟꯅꯕ ꯆꯥꯎ꯫ ꯌꯥꯏꯁꯅ ꯃꯃꯥꯅ ꯆꯥꯛ ꯏꯟꯕꯤꯗꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯃꯥꯅ ꯉꯁꯥꯏ ꯆꯥꯔꯤꯕ ꯆꯥꯛꯇꯨ ꯃꯪꯂꯥꯟꯗ ꯑꯣꯏꯕꯅ ꯃꯥꯒꯤ ꯃꯕꯨꯛ ꯑꯗꯨꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯒꯨꯔꯨ ꯒꯨꯔꯨ ꯈꯣꯡꯂꯝꯃꯤ꯫ ꯑꯩꯗꯤ ꯆꯥꯛꯁꯦ ꯇꯣꯛꯅ ꯂꯥꯝꯃꯤꯗ꯫ ꯏꯁꯤꯡ ꯊꯛꯄꯁꯤꯅꯗꯤ ꯑꯩꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯦ ꯀꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯁꯅ ꯃꯈꯣꯏꯒꯤ ꯍꯨꯏꯒꯤ ꯆꯥꯛ ꯊꯥꯔꯤꯕ ꯃꯐꯝ ꯑꯗꯨ ꯂꯥꯛꯇꯨꯅ ꯍꯨꯏꯅ ꯆꯥꯔꯝꯕꯒꯤ ꯂꯨꯈꯥꯛ ꯑꯗꯨ ꯃꯥꯅ ꯆꯥꯔꯤ꯫ ꯃꯃꯤꯠꯇꯗꯤ ꯃꯄꯤ ꯁꯤꯟꯊꯕ ꯂꯦꯞꯇꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯌꯥꯏꯁꯅ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯔꯤ꯫ ꯃꯍꯥꯛ ꯃꯅꯦ ꯑꯃꯗꯤ ꯃꯕꯥꯏ ꯑꯅꯤꯒꯤ ꯐꯠꯇꯕꯁꯤꯡꯗꯨ ꯈꯨꯜꯂꯥꯛꯄꯗ ꯍꯥꯏꯗꯣꯛꯂꯒꯦ ꯈꯜꯂꯛꯇꯨꯅ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯜꯂꯥꯛꯄꯗꯤ ꯃꯌꯨꯝꯗ ꯂꯩꯔꯝꯗꯕꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯁꯅꯥꯅ ꯈꯨꯜꯂꯥꯛꯄꯒꯤꯗ ꯆꯪꯈꯤꯕꯗꯨ ꯈꯥꯕꯅ ꯎꯔꯝꯃꯤ꯫ ꯈꯥꯕ ꯁꯥꯎꯅ ꯌꯥꯏꯁꯅꯥꯕꯨ ꯀꯧꯏ꯫ ꯌꯥꯏꯁꯅꯥ, ꯌꯥꯏꯁꯅꯥ, ꯍꯩ ꯃꯤꯅꯥꯏ ꯃꯆꯥ, ꯅꯪ ꯊꯣꯛꯂꯛꯎ ꯂꯥꯎ꯫ ꯂꯥꯏꯕꯤꯅ, ꯏꯃꯥꯒꯤ ꯈꯥꯕ ꯀꯔꯤ ꯇꯧꯔꯒꯦ? ꯇꯥꯟꯖꯥꯗꯨꯗ ꯌꯥꯏꯁꯅꯥꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯅꯪ ꯉꯁꯥꯏ ꯈꯨꯜꯂꯥꯛꯄꯒꯤꯗ ꯆꯪꯉꯨꯏꯗꯣ ꯀꯩꯗꯧꯕꯅꯣ? ꯏ, ꯈꯨꯜꯂꯥꯛꯄꯒꯤꯗ ꯆꯪꯉꯨꯔꯤꯕ? ꯍꯦ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯈꯨꯜꯂꯥꯛꯄꯒꯤꯗ ꯆꯪꯉꯨꯏ ꯍꯥꯏꯔꯤꯁꯦ? ꯑꯩ ꯆꯪꯂꯨꯗꯤꯌꯦꯅꯦ꯫ ꯃꯆꯤꯟꯁꯦ ꯀꯌꯥꯗ ꯊꯤꯔꯨꯅꯤ ꯌꯦꯡꯉꯨ꯫ ꯑꯩꯒꯤ ꯃꯤꯠꯃꯛꯅ ꯎꯍꯧꯔꯕꯗꯣ ꯆꯪꯗꯦ ꯀꯥꯏꯅ ꯍꯥꯏꯅꯦ꯫ ꯃꯁꯤ ꯉꯥꯡꯁꯤꯟꯕꯁꯦ꯫ ꯑꯁꯤ ꯍꯥꯏꯅ ꯌꯥꯏꯁꯅꯥꯕꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯊꯥꯖꯤꯟꯕꯤ꯫ ꯌꯥꯏꯁꯅꯥꯁꯨ ꯉꯁꯤꯗꯤ ꯁꯥꯎꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯅꯣꯏꯒꯤ ꯐꯠꯇꯕꯁꯤꯡꯗꯣ ꯈꯨꯜꯂꯥꯛꯄꯗ ꯇꯝꯂꯒꯅꯦ ꯅꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤꯍꯟꯒꯥꯏꯅ ꯆꯠꯂꯨꯔꯤꯕ? ꯑꯦ, ꯀꯌꯥꯗ ꯉꯝꯂꯤꯕꯅꯤ ꯌꯦꯡꯉꯨꯅꯦ꯫ ꯏꯃꯥꯒꯤ ꯈꯥꯕ, ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯃꯆꯥꯁꯦ ꯃꯁꯤ ꯑꯩꯈꯣꯏꯗ ꯈꯨꯔꯧ ꯌꯥꯝ ꯊꯥꯡꯗꯧꯔꯤ꯫ ꯀꯥꯟꯅꯗꯦ꯫ ꯃꯁꯤꯁꯨꯅꯦ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯊꯥꯈ꯭ꯔꯁꯤ꯫ ꯑꯗꯨꯅ ꯐꯔꯅꯤ, ꯃꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯒꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯥꯛꯄꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯔꯤꯃꯨꯛ ꯇꯧꯅꯔꯒꯦ? ꯇꯥꯆꯧ, ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯃꯆꯥꯁꯤꯅ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯐꯠꯇꯕꯁꯤꯡꯁꯦ ꯇꯝꯊꯣꯛꯀꯦ ꯇꯧꯔꯝꯃꯤꯅꯤꯅꯦ꯫ ꯑꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦꯗꯅ꯫ ꯃꯥꯁꯨ ꯑꯩꯈꯣꯏꯅ ꯃꯃꯥ ꯍꯥꯠꯄꯒꯨꯝ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦꯗꯅ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯏꯃꯥꯕꯨ ꯅꯣꯏꯅ? ꯂꯥꯛꯄꯅ, ꯍꯦ ꯑꯄꯪꯕ, ꯅꯪꯒꯤ ꯅꯃꯥꯗꯣ ꯃꯪꯂꯥꯛꯅꯔꯒ ꯁꯤꯕ ꯅꯠꯇꯦꯅꯦ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯍꯥꯠꯇꯣꯛꯄꯅꯤꯅꯦ꯫ ꯉꯁꯤꯗꯤ ꯅꯪꯁꯨ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯊꯥꯕꯤꯔꯒꯦ꯫ ꯏꯅꯦꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯑꯩꯅ ꯑꯩꯒꯤ ꯏꯕꯨꯡꯒꯤ ꯃꯆꯥꯅꯤ ꯈꯜꯂꯒ ꯍꯥꯠꯄꯤꯗꯅ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯝꯕꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯈꯥꯕꯅ, ꯇꯥꯆꯧ, ꯁꯤꯃꯗꯤ ꯑꯩꯒꯤ ꯁꯔꯨꯛ ꯑꯣꯏꯔꯒꯦ꯫ ꯃꯃꯥꯗꯨꯅ ꯇꯥꯆꯧꯅ ꯃꯈꯧꯔꯤ ꯃꯦꯠꯂꯒ ꯍꯥꯠꯄꯅꯤꯅ ꯃꯆꯥꯁꯤꯅ ꯑꯩ ꯑꯣꯏꯅ ꯍꯥꯠꯂꯒꯦ꯫ ꯍꯣꯏ, ꯍꯥꯠꯄꯕꯨꯗꯤ ꯍꯥꯠꯆꯧ꯫ ꯑꯗꯣ ꯑꯩꯁꯨ ꯏꯈꯨꯠꯁꯤ ꯄꯦꯟꯅꯕ ꯐꯨꯕꯒꯤꯗꯅ ꯏꯅꯥꯎ ꯏꯕꯨꯡꯉꯣ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯑꯃꯗꯤ ꯈꯥꯕ ꯑꯅꯤꯅ ꯌꯥꯏꯁꯅꯥꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯃꯤ꯫ ꯃꯆꯥꯁꯤꯡꯅ ꯇꯧꯔꯤꯕꯗꯨ ꯂꯥꯏꯕꯤ ꯅꯣꯛ ꯅꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯥꯏꯁꯅꯥꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯕꯗꯒꯤ ꯌꯥꯏꯁꯅꯥꯗꯨ ꯂꯦꯛꯊꯔꯛꯂꯝꯃꯤ꯫ ꯂꯥꯏꯕꯤꯅ, ꯍꯩ ꯁꯤꯔꯕ꯭ꯔꯣ ꯃꯤꯅꯥꯏ ꯃꯆꯥꯗꯣ? ꯈꯥꯕꯅ, ꯁꯤꯔ ꯃꯥꯜꯂꯦꯕ꯫ ꯑꯁ, ꯑꯩꯅꯗꯤ ꯃꯈꯧꯔꯤꯁꯤ ꯃꯦꯠꯂꯒ ꯍꯥꯠꯀꯦ ꯇꯧꯔꯒ ꯁꯤꯕꯅ ꯍꯥꯟꯈ꯭ꯔꯦꯅꯦ꯫ ꯑꯗꯨꯗꯤ ꯃꯤꯔꯛ ꯅꯥꯔꯛ ꯇꯥꯂꯛ ꯌꯦꯡꯂꯒꯅꯦ ꯃꯤ ꯆꯪꯅꯗꯕ ꯁꯥ ꯀꯩꯅ ꯊꯜꯂꯕ ꯃꯣꯡꯁꯣꯡ ꯑꯗꯨꯗꯅꯦ ꯍꯨꯟꯗꯣꯛꯂꯨꯁꯨ꯫ ꯑꯁꯨꯝꯅ ꯈꯥꯕ ꯑꯃꯗꯤ ꯂꯥꯛꯄꯅ ꯌꯥꯏꯁꯅꯥꯕꯨ ꯁꯤꯔꯦ ꯈꯟꯅ ꯀꯩꯇꯅ ꯊꯜꯂꯕ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯍꯨꯟꯗꯣꯛꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯅ ꯍꯟꯈꯤꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯌꯥꯏꯁꯅꯥꯒꯤ ꯃꯃꯤꯠꯇ ꯃꯃꯥꯒꯤ ꯁꯛꯇꯝ ꯎꯔꯛꯂꯝꯃꯤ꯫ ꯊꯕꯥ ꯃꯆꯥꯕꯨ ꯀꯞꯇꯨꯅ ꯀꯧꯔꯤ꯫ ꯏꯃꯥꯒꯤ ꯌꯥꯏꯁꯅꯥ, ꯍꯧꯒꯠ꯫ ꯅꯪ ꯏꯃꯥꯒꯤ ꯂꯃꯟ ꯁꯤꯡꯒꯗꯧꯕ ꯋꯥꯠꯂꯤ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯍꯧꯒꯠ꯫ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯑꯁꯤꯕ ꯃꯈꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯍꯧꯒꯠꯂꯨ ꯏꯃꯥꯒꯤ ꯕꯨꯡꯉꯣ꯫ ꯌꯥꯏꯁꯅꯥ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯇꯨꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯤ꯫ ꯌꯥꯏꯁꯅꯥ,
ꯃꯃꯤꯠ ꯑꯅꯤꯗꯨ ꯉꯥꯡꯁꯪ ꯉꯥꯡꯅ ꯃꯊꯃꯣꯏꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯅ ꯆꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯌꯥꯏꯁꯅ ꯍꯧꯒꯠꯇꯨꯅ ꯁꯦꯛ ꯁꯦꯛꯇꯨꯅ ꯆꯠꯄ ꯍꯧꯏ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯄꯅ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯊꯤꯜꯂꯤ ꯍꯅꯨꯕꯤ ꯑꯃꯅ ꯍꯥꯏ ꯀꯅꯥꯅꯣꯅꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯊꯣꯡ ꯊꯤꯜꯂꯛꯂꯤꯕꯁꯤꯕꯣ ꯍꯩꯃ ꯑꯕꯣꯛ ꯑꯩꯕꯨ ꯑꯃꯨꯛꯇ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏꯕꯤ ꯌꯥꯏꯁꯅꯥꯕꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯀꯞꯂꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯗꯤ ꯂꯥꯏꯕꯤꯒꯤ ꯃꯃꯥ ꯃꯆꯥꯗ ꯆꯤꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯌꯥꯏꯁꯅꯥꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯗꯤ ꯌꯥꯏꯁꯅꯥꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗꯅꯤ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗꯅꯤ ꯂꯥꯛꯄꯗꯨ ꯌꯨ ꯉꯥꯎꯔꯒ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯂꯤꯉꯩ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯃꯥꯡꯗ ꯆꯠꯄꯗꯨ ꯎꯔꯝꯃꯤ ꯑꯩ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯅꯨꯄꯤꯅꯤꯅꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯤ ꯁꯤꯗꯤ ꯃꯁꯝꯒꯁꯦ ꯅꯤꯡꯗꯨꯒꯤꯅꯦ ꯁꯥꯡꯅꯗꯅ ꯁꯕꯥꯟꯁꯤꯅ ꯉꯔꯣꯏ ꯁꯕꯥꯟ ꯇꯥꯔꯗꯅ ꯀꯥꯟꯅꯗꯦ ꯅꯨꯄꯤꯁꯤꯕꯨ ꯀꯧꯒꯦ ꯏꯆꯟ ꯅꯨꯄꯤꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯀꯨꯝꯊꯈꯤ ꯑꯦ ꯂꯥꯏ ꯑꯣꯏꯔꯖꯥꯠꯂꯣ ꯏꯔꯥ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯃꯤ ꯑꯣꯏꯒꯦꯔꯥ ꯃꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯩꯁꯦ ꯗꯥꯎ ꯀꯌꯥꯗ ꯌꯥꯔꯅꯤ ꯌꯦꯡꯉꯨꯅꯦ ꯀꯥꯟꯅꯗꯦ ꯅꯨꯄꯤꯁꯤꯒꯤ ꯇꯨꯡ ꯏꯟꯅꯒꯦ ꯑꯁꯤ ꯍꯥꯏꯅ ꯂꯥꯛꯄ ꯅꯨꯄꯤꯗꯨꯒꯤ ꯇꯨꯡ ꯏꯟꯅꯔꯝꯃꯤ ꯏꯆꯜ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯩꯒꯤꯅꯣ ꯑꯊꯦꯡꯕꯁꯤꯗ ꯅꯊꯟ ꯆꯠꯂꯤꯁꯤꯕꯣ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯅꯕꯨꯡ ꯊꯤꯟꯕꯤꯔꯝꯃꯒꯦ ꯂꯥꯎ ꯅꯌꯨꯝ ꯐꯥꯎꯕ ꯑꯩꯕꯨꯔꯣ ꯏꯃꯥ ꯌꯥꯏꯁꯅꯥ ꯍꯦ ꯃꯤꯐꯠꯇ ꯃꯤꯇꯝꯕ ꯅꯪꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯂꯥꯟꯕꯤꯕ ꯇꯥꯔꯦ ꯃꯇꯝ ꯑꯃꯗ ꯅꯣꯏꯅ ꯑꯩꯕꯨ ꯁꯤꯔꯦ ꯈꯟꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯕꯗꯣ ꯇꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯅꯪ ꯁꯤꯔꯝꯗ꯭ꯔꯕ ꯑꯩꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯅꯪꯗꯤ ꯅꯨꯄꯤ ꯐꯖꯅ ꯑꯣꯜꯂꯝꯂꯦꯅ ꯍꯦ ꯃꯤꯅꯥꯏ ꯃꯆꯥ ꯉꯁꯤꯗꯤ ꯅꯪ ꯅꯈꯣꯡꯅ ꯊꯨꯡꯅ ꯁꯤꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯕ ꯅꯠꯇ꯭ꯔꯣ ꯍꯟꯗꯛꯇꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯅꯣ ꯄꯦꯟꯅ ꯅꯣ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯌꯧꯔꯛꯂꯕꯅꯤ ꯅꯣ ꯑꯁꯤ ꯍꯥꯏꯅ ꯌꯥꯏꯁꯅꯥꯅ ꯊꯥꯡ ꯃꯆꯥ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯂꯥꯛꯄꯒꯤ ꯌꯦꯠ ꯊꯪꯕ ꯃꯐꯩꯗ ꯌꯨꯡꯏ ꯂꯥꯛꯄ ꯆꯩꯅꯥꯗꯨ ꯈꯪꯕ ꯉꯝꯗ ꯀꯟꯅ ꯂꯥꯎꯏ ꯅꯣꯛꯎꯗꯅ ꯀꯩꯗꯧꯔꯦ ꯅꯣꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯍꯥ ꯅꯣꯛ ꯑꯁꯤ ꯍꯥꯏꯅ ꯂꯥꯛꯄꯕꯨ ꯑꯃꯨꯛꯀꯁꯨ ꯊꯥꯡꯅ ꯑꯣꯏ ꯊꯪꯕ ꯃꯐꯩꯗ ꯌꯨꯡꯏ ꯑꯗꯨꯒ ꯌꯥꯏꯁꯅꯥ ꯁꯥꯎꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯁꯤꯒꯤꯅ ꯈꯨꯠꯁꯤ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯏꯃꯥꯕꯨ ꯃꯈꯧꯔꯤ ꯃꯦꯠꯈꯥꯏꯈꯤꯕꯗꯣ ꯑꯁꯤ ꯍꯥꯏꯅ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯂꯒ ꯂꯥꯛꯄꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯦꯜꯂꯝꯃꯤ ꯂꯥꯛꯄ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯂꯒ ꯈꯥꯡꯂꯝꯃꯤ ꯌꯥꯏꯁꯅꯥꯁꯨ ꯂꯥꯛꯄꯕꯨ ꯃꯉꯛꯇ ꯊꯧꯔꯤ ꯊꯨꯗꯨꯅ ꯈꯣꯡꯅꯪ ꯑꯆꯧꯕ ꯑꯃꯗ ꯌꯥꯟꯈꯠꯇꯨꯅ ꯍꯥꯠꯂꯝꯃꯤ ꯑꯁꯨꯝꯅ ꯌꯥꯏꯁꯅꯥ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯂꯥꯛꯄꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯎꯔꯛꯇꯨꯅ ꯂꯥꯏꯕꯤꯗ ꯄꯥꯎ ꯄꯤꯔꯝꯃꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯀꯅꯥꯅꯅꯣ ꯏꯆꯥꯕꯨ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯂꯝꯂꯤꯕ ꯍꯧꯒꯠꯂꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯍꯧꯒꯠꯂꯣ ꯏꯆꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯂꯥꯏꯕꯤ ꯃꯁꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯤ ꯂꯥꯛꯄꯅ ꯁꯤꯕꯗ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯗꯦ ꯃꯔꯝꯗꯤ ꯂꯥꯛꯄ ꯅꯨꯄꯤ ꯑꯉꯥꯡꯗ ꯌꯥꯝꯅ ꯀꯔꯟ ꯇꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯛꯄꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯅꯤ ꯅꯣꯡꯃ ꯈꯥꯕ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯥꯕꯅ ꯍꯜꯂꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯀꯩꯅꯣ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯀꯞꯄꯤꯁꯤꯕꯣ ꯑꯁꯤꯗ ꯂꯩꯔꯅꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯀꯩꯗꯧꯔꯒꯦ ꯅꯍꯥꯛꯂꯨꯈꯤꯒꯦ ꯏꯆꯟ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯩꯁꯨꯝ ꯇꯧꯗꯦ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤ ꯌꯥꯏꯁꯅꯥ ꯅꯪ ꯑꯁꯨꯝꯅ ꯈꯥꯕ ꯃꯥꯒꯤ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯌꯥꯏꯁꯅꯥꯅ ꯈꯪꯍꯧꯗꯅ ꯈꯥꯕꯒꯤ ꯃꯃꯤꯠꯇ ꯂꯩꯉꯣꯏ ꯆꯥꯏꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯈꯥꯕꯕꯨ ꯐꯨꯊꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯈꯥꯕ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯇꯨꯡꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯎꯗ ꯌꯥꯟꯈꯠꯂꯝꯃꯤ ꯍꯦ ꯃꯤꯅꯥꯏ ꯃꯆꯥ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯅꯇꯤꯛ ꯂꯩꯔꯗꯤ ꯄꯨꯂꯤꯁꯁꯤ ꯊꯥꯗꯣꯛ ꯊꯥꯗꯣꯛꯄ ꯑꯩꯅ ꯅꯪ ꯊꯥꯗꯣꯛꯄ ꯅꯪꯁꯨ ꯑꯩꯅ ꯅꯌꯥꯝꯕ ꯍꯥꯠꯄꯒꯨꯝꯅ ꯍꯥꯠꯂꯗꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯪ ꯑꯩꯒꯤ ꯇꯆꯧꯕꯨ ꯍꯥꯠꯄ ꯃꯤ ꯍꯥꯠꯄ ꯃꯥꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯌꯥꯝꯕꯗꯣ ꯍꯥꯠꯄꯅꯤ ꯑꯩꯅ ꯁꯥꯡꯂꯕ ꯆꯍꯤ 5ꯁꯦ ꯋꯥꯅ ꯉꯥꯏꯔꯛꯄꯅꯤ ꯅꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯉꯁꯤꯗꯤ ꯅꯪꯕꯨꯁꯨ ꯑꯩꯅ ꯂꯥꯟꯕꯤꯔꯅꯤ ꯑꯁꯤ ꯍꯥꯏꯅ ꯈꯥꯕꯕꯨꯁꯨ
ꯂꯥꯛꯄꯒꯨꯝꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯕꯤ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯤ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯛꯅ ꯋꯥꯅ ꯈꯪꯂꯝꯃꯤ ꯅꯣꯡꯃ ꯂꯥꯏꯕꯤꯒꯤ ꯌꯨꯝꯗ ꯍꯅꯨꯕꯤ ꯑꯃ ꯂꯥꯛꯂꯝꯃꯤ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯁꯦ ꯍꯤꯗꯥꯛ ꯌꯣꯟꯕꯤꯅꯤ ꯏꯕꯦꯝꯃ ꯀꯔꯤ ꯍꯤꯗꯥꯛꯅꯣ ꯑꯩ ꯍꯤꯗꯥꯛ ꯑꯝꯇ ꯂꯧꯔꯣꯏ ꯆꯠꯂꯣ ꯕꯦꯝꯃ ꯑꯩꯒꯤ ꯍꯤꯗꯥꯛꯁꯦ ꯌꯥꯝꯅ ꯐꯕ ꯍꯤꯗꯥꯛꯅꯤ ꯃꯁꯤꯕꯨ ꯊꯛꯂꯕꯗꯤ ꯋꯥꯈꯜ ꯋꯥꯕ ꯐꯒꯗꯧꯔꯤꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯋꯥꯈꯜ ꯋꯥꯕ ꯐꯅꯕ ꯍꯤꯗꯥꯛ ꯍꯥꯏꯕ ꯃꯥꯅꯤ ꯃꯁꯤꯕꯨ ꯊꯛꯂꯕꯗꯤ ꯑꯋꯥꯕ ꯋꯥꯈꯜ ꯄꯨꯝꯕ ꯀꯥꯎꯗꯨꯅ ꯏꯁꯥ ꯐꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃ ꯂꯧꯒꯦ ꯐꯕꯨ ꯐꯒꯗ꯭ꯔꯣ ꯅꯪꯒꯤ ꯍꯤꯗꯥꯛꯁꯤꯕꯨ ꯍꯅꯨꯕꯤ ꯐꯅꯤ ꯐꯅꯤ ꯏꯕꯦꯝꯃꯅ ꯊꯥꯖꯒꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯊꯛꯇꯨꯅ ꯌꯦꯡꯉꯨ ꯍꯦꯛ ꯑꯋꯥꯕ ꯋꯥꯈꯜ ꯀꯥꯎꯗ꯭ꯔꯕ ꯍꯤꯗꯥꯛꯁꯤꯒꯤ ꯁꯦꯜꯒꯅꯦ ꯑꯩ ꯂꯧꯖꯔꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯊꯛꯀꯦ ꯑꯗꯨꯒ ꯍꯦꯛ ꯑꯋꯥ ꯋꯥꯈꯜ ꯀꯥꯎꯗ꯭ꯔꯕ ꯍꯅꯨꯕꯤ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯕꯤ ꯍꯤꯗꯥꯛ ꯑꯗꯨ ꯊꯛꯏ ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯑꯗꯨ ꯍꯦꯛ ꯊꯛꯄꯒ ꯂꯥꯏꯕꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯍꯥꯒꯠꯆꯔꯝꯃꯤ ꯂꯥꯏꯕꯤ ꯈꯪꯍꯧꯗꯅ ꯃꯁꯥꯗꯨ ꯄꯥꯠꯄ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯋꯥꯟꯊꯈꯤꯔꯝꯃꯤ ꯍꯅꯨꯕꯤꯗꯨ ꯅꯣꯛꯂꯒ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣꯀꯣ ꯑꯁꯨꯝꯅ ꯍꯅꯨꯕꯤꯗꯨ ꯆꯠꯈꯤ ꯍꯅꯨꯕꯤꯗꯨꯅ ꯂꯥꯏꯕꯤꯕꯨ ꯌꯥꯝ ꯂꯥꯏꯅ ꯑꯄꯪꯕ ꯁꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯌꯥꯏꯁꯅꯥ ꯑꯃꯗꯤ ꯍꯅꯨꯕꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯕꯣꯛꯀꯤ ꯂꯃꯟ ꯅꯁꯨꯅ ꯇꯣꯟꯁꯤꯟꯖꯔꯤ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯏꯁꯨ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦꯕꯣ ꯑꯕꯣꯛ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯈꯤꯕꯅꯤ ꯑꯕꯣꯛꯅ ꯅꯁꯨ ꯑꯩꯕꯨ ꯂꯥꯌꯦꯡꯕꯤꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯅ ꯏꯃꯥꯒꯤ ꯂꯃꯟ ꯈꯨꯝꯕ ꯉꯝꯂꯤꯕꯁꯦ ꯉꯝꯂꯝꯗꯕꯁꯨ ꯌꯥꯏ ꯏꯁꯨꯒꯤ ꯅꯤꯡꯕ ꯊꯨꯡꯕꯁꯦ ꯑꯕꯣꯛꯁꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯅꯦꯁꯨ ꯑꯩꯅ ꯄꯤꯊꯛꯂꯝꯕ ꯍꯤꯗꯥꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯏꯗꯅ ꯂꯥꯏꯊꯨꯡ ꯄꯛꯄꯤ ꯑꯃ ꯑꯣꯏꯔꯗꯧꯕꯅꯤ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯕ ꯃꯥꯕꯨ ꯑꯩꯒꯤ ꯏꯅꯦꯅꯤ ꯈꯜꯂꯨꯕ ꯑꯗꯨꯕꯨ ꯃꯥꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯍꯤꯛ ꯑꯃ ꯑꯣꯏꯔꯝꯂꯦ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯃꯥꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏꯔꯝꯂꯅꯤ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯂꯩꯊꯨꯡ ꯄꯛꯂꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯒ ꯑꯗꯨꯅꯤ ꯏꯁꯨ ꯐꯠꯇꯕ ꯃꯥꯗꯤ ꯋꯥꯅ ꯂꯦꯟꯖꯁꯅꯨ ꯑꯗꯨ ꯏꯁꯨ ꯅꯪꯕꯨ ꯌꯨꯝꯗ ꯍꯜꯂꯒ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯅ ꯊꯅꯝꯕ ꯂꯟ ꯊꯨꯝ ꯑꯗꯨ ꯉꯥꯛꯇꯨꯅ ꯂꯩꯔꯒꯦꯔꯣ ꯑꯩ ꯌꯨꯝꯗꯨꯗ ꯍꯜꯂꯔꯣꯏ ꯑꯕꯣꯛ ꯑꯩ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯒꯦ ꯌꯨꯝꯗꯨ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯏꯃꯥꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯒꯅꯤ ꯑꯗꯨꯅ ꯑꯕꯣꯛꯀꯤꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯣ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯏꯁꯨ ꯅꯪ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ ꯑꯗꯨꯅ ꯅꯪꯅ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯅꯞꯁꯝꯅ ꯅꯥ ꯈꯥꯛꯂꯤꯕꯁꯤ ꯀꯛꯊꯠꯂꯁꯤ ꯑꯩ ꯑꯗꯨ ꯉꯝꯂꯣꯏꯑꯕꯣ ꯑꯩꯁꯦ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯕꯁꯨ ꯑꯩ ꯏꯁꯥꯅꯗꯤ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯑꯩꯗꯤ ꯁꯝ ꯁꯥꯡꯅ ꯈꯥꯛꯄꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯏꯁꯨꯅ ꯄꯥꯝꯂꯕꯗꯤ ꯑꯕꯣꯛꯁꯨ ꯌꯥꯔꯦ ꯏꯁꯨꯒꯤ ꯑꯄꯥꯝꯕꯗ ꯑꯁꯨꯝꯅ ꯌꯥꯏꯁꯅꯥꯗꯤ ꯃꯥꯕꯨ ꯀꯟꯕꯤꯈꯤꯕ ꯍꯅꯨꯕꯤꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯁꯣꯝꯗ ꯂꯥꯏꯕꯤꯗꯤ ꯂꯩꯊꯨꯡ ꯄꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯌꯥꯝꯅ ꯍꯩꯅꯔꯝꯗꯤ ꯂꯥꯏꯕꯤ ꯅꯤꯡꯉꯝꯗꯅ ꯑꯁꯨꯝꯅ ꯁꯣꯟꯖꯔꯝꯃꯤ ꯃꯁꯤ ꯄꯨꯝꯕ ꯑꯩꯅ ꯐꯠꯇꯕ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯑꯩꯅ ꯀꯩꯁꯨ ꯂꯩꯇꯕ ꯂꯟ ꯊꯨꯝ ꯈꯔꯒꯤꯗꯃꯛ ꯑꯩꯒꯤ ꯍꯦꯛ ꯏꯕꯨꯡꯒꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯃꯆꯥꯕꯨ ꯃꯄꯨꯟꯁꯤ ꯂꯣꯏꯍꯟꯈꯤꯕ ꯏꯆꯤꯜ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯍꯥꯠꯂꯨ ꯍꯥꯏꯅ ꯏꯆꯥꯁꯤꯡꯗ ꯍꯥꯏꯈꯤꯕ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯃꯍꯩꯅ ꯑꯩꯅ ꯏꯆꯥ ꯀꯥꯏꯅꯗꯨꯅ ꯂꯥꯏꯊꯨꯡ ꯄꯛꯄꯤ ꯑꯃ ꯑꯣꯏꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯑꯁꯨꯝꯅ ꯂꯥꯏꯕꯤ ꯃꯥꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯅ ꯃꯄꯨꯟꯁꯤꯗꯨ ꯁꯤꯕ ꯉꯥꯏꯅ ꯂꯦꯟꯈꯤꯔꯝꯃꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯄꯤꯛꯄ ꯃꯤꯁꯤꯡ ꯌꯥꯝꯗꯅ ꯇꯥꯖꯕ ꯈꯨꯜ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯧꯎ ꯁꯤꯡꯎ ꯇꯧꯗꯨꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯄꯣꯠꯊꯣꯛ ꯀꯌꯥ ꯂꯦꯞꯇꯅ ꯄꯨꯊꯣꯛꯇꯨꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯂꯝꯃꯤ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯤꯡꯖꯦꯜ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯅꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯂꯤꯡꯖꯦꯜꯒꯤ ꯑꯄꯣꯛꯄꯒꯤ ꯃꯃꯤꯡꯅ ꯆꯥꯎꯊꯣꯏ ꯀꯧꯏ ꯑꯗꯨꯒ ꯑꯄꯣꯛꯄꯤꯒꯤ ꯃꯃꯤꯡꯅ ꯇꯣꯝꯕꯤꯔꯩ ꯍꯥꯏꯅ ꯀꯧꯏ ꯂꯤꯡꯖꯦꯜꯒꯤ ꯑꯄꯣꯛꯄ ꯆꯥꯎꯊꯣꯏ ꯑꯁꯤ ꯁꯨꯕ ꯅꯣꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯠꯇ ꯄꯣꯊꯥꯗꯨꯅ ꯂꯩꯊꯣꯛꯇꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯆꯥꯎꯔꯕ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ ꯆꯥꯎꯊꯣꯏꯗꯨ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯆꯥꯅꯨꯄꯤ ꯂꯤꯡꯖꯦꯜꯒ ꯄꯨꯟꯅ ꯃꯍꯥꯛꯀꯤ ꯆꯥꯎꯔꯕ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯈꯣꯡ ꯁꯣꯝꯗꯨꯅ ꯂꯩꯔꯤ
Matam aduda ꯂꯤꯡꯖꯦꯜꯒꯤ ꯃꯃꯥ ꯇꯣꯝꯕꯤꯔꯩꯗꯨ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯅ ꯊꯛꯅꯕ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯔꯩꯅ ꯃꯆꯥꯅꯨꯄꯤ ꯂꯤꯡꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯅ ꯆꯥꯅ ꯊꯛꯅꯕ ꯄꯨꯔꯛꯂꯦ, ꯅꯪꯒꯤ ꯄꯥꯕꯁꯨ ꯀꯧꯔꯛꯂꯣ, ꯆꯥꯅꯕꯁꯦ ꯍꯥꯟꯅ ꯆꯥꯔꯈꯣ." ꯂꯤꯡꯖꯦꯜ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯂꯧꯁꯪ ꯑꯗꯨꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯣ, ꯑꯩ ꯄꯥꯕ ꯀꯧꯗꯨꯅ ꯂꯥꯛꯂꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯡꯖꯦꯜ ꯑꯗꯨ ꯃꯄꯥꯕꯨꯡ ꯆꯥꯎꯊꯣꯏꯅ ꯏꯟꯁꯥꯡ ꯃꯈꯣꯡ ꯁꯣꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯤꯡꯖꯦꯜꯅ ꯃꯄꯥꯕꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯥ, ꯏꯃꯥꯅ ꯆꯥꯅꯕ ꯄꯨꯗꯨꯅ ꯂꯥꯛꯂꯦ, ꯍꯥꯟꯅ ꯆꯥꯔꯨꯈꯤꯁꯦ, ꯑꯗꯨꯒ ꯑꯃꯨꯛ ꯏꯟꯁꯥꯡ ꯃꯈꯣꯡꯁꯤꯡꯁꯦ ꯁꯣꯝꯂꯁꯦ." ꯆꯥꯎꯊꯣꯏꯅ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯗꯥꯏꯅꯣꯅꯦ ꯏꯆꯥꯅ ꯅꯃꯥ ꯂꯥꯛꯂꯦ ꯍꯥꯏꯔꯤꯕ ꯑꯗꯨꯕꯣ? ꯅꯃꯥꯗꯤ ꯎꯗꯦꯅꯦ, ꯀꯗꯥꯏꯗ ꯂꯥꯛꯂꯤꯕꯅꯣ?" ꯂꯤꯡꯖꯦꯜꯗꯨ ꯅꯣꯛꯂꯗꯨꯅ ꯃꯄꯥꯕꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯁꯦ ꯉꯁꯥꯏ ꯃꯈꯩ ꯏꯃꯥ ꯂꯥꯛꯄ ꯌꯥꯝ ꯋꯥꯅ ꯉꯥꯏꯔꯝꯂꯤꯕ ꯑꯣꯏꯔꯦ." ꯆꯥꯎꯊꯣꯏꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯃꯁꯤꯗꯤꯕ ꯃꯄꯥ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯛꯅꯗꯅ ꯂꯩꯔꯤ, ꯂꯥꯛꯁꯨ ꯂꯥꯛꯇ꯭ꯔꯤꯕ ꯃꯃꯥꯗꯨꯕꯨ ꯂꯥꯛꯂꯦ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯦ ꯋꯥꯅꯦ." ꯂꯤꯡꯖꯦꯜꯅ ꯃꯄꯥꯕꯨꯡꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯥ, ꯏꯃꯥꯗꯣ ꯂꯥꯛꯂꯕꯅꯤ, ꯂꯧꯁꯪ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤ, ꯄꯥꯕ ꯀꯧꯔꯨꯁꯣꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ." ꯆꯥꯎꯊꯣꯏꯗꯨ ꯂꯧꯁꯪꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯂꯧꯁꯪꯗ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯔꯩ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯦ꯫ ꯃꯄꯥꯕꯨꯡ ꯆꯥꯎꯊꯣꯏꯅ ꯂꯧꯁꯪꯂꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯂꯤꯡꯖꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯥ, ꯑꯩꯅ ꯏꯃꯥ ꯂꯥꯛꯂꯦ ꯍꯥꯏꯕꯁꯦ ꯊꯥꯖꯗꯗꯨꯅ ꯂꯧꯁꯪꯗ ꯏꯃꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯎꯔꯕꯅꯤꯅ ꯅꯆꯥꯅ ꯍꯥꯏꯕ ꯊꯥꯖꯔꯕ ꯅꯠꯇ꯭ꯔꯣ?" ꯆꯥꯎꯊꯣꯏꯅ ꯃꯆꯥꯅꯨꯄꯤ ꯂꯤꯡꯖꯦꯜꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯍꯧꯖꯤꯛꯇꯤ ꯅꯃꯥ ꯎꯔꯕꯅꯤꯅ ꯏꯆꯥꯅ ꯍꯥꯏꯕꯗꯨ ꯊꯥꯖꯔꯦ꯫ ꯏꯄꯥꯒꯤ ꯂꯤꯡꯖꯦꯜ, ꯂꯧꯁꯪꯗ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯆꯠꯂꯨ, ꯏꯄꯥ ꯄꯨꯛꯁꯤ ꯂꯥꯝꯂꯕꯅꯤ, ꯂꯥꯛꯂꯨ ꯂꯥꯛꯎ." ꯂꯤꯡꯖꯦꯜꯅ ꯃꯄꯥꯕꯨꯡꯗ ꯑꯃꯨꯛ ꯂꯛꯅꯔꯛꯏ, "ꯄꯥꯕꯥ, ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯎꯔꯕꯅꯤꯅ ꯄꯨꯛꯇꯣ ꯈꯪꯂꯥꯝ ꯍꯦꯛ ꯂꯥꯝꯂꯛꯂꯝꯃꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯡꯖꯦꯜꯗꯨ ꯅꯣꯛꯂꯤ꯫ ꯃꯄꯥꯕꯨꯡ ꯆꯥꯎꯊꯣꯏꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯄꯥꯒꯤ ꯂꯤꯡꯖꯦꯜ, ꯅꯃꯥꯅ ꯄꯨꯔꯛꯂꯤꯕ ꯆꯥꯅꯕꯁꯦ ꯆꯥꯔꯕ ꯃꯇꯨꯡ ꯏꯆꯥꯒꯤ ꯈꯗꯥꯡꯗꯣ ꯑꯃꯨꯛ ꯊꯥꯗꯔꯣ, ꯄꯨꯛ ꯂꯥꯝꯂꯒ ꯈꯗꯥꯡ ꯊꯥꯗꯕꯗꯣ ꯏꯆꯥꯁꯨ ꯋꯥꯔꯝꯂꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯧꯁꯪꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯤꯡꯖꯦꯜꯁꯨ ꯃꯄꯥ ꯆꯥꯎꯊꯣꯏꯒꯤ ꯇꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯆꯥꯎꯊꯣꯏ ꯑꯅꯤꯁꯤ ꯀꯣꯏꯅꯗꯦ, ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯥꯒꯤ ꯖꯨꯒꯥꯏꯗ ꯇꯧꯅꯗꯨꯅ ꯂꯩ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯂꯧꯁꯪ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯇꯣꯝꯕꯤꯔꯩꯅ ꯃꯆꯥꯅꯨꯄꯤ ꯂꯤꯡꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯂꯤꯡꯖꯦꯜ, ꯀꯔꯤꯅꯣ ꯅꯄꯥꯕꯨꯡ ꯀꯧꯔꯨꯁꯣ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯑꯗꯨꯛ ꯀꯨꯏꯅ ꯂꯩꯔꯛꯂꯤꯕ ꯑꯗꯨꯕꯣ?" ꯃꯃꯥꯅ ꯍꯪꯂꯤꯕ ꯑꯗꯨꯗ ꯂꯤꯡꯖꯦꯜꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯃꯥ, ꯄꯥꯕꯁꯦ ꯑꯩꯅ ꯏꯃꯥ ꯂꯥꯛꯂꯦ ꯍꯥꯏꯕꯗ ꯊꯥꯖꯗ꯭ꯔꯤꯕ, ꯑꯗꯨꯒꯤ ꯉꯥꯡꯅꯔ ꯂꯩꯕꯗ ꯀꯨꯏꯔꯤꯅꯤ." ꯇꯣꯝꯕꯤꯔꯩꯅ ꯃꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏꯗ ꯍꯪꯂꯛꯏ, "ꯀꯔꯤꯅꯣ ꯅꯆꯥꯅꯨꯄꯤꯅ ꯑꯩ ꯂꯥꯛꯂꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯊꯥꯖꯗꯗꯨꯅ ꯂꯩ ꯍꯥꯏꯔꯤꯕ ꯑꯗꯨꯕꯣ?" ꯆꯥꯎꯊꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯔꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯃꯃꯥ, ꯅꯆꯥꯅꯨꯄꯤꯅꯕꯨꯗꯤ ꯅꯪ ꯉꯁꯥꯏꯅ ꯂꯥꯛꯂꯦ ꯍꯥꯏꯔꯕꯅꯤ, ꯑꯗ ꯅꯆꯥꯅꯨꯄꯤꯒꯤ ꯈꯨꯍꯥꯏꯗꯣ ꯑꯩꯉꯣꯟꯗ ꯂꯛꯅꯕ ꯃꯥꯟꯕ ꯑꯗꯨꯒꯤꯅꯤ." ꯇꯣꯝꯕꯤꯔꯩ ꯆꯥꯅꯕꯗꯣ ꯍꯥꯞꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯅꯄꯥꯅ ꯆꯥꯅꯤꯒ ꯂꯩꯃꯤꯟꯅꯕꯁꯦ ꯑꯩ ꯀꯣꯛ ꯌꯥꯝ ꯉꯥꯎꯗꯧꯔꯤ." ꯂꯤꯡꯖꯦꯜꯅ ꯃꯃꯥ ꯇꯣꯝꯕꯤꯔꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯄꯥꯕꯁꯦ ꯏꯃꯥ ꯎꯕꯗꯒꯤ ꯄꯨꯛ ꯈꯪꯂꯥꯝ ꯂꯥꯝꯃꯛꯑꯦ ꯍꯥꯏꯕꯅꯤ, ꯄꯥꯕꯒꯤ ꯆꯥꯅꯕꯗꯣ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯤꯌꯣ." ꯇꯣꯝꯕꯤꯔꯩꯅ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ, ꯅꯪꯃꯁꯨ ꯌꯥꯔꯦ, ꯆꯥꯅꯕꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯥꯈꯣ." ꯂꯤꯡꯖꯦꯜ ꯆꯥꯅꯕꯗꯨ ꯆꯥꯅ ꯆꯥꯅ ꯃꯄꯥꯕꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯥ, ꯏꯃꯥꯁꯤ ꯌꯥꯝ ꯁꯥꯎꯔꯤ, ꯈꯔ ꯑꯃꯨꯛꯇ ꯊꯦꯝꯖꯤꯜꯂꯣ." ꯆꯥꯎꯊꯣꯏꯅ ꯃꯆꯥꯅꯨꯄꯤ ꯂꯤꯡꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯂꯤꯡꯖꯦꯜ, ꯏꯆꯥꯒꯤ ꯈꯗꯥꯡꯗꯣ ꯑꯃꯨꯛꯇ ꯂꯦꯞꯈꯣ, ꯅꯕꯨꯛ ꯊꯟꯅꯕ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯥꯈꯣꯀꯣ." ꯂꯤꯡꯖꯦꯜ ꯃꯄꯥꯕꯨꯡ ꯆꯥꯎꯊꯣꯏꯒ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯗꯨꯅ ꯃꯃꯥꯅ ꯄꯨꯔꯛꯄ ꯆꯥꯅꯕ ꯑꯗꯨ ꯆꯥꯔꯤ꯫ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯂꯤꯡꯖꯦꯜ, ꯃꯄꯥꯕꯨꯡ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯃꯃꯥ ꯇꯣꯝꯕꯤꯔꯩ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯏꯪꯈꯣꯜꯒꯤ ꯑꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯁꯣꯝꯂꯝꯃꯤ꯫ ꯆꯥꯎꯊꯣꯏ, ꯇꯣꯝꯕꯤꯔꯩ ꯑꯃꯗꯤ ꯂꯤꯡꯖꯦꯜ, ꯃꯈꯣꯏ ꯃꯄꯥ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯗꯨ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯊꯕꯛ ꯋꯥꯅ ꯁꯨꯗꯨꯅ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯩ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯈꯨꯜꯗꯨꯒꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯃꯕꯨꯛ ꯐꯠꯇꯕ ꯑꯍꯜ ꯑꯣꯏꯔꯕ ꯂꯥꯏꯕ ꯑꯗꯨ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯕꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯁꯨꯝꯅ ꯀꯧꯔꯝꯃꯤ, "ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ?"
ꯀꯧꯔꯤꯕꯁꯦ ꯇꯥꯔꯕꯗꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯋꯥꯔꯤ ꯁꯥꯁꯤ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯥꯎꯊꯣꯏ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯈꯨꯜꯗꯨꯒꯤ ꯁꯦꯜ ꯄꯥꯏꯕ ꯂꯥꯏꯕ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯈꯨꯔꯥꯅ ꯑꯩꯒꯤꯗ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯊꯕꯛꯀꯤ ꯑꯣꯏꯔꯕꯅꯣ ꯈꯨꯔꯥ ꯂꯥꯏꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯆꯥꯎꯊꯣꯏ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯑꯔꯨꯕ ꯑꯃꯠꯇ ꯁꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯅꯪꯒꯤꯁꯤꯗ ꯑꯩ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ ꯆꯥꯎꯊꯣꯏꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯀꯔꯤ ꯑꯔꯨꯕ ꯋꯥꯔꯤꯅꯣ ꯈꯨꯔꯥꯅ ꯑꯩꯒ ꯁꯥꯟꯅꯁꯦ ꯍꯥꯏꯔꯤꯕꯗꯨꯕꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯈꯨꯔꯥ ꯈꯨꯔꯥꯅ ꯅꯪꯒꯤꯗ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯪꯅ ꯍꯧꯖꯤꯛ ꯎꯅꯔꯤꯕ ꯍꯤꯡꯈꯣꯜ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯌꯥꯝꯅꯁꯨ ꯆꯥꯎꯏ ꯅꯪꯒꯤ ꯍꯤꯡꯈꯣꯜꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯩ ꯍꯤꯡꯈꯣꯜ ꯑꯁꯤꯗꯒꯤ ꯄꯨꯊꯣꯔꯛꯄ ꯃꯍꯩ ꯑꯗꯨꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯅꯪꯒꯤ ꯍꯤꯡꯈꯣꯜ ꯑꯁꯤ ꯈꯨꯔꯥꯗ ꯃꯆꯦꯠ ꯈꯔ ꯌꯣꯜꯂꯨꯗꯅ ꯆꯥꯎꯊꯣꯏꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯈꯨꯔꯥ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯍꯤꯡꯈꯣꯜ ꯑꯗꯨꯗꯤ ꯑꯩ ꯌꯣꯟꯖꯔꯣꯏ ꯍꯤꯡꯈꯣꯜ ꯑꯗꯨꯕꯨ ꯎꯖꯔꯒ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯕꯨ ꯄꯨꯅꯔꯤꯕꯅꯤ ꯑꯗꯨꯅ ꯍꯤꯡꯈꯣꯜ ꯑꯗꯨ ꯌꯣꯟꯖꯔꯣꯏ ꯂꯥꯏꯕꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯆꯥꯎꯊꯣꯏ ꯌꯥꯔꯒꯗꯤ ꯅꯪꯒꯤ ꯍꯤꯡꯈꯣꯜ ꯑꯁꯦ ꯃꯆꯦꯠ ꯑꯃꯗ ꯈꯨꯔꯥ ꯂꯩꯖꯔꯒꯦ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜ ꯑꯗꯨ ꯑꯩ ꯄꯤꯒꯦ ꯆꯥꯎꯊꯣꯏꯅ ꯌꯥꯝ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯈꯨꯔꯥ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ ꯑꯩꯒꯤ ꯍꯤꯡꯈꯣꯜꯁꯦ ꯀꯅꯥꯗꯁꯨ ꯌꯣꯟꯖꯔꯣꯏ ꯂꯥꯏꯕꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯈꯨꯔꯥ ꯋꯥꯔꯧꯗꯦꯗ ꯐꯔꯦ ꯅꯪꯅ ꯌꯣꯜꯂꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯈꯨꯔꯥꯁꯨ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯐꯅꯤ ꯈꯨꯔꯥ ꯑꯗꯨꯗꯤ ꯑꯩ ꯁꯨꯝ ꯂꯩꯖꯍꯧꯔꯦ ꯂꯥꯏꯕ ꯑꯗꯨ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯑꯁꯨꯝꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯁꯦꯜ ꯄꯤꯗꯨꯅ ꯃꯥꯒꯤ ꯍꯤꯡꯈꯣꯜꯗ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯒꯦ ꯍꯥꯏꯕꯅꯤ ꯉꯁꯤ ꯐꯥꯎꯗ ꯂꯥꯏꯕ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯍꯟꯖꯤꯟ ꯍꯥꯏꯖꯔꯕ ꯑꯗꯨ ꯐꯥꯎꯕ ꯆꯥꯎꯊꯣꯏ ꯅꯍꯥꯛꯅ ꯌꯥꯗ꯭ꯔꯕꯀꯣ ꯅꯪꯒꯤ ꯍꯤꯡꯈꯣꯜ ꯑꯁꯤꯗꯤ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯑꯩꯅ ꯁꯣꯏꯗꯅ ꯃꯨꯟꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯕꯗꯨ ꯌꯥꯝ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤꯅꯅ ꯂꯩꯖꯔꯝꯕ ꯈꯨꯜꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯃꯥꯌꯣꯛꯅꯔꯝꯃꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯧ ꯍꯤꯡꯈꯣꯜꯁꯤꯡ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯅ ꯋꯥꯅ ꯊꯥꯖꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯄꯠꯁꯤꯜꯂꯛꯇꯨꯅ ꯑꯃꯠꯇ ꯂꯧꯕ ꯌꯥꯗꯅ ꯃꯥꯡꯂꯝꯃꯤ ꯈꯨꯟꯖꯥ ꯑꯇꯩꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨ ꯄꯠꯇꯨꯅ ꯃꯥꯡꯈ꯭ꯔꯕꯁꯨ ꯆꯥꯎꯊꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯥꯟꯅꯒꯨꯝꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯃꯍꯩ ꯃꯔꯣꯡ ꯆꯨꯝꯅ ꯑꯗꯨꯃꯛ ꯄꯥꯜꯂꯝꯃꯤ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯣꯏꯔꯛꯂꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤ ꯈꯨꯜꯗꯨꯒꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯈꯔ ꯑꯍꯜ ꯑꯣꯏꯔꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕꯗ ꯈꯟꯕ ꯂꯥꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯇꯤꯜꯂꯤꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝꯁꯨ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ ꯈꯨꯜ ꯑꯁꯤꯗ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯥ ꯃꯁꯤꯡꯅ ꯂꯣꯏꯅ ꯄꯠꯇꯨꯅ ꯃꯥꯡꯂꯦ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯥꯎꯊꯣꯏꯒꯤ ꯈꯨꯠ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯈꯜꯂꯤꯕꯅꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯁꯥꯎꯗꯨꯅ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯂꯥꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯍꯦꯟꯅ ꯁꯥꯎꯕ ꯍꯦꯟꯒꯠꯅꯔꯛꯂꯝꯃꯤ ꯈꯨꯟꯖꯥ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯈꯨꯟꯖꯥ ꯃꯌꯥꯝ ꯈꯨꯔꯥ ꯂꯥꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯆꯨꯝꯒꯅꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯧ ꯍꯤꯡꯈꯣꯜ ꯄꯨꯝꯅꯃꯛ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯤ ꯃꯁꯤꯗ ꯃꯥꯡꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯆꯥꯎꯊꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯁꯤ ꯈꯛꯇꯅꯤ ꯈꯨꯟꯖꯥ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕ ꯈꯨꯜ ꯑꯁꯦ ꯃꯁꯥꯒꯤꯗ ꯈꯟꯕ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯆꯥꯎꯊꯣꯏ ꯃꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯗꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯍꯧꯖꯤꯛ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯆꯠꯇꯨꯅ ꯆꯥꯎꯊꯣꯏꯒꯤ ꯍꯤꯡꯈꯣꯜꯗ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯗꯨꯕꯨꯁꯨ ꯇꯨꯝꯅ ꯃꯥꯡ ꯇꯥꯛꯍꯜꯂꯁꯤ ꯁꯥꯎꯕꯒꯤ ꯃꯌꯥꯏꯅ ꯑꯐ ꯐꯠꯇ ꯈꯪꯗ꯭ꯔꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯄꯦꯟꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯅꯔꯛꯏ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯈꯨꯜꯗꯨꯒꯤ ꯁꯦꯜ ꯄꯥꯏꯕ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯂꯥꯏꯕꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯄꯪꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯁꯤꯗꯤ ꯑꯩꯅ ꯆꯥꯎꯊꯣꯏꯕꯨ ꯃꯥꯡꯅꯕ ꯍꯥꯏꯖꯤꯜꯂꯤꯕ ꯋꯥꯁꯤꯗ ꯇꯁꯦꯡꯅ ꯊꯥꯖꯔꯕ ꯃꯥꯜꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯔꯤ ꯇꯁꯦꯡꯕꯗꯤ ꯂꯥꯏꯕꯅ ꯆꯥꯎꯊꯣꯏꯕꯨ ꯀꯜꯂꯛꯄꯗꯒꯤ ꯑꯃꯗꯤ ꯆꯥꯎꯊꯣꯏꯒꯤ ꯂꯩꯍꯥꯎ ꯐꯕ ꯍꯤꯡꯈꯣꯜ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯄꯥꯝꯕꯗꯒꯤ ꯆꯥꯎꯊꯣꯏꯕꯨ ꯃꯥꯡꯅꯕ ꯁꯤꯜꯂꯤꯕꯅꯤ ꯈꯨꯜ ꯑꯗꯨꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯊꯧꯗꯣꯛ ꯑꯁꯤ ꯆꯥꯎꯊꯣꯏꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯖꯤꯟꯗꯨꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯈꯨꯟꯖꯥꯁꯤꯡꯗ ꯑꯣꯏꯗꯕ ꯍꯥꯏꯖꯤꯟꯗꯨꯅ ꯆꯥꯎꯊꯣꯏꯕꯨ ꯃꯥꯡꯅꯕ ꯁꯤꯜꯂꯤꯕꯅꯤ ꯃꯕꯨꯛ ꯐꯠꯇꯕ ꯂꯥꯏꯕꯅ
ꯈꯣꯏꯁꯥꯎꯅꯔꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯗ ꯑꯐꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ꯫ ꯃꯁꯥꯒꯤꯗ ꯈꯟꯕ ꯆꯥꯎꯊꯣꯏ꯫ ꯃꯥꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯕꯨ ꯑꯋꯥꯕ ꯇꯥꯍꯜꯂꯕꯁꯨ ꯑꯩꯈꯣꯏꯅꯗꯤ ꯃꯍꯥꯛꯄꯨ ꯍꯦꯛꯇ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯑꯗꯨ ꯃꯁꯥꯅ ꯌꯥꯖꯗꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯍꯟꯁꯤ꯫ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯂꯥꯏꯕꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯑꯗꯨꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝꯁꯨ ꯂꯥꯏꯕꯅ ꯍꯥꯏꯕ ꯑꯗꯨꯕꯨ ꯌꯥꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯅꯨꯄꯥ ꯑꯃꯅ ꯂꯥꯏꯕꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯈꯨꯔꯥ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯦ ꯍꯥꯏꯕꯅꯣ? ꯈꯨꯔꯥꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯂꯥꯏꯕꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏ ꯅꯍꯥ ꯈꯔ ꯆꯠꯇꯨꯅ ꯆꯥꯎꯊꯣꯏꯗꯣ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯁꯪꯂꯦꯟꯗ ꯄꯨꯗꯨꯅ ꯂꯥꯛꯎ꯫ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯁꯪꯂꯦꯟꯗ ꯃꯁꯥꯅ ꯇꯧꯖꯈꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯃꯁꯥꯅ ꯂꯥꯜꯂꯦ ꯍꯥꯏꯖꯍꯟꯁꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯥꯎꯊꯣꯏ ꯃꯆꯥꯅꯨꯄꯤ ꯂꯤꯡꯖꯦꯜꯒ ꯃꯈꯣꯏ ꯑꯅꯤ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯨꯟꯖꯥ ꯅꯨꯄꯥ ꯈꯔ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯆꯥꯎꯊꯣꯏꯅ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅ ꯂꯥꯛꯂꯤꯕ ꯈꯨꯟꯖꯥ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ? ꯈꯨꯟꯖꯥ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯈꯨꯜ ꯑꯁꯤꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯋꯥꯅ ꯊꯥꯖꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯅꯃꯛ ꯄꯠꯇꯨꯅ ꯃꯥꯡꯂꯕꯁꯨ ꯇꯥꯗꯒꯤ ꯏꯪꯈꯣꯜꯗꯤ ꯀꯔꯤꯁꯨ ꯁꯣꯛꯇ꯭ꯔꯕꯅꯤꯅ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥꯕ ꯇꯥꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯒꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯃꯈꯩ ꯏꯪꯈꯣꯜ ꯁꯨꯗꯨꯅ ꯂꯩꯊꯣꯛꯄꯤꯔꯤ꯫ ꯈꯨꯟꯖꯥ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯆꯥꯎꯊꯣꯏꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯑꯋꯥꯕ ꯇꯥꯔꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯋꯥꯔꯤꯕ ꯑꯗꯨꯕꯨ ꯃꯇꯦꯡ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯄꯥꯡꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯁꯦ ꯁꯨꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ꯫ ꯈꯨꯟꯖꯥ ꯑꯃꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯇꯥꯗ? ꯈꯨꯜ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯋꯥ ꯈꯟꯅꯕ ꯑꯗꯨ ꯐꯥꯎ ꯂꯥꯛꯇꯕ ꯃꯈꯩ ꯏꯪꯈꯣꯜ ꯁꯨꯗꯨꯅ ꯂꯩꯊꯣꯛꯄꯤꯔꯤꯕ ꯇꯥꯗꯅ ꯑꯋꯥꯕ ꯇꯥꯔꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯏꯪꯈꯣꯜ ꯁꯨꯔꯤꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕꯅꯣ? ꯆꯥꯎꯊꯣꯏꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯅ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯄꯨꯊꯣꯛꯆꯔꯤꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯦ ꯑꯋꯥꯕ ꯇꯥꯔꯕ ꯈꯨꯟꯖꯥꯁꯤꯡꯗ ꯄꯤꯕ ꯉꯝꯅꯅꯕꯅꯤ ꯑꯩꯅ ꯃꯤꯌꯥꯝꯒꯤ ꯋꯥ ꯇꯥꯅꯕꯗꯨꯗ ꯂꯥꯛꯆꯕꯗꯨ꯫ ꯑꯗꯨꯒ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯋꯥ ꯈꯟꯅꯩ ꯍꯥꯏꯕꯗꯨꯁꯨ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯈꯨꯟꯖꯥ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯁꯤꯗ ꯑꯩꯈꯣꯏ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕ ꯂꯥꯛꯄ ꯅꯠꯇꯦ ꯇꯥꯗ꯫ ꯈꯨꯜꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯪꯂꯦꯟꯗ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯒ ꯂꯣꯏꯅꯗꯨꯅ ꯆꯠꯁꯤ ꯑꯗꯨꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯁꯤ꯫ ꯆꯥꯎꯊꯣꯏꯗꯨ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯅ ꯆꯠꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯆꯥꯎꯊꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯂꯤꯡꯖꯦꯜꯗ ꯃꯃꯥꯕꯨꯁꯨ ꯄꯨꯗꯨꯅ ꯈꯨꯜꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯪꯂꯦꯟꯗ ꯂꯥꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯆꯥꯎꯊꯣꯏꯒꯗꯨ ꯆꯠꯈ꯭ꯔꯤ꯫ ꯂꯤꯡꯖꯦꯜꯁꯨ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯃꯌꯨꯝꯗ ꯀꯥꯔꯛꯄ ꯑꯗꯨꯗ ꯃꯃꯥ ꯇꯣꯝꯕꯤꯔꯩꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯏꯆꯥꯅ ꯉꯟꯇꯥ ꯀꯥꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯂꯤꯡꯖꯦꯜꯅ ꯃꯃꯥ ꯇꯣꯝꯕꯤꯔꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ, ꯄꯥꯕꯒ ꯑꯩꯒꯅ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯨꯟꯖꯥ ꯈꯔ ꯂꯥꯛꯇꯨꯅ ꯄꯥꯕꯕꯨ ꯈꯨꯜꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯪꯂꯦꯟꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯄꯥꯕꯅ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯅꯕ ꯍꯥꯏꯔꯝꯕꯗꯒꯤ ꯑꯩ ꯏꯃꯥꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯂꯤꯡꯖꯦꯜꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯃꯥ ꯇꯣꯝꯕꯤꯔꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯃꯛ ꯏꯃꯥ ꯏꯆꯥꯁꯨ ꯈꯨꯜꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯪꯂꯦꯟ ꯑꯗꯨꯗ ꯆꯠꯁꯤ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯅꯪꯒꯤ ꯄꯥꯕꯕꯨ ꯄꯨꯈ꯭ꯔꯤꯕꯗꯣ ꯏꯃꯥ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯔꯩ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯂꯤꯡꯖꯦꯜꯒ ꯄꯨꯟꯅ ꯈꯨꯜꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯪꯂꯦꯟ ꯑꯗꯨ ꯇꯝꯅ ꯆꯠꯈꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒ ꯆꯥꯎꯊꯣꯏꯒꯁꯨ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯪꯂꯦꯟꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯆꯥꯎꯊꯣꯏꯕꯨ ꯎꯕꯗ ꯈꯣꯏꯁꯥꯎꯅꯔꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯆꯥꯎꯊꯣꯏꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯕꯨꯛ ꯐꯠꯇꯕ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯋꯥꯡꯖꯕ ꯂꯥꯏꯕꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯂꯥꯏꯕ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯆꯥꯎꯊꯣꯏ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯂꯥꯏꯕ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯦꯜ ꯄꯥꯏꯕ ꯀꯅꯥꯁꯨ ꯂꯩꯕ ꯌꯥꯔꯣꯏ꯫ ꯂꯥꯏꯕ ꯑꯩꯅ ꯃꯔꯨ ꯐꯪꯅ ꯃꯥꯡ ꯇꯥꯛꯍꯟꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯕ ꯑꯗꯨ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯤ꯫ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯕ ꯆꯥꯎꯊꯣꯏꯕꯨ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯁꯥꯒꯤꯗ ꯈꯟꯕ ꯂꯥꯏꯕ ꯃꯍꯥꯛꯅ ꯈꯨꯟꯖꯥꯁꯤꯡꯗ ꯑꯣꯏꯗꯕ ꯀꯌꯥ ꯍꯥꯏꯖꯤꯟꯗꯨꯅ ꯈꯣꯏꯁꯥꯎꯅꯔꯕ ꯈꯨꯟꯖꯥꯁꯤꯡꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯆꯥꯎꯊꯣꯏꯕꯨ ꯐꯨꯔꯤꯕ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯂꯥꯏꯕꯅ ꯈꯥꯝꯖꯤꯜꯂꯝꯃꯤ꯫ ꯃꯌꯥꯝ, ꯆꯥꯎꯊꯣꯏꯕꯨ ꯐꯨꯔꯤꯕꯗꯨ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯨ꯫ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯃꯁꯥꯒꯤ ꯃꯔꯥꯜ ꯑꯗꯨ ꯃꯁꯥꯅ ꯌꯥꯖꯍꯟꯁꯤ꯫ ꯂꯥꯏꯕꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ
ꯆꯥꯎꯊꯣꯏꯕꯨ ꯐꯨꯔꯝꯂꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯆꯥꯎꯊꯣꯏꯕꯨ ꯐꯨꯕ ꯂꯦꯞꯈ꯭ꯔꯦ꯫ ꯂꯥꯏꯕꯅ ꯆꯥꯎꯊꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯆꯥꯎꯊꯣꯏ, ꯈꯨꯜ ꯑꯁꯤꯗ ꯈꯨꯟꯖꯥꯁꯤꯡꯅ ꯋꯥꯅ ꯊꯥꯖꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯥꯡ ꯇꯥꯛꯍꯜꯂꯤꯕ ꯑꯁꯦ ꯅꯪ ꯅꯁꯥꯅ ꯇꯧꯕꯅꯦ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯧ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯕꯨ ꯑꯋꯥꯐꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯀꯟꯕꯤꯒꯅꯤ꯫ ꯈꯨꯟꯖꯥ ꯀꯅꯥꯒꯤ ꯃꯐꯝꯗ ꯅꯣꯡꯃꯇ ꯀꯥꯏꯖꯔꯛꯇ꯭ꯔꯤꯕ ꯆꯥꯎꯊꯣꯏꯗꯨ ꯂꯥꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯝꯗꯦ꯫ ꯆꯥꯎꯊꯣꯏꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯃꯥꯡꯅꯕ ꯀꯔꯤꯁꯨ ꯁꯤꯟꯈꯤꯕ ꯂꯩꯇꯦ꯫ ꯈꯨꯜ ꯑꯁꯤꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗ ꯑꯩꯅ ꯊꯣꯛꯍꯟꯕ ꯅꯠꯇꯦ꯫ ꯆꯥꯎꯊꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯕꯗꯨ ꯁꯥꯎꯔꯛꯇꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ꯫ ꯆꯥꯎꯊꯣꯏ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯇꯨꯅ ꯈꯨꯜꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯦ ꯈꯟꯕ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛꯅꯤ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯋꯥꯟ ꯊꯥꯖꯕ ꯃꯍꯩ ꯃꯔꯣꯡ ꯀꯌꯥꯕꯨ ꯎꯕꯗ ꯀꯜꯂꯛꯄ ꯐꯥꯎꯕ ꯃꯃꯤꯠ ꯑꯁꯤ ꯍꯥꯟꯅ ꯇꯥꯡꯍꯟꯖꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯂꯥꯏꯕꯅ ꯀꯔꯤꯒꯨꯝꯕ ꯃꯍꯤ ꯑꯃ ꯄꯨꯊꯣꯛꯂꯒ ꯆꯥꯎꯊꯣꯏꯒꯤ ꯃꯃꯤꯠ ꯑꯅꯤꯗ ꯃꯍꯤ ꯑꯗꯨꯕꯨ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯆꯥꯎꯊꯣꯏꯗꯨ ꯃꯃꯤꯠꯇ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯍꯤ ꯑꯃ ꯍꯩꯖꯤꯜꯂꯛꯄ ꯑꯗꯨꯅ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯖꯩ꯫ ꯇꯣꯝꯕꯤꯔꯩ ꯑꯃꯗꯤ ꯂꯤꯡꯖꯦꯜ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯪꯂꯦꯟ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯄꯥꯕꯨꯡ ꯆꯥꯎꯊꯣꯏꯗꯨ ꯂꯥꯏꯔꯦꯝꯕꯤꯒꯤ ꯂꯥꯏꯁꯪ ꯃꯃꯥꯡꯃꯛꯇꯗ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯆꯥꯎꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯇꯣꯝꯕꯤꯔꯩ ꯀꯞꯅ ꯀꯞꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈꯤꯗꯨꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯤꯔꯤꯕꯅꯣ? ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ꯫ ꯐꯠꯇꯕ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯕ ꯃꯕꯨꯛ ꯁꯦꯡꯗꯕ ꯍꯨꯔꯥꯟꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒ ꯑꯃꯨꯛ ꯍꯟꯅ ꯅꯛꯁꯤꯟꯅꯒꯅꯨ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯦ ꯉꯁꯤꯗꯒꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒ ꯁꯣꯛꯅ ꯁꯝꯅꯕꯁꯨ ꯌꯥꯔꯣꯏ꯫ ꯈꯨꯟꯖꯥ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯋꯥꯅ ꯊꯥꯖꯕ ꯃꯍꯩ ꯃꯔꯣꯡ ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯍꯟꯈ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯍꯤꯡꯈꯣꯜꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨꯁꯨ ꯇꯨꯝꯅ ꯃꯥꯡꯍꯜꯂꯁꯤ꯫ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯂꯥꯏꯕꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ꯫ ꯍꯨꯔꯥꯟꯕ ꯅꯨꯄꯥꯁꯤꯒꯤ ꯃꯌꯨꯝꯗ ꯄꯩꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯍꯩ ꯃꯔꯣꯡ ꯄꯨꯝꯅꯃꯛ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯂꯧꯔꯨꯔꯣ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯤꯡꯈꯣꯜ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯂꯥꯏꯕ ꯑꯩꯒꯤ ꯑꯣꯏꯔꯒꯅꯤ꯫ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯌꯥꯔꯣꯏ꯫ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯑꯗꯨ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯝꯕ ꯃꯍꯩ ꯃꯔꯣꯡ ꯄꯨꯝꯕ ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯨꯗꯨꯅ ꯆꯠꯅꯈꯤ꯫ ꯃꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏꯕꯨ ꯇꯣꯝꯕꯤꯔꯩ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯂꯤꯡꯖꯦꯜ ꯑꯅꯤꯅ ꯁꯧꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯂꯩꯖꯕ ꯃꯍꯩ ꯃꯔꯣꯡ ꯄꯨꯝꯕ ꯈꯨꯟꯖꯥꯁꯤꯡꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅ ꯀꯔꯤꯁꯨ ꯂꯦꯝꯍꯧꯗ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯁꯨ ꯃꯃꯤꯠ ꯇꯥꯡꯂꯤ꯫ ꯍꯤꯡꯈꯣꯜꯁꯨ ꯃꯤꯅ ꯃꯨꯟꯕꯤꯈ꯭ꯔꯦ꯫ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡꯁꯨ ꯈꯨꯟꯖꯥꯁꯤꯡꯅ ꯂꯣꯏꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯁꯣꯛꯅ ꯁꯝꯅꯕꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯐꯪꯕ ꯄꯥꯟ ꯃꯥꯏꯔꯦꯟ ꯐꯨꯠꯇꯨꯅ ꯆꯥꯔꯒ ꯃꯃꯥ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥꯅ ꯍꯤꯡꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯆꯥꯎꯊꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯗꯨꯁꯨ ꯃꯕꯨꯛ ꯐꯠꯇꯕ ꯂꯥꯏꯕꯅ ꯃꯥꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯥꯗꯗꯨꯅ ꯍꯤꯡꯈꯣꯜ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯆꯥꯎꯊꯣꯏꯒꯤ ꯏꯃꯨꯡꯁꯨ ꯈꯨꯟꯖꯥ ꯀꯅꯥ ꯑꯃꯠꯇꯅ ꯁꯣꯛꯅ ꯁꯝꯅꯕꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯤꯡꯖꯦꯜꯗꯨ ꯃꯄꯥꯕꯨꯡ ꯆꯥꯎꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯕꯥꯕꯥ, ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯋꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯒꯅꯤ? ꯑꯁꯨꯛ ꯋꯥꯅ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗꯅ ꯂꯦꯟꯕ ꯄꯨꯟꯁꯤꯁꯦ ꯅꯆꯥꯗꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯂꯤꯡꯖꯦꯜꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯊꯣꯏꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯒꯤ ꯂꯤꯡꯖꯦꯜ, ꯏꯄꯥꯒꯤ ꯃꯤꯠ ꯑꯅꯤꯁꯦ ꯍꯥꯟꯅꯒꯨꯝꯅ ꯎꯔꯝꯂꯕꯗꯤ ꯏꯆꯥꯒ ꯅꯃꯥꯒ ꯅꯈꯣꯏ ꯑꯅꯤ ꯅꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯂꯝꯒꯗꯕꯅꯤꯀꯣ꯫ ꯂꯤꯡꯖꯦꯜ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯄꯥꯕꯨꯡꯅ ꯀꯞꯄ ꯑꯗꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯄꯥꯕꯨꯡꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯗꯨ ꯎꯔꯒ ꯂꯤꯡꯖꯦꯜꯁꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯂꯤꯡꯖꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯅ ꯑꯗꯨꯝꯅ ꯀꯞꯄꯗꯣ ꯄꯛꯆꯗꯦ꯫ ꯄꯥꯕꯗꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯕ ꯑꯗꯨꯅ ꯍꯦꯟꯅ ꯄꯛꯆꯩ꯫ ꯄꯥꯕꯒꯤꯗꯃꯛꯇ ꯏꯃꯥꯁꯨ ꯂꯩꯔꯤ, ꯅꯆꯥꯏꯁꯨ ꯂꯩꯔꯤ꯫ ꯄꯥꯕ,
ꯀꯔꯤꯁꯨ ꯋꯥꯒꯅꯣ ꯆꯥꯎꯊꯣꯏ ꯀꯞꯂꯝꯕꯗꯨ ꯇꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯃꯥꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯅꯃꯥꯒꯤ ꯃꯈꯣꯜ ꯇꯥꯗꯦꯅ ꯃꯄꯥꯕꯨꯡꯕꯨ ꯊꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯅꯕꯅꯦ ꯍꯥꯏꯗꯨꯅ ꯂꯤꯡꯖꯦꯜꯅ ꯐꯥꯒꯤ ꯇꯧꯔꯛꯏ ꯕꯥꯕꯥ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯕꯗ ꯂꯩꯕ ꯉꯝꯗ꯭ꯔꯕꯣ ꯏꯃꯥꯗꯣ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯈꯤꯕꯅꯤ ꯆꯪꯉꯛꯂꯅꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯆꯥꯎꯊꯣꯏꯁꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯅꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯕꯁꯦ ꯏꯄꯥ ꯅꯨꯡꯉꯥꯏꯇꯦꯅ ꯂꯤꯡꯖꯦꯜ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯕꯤꯔꯩꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯏꯃꯥꯒꯤ ꯂꯤꯡꯖꯦꯜ ꯅꯄꯥꯕꯨꯡꯒ ꯅꯈꯣꯏ ꯑꯅꯤꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯅꯕꯒꯤꯅꯣ ꯂꯤꯡꯖꯦꯜꯅ ꯃꯃꯥ ꯇꯣꯝꯕꯤꯔꯩꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯄꯥꯕꯁꯦ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯕꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯄꯥꯕꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯣ ꯑꯃꯨꯛꯇ ꯇꯥꯍꯜꯂꯣ ꯂꯤꯡꯖꯦꯜꯗꯣ ꯃꯄꯥꯕꯨꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯂꯥꯛꯂꯕꯅꯤꯅ ꯏꯃꯥꯒ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯣ ꯑꯩ ꯃꯥꯏꯔꯦꯟ ꯑꯃ ꯂꯩꯕꯗꯣ ꯑꯃꯨꯛꯇ ꯐꯨꯠꯂꯨꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯡꯖꯦꯜꯗꯣ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯥꯏꯔꯦꯜ ꯑꯃꯈꯛ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯐꯨꯠꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯏꯒꯤ ꯊꯣꯡꯗꯨ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯛꯂꯝꯃꯤ ꯂꯤꯡꯖꯦꯜꯗꯨ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯜꯂꯕ ꯐꯤꯖꯦꯠ ꯐꯤꯀꯥꯏ ꯁꯦꯠꯄ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯤꯡꯖꯦꯜꯅ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯏꯕꯣꯛ ꯅꯁꯨꯒꯤ ꯌꯨꯝꯗ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯤꯕꯅꯣ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯁꯨ ꯅꯨꯄꯤ ꯅꯕꯣꯛꯁꯦ ꯀꯔꯤꯒꯨꯝꯕꯤ ꯑꯃꯇ ꯆꯥꯔꯛꯇꯕ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯑꯩꯕꯨ ꯀꯔꯤꯒꯨꯝꯕ ꯆꯥꯅꯕ ꯈꯔꯗꯪ ꯄꯤꯖꯕꯤꯌꯨꯕ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯤꯡꯖꯦꯜ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯂꯤꯡꯖꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯣꯛ ꯅꯁꯨꯒꯤꯗꯤ ꯆꯥꯅꯅꯕ ꯑꯍꯥꯎ ꯑꯊꯨꯝ ꯀꯔꯤꯁꯨ ꯂꯩꯇꯦ ꯅꯁꯨꯅ ꯐꯨꯠꯂꯤꯕ ꯃꯥꯏꯔꯦꯟ ꯑꯁꯤ ꯑꯣꯏꯅ ꯆꯥꯔꯣ ꯑꯕꯣꯛ ꯂꯤꯡꯖꯦꯜꯅ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯃꯄꯥꯟꯗ ꯃꯆꯥꯅꯨꯄꯤꯒ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯇꯣꯝꯕꯤꯔꯩ ꯑꯅꯤꯅꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯕꯤꯔꯝꯃꯤ ꯂꯤꯡꯖꯦꯜꯅ ꯄꯨꯊꯣꯔꯛꯈꯤꯕ ꯃꯥꯏꯔꯦꯜ ꯑꯐꯨꯠꯄ ꯑꯗꯨ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯗ ꯂꯣꯏꯅ ꯄꯤꯖꯊꯣꯛꯂꯝꯃꯤ ꯃꯥꯏꯔꯦꯜ ꯑꯐꯨꯠꯄ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯁꯨ ꯅꯨꯄꯤ ꯉꯁꯤ ꯏꯁꯨꯅ ꯅꯕꯣꯛ ꯑꯩꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯁꯤꯕꯨ ꯀꯣꯛꯍꯟꯕꯤꯔꯦ ꯏꯁꯨꯒꯤ ꯏꯃꯨꯡ ꯑꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯑꯣꯏꯖꯔꯣꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨ ꯃꯈꯣꯏ ꯃꯄꯥ ꯃꯃꯥ ꯃꯆꯥ ꯑꯍꯨꯝ ꯑꯗꯨ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯦꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯤꯡꯖꯦꯜꯅ ꯇꯨꯝꯕ ꯌꯥꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕ ꯌꯨꯝ ꯃꯅꯨꯡ ꯑꯗꯨ ꯆꯥꯅ ꯊꯛꯅꯕ ꯃꯍꯩ ꯃꯔꯣꯡ ꯀꯌꯥ ꯑꯃꯅ ꯄꯤꯛꯊꯟꯕ ꯃꯈꯩ ꯂꯩꯔꯝꯃꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯂꯤꯡꯖꯦꯜ ꯃꯄꯥꯕꯨꯡ ꯆꯥꯎꯊꯣꯏꯒꯤ ꯅꯥꯛꯇ ꯆꯪꯉꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕꯥꯕꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯑꯃ ꯄꯩꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯅꯆꯥꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯆꯥꯎꯊꯣꯏꯅ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯂꯤꯡꯖꯦꯜ ꯃꯄꯨ ꯃꯍꯥꯛꯅ ꯏꯄꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯑꯗꯨꯕꯨ ꯎꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯂꯁꯅꯨ ꯍꯥꯏꯅ ꯊꯧꯖꯥꯟꯕꯤꯔꯦ ꯂꯤꯡꯖꯦꯜꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯆꯔꯥ ꯍꯦꯜꯂꯔꯣꯏꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯡꯖꯦꯜꯅ ꯃꯄꯥꯕꯨꯡ ꯆꯥꯎꯊꯣꯏꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯖꯩ ꯃꯄꯥꯕꯨꯡ ꯆꯥꯎꯊꯣꯏꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯄꯥꯒꯤ ꯂꯤꯡꯖꯦꯜ ꯉꯁꯤꯗꯒꯤꯗꯤ ꯅꯃꯥ ꯅꯆꯥꯁꯨ ꯅꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯂꯅꯤ ꯈꯟꯕꯗ ꯏꯄꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯂꯤꯡꯖꯦꯜꯗꯨ ꯊꯣꯛꯈ꯭ꯔꯦ ꯃꯇꯝ ꯀꯨꯏꯅ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯂꯛꯇ꯭ꯔꯕ ꯃꯈꯣꯏ ꯃꯄꯥ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯗꯨ ꯂꯩꯔꯝꯂꯤꯕ ꯃꯍꯩ ꯃꯔꯣꯡ ꯑꯗꯨꯕꯨ ꯊꯣꯡꯗꯨꯅ ꯃꯕꯨꯛ ꯊꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯅꯣꯡꯃ ꯅꯣꯡꯃ ꯑꯁꯨꯝ ꯍꯧꯈꯤ ꯆꯥꯎꯊꯣꯏꯒꯤ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯌꯥꯝꯅ ꯐꯔꯕ ꯃꯕꯨꯛ ꯐꯠꯇꯕ ꯂꯥꯏꯕꯅ ꯃꯨꯟꯕꯤꯈ꯭ꯔꯕ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯊꯥꯔꯤꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯄꯠꯇꯨꯅ ꯃꯥꯡꯁꯤꯜꯂꯛꯂꯝꯃꯤ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯆꯥꯅ ꯊꯛꯅꯕ ꯂꯩꯇꯕꯅ ꯑꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ
ꯃꯕꯨꯛ ꯐꯠꯇꯕ ꯂꯥꯏꯕꯅ ꯃꯥꯒꯤ ꯃꯤ ꯑꯣꯏꯔꯤꯕ ꯈꯣꯃꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯣꯃꯩ, ꯑꯩꯅ ꯅꯝꯗꯨꯅ ꯃꯨꯜꯂꯕ ꯆꯥꯎꯊꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯁꯤꯁꯨ ꯑꯇꯩ ꯈꯨꯟꯖꯥꯁꯤꯡꯒꯤ ꯍꯤꯡꯈꯣꯜꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯄꯠꯇꯨꯅ ꯃꯥꯡꯈꯤꯕ ꯑꯗꯨꯒꯨꯝꯅ ꯂꯣꯏꯅ ꯃꯥꯡꯂꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯆꯥꯎꯊꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯁꯤꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯇꯨꯅ ꯆꯥꯕꯅꯤꯗꯣ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯤꯡꯈꯣꯜ ꯑꯁꯤꯗ ꯊꯥꯔꯤꯕ ꯃꯍꯩ ꯃꯔꯣꯡ ꯄꯨꯝꯕ ꯄꯠꯇꯨꯅ ꯃꯥꯡꯂꯕꯅꯤꯅ ꯆꯥꯅꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯍꯥꯏꯕꯗꯨꯅꯤ꯫ ꯈꯣꯃꯩꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯈꯨꯔꯥ, ꯑꯩꯅ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤ꯫ ꯂꯥꯏꯕꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯍꯥꯏ ꯈꯣꯃꯩ, ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯈꯪꯅꯤꯡꯂꯤꯕ ꯑꯗꯨꯕꯨ? ꯈꯣꯃꯩꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ꯫ ꯈꯨꯔꯥꯅꯗꯤ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯑꯋꯥꯕ ꯊꯧꯗꯣꯛ ꯑꯗꯣ ꯇꯥꯗ ꯆꯥꯎꯊꯣꯏꯅ ꯂꯥꯏ ꯇꯤꯟꯒ ꯁꯝꯅꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯍꯩ ꯃꯔꯣꯡ ꯄꯨꯝꯕ ꯃꯥꯡꯍꯟꯕꯅꯦ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯇꯥꯗ ꯆꯥꯎꯊꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯛꯄꯁꯨ ꯎꯗꯦ꯫ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯈꯨꯟꯖꯥ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯗꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯗꯥꯏꯗꯒꯤ ꯆꯥꯔꯝꯒꯗꯧꯔꯤꯕꯅꯣ? ꯂꯥꯏꯕꯗꯨ ꯈꯣꯃꯩꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯍꯥꯏ ꯈꯣꯃꯩ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯆꯨꯝꯒꯅꯤ꯫ ꯆꯥꯅꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯉꯁꯤ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝꯗ ꯇꯨꯃꯤꯟꯅ ꯆꯠꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯔꯛꯎ꯫ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯂꯥꯏꯕꯅ ꯃꯥꯒꯤ ꯃꯤ ꯑꯣꯏꯔꯤꯕ ꯈꯣꯃꯩꯕꯨ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝꯗ ꯇꯨꯃꯤꯟꯅ ꯊꯥꯔꯝꯃꯤ꯫ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝꯗ ꯆꯥꯅꯕ ꯃꯍꯩ ꯃꯔꯣꯡ ꯃꯌꯥꯝ ꯑꯃ ꯄꯩꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯕ ꯃꯇꯨꯡ ꯈꯣꯃꯩꯗꯨ ꯐꯠꯇ꯭ꯔꯕ ꯂꯥꯏꯕꯒꯤ ꯃꯐꯝꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯨꯅꯕ ꯆꯠꯈꯤ꯫ ꯈꯣꯃꯩꯅ ꯂꯥꯏꯕꯒꯤ ꯃꯐꯝꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯕ ꯃꯇꯨꯡ ꯐꯠꯇ꯭ꯔꯕ ꯂꯥꯏꯕꯅ ꯈꯨꯟꯖꯥ ꯃꯌꯥꯝꯗ ꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯍꯥꯏꯖꯤꯟꯗꯨꯅ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯕꯅ ꯆꯥꯎꯊꯣꯏꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯆꯥꯎꯊꯣꯏ, ꯅꯃꯤꯠ ꯑꯅꯤꯁꯨ ꯑꯃꯠꯇ ꯎꯗ꯭ꯔꯕ, ꯊꯕꯛꯁꯨ ꯀꯔꯤ ꯑꯃꯠꯇ ꯁꯨꯗ꯭ꯔꯕ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯛ ꯌꯥꯝꯂꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯔꯝꯂꯤꯕꯅꯣ? ꯆꯥꯎꯊꯣꯏꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯍꯩ ꯃꯔꯣꯡ ꯃꯌꯥꯝ ꯑꯁꯤꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯤꯕꯨ ꯎꯕꯤꯗꯨꯅ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯅ ꯄꯤꯅꯕꯤꯕꯅꯤ꯫ ꯂꯥꯏꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝꯁꯨ ꯇꯥꯕꯤꯔꯦꯗꯅ ꯆꯥꯎꯊꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ꯫ ꯃꯍꯥꯛ ꯂꯥꯏ ꯇꯤꯟꯒ ꯁꯝꯅꯕ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯍꯟꯕ ꯆꯨꯝꯗꯦ꯫ ꯈꯨꯜ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛꯃꯛ ꯃꯉꯛꯁꯝ ꯑꯁꯤ ꯄꯥꯏꯗꯨꯅ ꯏꯟꯊꯣꯛꯈꯤꯁꯤ꯫ ꯑꯄꯪꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯂꯥꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯆꯥꯎꯊꯣꯏꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯕ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯂꯤꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯕ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤ ꯑꯗꯨ ꯈꯨꯜꯗꯨꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦ ꯑꯄꯪꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝ, ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯥꯁꯤꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯣꯠꯄꯤꯕꯒꯤꯗꯃꯛꯇ ꯅꯈꯣꯏ ꯄꯨꯝꯕ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯂꯣꯏꯅ ꯑꯣꯜꯂꯣ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯐꯠꯇ꯭ꯔꯕ ꯂꯥꯏꯕꯒꯤ ꯋꯥ ꯂꯧꯗꯨꯅ ꯆꯥꯎꯊꯣꯏꯕꯨ ꯐꯨꯕ ꯈꯨꯟꯖꯥꯁꯤꯡꯗꯨ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯂꯣꯏꯅ ꯑꯣꯟꯈꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯆꯥꯎꯊꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯅꯁꯥꯒꯤ ꯑꯣꯏꯖꯕ ꯈꯟꯗꯅ ꯅꯪꯅ ꯋꯥꯅ ꯍꯣꯠꯅꯖꯕ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯒꯤ ꯍꯤꯡꯈꯣꯜ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤꯁꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯗꯕꯅꯤ꯫ ꯃꯁꯥꯒꯤꯗ ꯈꯟꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯊꯕꯛ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯗ ꯊꯥꯔꯤꯕ ꯃꯍꯩ ꯃꯔꯣꯡ ꯄꯨꯝꯅꯃꯛ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯄꯠꯇꯨꯅ ꯃꯥꯡꯍꯟꯕꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯑꯗꯨ ಮಿತಂ ꯑꯣꯟꯈ꯭ꯔꯕ ಅಪಂಗ ಖುಂಜಾಸಿಂಗ್ ಅದꯨꯅꯁꯨ ಲೋಯ್ನ ತಾರಿಬನಿ. ಲಾಯ್ರೆಂಬಿ ಅದುನ ಅಮುಕ್ ಮಖಾ ತಾರಿ'i. ಲಾಯ್ರೆಂಬಿ ಐನ ಸೋಲಬಿ ꯆꯪꯅꯤꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯆꯥꯡꯌꯦꯡ ꯀꯌꯥ ꯇꯧꯈꯤ. ꯑꯗꯨꯕꯨ ꯈꯨꯟꯖꯥ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯇꯧꯔꯛꯈꯤꯗꯦ. ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯃꯕꯨꯛ ꯊꯟꯅ ꯆꯥꯅꯕ ꯐꯥꯎꯕ ꯂꯩꯇ꯭ꯔꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤꯅ ꯇꯧꯕꯤꯈꯤ. ꯃꯈꯣꯏꯅ ꯆꯥꯒꯗꯕ ꯑꯗꯣ ꯂꯥꯏꯔꯦꯝꯕꯤ ꯑꯩꯉꯣꯟꯗ ꯄꯤꯖꯈꯤ. ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯏꯃꯨꯡ ꯑꯁꯤꯕꯨ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯤꯒꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯆꯥꯎꯊꯣꯏꯒꯤ ꯃꯁꯥꯗ ꯅꯥꯟꯊꯕꯤꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯃꯃꯤꯠ ꯇꯥꯡꯂꯨꯔꯕ ꯆꯥꯎꯊꯣꯏ ꯑꯗꯨ ꯃꯃꯤꯠ ꯑꯅꯤꯃꯛ ꯎꯔꯛꯂꯝꯃꯤ. ꯆꯥꯎꯊꯣꯏꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ. ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯅꯍꯥꯛꯅ ꯃꯤꯇꯝ ꯑꯣꯜꯂꯕ ꯑꯩꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯨ ꯍꯥꯟꯅꯒꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕꯤꯌꯨ.
ꯆꯥꯎꯊꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯍꯥꯛꯄꯨ ꯃꯥꯡꯅꯕꯇ ꯇꯧꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯨ ꯑꯃꯨꯛ ꯀꯟꯕ ꯄꯥꯝꯂꯤꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ? ꯆꯥꯎꯊꯣꯏꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯇꯥꯏꯕꯪ ꯑꯁꯤꯗ ꯁꯣꯏꯗꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕꯗꯣ ꯁꯦꯝꯗꯣꯛꯆꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯇꯪꯗꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯅꯍꯥꯛꯅ ꯄꯤꯕꯤꯌꯨ꯫ ꯆꯥꯎꯊꯣꯏꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯤꯇꯝ ꯑꯣꯜꯂꯨꯔꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯄꯤꯗꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟꯍꯟꯕꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯈꯨꯜꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯃꯅ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯧ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯒꯤ ꯃꯥꯡꯅꯕ ꯈꯜꯂꯛꯄ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤꯇꯝ ꯑꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯨꯜꯗꯨꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯎꯊꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯗꯨꯕꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯆꯥꯎꯊꯣꯏꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯑꯗꯨ ꯊꯥꯗꯣꯛꯅꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯈꯨꯜ ꯑꯗꯨꯗ ꯊꯥꯖꯔꯤꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯗꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯄꯤꯅꯤꯡꯂꯤꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯄꯥꯎꯖꯦꯜ ꯑꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯍꯟꯊꯅ ꯈꯛꯌꯦꯡꯕꯤꯔꯣꯏꯗꯕꯅꯤ꯫ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ꯫ ꯑꯗꯣꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯅ ꯇꯦꯡꯕꯥꯡꯕꯤꯕ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯃꯉꯥꯜ ꯑꯃ ꯐꯪꯖꯒꯗꯧꯔꯤꯕꯅꯤ꯫ ꯊꯥꯏꯅꯒꯤ ꯃꯇꯝ ꯑꯃꯗ ꯂꯩꯕꯥꯛ ꯑꯃ ꯁꯟꯒ ꯃꯤꯒ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯡꯊꯣꯛꯂꯤꯕ ꯀꯨꯝꯍꯩ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯇꯩꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯤꯡ ꯆꯠꯂꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯌꯥꯁꯨ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯃꯤꯑꯣꯏ ꯃꯁꯤꯡ ꯈꯪꯗꯅ ꯂꯥꯛꯄꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯀꯨꯝꯍꯩ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯁꯦꯅꯥꯄꯇꯤ, ꯍꯟꯗꯛꯀꯤ ꯁꯟꯒ ꯃꯤꯒ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯐꯖꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯈꯪꯅ ꯑꯩꯒ ꯂꯝꯕꯥ ꯑꯣꯏꯕꯗ ꯅꯣꯞꯂꯣꯏꯗꯕ ꯁꯟ ꯂꯥꯕ ꯑꯗꯨ ꯊꯤꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯁꯦꯅꯥꯄꯇꯤꯅ ꯑꯍꯣꯏ ꯅꯤꯡꯊꯧ, ꯑꯩ ꯚꯥꯞ ꯂꯣꯏꯅ ꯇꯥꯖꯔꯤ꯫ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯁꯤ ꯏꯅꯤꯡꯊꯧꯒ ꯂꯝꯕꯥ ꯑꯣꯏꯕꯗ ꯅꯣꯞꯂꯣꯏꯗꯕ ꯁꯟ ꯂꯥꯕ ꯑꯃ ꯊꯤꯔꯛꯎ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩ ꯁꯣꯏꯗꯅ ꯊꯤꯖꯔꯒꯦ꯫ ꯏꯅꯤꯡꯊꯧꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯒꯗꯕ ꯁꯟ ꯂꯥꯕ ꯑꯃ ꯁꯣꯏꯗꯅ ꯄꯨꯖꯔꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯁꯟ ꯂꯣꯏꯕꯁꯤꯡꯕꯨ ꯂꯣꯏꯅ ꯀꯧꯈꯠꯂꯕ ꯇꯨꯡꯗ ꯃꯥꯒꯤ ꯑꯄꯥꯝꯕ ꯁꯟ ꯂꯥꯕ ꯑꯃ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯇꯝꯅ ꯑꯃꯨꯛ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯀꯔꯤꯅꯣ ꯁꯦꯅꯥꯄꯇꯤ, ꯑꯩꯒ ꯂꯝꯕꯥ ꯇꯧꯕꯗ ꯅꯣꯞꯂꯣꯏꯗꯕ ꯁꯟ ꯂꯥꯕ ꯐꯖꯕ ꯑꯃ ꯄꯨꯔꯛꯎ ꯍꯥꯏꯈ꯭ꯔꯒ ꯁꯟ ꯂꯥꯕ ꯍꯅꯨꯕ ꯁꯔꯨ ꯄꯣꯂꯥꯡ ꯃꯥꯟꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯠꯇꯦ꯫ ꯅꯪꯒꯤꯁꯦ ꯅꯤꯡꯊꯧ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯔꯥ ꯁꯦꯅꯥꯄꯇꯤ? ꯅꯠꯇꯦ, ꯏꯅꯤꯡꯊꯧꯒꯤ ꯋꯥꯈꯜ ꯑꯗꯨ ꯑꯣꯟꯅꯔꯤ꯫ ꯏꯅꯤꯡꯊꯧꯅꯗꯤ ꯏꯅꯤꯡꯊꯧꯒ ꯂꯝꯕꯥ ꯑꯣꯏꯕꯗ ꯅꯣꯞꯂꯣꯏꯗꯕ ꯁꯟ ꯂꯥꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯎꯇꯃꯛ ꯇꯥꯛꯄꯤꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯏꯅꯤꯡꯊꯧꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯒꯗꯕ ꯁꯟ ꯂꯥꯕ ꯍꯅꯨꯕꯁꯤ ꯑꯣꯏꯅ ꯄꯨꯖꯔꯛꯂꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯅ ꯀꯔꯤ ꯍꯥꯏꯕ? ꯑꯩꯕꯨ ꯇꯁꯦꯡꯅ ꯎꯁꯤꯠꯇ꯭ꯔꯦ ꯅꯠꯇ꯭ꯔ ꯁꯦꯅꯥꯄꯇꯤ ꯅꯪ? ꯁꯟꯒ ꯃꯤꯒ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗꯤ ꯁꯟ ꯂꯥꯕ ꯐꯖꯕ ꯍꯦꯛ ꯌꯦꯡꯕꯗ ꯇꯨꯞ ꯇꯨꯞꯀ ꯂꯥꯎꯕ ꯑꯗꯨꯒ ꯆꯥꯡꯌꯦꯡꯅꯒꯗꯕꯅꯤ꯫ ꯁꯟ ꯍꯅꯨꯕ ꯑꯁꯤꯒ ꯑꯩꯒ ꯆꯥꯡꯌꯦꯡꯅꯔꯕꯗꯤ ꯑꯩꯕꯨ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯣꯛꯅꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯁꯦꯅꯥꯄꯇꯤꯅ ꯑꯁ, ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯚꯥꯞ ꯇꯥꯈꯤꯗ꯭ꯔꯦꯗ꯫ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯁꯨꯝꯗꯧꯕꯅꯤ꯫ ꯆꯍꯤ 5 ꯁꯨꯔꯤ ꯏꯅꯤꯡꯊꯧꯅ ꯁꯟꯅ ꯑꯗꯨꯝ ꯉꯝꯗꯨꯅ ꯂꯥꯛꯂꯤꯕꯁꯦ꯫ ꯃꯃꯥꯡꯒꯤ ꯆꯍꯤꯗꯤ ꯁꯟ ꯑꯗꯨꯅ ꯀꯣꯠꯂꯒ ꯂꯪꯕꯗꯒꯤ ꯆꯌꯣꯜ ꯀꯌꯥꯅꯣ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯗꯨꯅ ꯂꯩꯈ꯭ꯔꯤꯕ ꯑꯗꯨꯕꯨ ꯑꯗꯨꯁꯨꯝ ꯑꯩꯅ ꯁꯟ ꯍꯅꯨꯕ ꯑꯁꯤꯗꯤ ꯏꯅꯤꯡꯊꯧꯅ ꯌꯥꯝꯅ ꯂꯥꯏꯅ ꯉꯝꯒꯅꯤꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯕ ꯇꯨꯡꯗ ꯄꯨꯔꯛꯂꯤꯕꯁꯤꯗ꯫ ꯅꯤꯡꯊꯧꯅ ꯍꯩ ꯁꯦꯅꯥꯄꯇꯤ, ꯅꯪ ꯌꯥꯔꯦ꯫ ꯆꯤꯟꯍꯥꯏ ꯈꯛꯇꯅꯤ ꯅꯪꯅ ꯐꯔꯤꯕ ꯍꯥꯏꯕꯕꯨ꯫ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇꯗꯤ ꯁꯤꯃ ꯐꯩ ꯍꯥꯏꯕꯁꯦ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯅꯤꯔꯛ ꯍꯟꯅꯗ꯭ꯔꯕꯗꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯂꯩꯇꯦꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯑꯗꯨ ꯂꯥꯟꯃꯤ ꯃꯀꯣꯛꯀ ꯑꯣꯏꯅ ꯁꯟ ꯂꯥꯕ ꯑꯗꯨ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯦꯅꯥꯄꯇꯤꯅ ꯀꯩ ꯊꯣꯛꯆꯩꯅ ꯁꯟ ꯂꯥꯕ ꯐꯖꯕ ꯄꯥꯝꯃꯤ ꯀꯥꯏꯗꯅ ꯑꯩꯅ ꯄꯨꯔꯛꯄ ꯁꯟ ꯂꯥꯕ ꯍꯅꯨꯕꯁꯤ ꯄꯥꯝꯗꯦ ꯀꯥꯏꯅ
ꯁꯟ ꯂꯥꯕ ꯃꯌꯥꯝꯅ ꯐꯨꯅꯕ ꯄꯣꯛꯂꯛꯄ ꯅꯤꯡꯊꯧꯅꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯁꯤ ꯑꯗꯨꯅ ꯁꯟ ꯂꯥꯕꯅ ꯐꯨꯕꯁꯦ ꯏꯅꯤꯡꯊꯧꯒꯤ ꯊꯃꯣꯏꯅ ꯈꯔ ꯄꯦꯟꯐꯥꯠꯇ꯭ꯔ ꯃꯥꯜꯂꯤ ꯑꯗꯨꯅ ꯃꯥꯕꯨ ꯐꯨꯕꯤꯅꯕ ꯁꯟ ꯂꯥꯕꯁꯦ ꯃꯁꯥꯃꯛꯅ ꯊꯤꯕ ꯆꯠꯈ꯭ꯔꯦ ꯐꯔꯦ ꯍꯟꯗꯛꯇꯤ ꯁꯤꯗ꯭ꯔꯃꯛꯁꯨ ꯁꯟ ꯂꯥꯕꯅ ꯀꯥꯎꯕꯗ ꯐꯝ ꯁꯦꯟꯅꯕ ꯁꯣꯏꯗ꯭ꯔꯕꯅꯤꯗꯣ ꯏꯅꯤꯡꯊꯧ ꯅꯪ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯑꯗꯨꯒ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯒ ꯁꯟ ꯂꯥꯕ ꯑꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄꯗ ꯁꯟꯖꯥꯕꯨꯡꯗ ꯁꯟ ꯈꯔ ꯂꯩꯔꯤꯕꯗꯨꯒꯤ ꯃꯔꯛꯇ ꯅꯤꯡꯊꯧ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯁꯟ ꯂꯥꯕ ꯐꯖꯕ ꯑꯗꯨ ꯌꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯂꯥꯟꯃꯤ ꯃꯀꯣꯛ ꯉꯥꯏꯈꯣꯅꯦ ꯑꯁꯣꯝꯗ ꯁꯟ ꯈꯔ ꯊꯥꯗꯣꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩꯅ ꯄꯥꯝꯕ ꯁꯟ ꯂꯥꯕ ꯑꯗꯨ ꯌꯥꯎꯔꯦꯅꯦꯍꯦ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯑꯁꯤꯒꯤ ꯁꯟꯁꯤꯡ ꯑꯁꯤꯗꯤ ꯁꯟꯒꯤ ꯀꯨꯝꯍꯩꯗ ꯌꯥꯎꯒꯗꯕ ꯁꯟꯁꯤꯡ ꯑꯃꯠꯇ ꯅꯠꯇꯦ ꯈꯨꯟꯖꯥꯁꯤꯡꯅ ꯁꯪꯒꯣꯝ ꯁꯨꯝꯕꯒꯤ ꯅꯠꯇ꯭ꯔꯒ ꯁꯟꯄꯣꯠ ꯈꯣꯏꯕꯒꯤ ꯃꯌꯨꯝꯗ ꯂꯣꯏꯖꯕ ꯁꯟ ꯉꯥꯛꯇꯅꯤ ꯍꯩ ꯂꯥꯟꯃꯤ ꯃꯀꯣꯛ ꯅꯪꯁꯨ ꯄꯨꯔꯥ ꯑꯩꯒꯤ ꯁꯦꯅꯥꯄꯇꯤ ꯒꯙꯥ ꯑꯗꯨꯒ ꯆꯞꯄꯦꯡ ꯃꯥꯟꯅꯩꯗ ꯁꯟꯒꯤ ꯀꯨꯝꯍꯩꯗ ꯄꯨꯊꯣꯛꯀꯗꯕ ꯁꯟ ꯑꯗꯨꯗꯤ ꯍꯦꯛ ꯌꯦꯡꯕꯗ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯤꯠꯅ ꯍꯦꯛ ꯄꯦꯟꯕ ꯐꯥꯎꯕ ꯁꯟ ꯂꯥꯕ ꯑꯗꯨꯕꯨꯅꯤ ꯀꯨꯝꯍꯩꯒꯤꯗꯃꯛ ꯂꯣꯏꯔꯤꯕ ꯁꯟ ꯂꯥꯕ ꯑꯗꯨ ꯈꯛꯇꯃꯛ ꯁꯟꯒꯤ ꯀꯨꯝꯍꯩꯗ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯆꯠꯂꯣ ꯑꯁꯤꯗꯒꯤ ꯁꯟ ꯑꯉꯥꯡꯕ ꯐꯖꯕꯁꯦ ꯊꯧꯔꯤ ꯊꯨꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯎ ꯃꯄꯨꯗꯨꯗꯤ ꯍꯣꯔꯦꯟ ꯀꯣꯅꯨꯡ ꯇꯝꯅ ꯑꯗꯨꯝ ꯂꯥꯛꯆꯔꯅꯤ ꯑꯗ ꯑꯩꯅ ꯁꯅꯥ ꯈꯔ ꯌꯥꯝꯂꯞ ꯄꯤꯕꯗ ꯍꯔꯥꯎꯕꯅ ꯃꯇꯣꯟ ꯊꯣꯛꯂꯗꯧꯅꯤ ꯅꯤꯡꯊꯧꯅ ꯄꯥꯝꯃꯦ ꯍꯥꯏꯅ ꯍꯥꯏꯔꯕꯗ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯝꯗꯅ ꯁꯟ ꯑꯗꯨꯕꯨ ꯐꯥꯔꯨꯅꯕ ꯆꯠꯈ꯭ꯔꯦ ꯏꯅꯤꯡꯊꯧ ꯑꯗꯨꯅ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯁꯤꯒꯤ ꯁꯟ ꯂꯥꯕꯁꯦ ꯄꯥꯡꯒꯟ ꯆꯥꯡꯌꯦꯡꯅꯕꯗ ꯁꯟꯕꯨꯡꯗ ꯃꯥꯅ ꯈꯔ ꯑꯩꯕꯨ ꯐꯨꯔꯁꯨ ꯀꯨꯝꯍꯩ ꯂꯣꯏꯔꯛꯄꯗꯗꯤ ꯑꯩꯒꯤ ꯊꯥꯡꯁꯥꯡ ꯑꯁꯤꯅ ꯃꯀꯣꯛ ꯑꯁꯤ ꯀꯛꯂꯒ ꯍꯥꯎꯅ ꯆꯥꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤ ꯈꯜꯂꯒꯅꯤ ꯑꯩꯅ ꯁꯟ ꯂꯥꯕ ꯐꯖꯕ ꯊꯤꯔꯤꯕ ꯑꯁꯤꯁꯨ ꯃꯗꯨꯒꯤ ꯑꯅꯤ ꯊꯣꯛꯄꯗꯨꯅ ꯀꯔꯥꯏꯗꯒꯤ ꯆꯤ ꯊꯨꯡꯕ ꯁꯟ ꯍꯅꯨꯕꯅꯣ ꯑꯃ ꯄꯨꯔꯛꯇꯅ ꯑꯩꯒꯤ ꯋꯥꯈꯜꯒꯁꯦ ꯂꯣꯏꯅ ꯍꯦꯛ ꯀꯥꯏꯍꯜꯂꯦꯃꯤ ꯀꯨꯝꯍꯩꯒ ꯈꯪꯗꯦ ꯁꯟ ꯂꯥꯕ ꯑꯁꯤ ꯆꯥꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯤꯗ ꯑꯩꯅ ꯆꯥꯗꯣꯔꯕꯅꯤꯅ ꯁꯟꯁꯤꯅ ꯈꯔ ꯊꯤꯅ ꯍꯦꯛ ꯐꯨꯍꯟꯕ ꯍꯥꯏꯗꯨꯅꯤ ꯑꯩꯅ ꯁꯟ ꯂꯥꯕ ꯑꯁꯦ ꯐꯨꯕ ꯍꯥꯏꯗꯨꯗꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗꯤ ಲಾಯ್ꯔꯗꯅ ꯃꯊꯪꯒꯤ ꯃꯄꯣꯛꯇꯁꯨ ꯑꯣꯏꯊꯣꯛꯄꯒꯤ ꯋꯥꯗꯨꯃꯗꯤ ꯂꯩꯇ꯭ꯔꯦꯕ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯟꯒ ꯃꯤꯒ ꯆꯥꯏꯅꯕꯒꯤ ꯀꯨꯝꯍꯩ ꯑꯗꯨꯁꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯟ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯥꯗꯤ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕꯗ ꯅꯠꯇꯅ ꯅꯤꯡꯊꯧ ꯃꯥꯕꯨ ꯊꯃꯣꯏꯗ ꯌꯦꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯅꯤꯅ ꯑꯩꯅ ꯏꯆꯥꯃꯛꯅꯤ ꯈꯟꯅ ꯅꯨꯡꯁꯤꯅ ꯊꯝꯖꯕ ꯑꯉꯥꯡꯕꯤꯕꯨ ꯃꯈꯣꯏꯅ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯀꯨꯝꯍꯩ ꯌꯥꯎꯍꯟꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯀꯌꯥꯝ ꯋꯥꯈꯤ ꯍꯥꯏꯕꯗꯣ ꯅꯈꯣꯏꯁꯨ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ ꯃꯅꯤ ꯑꯁꯤ ꯌꯥꯝꯅ ꯐꯥꯎꯔꯕ ꯃꯍꯩ ꯍꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯥꯒꯤꯅ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯉꯥꯡꯕꯤꯕꯨ ꯃꯥꯅ ꯃꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯖꯕꯅꯤ ꯃꯅꯤ ꯃꯆꯥꯃꯛꯅꯤ ꯈꯟꯖꯕ ꯑꯉꯥꯡꯕꯤꯕꯨ ꯍꯥꯠꯈ꯭ꯔꯕꯗ ꯁꯥꯎꯅꯤꯡꯕ ꯑꯗꯨꯅ ꯑꯐꯕꯇ ꯀꯔꯤꯁꯨ ꯈꯟꯊꯕ ꯂꯩꯇ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯅꯤꯡꯊꯧꯒꯤ ꯁꯪꯒꯥꯏ ꯄꯨꯝꯕꯒꯤ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯃꯅꯤ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯀꯧꯔꯝꯃꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯀꯜꯂꯕ ꯃꯍꯩ ꯁꯤꯖꯤꯟꯅꯈꯤꯕꯅ ꯀꯔꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ ꯇꯔꯪ ꯑꯃꯗ ꯉꯥꯎꯗꯨꯅ ꯂꯩꯔꯤ ꯃꯅꯤ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯆꯤꯡꯗꯨꯅ ꯅꯣꯛꯂꯒ ꯑꯩꯒꯤ ꯅꯤꯡꯕ ꯍꯧꯖꯤꯛꯇꯤ ꯁꯣꯏꯗꯅ ꯊꯨꯡꯂꯒꯅꯤ ꯍꯦ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯅꯤꯡꯊꯧꯒꯤ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏꯁꯤꯡ ꯉꯁꯤꯗꯤ ꯅꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯁꯤꯡ ꯑꯁꯦ ꯀꯥꯏꯅꯕ ꯇꯥꯔꯦꯗꯅ ꯅꯈꯣꯏꯅ ꯅꯆꯥꯕꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯊꯤꯕꯗꯨ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯀꯌꯥꯝ ꯄꯦꯟꯖꯒꯅꯤ ꯃꯅꯤ ꯃꯃꯤꯠ ꯑꯗꯨ ꯏꯃꯣꯛ ꯉꯥꯡꯂꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯉꯁꯤ ꯏꯆꯥꯅꯤ ꯍꯥꯏꯅ ꯊꯝꯖꯕ ꯅꯨꯡꯁꯤꯔꯕ ꯁꯟ ꯂꯥꯕ ꯑꯗꯨꯕꯨ ꯀꯥꯏꯅꯕꯒꯤ ꯐꯪꯂꯤꯕ ꯆꯩꯅꯥ ꯑꯁꯤꯃꯛ ꯅꯈꯣꯏꯁꯨ ꯍꯌꯦꯡꯗꯤ ꯐꯪꯂꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯁꯥ ꯁꯟ ꯀꯌꯥ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯄꯒ ꯅꯈꯣꯏꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥꯁꯤꯡꯁꯦ ꯑꯣꯏꯅ ꯃꯀꯣꯛ ꯀꯛꯇꯨꯅ ꯍꯥꯠꯂꯅꯤꯗꯣ ꯃꯁꯤꯅ ꯅꯈꯣꯏꯅ ꯇꯧꯈꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯃꯥꯏꯕ ꯃꯅꯤꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯅꯨꯄꯥ ꯄꯨꯝꯕ ꯁꯟ ꯂꯣꯏꯅ ꯑꯣꯜꯍꯟꯈꯤꯔꯝꯃꯤ ꯁꯟ ꯑꯣꯜꯂꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯅꯤꯅ ꯍꯥꯟꯅ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯁꯪꯒꯣꯜ ꯑꯗꯨꯗ ꯂꯣꯏꯅ ꯆꯪꯍꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯑꯋꯥ ꯆꯩꯅꯥꯗꯨ ꯐꯪꯂꯦ ꯐꯅ ꯀꯟꯅ ꯊꯤꯔꯕꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯐꯪꯗ꯭ꯔꯕꯗ ꯃꯥꯡꯈꯤꯕ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯅꯕ ꯑꯗꯨꯃꯛ ꯇꯝꯈ꯭ꯔꯦ ꯃꯆꯥ ꯀꯥꯎꯕ ꯉꯝꯗꯕ ꯃꯃꯥ ꯃꯄꯥ ꯈꯔꯅ ꯀꯞꯇꯨꯅ ꯂꯦꯜꯂꯤ ꯑꯃꯥꯏꯕ ꯃꯅꯤꯁꯨ
ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯃꯒꯨꯝ ꯑꯃꯥꯏꯕꯒꯤ ꯁꯤꯟꯐꯝ ꯊꯥꯗꯣꯛꯇꯨꯅ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯑꯉꯥꯡꯁꯤꯡꯅ ꯑꯣꯟꯕ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯑꯣꯏꯅ ꯁꯦꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯁꯟꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯗꯨꯅ ꯃꯆꯥ ꯐꯥꯎꯕ ꯄꯣꯛꯂꯝꯃꯤ꯫ ꯁꯟꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ, ꯌꯥꯝꯅꯁꯨ ꯁꯤꯡꯕ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯁꯅꯥꯎ ꯑꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯤ, "ꯄꯥꯕꯥ, ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯁꯤꯗꯒꯤ ꯁꯟ ꯄꯥꯕꯨꯡꯁꯤꯡꯕꯨ ꯑꯗꯨꯝ ꯄꯨꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯄꯥꯕꯥ?" ꯁꯟ ꯃꯄꯥ ꯑꯗꯨꯅ, "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯟ ꯄꯥꯕꯨꯡꯁꯤꯡꯕꯨ ꯃꯈꯣꯏꯅ ꯄꯨꯔꯤꯕ ꯑꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯟ ꯂꯥꯕꯒ ꯃꯤꯑꯣꯏꯕꯒ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯅꯕꯒꯤ ꯆꯥꯎꯔꯕ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯂꯤ꯫ ꯃꯗꯨꯒꯤ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯥꯎꯅꯕꯒꯤꯗꯃꯛꯅꯤ." ꯁꯅꯥꯎ ꯑꯗꯨꯅ, "ꯑꯗꯨꯗꯤ ꯄꯥꯕꯥ, ꯅꯪꯁꯨ ꯀꯨꯝꯍꯩꯗꯨ ꯌꯥꯎꯕ ꯆꯠꯇꯣꯏꯔꯣ?" "ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯁꯟ ꯂꯥꯕ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯦ ꯍꯥꯏꯅ ꯎꯠꯀꯗꯧꯔꯤꯕꯅꯤ." "ꯑꯗꯨꯗꯤ ꯄꯥꯕꯥ, ꯑꯩꯁꯨ ꯍꯌꯦꯡ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯀꯥꯟꯗ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯥꯎꯒꯦꯀꯣ?" "ꯀꯔꯤꯒꯤ ꯌꯥꯎꯗꯅꯤ? ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯕ ꯌꯥꯎꯒꯗꯧꯔꯤꯕꯅꯤ." "ꯑꯗꯣ ꯄꯥꯕꯥ, ꯃꯤꯑꯣꯏꯕꯁꯤꯡꯅ ꯄꯨꯈꯤꯕ ꯁꯟ ꯄꯥꯕꯨꯡꯁꯤꯡꯗꯣ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯇ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯄꯥꯕꯥ?" ꯁꯟ ꯃꯄꯥ ꯑꯗꯨꯅ, "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯆꯠꯈ꯭ꯔꯤꯕ ꯁꯟ ꯄꯥꯕꯨꯡꯁꯤꯡꯗꯨꯗꯤ ꯁꯟ ꯂꯥꯕ ꯑꯣꯏꯖꯔꯕꯁꯨ ꯃꯈꯣꯏꯗꯤ ꯃꯤꯑꯣꯏꯕ ꯎꯕꯗ ꯀꯤꯗꯨꯅ ꯆꯦꯟꯕꯗꯒꯤ ꯃꯤꯑꯣꯏꯕꯅ ꯃꯈꯣꯏꯗꯒꯤ ꯉꯝꯈꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯇ꯭ꯔꯤꯕꯅꯤ." "ꯑꯗꯨꯗꯤ ꯄꯥꯕꯥ, ꯅꯪꯁꯨ ꯃꯤꯑꯣꯏꯕꯁꯤꯡꯅ ꯉꯝꯈ꯭ꯔꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯣꯏꯗꯣꯏꯔꯣ?" "ꯄꯥꯕꯥ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯏꯃꯥꯁꯨ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯦ꯫ ꯑꯩ ꯏꯇꯣꯝꯇ ꯂꯩꯍꯧꯕ ꯉꯝꯃꯣꯏ ꯄꯥꯕꯥ." ꯁꯟ ꯃꯄꯥ ꯑꯗꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯒꯤ ꯋꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯅꯣꯛꯅꯤꯡꯈ꯭ꯔꯦꯗ ꯏꯄꯥꯗꯤ꯫ ꯀꯔꯤꯒꯤ ꯃꯤꯑꯣꯏꯕꯅ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯁꯟ ꯑꯇꯩꯗ ꯃꯤꯑꯣꯏꯕꯅ ꯉꯝꯈ꯭ꯔꯕꯁꯨ ꯏꯄꯥꯗꯗꯤ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯉꯝꯂꯣꯏꯗ꯫ ꯏꯄꯥꯅ ꯍꯦꯛ ꯀꯨꯝꯍꯩ mafam ꯑꯗꯨ ꯌꯧꯕꯒ ꯑꯩꯒ ꯂꯝꯕꯥꯅꯔꯤꯕ ꯃꯥꯕꯨ ꯑꯩꯅ ꯀꯟꯅ ꯆꯦꯟꯁꯤꯟꯗꯨꯅ ꯋꯥꯏꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯒꯤ ꯁꯥꯡꯂꯕ ꯏꯆꯦ ꯑꯁꯤꯅ ꯑꯃꯨꯛ ꯀꯣꯠꯂꯒ ꯂꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯒꯤ ꯑꯩꯅ ꯃꯥꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯆꯣꯡꯈꯠꯇꯨꯅ ꯅꯦꯊꯒꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯃꯤꯑꯣꯏꯕꯗꯨꯗꯤ ꯏꯄꯥꯅ ꯏꯂꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯦ ꯀꯩꯅꯣ." ꯁꯅꯥꯎ ꯑꯗꯨ ꯍꯔꯥꯎꯅ, "ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯌꯥꯝꯅ ꯀꯜꯂꯤ꯫ ꯑꯗꯣ ꯄꯥꯕꯥ, ꯃꯕꯨꯛꯇ ꯅꯦꯠꯇꯣꯏ ꯁꯔꯨꯛ ꯃꯈꯧꯔꯤꯗ ꯑꯣꯏꯅ ꯅꯦꯠꯂꯣ, ꯑꯗꯨ ꯑꯣꯏꯗꯤ ꯑꯗꯨꯝ ꯁꯤꯈꯤꯅꯕ." "ꯆꯨꯝꯃꯤꯅꯦꯍꯦ ꯏꯆꯥꯅ ꯍꯥꯏꯕ꯫ ꯏꯄꯥꯅ ꯃꯈꯧꯔꯤꯒ ꯃꯆꯤꯟꯒꯗ ꯅꯦꯠꯀꯦ꯫ ꯃꯆꯤꯟꯁꯨ ꯌꯥꯝ ꯊꯤꯕꯅꯤ ꯃꯤꯑꯣꯏꯕꯁꯤꯡꯗꯤ." "ꯍꯣꯏ ꯄꯥꯕꯥ, ꯁꯤꯔꯕ ꯃꯤꯑꯣꯏꯕꯁꯤꯡꯗꯨꯒꯤ ꯃꯌꯥꯗꯣ ꯑꯩ ꯄꯔꯦꯡ ꯂꯦꯡꯂꯒ ꯉꯛꯁꯤꯗ ꯁꯤꯒꯦꯀꯣ ꯄꯥꯕꯥ." "ꯌꯥꯗꯦ ꯌꯥꯗꯦ, ꯃꯤꯑꯣꯏꯕꯒꯤ ꯃꯌꯥ ꯉꯛꯇꯒ ꯁꯤꯕ ꯌꯥꯕ ꯅꯠꯇꯦ꯫ ꯌꯥꯊꯤ ꯌꯥꯝꯅ ꯊꯥꯡꯕꯅꯤ." ꯁꯟ ꯃꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯀꯨꯝꯍꯩ ꯑꯗꯨꯗ ꯁꯟꯅ ꯉꯝꯂꯕꯁꯨ ꯁꯟ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯍꯥꯠꯂꯦ ꯍꯥꯏꯕ ꯈꯪꯗꯕꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯤ꯫ ꯃꯄꯥꯒꯤ ꯋꯥꯍꯩꯗ ꯍꯔꯥꯎꯔꯕ ꯁꯅꯥꯎ ꯑꯗꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯈꯣꯡꯂꯗꯨꯅ ꯐꯟ ꯐꯟ ꯆꯣꯡꯂꯤ꯫ ꯃꯅꯤꯅ, "ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯃꯁꯤꯒꯤ ꯁꯟ ꯃꯄꯥ ꯃꯆꯥꯁꯦ꯫ ꯉꯥꯏꯍꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯐꯝꯒꯦ ꯇꯧꯕꯁꯦ ꯃꯈꯣꯏꯅ ꯈꯣꯡꯃꯟꯗꯅ ꯐꯝꯐꯝꯒ ꯈꯪꯕ ꯅꯠꯇꯦꯗ꯫ ꯎꯇꯨꯞꯁꯤꯅ ꯍꯦꯛ ꯊꯣꯝꯗꯠꯄꯕꯨ꯫ ꯁꯣꯏꯔꯦ ꯑꯩꯒꯤꯁꯦ꯫ ꯑꯩꯅ ꯍꯥꯠꯄ ꯌꯥꯗꯦꯀꯣ꯫ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯠꯀꯗꯕꯅꯤꯀꯣ ꯃꯈꯣꯏꯗꯤ." ꯁꯅꯥꯎ ꯑꯗꯨꯅ, "ꯄꯥꯕꯥ, ꯑꯁꯤꯒꯤ ꯍꯅꯨꯕꯁꯦ ꯑꯩꯗꯤ ꯅꯨꯡꯁꯤꯗꯦ꯫ ꯑꯩꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯃꯥ ꯍꯥꯟꯅ ꯑꯩꯒꯤ ꯏꯆꯦꯁꯤꯅ ꯊꯤꯜꯂꯒ ꯍꯥꯠꯀꯦꯀꯣ." "ꯍꯩ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯃꯗꯨ ꯌꯥꯗꯦꯀꯣ꯫ ꯃꯥꯁꯦ ꯍꯥꯠꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯈꯤꯗꯧꯔꯤꯕꯅꯤ." ꯁꯟ ꯃꯄꯥ ꯃꯆꯥꯅ ꯁꯥꯔꯤꯕ ꯋꯥꯔꯤꯗꯨ ꯁꯣꯝꯗꯗꯤ ꯁꯟꯅ ꯈꯣꯡꯕ ꯑꯣꯏꯅ ꯇꯥꯔꯤꯕꯅꯤ꯫ ꯃꯅꯤ ꯃꯥꯗꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ, "ꯑꯩꯗ ꯆꯠꯆꯍꯧꯔꯒꯦꯗ꯫ ꯃꯁꯤꯒꯤ ꯁꯟ ꯃꯄꯥ ꯃꯆꯥꯁꯤꯅ ꯈꯣꯡꯂꯤꯕꯁꯦ ꯇꯥꯅꯤꯡꯗꯦ꯫ ꯔꯥꯁꯤ ꯌꯥꯎꯅ ꯈꯣꯡꯗꯦꯕ." ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯕꯗ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯀꯣꯅꯨꯡꯗꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨ ꯁꯟ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯁꯟꯒꯣꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯟꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯑꯁꯨꯝ ꯌꯦꯡꯂꯕ ꯇꯨꯡꯗ ꯁꯟ ꯑꯃꯨꯕ ꯐꯖꯕ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯗꯨꯕꯨ ꯈꯜꯂꯝꯃꯤ꯫ ꯁꯟ ꯃꯄꯥ ꯑꯗꯨ ꯍꯔꯥꯎꯅ, "ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ꯫ ꯉꯁꯤꯗꯤ ꯑꯩꯕꯨ ꯁꯟꯒꯤ ꯀꯨꯝꯍꯩ ꯑꯗꯨꯒꯤꯗꯃꯛꯇ ꯈꯜꯂꯦꯗꯅ." ꯁꯅꯥꯎ ꯑꯗꯨꯅ, "ꯄꯥꯕꯥ, ꯅꯪꯕꯨ ꯃꯈꯣꯏꯅ ꯈꯜꯂꯤꯕꯁꯦ ꯄꯥꯕꯕꯨ ꯄꯨꯈ꯭ꯔꯗꯣꯏꯔꯣ?" "ꯄꯥꯕ ꯍꯧꯖꯤꯛ ꯆꯠꯂꯒꯗꯕꯅꯤ꯫ ꯏꯆꯥꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯤꯑꯣꯏꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯗꯨꯅ ꯏꯄꯥ ꯏꯆꯥꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ." ꯁꯅꯥꯎ ꯑꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ, "ꯄꯥꯕꯥ, ꯅꯪ ꯁꯣꯏꯗꯅꯗꯤ ꯂꯥꯛꯎꯀꯣ꯫ ꯄꯥꯕ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯀꯅꯥꯅ ꯋꯥꯔꯤ ꯂꯤꯕꯤꯒꯅꯤ? ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯨꯅ ꯂꯥꯛꯎꯀꯣ ꯄꯥꯕ ꯅꯪ." ꯁꯟ ꯃꯄꯥ ꯑꯗꯨꯅ ꯁꯅꯥꯎ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯇꯧꯕꯒ ꯅꯪꯗ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ
ꯁꯟ ꯃꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯐꯤ ꯑꯃꯨꯕ ꯑꯃ ꯀꯨꯞꯁꯤꯜꯂꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯆꯤꯡꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯁꯅꯥꯎ ꯑꯗꯨ ꯃꯤꯑꯣꯏꯕꯁꯤꯡꯅ ꯃꯄꯥꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕ ꯑꯗꯨꯗ ꯃꯄꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯊꯥꯖꯗ꯭ꯔꯤ꯫ ꯃꯅꯤ ꯃꯥꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯂꯦꯞꯂꯤꯉꯩ ꯁꯟ ꯄꯨꯈꯤꯕꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨ ꯍꯥꯡꯕꯒ ꯁꯅꯥꯎ ꯑꯗꯨ ꯃꯃꯩ ꯆꯞ ꯌꯨꯡꯈꯠꯂꯒ ꯌꯥꯡꯅ ꯍꯦꯛꯇ ꯆꯦꯟꯊꯣꯛꯈꯤ꯫ ꯁꯟ ꯑꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯈꯤꯕꯅ ꯃꯅꯤ ꯁꯟ ꯑꯗꯨꯕꯨ ꯐꯥꯕ ꯑꯗꯨꯃꯛ ꯉꯝꯍꯧꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯁꯅꯥꯎ ꯑꯗꯨ ꯑꯁꯨꯝ ꯃꯐꯝ ꯈꯪꯗꯅ ꯆꯦꯜꯂꯛꯂꯕ ꯇꯨꯡꯗ ꯎꯃꯪ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝ ꯂꯥꯛꯂꯕ ꯇꯨꯡꯗ ꯌꯨꯝ ꯈꯔ ꯇꯥꯔꯤꯕ ꯑꯗꯣꯝꯗ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯏ꯫ ꯁꯤꯡ ꯆꯟꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯆꯥꯎꯔꯕ ꯎꯆꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯩꯁꯤꯟꯗꯨꯅ ꯂꯣꯠꯂꯤ꯫ ꯑꯔꯨꯕꯤꯅ "ꯄꯥꯕꯥ, ꯍꯌꯦꯡꯗꯤ ꯁꯤꯡ ꯆꯟꯕ ꯉꯟꯇꯥꯅ ꯆꯠꯁꯤꯀꯣ꯫ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯗ ꯁꯤꯡ ꯆꯟꯕ ꯆꯠꯄꯁꯦ ꯌꯥꯝꯅ ꯀꯥꯟꯅꯩ꯫ ꯆꯦꯡꯒꯨꯝ, ꯀꯪꯂꯥ ꯌꯦꯟ ꯃꯌꯥꯝ ꯑꯃ ꯍꯦꯛꯄ ꯐꯪꯂꯤꯕꯁꯦ ꯃꯃꯜ ꯇꯥꯡꯈ꯭ꯔꯕ ꯉꯥꯛꯇꯅꯤ꯫ ꯀꯩꯊꯦꯜꯗ ꯐꯪꯕ ꯋꯥꯔꯕ ꯄꯣꯠꯁꯛ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯃꯁꯤꯕꯨ ꯌꯣꯜꯂꯕꯗꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯇꯣꯃꯥꯎꯅ "ꯏꯄꯥꯒꯤ ꯑꯔꯨꯕꯤ, ꯀꯟꯁꯨ ꯀꯟꯈ꯭ꯔꯦꯗꯀꯣ ꯏꯆꯥꯒꯤ ꯅꯆꯤꯟ ꯑꯁꯦ꯫ ꯁꯤꯡ ꯆꯟꯕ ꯊꯣꯛꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯑꯁꯨꯝ ꯉꯥꯡꯗꯨꯅ ꯂꯩ ꯍꯥꯏꯋꯥꯅꯤ꯫ ꯋꯥꯗ꯭ꯔꯤꯕꯔꯣ ꯏꯆꯥꯕꯨ? ꯑꯇꯥꯕ ꯑꯩ ꯐꯥꯎꯕ ꯋꯥꯔꯤꯅꯦ꯫ "ꯀꯔꯤꯅꯣ ꯄꯥꯕꯥ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ꯫ ꯍꯣꯔꯦꯟ ꯌꯣꯜꯂꯕꯗꯤ ꯁꯦꯜ ꯌꯥꯝꯅ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯤ ꯌꯣꯟꯕꯅꯣ? ꯀꯨꯏꯔꯦ ꯀꯪꯂꯥ ꯌꯦꯟ ꯄꯥꯛꯅꯝ ꯆꯥꯗꯕ꯫ ꯍꯣꯔꯦꯟꯗꯤ ꯍꯥꯎꯅ ꯏꯄꯥ ꯏꯆꯥ ꯆꯥꯊꯣꯛꯁꯤꯗꯅ꯫ ꯄꯥꯕꯥ, ꯍꯌꯦꯡ ꯆꯥꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯌꯣꯟꯅꯕꯅꯦꯕ꯫ ꯑꯍꯥꯎꯕ ꯑꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯥꯊꯣꯛꯂꯕꯗꯤ ꯏꯄꯥ ꯏꯆꯥ ꯃꯄꯣꯛꯁꯤꯃꯒꯤ ꯅꯨꯡꯉꯥꯏꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯄꯥꯕꯥ, ꯑꯍꯥꯎꯕ ꯌꯥꯝ ꯆꯥꯕ ꯌꯥꯕ ꯅꯠꯇꯦ꯫ ꯁꯦꯜ ꯍꯥꯟꯅ ꯄꯥꯏꯈꯤꯁꯤ꯫ ꯁꯅꯥꯎ ꯑꯗꯨꯗꯤ ꯃꯤꯔꯣꯟ ꯈꯪꯂꯕ ꯑꯁꯤꯡꯕ ꯁꯅꯥꯎ ꯑꯃ ꯑꯣꯏꯕꯅ ꯑꯔꯨꯕꯤꯒꯤ ꯃꯄꯥ ꯃꯆꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯕꯗ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯁꯛ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯁꯅꯥꯎ ꯑꯃ ꯂꯥꯛꯂꯤꯕꯗꯨ ꯎꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯖꯤꯟꯗꯅ ꯑꯔꯨꯕꯤ ꯃꯄꯥꯗ ꯋꯥ ꯈꯔ ꯍꯥꯏꯔꯤ꯫ "ꯄꯥꯕꯥ, ꯑꯩꯈꯣꯏꯒꯤꯁꯨ ꯁꯟ ꯑꯃꯇꯪ ꯂꯣꯏꯕ ꯐꯪꯂꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ꯫ ꯈꯨꯜꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯂꯣꯏꯅ ꯁꯟ ꯂꯣꯏꯅꯩ꯫ ꯑꯩꯈꯣꯏ ꯈꯛꯇꯅꯤꯀꯣ ꯂꯣꯏꯗ꯭ꯔꯤꯕꯁꯦ꯫ ꯍꯟꯗꯛꯇꯤ ꯁꯟ ꯃꯆꯥ ꯑꯃꯗ ꯁꯦꯜ ꯀꯟꯅ ꯇꯥꯟꯗꯨꯅ ꯂꯩꯗꯕ ꯌꯥꯗ꯭ꯔꯦ꯫ ꯄꯥꯕꯥ, ꯅꯪꯅ ꯑꯁꯨꯛ ಲಾꯏꯔꯕ ꯃꯄꯥ ꯑꯃ ꯑꯣꯏꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" ꯇꯣꯃꯥꯎꯅ "ꯏꯄꯥꯅ ꯂꯥꯏꯔꯤꯕ ꯑꯣꯏꯔꯤꯕꯁꯦ ꯁꯦꯜ ꯄꯥꯏꯗꯕꯒꯤꯅꯤ꯫ ꯃꯔꯝ ꯀꯔꯤꯁꯨ ꯅꯠꯇꯦꯀꯣ꯫ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯆꯠꯂꯣ꯫ ꯋꯥ ꯉꯥꯡꯕꯗ ꯏꯆꯥ ꯋꯥꯔꯝꯂꯅꯤ." ꯑꯔꯨꯕꯤ ꯍꯟꯗꯛꯇꯤ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯁꯨꯝ ꯆꯠꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡ ꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯁꯪꯒꯣꯏ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯠꯂꯛꯂꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯊꯝꯗꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯄ ꯁꯅꯥꯎ ꯑꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯔꯨꯕꯤꯅ "ꯍꯣ ꯄꯥꯕꯥ, ꯃꯁꯤꯒꯤ ꯁꯅꯥꯎꯁꯤꯕꯨ ꯀꯅꯥꯒꯤ ꯁꯅꯥꯎꯅꯣ? ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯑꯁꯨꯝ ꯏꯟꯅꯔꯛꯂꯤꯕꯁꯤꯕꯣ?" ꯇꯣꯃꯥꯎꯅ "ꯏꯄꯥꯁꯨ ꯈꯪꯗꯦꯅꯦ꯫ ꯑꯁꯤꯒꯤ ꯁꯅꯥꯎ ꯑꯁꯤꯗꯤ ꯃꯁꯛ ꯑꯁꯤꯗꯨꯝ ꯐꯅ ꯑꯗꯨꯝ ꯅꯨꯡꯁꯤꯔꯤꯅꯦ꯫ ꯃꯥꯒꯤ ꯃꯆꯨ ꯑꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯈꯨꯜ ꯑꯁꯤꯗꯒꯤꯗꯤ ꯃꯥꯟꯗꯦ꯫ ꯏꯄꯥꯅ ꯁꯟ ꯁꯦꯟꯕ ꯆꯠꯄꯗꯁꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ." "ꯄꯥꯕꯥ, ꯃꯁꯤꯒꯤ ꯁꯅꯥꯎ ꯑꯁꯦ ꯂꯝꯕꯤ ꯂꯝꯃꯥꯡꯅꯗꯨꯅ ꯎꯃꯪꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯣꯏꯗꯅ ꯂꯩꯔꯕ ꯁꯟ ꯑꯃ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅꯅꯤ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯤꯕ ꯑꯁꯤ." "ꯍꯣꯏꯅꯦ, ꯏꯆꯥꯅꯕꯨ ꯍꯥꯏꯔꯕꯗꯤ ꯆꯨꯝꯂꯝꯂꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯍꯦꯛ ꯊꯝꯕ ꯍꯥꯏꯗꯨꯅꯤ." ꯑꯔꯨꯕꯤ ꯍꯔꯥꯎꯅ ꯁꯅꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ "ꯑꯣꯏ, ꯃꯁꯛ ꯐꯖꯕ ꯁꯅꯥꯎ, ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯔꯗꯕꯅꯤ꯫ ꯑꯗꯨꯅ ꯊꯨꯅ ꯆꯥꯎꯔꯣꯀꯣ꯫ ꯑꯩꯅ ꯆꯔꯨ ꯃꯌꯥꯝ ꯃꯌꯥꯝ ꯄꯤꯖꯕꯤꯗꯣꯏꯅꯤ꯫ ꯊꯨꯅ ꯆꯥꯎꯔꯒ ꯅꯆꯥꯒ ꯁꯠ ꯁꯠ ꯄꯣꯛꯂꯒ ꯁꯪꯒꯣꯝ ꯃꯌꯥꯝꯒ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯜꯂꯒ ꯁꯦꯜ ꯄꯥꯏꯔꯅꯤ." "ꯍꯩ ꯏꯄꯥꯒꯤ ꯑꯔꯨꯕꯤ, ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯋꯥꯆꯣꯏ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ꯫ ꯅꯊꯧꯗꯨꯝ ꯇꯧꯔꯨ ꯂꯥꯎ꯫ ꯁꯅꯥꯎ ꯑꯗꯣ ꯁꯪꯒꯣꯝ ꯊꯣꯛꯀꯗꯕ ꯁꯟ ꯅꯠꯇꯦ, ꯁꯟ ꯂꯥꯕꯅꯤꯀꯣ." ꯑꯔꯨꯕꯤ ꯁꯨꯛꯇꯣꯛꯂꯒ "ꯑꯁ, ꯑꯩꯗꯤꯕ ꯋꯥꯈꯜꯒ ꯌꯧꯅ ꯁꯥꯒꯠꯆꯔꯒ, ꯑꯣꯏ ꯃꯁꯛ ꯐꯖꯕ ꯁꯅꯥꯎ, ꯅꯪꯕꯨ ꯁꯟ ꯅꯨꯄꯤ ꯑꯣꯏꯔꯝꯃꯨ ꯌꯥꯗ꯭ꯔꯣ? ꯂꯥꯕ ꯑꯣꯏꯔꯕꯁꯨ ꯀꯥꯏꯗꯦ꯫ ꯁꯟ ꯑꯃꯕꯨ ꯂꯣꯏꯕ ꯐꯪꯂꯕꯗꯤ ꯌꯥꯔꯦ ꯑꯩꯗꯤ꯫ ꯑꯗꯣ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯃꯤꯡꯁꯦ ꯑꯩꯅ ꯃꯥꯟꯖꯥ ꯍꯥꯏꯅ ꯀꯧꯔꯕꯅꯤꯀꯣ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯥꯟꯖꯕꯨ ꯇꯣꯃꯥꯜ ꯑꯃꯗꯤ ꯑꯔꯨꯕꯤꯅ ꯅꯤꯡꯊꯤꯅ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯌꯣꯛꯆꯔꯝꯃꯤ꯫ ꯁꯅꯥꯎ ꯑꯗꯨꯕꯨ ꯃꯥꯟꯖꯥ ꯍꯥꯏꯅꯁꯨ ꯅꯨꯡꯁꯤꯅ ꯀꯧꯕꯤꯔꯤ꯫ ꯃꯥꯟꯖꯁꯨ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯥꯟꯖ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯦꯞꯇꯨꯅ ꯃꯀꯣꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯃꯤꯠꯀꯗꯨ ꯎꯏꯁꯤꯜꯂꯒ ꯂꯩꯍꯥꯎ ꯑꯗꯨꯒꯤ ꯃꯅꯝꯗꯨ ꯅꯨꯡꯁꯤꯅ ꯆꯤꯡꯁꯤꯟꯗꯨꯅ ꯅꯝꯂꯤ꯫
ꯑꯔꯨꯕꯤꯅ ꯕꯥꯕꯥ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯟꯖꯁꯦ ꯂꯩꯍꯥꯎ ꯃꯅꯝ ꯑꯁꯤꯕꯨ ꯃꯃꯤꯠꯀ ꯎꯏꯁꯤꯟꯗꯨꯅ ꯅꯝꯂꯤꯕꯁꯦ ꯁꯟ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯀꯔꯤꯁꯨ ꯆꯦꯟꯗ꯭ꯔꯕꯅꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯄꯣꯠꯁꯛꯇ ꯌꯥꯝꯅ ꯉꯥꯎꯖꯩ ꯃꯇꯧ ꯑꯁꯦ ꯁꯟ ꯑꯣꯏꯔꯝꯕꯒꯤ ꯅꯨꯡꯁꯤꯔꯕꯅꯤ ꯅꯨꯄꯥꯒ ꯑꯣꯏꯔꯝꯂꯕꯗꯤ ꯃꯇꯧ ꯑꯁꯦ ꯍꯣꯃꯣꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯅꯣꯛꯅꯒꯗꯧꯔꯤꯕꯅꯤ ꯆꯨꯝꯗꯣꯏꯅꯤ ꯃꯥꯟꯖ ꯑꯁꯤꯕꯨꯗꯤ ꯐꯔꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯆꯥꯅ ꯅꯨꯄꯥ ꯑꯃꯠꯇ ꯐꯪꯗ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯁꯨ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯖꯔꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯣ ꯅꯨꯄꯤꯅ ꯅꯨꯄꯥꯒꯨꯝꯅ ꯇꯧꯔꯁꯨ ꯃꯤꯅ ꯅꯣꯛꯅꯩ ꯍꯥꯏꯕꯁꯦ ꯅꯨꯄꯥꯅ ꯅꯨꯄꯤꯒꯨꯝꯅ ꯇꯧꯕ ꯈꯛꯇ ꯅꯠꯇꯦ ꯅꯣꯛꯅꯔꯤꯕꯁꯦ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯉꯥꯡꯕ ꯍꯧꯈ꯭ꯔꯗꯤ ꯁꯨꯝ ꯁꯥꯡꯊꯗꯨꯅ ꯉꯥꯡꯕꯁꯦ ꯇꯧꯔꯗꯧꯅꯤ ꯍꯣꯏꯅꯦ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯄꯥꯅꯤ ꯑꯩꯁꯦ ꯑꯩ ꯂꯧꯔꯤꯕꯅꯤ ꯅꯪꯅ ꯅꯆꯤꯜꯀꯕꯨ ꯄꯣꯛꯂꯤꯕ ꯑꯗꯨꯅ ꯑꯗꯣ ꯄꯥꯕ ꯅꯍꯥꯟ ꯄꯥꯕꯅ ꯁꯟꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯂꯨꯕ ꯑꯗꯨꯕꯨ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯔꯛꯄ꯭ꯔꯣ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯁꯟꯒꯤ ꯀꯨꯝꯍꯩꯒꯤ ꯋꯥꯔꯤ ꯁꯥꯕ ꯑꯗꯨꯗ ꯃꯥꯟꯖꯗꯨ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯇꯨꯅ ꯋꯥꯔꯤ ꯑꯗꯨ ꯇꯥꯅꯤꯡꯅ ꯇꯣꯃꯥꯜꯗ ꯌꯦꯡꯂꯤ ꯇꯣꯃꯥꯜꯅ ꯏꯆꯥ ꯃꯥꯟꯖꯅ ꯀꯨꯝꯍꯩꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯇꯥꯅꯤꯡꯂꯕ ꯃꯥꯜꯂꯦ ꯀꯨꯝꯍꯩ ꯌꯦꯡꯂꯨꯕꯒꯤ ꯋꯥꯔꯤ ꯑꯁꯦ ꯏꯄꯥ ꯂꯤꯔꯒꯦꯁꯦ ꯍꯟꯗꯛꯀꯤ ꯁꯟꯒ ꯃꯤꯒ ꯄꯥꯡꯒꯟ ꯆꯥꯡꯌꯦꯡꯅꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗꯤ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯃꯥꯡ ꯊꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗ ꯑꯗꯣꯝꯅ ꯑꯃꯨꯛꯇ ꯅꯨꯡꯉꯥꯏꯕ ꯐꯥꯎꯈꯤꯗ꯭ꯔꯤ ꯁꯟ ꯂꯥꯕ ꯑꯗꯨꯅ ꯍꯩꯕ ꯁꯔꯤꯠ ꯁꯔꯥꯗꯨꯗꯤ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤꯍꯦ ꯆꯤꯟꯊꯤ ꯍꯥꯏꯅꯤ ꯍꯩꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯃꯥꯟꯖ ꯇꯣꯃꯥꯜꯅ ꯑꯗꯨꯝꯅ ꯃꯄꯥꯕꯨ ꯊꯥꯒꯠꯂꯕꯗ ꯍꯔꯥꯎꯗꯨꯅ ꯑꯔꯨꯕꯤꯒꯤ ꯃꯅꯪꯒꯟꯗ ꯃꯀꯣꯛ ꯑꯗꯨ ꯏꯟꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯤ ꯇꯣꯃꯥꯜ ꯋꯥ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯗꯨꯛ ꯍꯩꯁꯤꯡꯈ꯭ꯔꯕ ꯁꯟ ꯂꯥꯕ ꯑꯗꯣ ꯀꯨꯝꯍꯩ ꯑꯗꯨꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈ꯭ꯔꯦꯗꯅ ꯁꯟ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯤꯠꯇꯒꯤ ꯄꯤ ꯐꯥꯎꯕ ꯂꯣꯏꯅ ꯆꯤꯟꯊꯔꯤꯕꯅꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤ ꯃꯇꯧꯗꯣ ꯍꯔꯥꯎꯅ ꯋꯥꯔꯤ ꯇꯥꯖꯔꯝꯕ ꯃꯥꯟꯖ ꯅꯨꯡꯁꯤꯅ ꯇꯔꯨ ꯇꯔꯨ ꯄꯪꯂꯝꯕ ꯃꯃꯤꯠ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯀꯌꯥ ꯅꯤꯡꯉꯝꯗꯅ ꯆꯤꯟꯊꯔꯛꯂꯤ ꯃꯥꯟꯖꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯔꯨꯕꯤꯒ ꯇꯣꯃꯥꯜꯒ ꯄꯥꯈꯠꯆꯩ ꯑꯔꯨꯕꯤꯅ ꯃꯥꯟꯖ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯇꯣꯃꯥꯜꯅ ꯀꯨꯝꯍꯩꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯏꯆꯥ ꯃꯥꯟꯖꯅ ꯀꯞꯂꯤꯕꯕꯨ ꯀꯔꯤꯒꯤꯅꯣ ꯏꯆꯥꯕꯨ ꯀꯨꯝꯍꯩ ꯌꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯤꯕ꯭ꯔꯣ ꯏꯆꯥ ꯃꯥꯟꯖꯗꯤ ꯏꯄꯥꯅ ꯀꯨꯝꯍꯩ ꯌꯥꯎꯍꯜꯂꯣꯏꯗ ꯄꯦꯟꯗꯕ ꯍꯥꯏꯅꯤꯡꯕ ꯇꯝꯅꯤꯡꯕ ꯀꯌꯥꯅꯤ ꯑꯗꯨꯕꯨ ꯁꯟ ꯑꯃꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯀꯔꯝꯅꯗꯤ ꯇꯝꯂꯨꯅꯤ ꯃꯄꯤꯇꯃꯛ ꯁꯤꯟꯊꯅ ꯋꯥꯅ ꯈꯥꯡꯂꯤ ꯃꯥꯟꯖꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯑꯔꯨꯕꯤꯗꯤ ꯂꯥꯡꯇꯛꯅꯖꯩ ꯊꯃꯣꯏꯗ ꯃꯥꯟꯖ ꯅꯨꯡꯉꯥꯏꯇꯅ ꯈꯟꯖꯩ ꯑꯣ ꯕꯥꯕꯥ ꯅꯪꯗꯤ ꯅꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ ꯑꯣꯏꯔꯦꯀꯣ ꯕꯥꯕꯥꯕꯨ ꯅꯆꯥ ꯑꯩꯒꯤ ꯏꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯝꯕꯗ ꯑꯩꯅ ꯁꯪꯒꯣꯜ ꯁꯪ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯁꯟꯁꯤꯡ ꯑꯗꯨꯅ ꯀꯝꯗꯧꯕ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯌꯥꯎꯗꯨꯅ ꯃꯈꯣꯏꯅ ꯃꯤꯑꯣꯏꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯪꯂꯥꯟꯗꯣ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯔꯝꯂꯕꯀꯣ ꯑꯩꯒꯤ ꯄꯥꯕꯁꯨ ꯉꯁꯤꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯀꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯃꯥꯟꯖꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯅꯤꯡꯊꯤꯔꯕ ꯁꯟꯂꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯔꯨꯕꯤꯁꯨ ꯃꯥꯟꯖꯕꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯅꯤ ꯈꯟꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯇꯝꯖꯩ ꯃꯥꯟꯖꯁꯨ ꯑꯔꯨꯕꯤꯕꯨ ꯆꯦꯠꯅ ꯅꯤꯡꯖꯔꯤꯕꯅꯤ ꯅꯣꯡꯃ ꯑꯔꯨꯕꯤꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯈꯔ ꯂꯥꯛꯂꯝꯃꯤ ꯂꯥꯛꯂꯝꯂꯤꯕꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯑꯔꯨꯕꯤ ꯃꯥꯟꯖꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯔꯨꯕꯤ ꯅꯨꯡꯉꯥꯏꯇꯅ ꯃꯥꯟꯖ ꯅꯪꯗꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯈꯪꯗ ꯅꯪꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯀꯣ ꯑꯩ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯤꯌꯦ ꯃꯥꯟꯖ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯃꯥꯟꯖ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯨꯕꯤ ꯑꯗꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯂꯛꯂꯝꯃꯤ ꯃꯥꯟꯖ ꯑꯔꯨꯕꯤꯒꯤ ꯁꯤꯟꯊꯔꯤꯕ ꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯒꯦ ꯍꯥꯏꯕꯒꯨꯝ ꯇꯧꯖꯩ ꯑꯔꯨꯕꯤ ꯀꯞꯇꯨꯅ ꯃꯥꯟꯖ ꯑꯩꯅ ꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯆꯠꯄ ꯉꯝꯂꯣꯏꯌꯦ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯄꯥꯕꯅ ꯑꯩꯕꯨ ꯀꯌꯥ ꯋꯥꯅ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯈꯤꯕ ꯑꯩ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤꯌꯦ ꯑꯗꯨꯕꯨ ꯅꯤꯡꯀꯣꯜ ꯃꯄꯣꯛ ꯑꯣꯏꯔꯨꯕꯅ ꯉꯁꯤꯗꯤ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯦꯀꯣ ꯃꯥꯟꯖ ꯅꯪꯕꯨꯁꯨ ꯑꯩꯅ ꯄꯨꯟꯁꯤꯗ ꯀꯥꯎꯔꯣꯏꯌꯦ ꯅꯪꯗꯤ ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯁꯟꯒꯤ ꯃꯄꯣꯛ ꯅꯠꯇꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯑꯁꯤꯗ ꯄꯣꯛꯂꯝꯂꯕꯗꯤ ꯑꯩꯒꯤꯗꯃꯛ ꯅꯪꯅ ꯂꯦꯞꯄꯤꯔꯝꯒꯅꯤꯀꯣ ꯃꯥꯟꯖ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯔꯣꯜ ꯊꯣꯛꯇꯕ ꯖꯤꯕ ꯑꯃ ꯑꯣꯏꯔꯝꯕꯅ ꯑꯩꯒꯤꯗꯃꯛ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯤꯅꯣ ꯑꯗꯨꯅ ꯑꯩꯅ ꯌꯨꯝꯁꯤꯗꯒꯤ ꯂꯝ ꯂꯥꯟꯕ ꯃꯥꯒꯤꯗꯃꯛ
ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯣ ꯑꯩꯈꯣꯏ ꯄꯥꯕꯒ ꯅꯪꯒꯅ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯒꯅꯤꯀꯣ. ꯃꯥꯟꯖꯁꯨ ꯑꯔꯨꯕꯤꯒꯤ ꯑꯋꯥꯕ ꯑꯗꯨ ꯃꯥꯁꯨ ꯈꯪꯏ. ꯑꯗꯨꯕꯨ ꯃꯥꯅ ꯀꯔꯤꯕꯨꯗꯤ ꯇꯧꯕ ꯉꯝꯂꯨꯒꯅꯤ. ꯃꯥꯟꯖꯅ ꯍꯦꯟꯅ ꯑꯔꯨꯕꯤꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯃꯥꯅ ꯍꯦꯟꯅ ꯋꯥꯖꯔꯤꯕꯅꯤ. ꯁꯟ ꯑꯗꯨꯒ ꯑꯔꯨꯕꯤꯒ ꯅꯣꯡꯃ ꯑꯁꯨꯝ ꯆꯠꯃꯤꯟꯅꯔꯝꯃꯤ. ꯇꯥꯟ ꯆꯥꯗꯕ ꯍꯥꯏꯕꯗꯨꯅꯤ. ꯑꯔꯨꯕꯤꯒ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅ ꯁꯤꯡꯅꯔꯤꯕ ꯄꯤꯁꯛ ꯑꯗꯨꯒ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ. ꯄꯤꯁꯛꯅ, "ꯑꯔꯨꯕꯤ, ꯀꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ?" ꯑꯔꯨꯕꯤ ꯍꯩꯅꯗꯅ, "ꯇꯥ ꯄꯤꯁꯛ, ꯑꯩꯈꯣꯏ ꯃꯥꯟꯖꯒ ꯁꯨꯝ ꯀꯣꯏꯊꯣꯛꯂꯨꯕꯅꯤ." "ꯑꯔꯨꯕꯤ, ꯅꯪꯕꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯌꯥ ꯌꯥꯅꯤꯡꯗꯕ ꯃꯥꯜꯂꯤ. ꯏꯃꯥꯅꯗꯤ ꯑꯌꯥꯕ ꯄꯤꯔꯤ. ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯂꯒꯅꯤ ꯍꯥꯏꯅ ꯇꯝꯃꯤꯗ." ꯑꯃꯨꯅ, "ꯏꯇꯥꯎ ꯄꯤꯁꯛ, ꯅꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯨꯗꯤ ꯑꯍꯜ ꯃꯁꯦꯜ ꯑꯗꯨꯝ ꯁꯥꯟꯅꯖꯔꯅꯤ. ꯑꯗꯨ ꯏꯇꯥꯎ, ꯑꯔꯨꯕꯤꯒꯤ ꯃꯥꯟꯖꯁꯦ ꯑꯎꯟꯁꯟ ꯑꯣꯏꯅ ꯄꯨꯔꯛꯇꯣꯏ ꯅꯠꯇ꯭ꯔꯣ?" ꯄꯤꯁꯛ ꯅꯣꯛꯂꯒ, "ꯏꯇꯥꯎ ꯑꯃꯨ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯀꯩꯅꯣ? ꯑꯔꯨꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯃꯔꯨꯞ ꯍꯥꯏꯕꯨ ꯑꯁꯤꯒꯤ ꯁꯟ ꯃꯥꯟꯖ ꯑꯁꯤꯅꯤ. ꯆꯥꯎꯈ꯭ꯔꯕ ꯁꯟ ꯑꯁꯦ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯍꯅꯨꯕ ꯑꯗꯨꯅꯒꯗꯤ ꯁꯦꯟꯅꯕ ꯉꯝꯒꯗꯕ ꯅꯠꯇꯦ. ꯑꯗꯨꯅ ꯑꯎꯟꯁꯟ ꯑꯣꯏna ꯑꯗꯨꯝ ꯍꯥꯄꯛꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯩꯅꯣ." ꯑꯃꯨꯅ, "ꯏꯇꯥꯎ, ꯑꯗꯨꯗꯤ ꯏꯇꯥꯎꯅ ꯃꯇꯝ ꯁꯥꯡꯅ ꯈꯟꯖꯔꯛꯄ ꯑꯔꯨꯕꯤꯕꯨ ꯐꯪꯖꯕꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯏꯇꯩꯃ ꯑꯔꯨꯕꯤꯒꯤ ꯃꯥꯟꯖ ꯑꯁꯦ ꯆꯥꯛꯂꯦꯟ ꯑꯃ ꯑꯣꯏꯅ ꯂꯥꯡꯉꯨꯗꯅ. ꯑꯗꯨꯒꯤꯕꯨ ꯑꯃꯨ ꯂꯨꯍꯣꯡꯕꯁꯤꯗ ꯂꯣꯏꯈꯤꯁꯅꯨ. ꯃꯥꯟꯖꯗ ꯅꯠꯇꯦ, ꯑꯔꯨꯕꯤꯁꯨ ꯅꯣꯏꯒꯤ ꯁꯔꯨꯛ ꯊꯨꯝꯒꯗꯧꯔꯤꯕꯅꯤ." "ꯏꯇꯥꯎ ꯄꯤꯁꯛ, ꯂꯨꯍꯣꯡꯗꯨꯅ ꯂꯧꯒꯗꯧꯔꯤꯕ ꯏꯇꯩꯃꯅꯤ ꯍꯥꯏꯕꯁꯦ ꯀꯧꯕꯤꯔꯕ꯭ꯔꯣ ꯏꯇꯥꯎ ꯄꯤꯁꯛꯄꯣ?" ꯃꯥꯟꯖ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯗꯨꯅ ꯑꯁꯨꯝ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯥꯟꯖ ꯁꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯑꯃꯨ ꯑꯃꯗꯤ ꯄꯤꯁꯛꯄꯨ ꯐꯤꯕꯝ ꯊꯤꯅ ꯋꯥꯏꯊꯠꯂꯝꯃꯤ. ꯃꯥꯟꯖꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯁꯣꯏꯅꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯑꯔꯨꯕꯤꯅ ꯃꯥꯟꯖꯕꯨ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯑꯔꯨꯕꯤꯅ ꯄꯥꯎ ꯄꯨꯝꯕ ꯃꯄꯥ ꯇꯣꯃꯥꯜꯗ ꯇꯝꯂꯕꯗ ꯇꯣꯃꯥꯜ ꯁꯥꯎꯅ ꯄꯤꯁꯛꯀꯤ ꯃꯌꯨꯝꯗ ꯆꯩꯕ ꯆꯠꯈꯤꯔꯝꯃꯤ. ꯄꯤꯁꯛꯀꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯆꯥꯒꯤ ꯐꯠꯇꯕ ꯂꯤꯆꯠ ꯑꯗꯨ ꯈꯪꯕꯅ ꯀꯔꯤꯁꯨ ꯈꯨꯝꯕ ꯇꯧꯗ ꯏꯀꯥꯏꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ. ꯑꯔꯨꯕꯤ ꯍꯔꯥꯎꯅ, "ꯃꯥꯟꯖ, ꯅꯪꯅ ꯃꯗꯨꯒꯤ ꯄꯤꯁꯛ ꯍꯥꯏꯕ ꯄꯤꯛꯇ꯭ꯔꯨꯗꯣ ꯐꯨꯔꯤꯕꯗꯣ ꯃꯇꯤꯛ ꯍꯦꯛ ꯆꯥꯕꯅꯤ. ꯁꯣꯏꯗꯅ ꯁꯤꯈ꯭ꯔꯗꯤ ꯋꯥ ꯊꯣꯛꯄ ꯇꯥꯔꯦ ꯍꯥꯏꯗꯅ ꯈꯪꯗꯣꯛꯄꯒꯤ ꯋꯥꯅꯤ." ꯃꯥꯟꯖ ꯄꯨꯛꯅꯤꯡꯗ ꯑꯔꯨꯕꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ, "ꯑꯔꯨꯕꯤ, ꯅꯪꯒꯤꯗꯃꯛꯅꯦ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯊꯥꯔꯕꯁꯨ ꯏꯐꯝꯗ ꯆꯤꯡꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ. ꯅꯪꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯗꯨꯗꯅꯤ ꯄꯥꯝꯖꯕ." ꯇꯣꯃꯥꯜ ꯁꯥꯎꯕꯗꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨꯒꯤ ꯋꯥꯐꯝꯁꯨ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯈꯤꯗ꯭ꯔꯦ. ꯅꯣꯡꯃ ꯇꯣꯃꯥꯜꯅ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯄꯗ ꯌꯥꯝꯅ ꯐꯖꯔꯕ, ꯍꯦꯛ ꯌꯦꯡꯕꯗ ꯑꯉꯛꯄ ꯐꯥꯎꯕ ꯂꯩ ꯑꯃ ꯁꯥꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯇꯣꯃꯥꯜꯅ ꯍꯦꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ. ꯇꯣꯃꯥꯜꯅ, "ꯑꯔꯨꯕꯤ, ꯏꯄꯥꯒꯤ ꯑꯔꯨꯕꯤ, ꯅꯪꯕꯨ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ." "ꯕꯥꯕꯥ, ꯀꯩꯗꯧꯔꯒꯦ? ꯑꯗꯨ ꯄꯥꯈꯠꯅ ꯀꯧꯔꯤꯕ ꯑꯗꯨꯕꯣ? ꯃꯥꯟꯖ ꯑꯩꯈꯣꯏ ꯑꯅꯤ ꯁꯣꯝꯗ ꯂꯩꯌꯦ." "ꯍꯩ, ꯏꯄꯥꯒꯤ ꯑꯔꯨꯕꯤ, ꯉꯁꯤꯗꯤ ꯆꯤꯡꯗ ꯑꯣꯟꯊꯣꯛꯄꯒꯤ ꯂꯩ ꯃꯈꯜ ꯑꯃ ꯁꯥꯠꯂꯝꯗꯅ ꯏꯄꯥꯅ ꯍꯦꯛꯂꯒ ꯏꯆꯥꯕꯨ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯇꯣꯃꯥꯜꯅ ꯄꯨꯊꯣꯛꯇꯨꯅ ꯑꯔꯨꯕꯤꯕꯨ ꯌꯦꯡꯍꯜꯂꯝꯃꯤ. ꯂꯩ ꯑꯗꯨ ꯎꯕꯗ ꯃꯥꯟꯖ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯔꯨꯕꯤꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯂꯩ ꯑꯗꯨꯕꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯅꯝ ꯅꯝꯃꯤ. ꯂꯩ ꯑꯗꯨꯒꯤ ꯃꯅꯝ ꯅꯝꯂꯨꯕꯗꯒꯤ ꯃꯥꯟꯖ ꯑꯗꯨ ꯂꯩꯃꯥꯏꯗ ꯍꯩꯊꯈꯤꯔꯝꯃꯤ. ꯇꯣꯃꯥꯜꯅ, "ꯏꯄꯥꯒꯤ ꯑꯔꯨꯕꯤ, ꯏꯆꯥꯅ ꯄꯥꯏꯔꯤꯕ ꯂꯩꯗꯣ ꯂꯩꯁꯛꯇꯃꯛ ꯐꯖꯕ ꯍꯨ ꯆꯦꯟꯕ ꯂꯩ ꯑꯃ ꯑꯣꯏꯔ ꯃꯥꯜꯂꯤ. ꯑꯗꯨꯅ ꯑꯃꯨꯛꯇ ꯂꯪꯊꯣꯛꯈꯣ ꯏꯄꯥꯒꯤ ꯑꯔꯨꯕꯤ." ꯑꯔꯨꯕꯤ ꯂꯩ ꯑꯗꯨꯕꯨ ꯄꯥꯈꯠꯅ ꯂꯪꯊꯣꯛꯂꯝꯃꯤ. ꯑꯉꯛꯄꯅꯤ, ꯂꯩ ꯑꯗꯨꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯍꯦꯛ ꯊꯦꯡꯕꯒ ꯂꯩ ꯑꯗꯨ ꯃꯥꯡꯈꯤꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯜꯂꯛꯂꯝꯃꯤ. ꯑꯔꯨꯕꯤ ꯑꯃꯗꯤ ꯇꯣꯃꯥꯜ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯁꯥꯎꯅ, "ꯍꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯂꯩꯈꯣꯛꯇꯒꯤ ꯍꯦꯛꯂꯗꯨꯅ ꯂꯩꯃꯥꯏꯗ ꯂꯪꯊꯣꯛꯂꯤꯕ ꯑꯁꯦ?" ꯑꯔꯨꯕꯤ ꯈꯨꯗ ꯀꯨꯜꯂꯗꯨꯅ ꯈꯨꯕꯥꯛ ꯆꯥꯡꯖꯧ 10 ꯂꯣꯟꯅꯗꯨꯅ ꯄꯨꯛꯅꯤꯡ ꯑꯅꯤꯂꯣꯡꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯂꯝꯃꯤ. "ꯍꯦ ꯅꯤꯡꯊꯤꯔꯕꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯅꯆꯥ ꯑꯩꯈꯣꯏꯗꯤ ꯇꯥꯏꯕꯪ ꯑꯣꯏꯕ ꯋꯥꯈꯜ ꯊꯦꯟꯕꯅꯤ. ꯑꯗꯨꯅ ꯂꯩꯔꯥꯡ ꯑꯁꯤꯕꯨ ꯏꯃꯥꯅ ꯁꯥꯌꯣꯟ ꯇꯧꯗꯨꯅ ꯑꯣꯟꯕꯅꯤ ꯍꯥꯏꯕ ꯈꯪꯂꯨꯗꯕꯅ ꯍꯦꯛꯇꯨꯅ ꯂꯩꯃꯥꯏꯊꯛ ꯑꯁꯤꯗ ꯂꯪꯊꯣꯛꯂꯨꯔꯤ. ꯉꯥꯛꯄꯤ ꯍꯩꯕꯤ ꯏꯃꯥꯅ ꯑꯄꯪꯕ ꯅꯆꯥꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯔꯝꯃꯨ." ꯑꯔꯨꯕꯤꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯇꯞꯊꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯄꯥꯔꯤ ꯏꯃꯣꯝ ꯑꯣꯏꯕ ꯅꯈꯣꯏꯕꯨ ꯅꯃꯥ ꯑꯩꯅ ꯉꯥꯛꯄꯤꯔꯕꯅꯤ. ꯀꯨꯝꯖꯥ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯈꯛꯇ ꯁꯥꯠꯄ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕ ꯂꯩꯔꯥꯡ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯍꯦꯛꯂꯕꯅꯤꯅ
ꯏꯃꯥ ꯅꯈꯣꯏꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯥꯔꯣ꯫ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯑꯉꯥꯡ ꯄꯨꯝꯕ ꯃꯥꯡꯈꯤ꯫ ꯃꯥꯡꯈꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯃꯤꯁꯛ ꯑꯃꯅ ꯁꯟ ꯑꯣꯜꯍꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯁꯟꯒꯤ ꯃꯄꯣꯛ ꯑꯣꯏꯕꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯊꯨꯏ꯫ ꯑꯗꯨꯅ ꯃꯥꯡꯈꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯣꯟꯈꯤꯕ ꯁꯟ ꯑꯗꯨꯒꯤ ꯃꯆꯥꯅꯤ꯫ ꯃꯥꯡꯗ ꯑꯁꯤꯕ ꯑꯃꯒꯨꯝ ꯌꯥꯇꯥꯔꯤꯕ ꯁꯟ ꯑꯁꯤ꯫ ꯏꯃꯥꯅ ꯋꯥꯔꯤ ꯑꯁꯤ ꯅꯈꯣꯏꯗ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯏꯃꯣꯝ ꯑꯣꯏꯕꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯋꯥꯔꯤꯕ ꯄꯨꯝꯕ ꯏꯃꯥꯅ ꯎꯕ ꯐꯪꯂꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯏ ꯃꯔꯤ ꯑꯣꯏꯕꯅ ꯉꯁꯤꯗꯒꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯁꯛꯐꯝꯗ ꯍꯟꯖꯤꯟꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯖꯔꯣꯀꯣ ꯏꯃꯣꯝ ꯑꯣꯏꯕꯤ꯫ ꯑꯁꯨꯝꯅ ꯕꯣꯔ ꯄꯤꯔꯝꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯃꯥꯟꯖꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯨꯄꯥ ꯑꯃꯗ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯃꯥꯟꯖꯅ ꯃꯤ ꯑꯃꯗ ꯍꯦꯛ ꯑꯣꯟꯈꯤꯕꯒ ꯑꯁꯣꯝꯗ ꯃꯅꯤꯗꯨ ꯃꯥꯅ ꯑꯐ ꯐꯠꯇ ꯀꯔꯤꯁꯨ ꯈꯟꯊꯗ ꯇꯧꯔꯨꯕ ꯊꯕꯛ ꯑꯗꯨꯅ ꯁꯟ ꯑꯃꯗ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯁꯥꯒꯩꯒꯤ ꯁꯟ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯃꯤꯑꯣꯏꯕꯒꯤ ꯁꯛꯐꯝꯗ ꯂꯣꯏꯅ ꯑꯣꯟꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯈꯪꯂꯕꯗ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯕꯨ ꯁꯟꯅꯤ ꯈꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯈꯜꯂꯨꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯞꯅꯔꯝꯃꯤ꯫ ꯃꯆꯥꯕꯨ ꯍꯥꯠꯄꯒꯤ ꯂꯪꯖꯔꯨꯕ ꯃꯔꯥꯜ ꯀꯌꯥꯕꯨ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯑꯍꯜ ꯄꯨꯝꯕ ꯃꯈꯣꯏꯒꯤ ꯈꯨꯕꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯏꯅꯤꯡꯕ ꯑꯣꯏꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯟꯖꯗꯤ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕ ꯑꯗꯨꯃꯛ ꯇꯥꯛꯊꯣꯛꯇꯅ ꯇꯣꯃꯥꯜꯒꯤ ꯃꯌꯨꯝꯗ ꯑꯔꯨꯕꯤꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯔꯨꯕꯤꯅ "ꯍꯦ ꯑꯉꯥꯡ, ꯍꯤꯡꯈꯣꯜꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ?" ꯃꯥꯟꯖ ꯉꯛꯅ "ꯀꯔꯤ? ꯑꯩꯕꯨ ꯑꯉꯥꯡ ꯍꯥꯏꯕ?" ꯑꯔꯨꯕꯤꯅ "ꯍꯣꯏ, ꯅꯣꯏ ꯅꯄꯥꯗꯣ ꯅꯠꯇꯦ, ꯏꯀꯨꯕꯣꯛꯇꯣ ꯑꯩꯒ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯅꯤ꯫ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯅꯤ ꯃꯥꯡꯈꯤ ꯍꯥꯏꯅ ꯇꯧꯅꯈꯤꯕꯗꯣ꯫ ꯃꯥꯅ ꯁꯟ ꯑꯣꯟꯗꯨꯅ ꯂꯩꯕꯒꯤ ꯊꯨꯅ ꯑꯍꯜ ꯑꯣꯜꯂꯗꯨꯅ ꯑꯉꯥꯡ ꯅꯪꯁꯦ ꯄꯣꯛꯂꯦ꯫ ꯅꯪꯁꯨ ꯁꯟ ꯑꯣꯏꯔꯕꯅꯤꯅ ꯑꯩꯒ ꯑꯃꯨꯛ ꯆꯥꯎꯕ ꯃꯥꯟꯅꯔꯕꯁꯨ ꯆꯍꯤꯗꯤ ꯑꯩꯅ ꯌꯥꯝ ꯍꯜꯂꯦ꯫ ꯑꯗꯨꯅ ꯑꯉꯥꯡꯅꯤ ꯅꯪꯗꯤ꯫ ꯃꯥꯟꯖ ꯅꯣꯛꯇꯨꯅ "ꯍꯣꯏ ꯍꯣꯏ, ꯑꯩꯈꯣꯏ ꯃꯥꯕꯣꯛꯅ ꯍꯥꯏꯕꯅ ꯂꯣꯏ ꯆꯨꯝꯃꯦ ꯑꯗꯨꯅꯤ." ꯑꯔꯨꯕꯤꯅ "ꯇꯥ ꯃꯥꯟꯖꯥ, ꯀꯔꯤꯅꯣ ꯏꯃꯥꯕꯣꯛ ꯀꯥꯏꯅ? ꯑꯁ ꯍꯩꯅꯗꯦꯍꯦ, ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ, ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯣ ꯇꯥ ꯃꯥꯟꯖꯥ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯗꯣ ꯁꯟ ꯑꯣꯏꯅ ꯑꯃꯨꯛ ꯄꯣꯛꯂꯛꯇꯅꯀꯣ, ꯑꯩꯗꯤ ꯁꯟꯒ ꯄꯣꯛꯂꯕꯗꯤ ꯉꯝꯃꯣꯏꯀꯣ?" ꯅꯥꯀꯟꯗꯒꯤ ꯇꯣꯃꯥꯜꯅ ꯁꯟ ꯑꯣꯏꯅ ꯄꯣꯛꯄ ꯄꯣꯛꯇꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯁꯟ ꯑꯣꯏꯅ ꯄꯣꯛꯀꯦꯔꯥ ꯃꯤ ꯑꯣꯏꯅ ꯄꯣꯛꯀꯦꯔꯥ, ꯃꯆꯤꯟꯕꯨꯗꯤ ꯑꯩꯒꯤ ꯏꯆꯥ ꯂꯧꯗꯅ ꯀꯕꯣꯛ ꯄꯣꯛꯂꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯆꯞ ꯆꯥꯅ ꯈꯪꯂꯦ ꯑꯩ꯫ ꯑꯔꯨꯕꯤ ꯅꯥꯀꯟꯗ ꯃꯄꯥ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯣꯠꯇꯅ ꯏꯃꯨꯡ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯒ ꯄꯤꯁꯛꯀ ꯌꯨ ꯊꯛꯂꯤ꯫ ꯄꯤꯁꯛꯅ "ꯅꯨꯡꯉꯥꯏꯔꯦ, ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ, ꯅꯨꯄꯤꯁꯨ ꯐꯪꯍꯧꯗ꯭ꯔꯤ, ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ꯫ ꯅꯠꯇ꯭ꯔꯣ ꯑꯃꯨ?" ꯑꯃꯨꯅ "ꯃꯥꯅꯦ ꯏꯇꯥꯎ, ꯑꯗꯣ ꯑꯔꯨꯕꯤꯁꯦ ꯄꯪꯗꯤ ꯄꯪꯕꯖꯥꯠꯅꯤꯀꯣ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕ ꯅꯨꯄꯥꯗꯨꯒ ꯍꯦꯛꯇ ꯂꯨꯍꯣꯡꯈꯤ ꯍꯥꯏꯕ꯫ ꯑꯩꯅ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯐꯨꯕ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ." "ꯏꯇꯥꯎ, ꯑꯩꯗꯤ ꯑꯔꯨꯕꯤꯒꯤ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯁꯟꯗꯨꯗꯒꯤ ꯑꯣꯜꯂꯛꯄꯗꯣ ꯃꯥꯜꯂꯦ꯫ ꯃꯃꯤꯡꯁꯨ ꯃꯥꯟꯖ ꯀꯧꯕꯅꯤ꯫ ꯃꯥꯒꯤ ꯁꯟꯗꯨꯁꯨ ꯀꯨꯏꯔꯦ ꯎꯈꯤꯗꯕ꯫ ꯍꯧꯖꯤꯛꯇꯤ ꯁꯟꯗꯒꯤ ꯃꯤꯁꯨ ꯌꯥꯝ ꯑꯣꯟꯅꯔꯦ꯫ ꯑꯗꯨꯅ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯤꯆꯩ ꯇꯥꯒꯗꯕꯒꯤ ꯁꯔꯨꯛ ꯁꯟ ꯑꯣꯜꯂꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯁꯤꯔ ꯈꯜꯂꯤ꯫ ꯁꯟ ꯑꯣꯟꯒꯦꯔꯥ ꯃꯤꯅ ꯑꯣꯟꯒꯦꯔꯥ, ꯑꯩꯗꯤ ꯌꯨ ꯊꯛꯇꯕ ꯌꯥꯗꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨ ꯇꯞ ꯃꯈꯩ ꯊꯛꯆꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯑꯔꯨꯕꯤꯒ ꯃꯥꯟꯖꯒ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯗꯨꯅ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫